ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯅꯤꯁ ꯊꯧꯅꯥꯎꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯃꯗꯅꯤ ꯊꯝꯕꯥꯜꯅꯨ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯥꯜꯅꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜꯅꯨ ꯅꯨꯄꯥ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯃꯠꯇꯗꯤ ꯎꯕ ꯌꯥꯔꯝꯗꯦ꯫ ꯃꯃꯤꯠ ꯌꯥꯝꯅ ꯉꯥꯎꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯊꯝꯕꯥꯜꯅꯨ ꯃꯁꯥꯗꯨꯗ ꯐꯩꯖꯨꯞ ꯑꯆꯧꯕ ꯑꯃ ꯏꯟꯁꯤꯟꯗꯨꯅ ꯃꯪꯒꯣꯜꯒꯤ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯍꯀꯥꯝꯗꯨ ꯋꯥꯋꯥ ꯆꯟꯗꯨꯅ ꯐꯝꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯗꯨꯅ ꯀꯥꯔꯛꯂꯤꯕꯤ ꯀꯦꯇꯨꯀꯤꯅ ꯃꯥꯏꯄꯦꯝꯃ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯂꯩꯀꯥꯏ ꯃꯃꯥꯡ ꯑꯁꯤꯗ ꯇꯣꯛꯅꯤ ꯀꯥꯏꯈ꯭ꯔꯦꯗꯀꯣ ꯁꯩꯇꯥ꯫ ꯍꯩ ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯌꯥꯝ ꯊꯨꯅ ꯆꯪꯉꯣꯏꯃꯤ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯁꯅꯥꯕꯨꯟ ꯑꯁꯤꯗ ꯊꯣꯝꯃꯛꯇꯅ ꯅꯪ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯔꯣꯏ꯫ ꯀꯩꯅꯣ ꯏꯃꯥ, ꯃꯤꯅ ꯉꯥꯏꯍꯥꯛ ꯃꯨꯟꯗ꯭ꯔꯪ ꯁꯥꯟꯅꯕꯁꯤꯗ ꯀꯩꯒꯤꯅꯣ ꯏꯃꯥꯅꯁꯨ ꯌꯥꯝ ꯌꯦꯜꯂꯤꯁꯤꯕꯣ? ꯍꯩ ꯏꯀꯥꯏꯗꯕꯤ, ꯏꯀꯥꯏ ꯈꯪꯗꯕꯤ꯫ ꯌꯨꯝꯂꯣꯟꯅꯕꯁꯤꯡ ꯑꯁꯤꯅ ꯃꯈꯣꯡ ꯈꯨꯅꯤꯡ ꯑꯁꯦ ꯀꯥꯡꯈꯠꯇꯅ ꯌꯦꯡꯂꯒ ꯃꯆꯤꯟ ꯈꯨꯝꯕꯗ ꯅꯣꯛꯅꯔꯤꯕꯁꯦ ꯃꯁꯤ ꯅꯪꯕꯨ ꯀꯔꯤꯝꯇ ꯎꯗꯕ꯭ꯔꯣ? ꯎꯗꯕ꯭ꯔꯣ? ꯑꯩꯅ ꯁꯛ ꯐꯖꯕꯁꯤꯗ ꯃꯤꯅ ꯌꯦꯡꯅꯤꯡꯗꯅ ꯌꯦꯡꯖꯕꯁꯤꯕꯨ ꯑꯩꯅꯔꯣ ꯏꯃꯥ? ꯁꯛ ꯐꯖꯔꯨꯕꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯣ? ꯀꯦꯇꯨꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯐꯤꯅꯥꯠ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗꯨ ꯂꯪꯂꯛꯏ꯫ ꯑꯌꯣ ꯑꯁ ꯏꯃꯥ, ꯐꯖꯅ ꯍꯥꯏꯕ ꯌꯥꯕꯗꯨꯕꯨ? ꯌꯥꯝꯅ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯍꯧꯔꯣ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯉꯁꯤ ꯁꯤꯕꯝ ꯅꯥꯕꯝ ꯈꯪꯂꯔꯣꯏ ꯅꯪ ꯑꯩ ꯈꯨꯠꯇ꯫ ꯊꯝꯕꯥꯜꯅꯨ ꯑꯗꯨ ꯃꯃꯥꯒ ꯋꯥ ꯉꯥꯡꯅꯕ ꯇꯜꯂꯗꯨꯅ ꯃꯆꯤꯟ ꯑꯗꯨ ꯇꯨꯝꯊꯣꯛꯇꯨꯅ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯁꯤꯡꯖꯨ ꯄꯣꯠꯐꯝ ꯑꯗꯨꯗ ꯊꯝꯕꯥꯜꯅꯨ ꯃꯇꯥꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯁꯤꯡꯖꯨ ꯑꯗꯨꯕꯨ ꯆꯥꯔꯝꯃꯤ꯫ ꯁꯅꯥꯅ ꯏꯇꯥ, ꯁꯤꯡꯖꯨꯁꯦ ꯃꯣꯔꯣꯛ ꯈꯔ ꯁꯥꯍꯟꯁꯦ, ꯍꯣꯔꯦꯟ ꯑꯍꯤꯡ ꯅꯨꯡꯉꯥꯏꯅꯕ꯫ ꯃꯤꯠꯈꯨꯕꯤꯅ ꯍꯣꯏ ꯑꯩꯗꯤ ꯆꯥꯁꯦꯗ ꯂꯩꯔꯦ ꯈꯔ ꯌꯥꯝꯅ꯫ ꯊꯝꯕꯥꯜꯅꯨꯅ ꯃꯇꯥꯗ ꯃꯣꯟꯁꯤꯟꯗꯨꯅ ꯏꯇꯥ, ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯕꯨ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯀꯅꯥ ꯂꯩꯒꯦ? ꯂꯩꯔꯗꯤ ꯈꯤꯇ ꯍꯥꯏꯔꯧꯗꯅ꯫ ꯅꯪꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ, ꯑꯃ ꯍꯥꯏꯔꯨꯅꯤ ꯌꯥꯔꯣꯏ, ꯑꯃ ꯍꯥꯏꯔꯨꯅꯤ ꯃꯁꯛ ꯊꯤ ꯍꯥꯏꯅꯤ꯫ ꯏꯇꯥ, ꯅꯪꯒꯤ ꯅꯨꯄꯥꯁꯤ ꯑꯩ ꯈꯟꯐꯝ ꯑꯝꯇ ꯈꯪꯗꯦꯗ꯫ ꯈꯟꯐꯝ ꯈꯪꯗ꯭ꯔꯁꯨ ꯐꯖꯕꯗꯨꯗꯤ ꯈꯟꯕ ꯍꯩꯕ ꯅꯠꯇ꯭ꯔꯣ ꯏꯇꯥ ꯅꯪꯁꯨ? ꯃꯤꯈꯨꯕꯤꯅ ꯅꯨꯄꯥ ꯃꯁꯛ ꯐꯖꯕꯒꯤ ꯋꯥꯗꯤꯅꯦ ꯁꯅꯥꯗ ꯂꯣꯏꯅ ꯍꯪꯉꯨ, ꯃꯥ ꯂꯣꯏ ꯈꯪꯕꯅꯤ꯫ ꯁꯅꯥꯅ ꯐꯖꯕꯒꯤ ꯋꯥꯕꯨ ꯏꯅꯦ ꯏꯕꯦꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯥ ꯅꯨꯡꯗꯝꯕꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯌꯦꯡꯉꯨ꯫ ꯍꯣꯏꯅꯦ, ꯅꯍꯥꯟꯋꯥꯏ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯕꯗ ꯅꯨꯡꯗꯝꯕꯗꯣ ꯑꯩꯅ ꯃꯁꯛ ꯌꯥꯝ ꯐꯖꯩꯅ ꯀꯦꯀꯨ ꯁꯨꯛꯐꯣꯡ ꯐꯣꯡꯗꯕꯅꯤ, ꯑꯗꯣ ꯃꯥꯗꯤ ꯁꯨꯛꯎꯕꯨ ꯎꯈꯤꯗ꯭ꯔꯤ꯫ ꯁꯅꯥꯅ ꯑꯣ ꯂꯩꯌꯦ, ꯅꯍꯥꯟ ꯃꯈꯩꯅꯦ ꯀꯣꯅꯨꯡꯗ ꯂꯩꯔꯨꯕꯅꯤ, ꯉꯔꯥꯡ ꯂꯥꯛꯑꯕꯅꯤ꯫ ꯑꯩꯈꯣꯏꯒꯗꯤ ꯌꯨꯝꯊꯪ ꯅꯩꯅꯤꯗꯅ, ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯅꯤ꯫ ꯊꯝꯕꯥꯜꯅꯨꯅ ꯍꯣꯏꯅꯦ ꯏꯇꯥ, ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯦ꯫ ꯅꯣꯏꯒꯤ ꯍꯪꯒꯥꯝ ꯃꯄꯥꯜꯁꯨ ꯌꯥꯝ ꯄꯥꯟꯗꯥꯏꯅꯦ, ꯑꯗꯨꯅ ꯁꯤꯡꯖꯨ ꯆꯥꯕ ꯑꯣꯏꯅ ꯍꯦꯛꯇ ꯌꯦꯡꯕ ꯂꯥꯛꯑꯒꯦ꯫ ꯑꯗꯨꯅꯦ ꯍꯥꯏꯁꯦ, ꯑꯩꯁꯨꯅꯦ ꯄꯥꯝꯕꯗꯤ ꯄꯥꯝꯂꯤꯕꯅꯤ, ꯁꯥꯒꯩ ꯄꯨꯟꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨꯅꯦ ꯌꯨꯝꯊꯪꯅꯕ ꯑꯣꯏꯕꯗꯨꯗ ꯐꯖꯃꯟꯗꯦ ꯍꯥꯏꯗꯅ ꯂꯦꯝꯊꯣꯛꯂꯕꯅꯤ ꯏꯕꯦꯝꯃ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯤꯡꯖꯨ ꯆꯥꯕꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯃꯇꯥ ꯑꯅꯤꯒꯤ ꯃꯌꯨꯝꯒ ꯊꯝꯕꯥꯜꯅꯨꯒꯤ ꯌꯨꯝ ꯑꯁꯤꯒ ꯊꯝꯕꯥꯜꯅꯨ ꯍꯣꯏꯒꯤꯅ ꯈꯔ ꯃꯅꯤꯡ ꯊꯥꯡꯅ ꯂꯩꯕ ꯑꯣꯏꯕꯅ ꯊꯝꯕꯥꯜꯅꯨ ꯃꯇꯣꯝꯇ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯝꯕꯥꯜꯅꯨꯅ ꯃꯇꯣꯝꯇ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯂꯣꯟꯅ ꯉꯥꯎꯖꯕ ꯂꯩꯈꯣꯡ ꯁꯪꯕ ꯈꯣꯏꯃꯨ ꯑꯃꯈꯛ ꯊꯝꯕꯥꯜꯅꯨꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯊꯝꯕꯥꯜꯅꯨ ꯀꯔꯥꯏ ꯆꯠꯂꯨꯕꯅꯣ? ꯇꯥ ꯈꯣꯏꯃꯨ ꯀꯩꯗꯧꯔꯒꯦ ꯁ꯭ꯋꯥꯏꯗ ꯉꯔꯪ ꯉꯪꯉꯤꯁꯤꯕꯣ? ꯇꯥꯅꯤꯡꯗꯕꯅ꯫ ꯀꯩꯅꯣ ꯑꯩꯁꯦ, ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯉꯪꯈꯤꯕ꯭ꯔꯣ? ꯁꯨꯝꯅ ꯁꯨꯝ ꯀꯔꯥꯏ ꯆꯠꯂꯨꯔꯤꯅꯣ ꯍꯪꯕꯅꯤ꯫ ꯑꯣ ꯌꯥꯔꯦ, ꯍꯪꯕꯤꯔꯅꯨ, ꯅꯪꯅ ꯍꯪꯉꯛꯄꯁꯦ ꯑꯩ ꯗꯥꯎꯒꯝꯇ ꯌꯥꯗꯧ ꯃꯥꯟꯗꯦ꯫ ꯍꯦꯔꯥ, ꯑꯩꯅ ꯄꯥꯈꯪꯅꯤ, ꯅꯪ ꯂꯩꯁꯥꯕꯤꯅꯤ, ꯑꯗꯨ ꯏꯆꯝ ꯆꯝꯅ ꯍꯪꯕꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯍꯥꯌꯣ, ꯀꯅꯥꯗꯅꯣꯃꯅꯦ ꯍꯪꯕꯤꯔꯨꯔꯣ, ꯑꯩꯗꯤ ꯃꯁꯛ ꯊꯤꯕ ꯅꯨꯄꯥꯁꯦ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯕ ꯌꯥꯝ ꯇꯜꯂꯦ꯫ ꯊꯝꯕꯥꯜꯅꯨ ꯑꯁꯤꯗꯃꯛ ꯍꯥꯏꯔꯝꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯣꯏꯃꯨꯁꯨ ꯊꯝꯕꯥꯜꯅꯨꯅ ꯆꯠꯈꯤꯕꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯝꯕꯥꯜꯅꯨꯗꯨ ꯃꯇꯥ ꯁꯅꯥꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯈꯨꯕꯤꯁꯨ ꯍꯥꯟꯅꯅ ꯁꯤꯡꯖꯨꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯝꯕꯥꯜꯅꯨꯅ ꯀꯩꯅꯣ ꯏꯇꯥ ꯃꯤꯈꯨꯕꯤ, ꯑꯌꯨꯛꯀꯤ ꯆꯥꯛꯀ ꯆꯥꯗꯕꯤꯗ ꯍꯦꯛꯇ ꯂꯥꯛꯑꯕ꯭ꯔꯣ ꯅꯪꯕꯣ? ꯃꯤꯈꯨꯕꯤꯅ
ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯌꯥꯍꯧ ꯊꯦꯡꯂꯒ ꯑꯩꯉꯣꯟꯗꯒ ꯕꯗꯅꯥꯝ ꯄꯤꯔꯅꯨ ꯑꯌꯨꯛꯀꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯝꯂꯒꯅꯤ ꯑꯩꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯈꯪꯉꯤꯗꯅ ꯁꯅꯥꯅ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯁꯤꯡꯖꯨ ꯁꯦꯝꯂꯤꯕꯗꯣ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯁꯦꯝꯃꯨ ꯊꯝꯕꯥꯜꯅꯨꯗꯤ ꯃꯉꯛ ꯑꯗꯨ ꯆꯦꯞꯊꯗꯨꯅ ꯅꯥꯀꯟꯒꯤ ꯎꯔꯤꯕ ꯁꯨꯃꯥꯡ ꯑꯗꯨꯗ ꯅꯨꯄꯥꯗꯨ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ ꯃꯇꯧꯗꯨꯗ ꯁꯅꯥꯅ ꯅꯉꯛꯀꯗꯣ ꯂꯣꯏꯅ ꯃꯔꯤꯟ ꯆꯠꯄ ꯇꯥꯔꯦ ꯎꯂꯩꯈꯤꯕꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯥꯏꯅ ꯊꯣꯛꯆꯔꯛꯁꯅꯤ ꯊꯝꯕꯥꯜꯅꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯑꯁ ꯅꯣꯏꯁꯤꯗꯤꯀꯣ ꯇꯨꯃꯤꯟꯅ ꯆꯥꯎꯕ ꯏꯇꯥ ꯃꯤꯈꯨꯕꯤꯅ ꯅꯪꯕꯨꯗꯤꯅꯦ ꯈꯜꯂ ꯀꯣꯏꯖꯣꯝ ꯑꯃ ꯐꯪꯗꯣꯏꯅꯤ ꯌꯦꯡꯉꯨ ꯅꯨꯄꯥ ꯌꯥꯝ ꯈꯟꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯁ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪꯅ ꯉꯥꯡꯕ ꯑꯃ ꯑꯩꯗꯤ ꯁꯤꯡꯖꯨꯗꯣ ꯀꯩꯁꯨ ꯆꯥꯅꯤꯡꯕꯁꯨ ꯑꯣꯏꯗꯦ ꯅꯣꯏ ꯑꯗꯨꯝ ꯆꯥꯎ ꯁꯅꯥ ꯇꯞꯅ ꯑꯗꯨ ꯏꯇꯥ ꯃꯤꯈꯨꯕꯤ ꯏꯅꯦ ꯍꯣꯏꯅ ꯅꯪꯒꯤ ꯅꯨꯄꯥ ꯑꯃ ꯁꯤꯜꯂꯦ ꯍꯥꯏꯕꯗꯨꯕꯨ ꯅꯪꯕꯨ ꯎꯅꯔꯕ꯭ꯔꯣ ꯎꯅꯔꯨꯔꯦ ꯊꯝꯕꯥꯜꯅꯨꯅ ꯏꯁ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯀꯩꯝꯇꯒ ꯍꯥꯏꯗꯕꯅꯤꯅꯦ ꯏꯇꯥ ꯑꯩꯁꯨ ꯏꯅꯦꯅ ꯇꯧꯔꯒ ꯎꯅꯍꯟꯕꯅꯤ ꯃꯊꯪꯗꯗꯤ ꯏꯇꯥ ꯍꯣꯏꯒ ꯑꯃꯨꯛ ꯄꯨꯟꯅ ꯆꯠꯂꯁꯦ ꯃꯇꯥꯡ ꯑꯗꯨꯗ ꯅꯣꯡꯗꯝ ꯑꯗꯨ ꯃꯈꯨꯠꯇ ꯎꯇꯨꯞ ꯃꯆꯥ ꯈꯔ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯝꯕꯥꯜꯅꯨꯗꯨꯗꯤ ꯊꯃꯣꯏ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯇꯥ ꯁꯅꯥꯅ ꯍꯥꯏꯕꯗꯨꯃꯛ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯐꯖꯩ ꯍꯦꯛ ꯌꯦꯡꯕꯗ ꯋꯥꯡ ꯆꯥꯎꯏ ꯃꯁꯥꯗꯨꯁꯨ ꯇꯅꯥꯟ ꯈꯖꯤꯛ ꯎꯈꯤꯕꯗ ꯑꯗꯨꯝ ꯌꯦꯡꯅꯤꯡꯕ ꯑꯃ ꯄꯣꯛꯍꯟꯕ ꯉꯝꯕ ꯁꯛꯇꯝꯅꯤ ꯊꯝꯕꯥꯜꯅꯨ ꯃꯇꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯅꯥ ꯀꯩ ꯈꯨꯐꯖꯅꯣ ꯁꯤꯕꯣ ꯑꯁ ꯁꯤꯗꯤ ꯑꯩꯒꯤ ꯌꯥꯅꯕ ꯑꯃꯨꯛꯇ ꯁꯤꯟꯕꯤꯗꯕ ꯌꯥꯗꯦ ꯁꯅꯥꯅ ꯑꯁ ꯏꯇꯥ ꯌꯥꯔꯛꯇ꯭ꯔꯗꯤ ꯌꯥꯔꯛꯀꯅꯤ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯑꯗꯨꯗ ꯈꯪꯗꯦ ꯑꯩꯗꯤ ꯁꯤꯟꯕꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯍꯣꯏꯁꯦ ꯑꯩ ꯍꯥꯏꯔꯒꯕꯨꯗꯤ ꯌꯦꯡꯂꯒꯦ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈ꯭ꯔꯦ ꯁꯅꯥꯅ ꯇꯧꯗꯨꯅ ꯅꯨꯡꯗꯝꯒꯤ ꯃꯐꯝꯗ ꯊꯝꯕꯥꯜꯅꯨꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯅꯨꯡꯗꯝ ꯑꯍꯥꯟꯕꯗ ꯌꯥꯔꯛꯂꯝꯗꯦ ꯑꯗꯨꯕꯨ ꯊꯝꯕꯥꯜꯅꯨꯅ ꯇꯣꯏꯅ ꯍꯥꯏꯃꯟꯕꯗꯒꯤ ꯅꯨꯡꯗꯝꯁꯨ ꯌꯥꯔꯛꯂꯗꯨꯅ ꯃꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯝꯕꯥꯜꯅꯨꯗꯤ ꯃꯃꯤꯠ ꯌꯥꯝꯕꯒꯤ ꯍꯧꯅꯕꯤ ꯅꯨꯡꯗꯝꯒ ꯈꯪꯅꯔꯕꯁꯨ ꯑꯇꯣꯞꯄ ꯅꯨꯄꯥꯁꯤꯡꯕꯨ ꯑꯗꯨꯝ ꯑꯄꯥꯝꯕ ꯐꯥꯎꯔꯝꯃꯤ ꯀꯩꯊꯦꯜꯗꯅꯤ ꯃꯤꯈꯨꯕꯤꯅ ꯏꯇꯥ ꯇꯥ ꯅꯨꯡꯗꯝꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯁꯨꯕ ꯅꯣꯝꯕꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯊꯝꯕꯥꯜꯅꯨꯅ ꯑꯁ ꯈꯪꯗꯦꯗ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯃꯈꯣꯏ ꯑꯅꯤꯅ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯅꯥꯀꯜ ꯑꯗꯨꯗ ꯂꯨꯝ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯅꯦ ꯀꯌꯥ ꯇꯥꯔꯒꯦ ꯏꯕꯨꯡꯉꯣ ꯅꯨꯄꯥ 5 ꯈꯛꯇ ꯄꯤꯔꯝꯃꯨ ꯅꯠꯇꯦ ꯅꯪꯕꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯁꯦꯜ ꯄꯥꯏꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯂꯨꯗ꯭ꯔꯣꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯣ ꯅꯨꯄꯥꯗꯨꯅ ꯍꯣꯏꯅꯦ ꯃꯥꯅꯦ ꯑꯗꯨꯏꯅꯦ ꯀꯩꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯄꯥꯏꯕ ꯅꯠꯇꯦꯗ ꯊꯝꯕꯥꯜꯅꯨ ꯅꯨꯄꯥꯗꯨ ꯎꯕꯗ ꯃꯥꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯖꯩ ꯉꯥꯡꯊꯣꯔꯛꯄꯗ ꯅꯨꯡꯁꯤꯕ ꯈꯣꯟꯊꯣꯛ ꯑꯃꯒ ꯂꯣꯏꯅꯩ ꯃꯄꯥ ꯂꯨꯗ꯭ꯔꯣꯅ ꯁꯦꯜ ꯐꯅ ꯄꯥꯏꯔꯕꯁꯨ ꯁꯥꯌꯣꯟꯒꯤ ꯃꯐꯝꯗ ꯊꯣꯏꯅ ꯈꯜꯂꯝꯗꯦ ꯅꯥꯄꯜ ꯌꯥꯎꯕ ꯃꯤꯁꯨ ꯅꯠꯇꯦ ꯀꯨꯆꯨꯗ ꯀꯨꯃꯦꯟꯗ ꯃꯤꯅꯣꯛꯇ ꯃꯤꯠꯌꯦꯡꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯩ ꯊꯝꯕꯥꯜꯅꯨ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇ ꯁꯥꯌꯣꯟꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯏꯉꯛꯅ ꯃꯤꯈꯨꯕꯤꯅ ꯏꯇꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯀꯅꯥꯗꯅꯣ ꯅꯪꯅ ꯌꯦꯡꯂꯤꯕꯗꯨꯕꯣ ꯆꯠꯁꯤꯜꯂꯛꯑꯣ ꯊꯝꯕꯥꯜꯅꯨ ꯃꯈꯨꯠ ꯑꯗꯨ ꯃꯃꯥꯡ ꯑꯗꯨꯗ ꯊꯤꯟꯗꯨꯅ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯦꯞꯍꯧꯕ ꯅꯨꯄꯥ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯤꯈꯨꯕꯤꯗꯤ ꯅꯥꯀꯟꯗ ꯄꯣꯠ ꯂꯩꯔꯤꯉꯩ ꯅꯨꯄꯥꯗꯨ ꯎꯍꯧꯕ ꯅꯠꯇꯦ ꯊꯝꯕꯥꯜꯅꯨꯅ ꯍꯧꯖꯤꯛꯇ ꯁꯤꯗ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯂꯝꯕꯅꯤ ꯀꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯑꯁ ꯀꯥꯏꯗꯒꯤ ꯅꯨꯄꯥꯅꯣ ꯅꯪꯅꯅꯦ ꯅꯨꯄꯥꯗ ꯇꯧꯔꯒ ꯂꯩ ꯂꯥꯛꯑꯣꯁꯤ ꯆꯠꯂꯁꯦꯕ ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯦ ꯉꯥꯏꯈꯣ ꯏꯃꯥꯗꯣ ꯑꯁꯥꯏꯗ ꯉꯥ ꯌꯣꯜꯂꯝꯒꯅꯤ ꯑꯩ ꯉꯥ ꯆꯥꯅꯤꯡꯉꯦ ꯉꯥ ꯑꯝꯇ ꯂꯧꯔꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯀꯦꯇꯨꯀꯤꯅ ꯉꯥ ꯌꯣꯜꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯏ ꯀꯦꯇꯨꯀꯤ ꯃꯆꯥꯅꯨꯄꯤ ꯎꯕꯗ ꯍꯩ ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯔꯤꯕꯅꯣ ꯏꯃꯥꯁꯨ ꯄꯣꯠꯐꯝ ꯂꯣꯏꯁꯤꯜꯂꯗꯧꯅꯤ ꯏꯃꯥ ꯉꯥ ꯃꯆꯥ ꯑꯝꯇ ꯄꯤꯔꯣ ꯑꯩ ꯉꯥ ꯌꯥꯝ ꯆꯥꯅꯤꯡꯉꯤ ꯑꯍꯥꯎꯕꯅ ꯆꯥꯅꯤꯡꯂꯤꯕ ꯊꯕꯛꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯁꯦ ꯁꯤ ꯄꯨꯔꯣ ꯍꯦ ꯉꯥꯁꯤ ꯌꯥꯝꯅ ꯊꯣꯡꯂꯝꯃꯨꯀꯣ ꯑꯃꯨꯛ ꯆꯥꯕ ꯌꯥꯔꯣꯏ ꯃꯤꯈꯨꯕꯤꯅ ꯏꯅꯦ ꯈꯔꯗꯤ ꯍꯩꯖꯔꯛꯂꯕꯅꯤ ꯀꯦꯇꯨꯀꯤ ꯅꯣꯛꯇꯨꯅ ꯃꯤꯈꯨꯕꯤꯌꯥ ꯅꯪꯁꯨ ꯉꯥꯁꯤꯃ ꯄꯨꯈꯣꯁꯦ ꯍꯣꯔꯦꯟꯅꯦ ꯅꯈꯣꯏ ꯏꯃꯥꯒ ꯆꯥꯃꯤꯟꯅꯋꯣ ꯃꯤꯈꯨꯕꯤꯁꯨ ꯀꯦꯇꯨꯀꯤꯅ ꯄꯤꯔꯛꯂꯤꯕ ꯉꯥꯗꯨ ꯂꯧꯗꯨꯅ ꯑꯅꯤꯗꯨ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯊꯝꯕꯥꯜꯅꯨꯗꯤ ꯁꯥꯌꯣꯟꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯔꯟ ꯃꯊꯨꯝ ꯄꯥꯏ ꯍꯥꯏꯕꯗꯨꯗ ꯃꯥꯕꯨꯗ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗꯅꯤ ꯅꯣꯡꯗꯝꯒ ꯊꯝꯕꯥꯜꯅꯨꯒꯗꯨ ꯎꯅꯔꯝꯃꯤ ꯅꯣꯡꯗꯝꯅ ꯊꯝꯕꯥꯜꯅꯨ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯅꯪꯕꯣ ꯎꯇꯤ ꯆꯥꯔꯦ ꯇꯥ ꯅꯣꯡꯗꯝ ꯑꯁ ꯈꯪꯗ꯭ꯔꯦ ꯊꯝꯕꯥꯜꯅꯨ ꯑꯩꯅꯒ ꯁꯤꯜꯊꯣꯛꯇꯕꯅꯦ ꯏꯃꯥꯅꯒ ꯁꯣꯟꯖꯤꯜꯂꯛꯄꯅꯦ ꯇꯨꯛꯅ ꯋꯥꯈ꯭ꯔꯦ ꯊꯝꯕꯥꯜꯅꯨꯅ ꯑꯗꯨ ꯇꯥ ꯅꯣꯡꯗꯝ ꯁꯦꯜꯒ ꯊꯣꯛꯇ꯭ꯔꯗꯤ ꯆꯦꯟꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯈꯤꯅꯨꯀꯣ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ
ꯍꯌꯦꯡ ꯅꯨꯡꯁꯤꯠ ꯐꯥꯔꯒ ꯆꯥꯕ ꯌꯥꯕ ꯅꯠꯇꯦ ꯍꯣꯏꯗ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯁꯨ ꯅꯪꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯋꯥꯅ ꯂꯩꯕꯗꯣ ꯌꯦꯡꯕ ꯉꯝꯃꯣꯏ ꯑꯗꯨꯅꯕꯨ ꯑꯋꯥꯕ ꯊꯤꯗ ꯁꯤꯜ ꯇꯥꯟꯅ ꯍꯣꯠꯅꯔꯤꯕꯁꯤꯅꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯪꯂꯒꯦ ꯊꯦꯡꯉꯤ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯣꯏ ꯍꯣꯏ ꯆꯪꯉꯨ ꯆꯪꯉꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯀꯦꯇꯨꯀꯤ ꯆꯥꯛ ꯑꯗꯨ ꯊꯣꯡꯗꯨꯅ ꯏꯁꯧꯗꯨ ꯂꯥꯡꯉꯤ ꯅꯣꯡꯃꯅ ꯑꯃꯨꯛ ꯋꯥꯈꯜ ꯇꯥꯕꯣꯏ ꯃꯅꯤꯡꯉꯤ ꯅꯣꯡꯃꯅ ꯑꯃꯨꯛ ꯁꯨꯅꯤꯡꯗꯕꯒꯤ ꯂꯥꯏꯅꯥꯁꯦ ꯍꯦꯛ ꯇꯧꯔꯛꯀꯅꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯄꯦꯜꯂꯕꯅꯤꯗꯀꯣ ꯑꯩꯗ ꯄꯦꯜꯂꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯊꯝꯕꯥꯜꯅꯨ ꯃꯃꯥꯅ ꯗꯨꯝꯅ ꯏꯁꯧ ꯂꯥꯡꯕꯗꯨꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯃꯥꯕꯨ ꯇꯥꯅꯕ ꯂꯥꯎꯔꯛꯂꯝꯃꯤ ꯑꯣꯏ ꯃꯥ ꯏꯁꯧ ꯑꯗꯨ ꯌꯥꯝ ꯂꯥꯡꯉꯤꯕꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯑꯩ ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯍꯥꯏ ꯂꯩꯁꯥꯕꯤ ꯁꯨꯅꯤꯡꯗꯕꯤ ꯍꯧꯖꯤꯛꯄꯨ ꯇꯨꯝꯕ ꯃꯇꯝꯂꯣ ꯍꯥ ꯅꯋꯥ ꯀꯣꯏꯅꯤꯗꯤ ꯈꯪꯉꯤ 이문기 타버인 캉디 농무다 떠오니 캉디네 아이나 까이텔라 묵삿 이문기 타벅 아묵떠 기타수 마땡 방어 하이버니냐 아이수 농어 파도 자이상 통이다나 마땡 떠리버두니 마시부 아이보 까라마이나 깡나가도 이보노버 떠리버 시부 아이보 하이버시니다고 아이 마마 마사나 칸나리부도 따보다 흉탕나보다 레이리바 탐보고도 싹통도 레이리비 마기 누피도 온신도나 ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥꯁꯦ ꯑꯃꯨꯛ ꯈꯠꯅꯕ ꯍꯧꯔꯛꯂꯅꯤ ꯅꯣꯡꯃꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯒꯦ ꯇꯧꯕꯁꯦ ꯐꯪꯂꯔꯣꯏꯗꯧꯅꯤ ꯉꯥꯟꯕꯤꯅ ꯂꯩꯁꯥꯕꯤꯅꯦꯅ ꯃꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯃꯥꯅ ꯉꯝꯃꯤꯕ ꯍꯥꯏꯕꯨ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯐꯥꯎꯕ ꯍꯦꯛ ꯅꯨꯄꯥ ꯄꯨꯁꯤꯜꯂꯒꯅꯦ ꯎꯅꯕ ꯉꯝꯃꯦꯅꯤ ꯃꯃꯥ ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯁꯨꯝ ꯑꯣꯏꯔꯁꯨꯅꯦ ꯃꯤꯉꯣꯟꯗꯒ ꯋꯥꯔꯤ ꯁꯥꯔꯨꯅꯨꯀꯣ ꯀꯅꯥꯒꯤ ꯃꯤꯉꯣꯟꯗ ꯁꯥꯗꯕꯅꯣ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯅꯤꯝꯐꯨ ꯂꯣꯏꯅ ꯉꯥꯡꯅꯕ ꯍꯧꯔꯕꯅꯤ ꯑꯩꯈꯣꯏꯅꯕꯨ ꯄꯥꯎ ꯇꯝꯗꯕꯒꯤ ꯋꯥꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯝꯕꯥꯜꯅꯨ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯅꯨꯄꯥ ꯎꯅꯗꯨꯅ ꯂꯩꯔꯝꯃꯤ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯍꯧꯅꯕꯤ ꯅꯨꯄꯥꯗꯨꯒ ꯌꯥꯌꯥ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯀꯌꯥꯁꯨ ꯁꯥꯟꯅꯔꯤ ꯃꯇꯧ ꯑꯗꯨꯗ ꯂꯝꯕꯤꯗꯨꯗ ꯆꯠꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯃꯃꯤꯠ ꯌꯥꯝꯅ ꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯀꯦꯇꯨꯀꯤꯗꯤ ꯑꯌꯨꯛ ꯉꯟꯅ ꯀꯩꯊꯦꯜ ꯆꯠꯈ꯭ꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯈꯛ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯑꯣꯏꯕꯅ ꯊꯣꯏꯅ ꯈꯪꯂꯝꯗꯦ ꯃꯤꯠꯈꯨꯕꯤꯅ ꯏꯇꯥ ꯍꯟꯗꯛ ꯃꯔꯛ ꯏꯇꯥ ꯊꯝꯕꯥꯜꯅꯨꯒꯤ ꯃꯇꯧꯁꯦ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯗꯦ ꯅꯨꯄꯥ ꯑꯃꯒ ꯑꯃꯨꯛ ꯌꯥꯌꯥ ꯁꯅꯥ ꯃꯣꯏꯊꯥꯞ ꯑꯗꯨ ꯅꯥꯏꯅ ꯈꯪꯗꯦꯗ ꯏꯇꯥ ꯅꯍꯥꯟꯁꯨ ꯅꯨꯄꯥ ꯎꯅꯔꯣꯁꯦꯅ ꯍꯧꯕ ꯂꯥꯛꯑꯝꯕꯅꯤ ꯑꯩꯅ ꯊꯕꯛ ꯆꯤꯜꯂꯤ ꯍꯥꯏꯗꯅ ꯌꯥꯈꯤꯗꯕꯅꯤ ꯑꯩꯁꯨ ꯍꯟꯗꯛꯁꯦ ꯃꯣꯏꯗ ꯀꯌꯥ ꯆꯠꯇ꯭ꯔꯦꯗ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯗ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯅꯨꯄꯥ ꯁꯨꯝꯕꯅ ꯃꯔꯣꯜ ꯑꯃ ꯍꯩꯔꯤꯕ ꯑꯩꯁꯨ ꯆꯠꯇꯦ ꯃꯣꯏꯗꯒ ꯀꯌꯥ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗꯅꯤ ꯉꯁꯤꯁꯨ ꯅꯣꯡꯗꯝꯒ ꯊꯝꯕꯥꯜꯅꯨꯒꯗꯨ ꯎꯅꯔꯝꯃꯤ ꯅꯣꯡꯗꯝꯅ ꯊꯝꯕꯥꯜꯅꯨ ꯀꯩꯅꯣ ꯍꯟꯗꯛ ꯃꯔꯛ ꯅꯪꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯀꯣꯏꯔꯕ꯭ꯔꯣ ꯑꯁ ꯇꯥ ꯅꯣꯡꯗꯝ ꯑꯩꯕꯨ ꯀꯅꯥ ꯀꯣꯏꯗꯧꯔꯤꯒꯦ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛꯌꯥꯝ ꯊꯥꯖꯗ꯭ꯔꯒ ꯏꯕꯥꯅꯤ ꯀꯃꯥꯏꯅ ꯅꯨꯡꯁꯤꯅꯗꯣꯏꯅꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯣ ꯑꯩ ꯅꯠꯇꯕ ꯅꯨꯄꯥ ꯍꯦꯛ ꯀꯣꯏꯔꯝꯂꯕ ꯑꯩꯗꯤ ꯌꯥꯔꯣꯏꯗꯕꯅꯤꯀꯣ ꯍꯣꯏꯕ ꯀꯣꯏꯔꯣꯏ ꯍꯥꯏꯕ ꯃꯈꯣꯏꯅꯤꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯈꯣꯏꯃꯨꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯋꯥ ꯉꯥꯡꯂꯛꯂꯝꯃꯤ ꯉꯁꯤꯅ ꯑꯃ ꯍꯌꯦꯡꯅ ꯑꯃ ꯂꯝꯖꯥꯎꯗꯅ ꯑꯃ ꯊꯣꯡꯒꯥꯟꯗꯅ ꯑꯃ ꯍꯩꯈ꯭ꯔꯦꯗꯀꯣ ꯅꯨꯄꯤ ꯅꯣꯏꯅ ꯍꯩꯕꯁꯦ ꯊꯝꯕꯥꯜꯅꯨ ꯈꯣꯏꯃꯨꯒꯤ ꯋꯥꯗꯨꯗ ꯃꯔꯝ ꯆꯥꯗ ꯌꯥꯝ ꯁꯥꯎꯅ ꯍꯦ ꯈꯣꯏꯃꯨ ꯍꯥꯏꯕ ꯃꯨꯊꯤ ꯅꯪꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯈꯣꯏꯃꯨ ꯅꯣꯛꯇꯨꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ ꯅꯠꯇꯦ ꯅꯪꯗꯤ ꯌꯥꯝ ꯁꯥꯎꯔꯤꯕꯗꯨꯕꯨ ꯅꯪꯉꯣꯟꯗ ꯄꯥꯟꯕ꯭ꯔꯣ ꯏꯕꯦꯝꯃ ꯅꯣꯡꯗꯝꯅ ꯀꯅꯥꯅꯣ ꯅꯨꯄꯥꯁꯤꯕꯣ ꯑꯁ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯩ ꯅꯨꯡꯁꯤ ꯑꯩ ꯄꯥꯝꯃꯤꯗ ꯍꯥꯏ ꯂꯩꯕ ꯅꯨꯄꯥꯅꯤ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯁꯤ ꯎꯕꯗ ꯀꯜꯂꯛꯇꯅ ꯉꯥꯡꯂꯤꯕꯅꯤ ꯐꯔꯦꯁꯤ ꯆꯤꯒꯣꯝꯕꯤꯁꯤꯒ ꯄꯨꯟꯁꯤꯅꯕ ꯍꯧꯅꯗꯦ ꯅꯪꯁꯨ ꯆꯪꯈ꯭ꯔꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯈꯣꯏꯃꯨꯅ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯎꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦꯗꯀꯣ ꯅꯣꯡꯗꯝ ꯁꯥꯎꯅ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯅꯪꯅ ꯄꯪꯉꯥꯏ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯊꯥꯖꯒꯗꯕ ꯅꯠꯇꯦ ꯅꯨꯄꯥ ꯑꯣꯏꯔꯕꯗꯤ ꯈꯔꯁꯨ ꯂꯦꯝꯃ ꯇꯝꯃꯨ ꯏꯕꯨꯡꯉꯣ ꯅꯌꯥꯝꯕ ꯋꯥ ꯍꯥꯏꯒꯦ ꯑꯇꯥꯡꯕ ꯐꯤꯖꯣꯜ ꯑꯃ ꯑꯩꯒꯤ ꯑꯣꯏꯅ ꯂꯩꯕ ꯃꯇꯝꯗ ꯑꯁꯣꯏ ꯑꯔꯥꯛ ꯅꯤꯡꯊꯤꯅ ꯌꯦꯡꯂꯒ ꯂꯩꯕꯀꯣ ꯑꯅꯤ ꯁꯨꯅ ꯍꯥꯞꯄ ꯌꯥꯗꯕ ꯊꯃꯣꯏꯗꯨꯒꯤ ꯃꯄꯨ ꯑꯣꯏꯅ ꯍꯥꯞꯀꯗꯧꯔꯤꯕ ꯃꯍꯥꯛ ꯑꯗꯨꯒꯤꯁꯨ ꯂꯝꯆꯠ ꯁꯥꯖꯠ ꯋꯥꯉꯥꯡ ꯁꯉꯥꯡ ꯅꯤꯡꯊꯤꯅ ꯀꯨꯞꯅ ꯃꯨꯟꯅ ꯊꯤꯒꯗꯕꯅꯤ ꯃꯗꯨꯀꯥꯟꯗꯨꯗ ꯄꯣꯠ ꯑꯗꯨꯒꯤ ꯃꯒꯨꯜꯗꯣ ꯂꯦꯞꯄ ꯉꯝꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨꯗꯨ ꯆꯠꯈꯤꯔꯝꯃꯤ ꯅꯣꯡꯗꯝꯁꯨ ꯋꯥꯈꯜꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯖꯥꯟꯅꯕ ꯑꯃꯗꯤ ꯃꯁꯥꯗ ꯄꯣꯛꯂꯝꯃꯤ ꯄꯣꯠꯐꯝ ꯑꯗꯨꯗꯅꯤ ꯀꯦꯊꯕꯤ ꯄꯣꯠ ꯂꯩꯔꯤꯕ ꯏꯕꯦꯌꯥꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯕꯦꯌꯥꯏ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯕꯨ ꯈꯔ ꯉꯥꯡꯕ ꯀꯩꯗꯧꯒꯦ ꯏꯕꯦꯌꯥꯏ ꯏꯉꯉꯛꯅ ꯏꯆꯥꯅꯨꯄꯥꯅ ꯀꯔꯤ ꯇꯧꯔꯨꯕꯒꯦ ꯑꯩꯗꯤ ꯀꯔꯤꯝꯇ ꯈꯪꯗꯦ ꯏꯁ
ꯑꯣꯅꯦ ꯀꯦꯇꯨꯀꯤꯒꯤ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯅꯨꯗꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯅ ꯀꯣꯏꯔꯦ ꯍꯥꯏꯅꯦ ꯅꯨꯄꯤꯗꯣ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯅꯨꯄꯥ ꯅꯍꯥꯒ ꯌꯥ ꯒꯥꯒ ꯂꯝꯕꯤ ꯂꯝꯖꯥꯎ ꯑꯁꯤꯗ ꯑꯗꯨꯅꯅꯦ ꯅꯆꯥꯅꯨꯄꯥꯗꯣ ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯍꯜꯂꯨꯀꯣ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯇꯨꯡꯗ ꯌꯥꯝ ꯋꯥꯅꯤꯀꯣ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯁꯤ ꯑꯩꯗꯤꯅꯦ ꯃꯗꯨꯒꯤ ꯋꯥꯒ ꯑꯃꯠꯇ ꯈꯪꯗꯦ ꯏꯆꯥ ꯄꯥꯈꯪ ꯄꯥꯔꯦ ꯍꯥꯏꯕ ꯐꯥꯎꯕ ꯄꯨꯡ ꯀꯥꯎꯏ ꯑꯩꯅꯁꯨꯅꯦ ꯅꯨꯄꯤꯗꯣ ꯄꯥꯝꯖꯗꯦ ꯑꯃꯨꯛꯇ ꯉꯥꯍꯧꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯕꯦꯌꯥꯏꯗꯨ ꯃꯌꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯂꯥꯛꯏ ꯑꯗꯨꯒ ꯁꯨꯃꯥꯡ ꯃꯁꯤꯗꯨꯗ ꯁꯤꯡꯈꯥꯏꯗꯨ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯉꯁꯤꯗꯤ ꯏꯃꯥꯅꯦ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯁꯦꯡꯅ ꯈꯨꯝꯃꯨ ꯀꯩ ꯋꯥꯅꯣ ꯏꯃꯥ ꯍꯦꯛꯇ ꯍꯪꯉꯨ ꯅꯪ ꯊꯝꯕꯥꯜꯅꯨꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯕ꯭ꯔꯣ ꯏꯃꯥꯗꯗꯤꯅꯦ ꯋꯥ ꯂꯣꯠꯀꯅꯨ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏ ꯅꯣꯡꯗꯝꯕ ꯃꯈꯣꯜ ꯑꯗꯨ ꯇꯞꯅ ꯍꯣꯏ ꯃꯆꯨꯝꯃꯤ ꯏꯕꯦꯌꯥꯏ ꯁꯥꯎꯅ ꯌꯥꯔꯣꯏ ꯏꯃꯥꯅ ꯌꯥꯗꯦ ꯅꯨꯄꯤꯗꯣ ꯑꯩ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯏꯃꯥ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ ꯅꯆꯥꯗꯤ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯦ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯌꯨꯝꯒꯤ ꯃꯧ ꯍꯥꯏꯕꯁꯤꯗꯤ ꯇꯔꯨ ꯂꯥꯏꯖ ꯏꯁꯤꯡꯒꯨꯝꯅ ꯁꯦꯡꯒꯗꯕꯅꯤ ꯑꯃꯣꯠꯄ ꯏꯁꯤꯡꯅ ꯐꯅ ꯌꯥꯟꯁꯤꯟꯗꯨꯅꯅꯦ ꯃꯣꯠꯍꯜꯂꯕꯁꯨ ꯊꯃꯣꯏꯗꯨꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯣꯠꯍꯟꯕ ꯉꯝꯂꯣꯏ ꯉꯥꯏꯍꯥꯛꯀꯤ ꯐꯖꯕꯗꯨꯅ ꯑꯁꯦꯡꯕ ꯊꯃꯣꯏꯒꯤ ꯃꯒꯨꯟ ꯂꯦꯞꯀꯗꯕ ꯅꯠꯇꯦ ꯅꯨꯄꯤꯅꯤ ꯍꯥꯏꯗꯅ ꯐꯅ ꯐꯖꯔꯕꯁꯨ ꯀꯣꯟꯊꯣꯡ ꯋꯥꯡꯃ ꯂꯥꯟ ꯂꯝꯖꯥꯎ ꯆꯠꯇꯨꯅ ꯆꯥꯛꯇꯥꯕ ꯅꯨꯄꯤꯗꯤ ꯏꯃꯥ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯂꯣꯏꯀꯣ ꯃꯃꯥꯒꯤ ꯋꯥ ꯑꯗꯨꯅ ꯅꯣꯡꯗꯝ ꯈꯪꯂꯦ ꯃꯥꯅ ꯈꯪꯗꯕ ꯊꯝꯕꯥꯜꯅꯨꯒꯤ ꯃꯔꯝꯗ ꯃꯃꯥꯅ ꯍꯥꯟꯅ ꯈꯪꯂꯦ ꯍꯥꯏꯕ ꯈꯖꯤꯛ ꯉꯛꯆꯥꯟꯅꯕ ꯃꯑꯣꯡꯗ ꯏꯃꯥꯅ ꯀꯔꯝꯅ ꯃꯥꯕꯨ ꯑꯩꯁꯦ ꯅꯪꯕꯨ ꯄꯣꯛꯂꯤꯕꯅ ꯃꯥꯅꯤ ꯏꯆꯥꯅ ꯍꯌꯦꯡ ꯋꯥꯕꯗꯣ ꯏꯃꯥ ꯌꯦꯡꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪ ꯊꯝꯕꯥꯜꯅꯨꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛ ꯁꯦꯜ ꯄꯥꯏꯕ ꯄꯥꯏꯗꯕ ꯏꯃꯥꯗ ꯈꯦꯟꯅꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯈꯣꯏꯃꯨ ꯈꯨꯗꯤꯡ ꯂꯩꯅ ꯃꯦꯟꯕ ꯂꯩꯔꯥꯡꯗꯤ ꯏꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯄꯒꯤ ꯑꯌꯥꯕ ꯄꯤꯗꯦ ꯃꯁꯤ ꯅꯪ ꯀꯥꯎꯒꯅꯨ ꯏꯕꯦꯌꯥꯏ ꯃꯆꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ ꯅꯣꯡꯗꯝꯁꯨ ꯊꯝꯕꯥꯜꯅꯨꯕꯨ ꯐꯅ ꯅꯨꯡꯁꯤꯔꯕꯁꯨ ꯃꯃꯥꯕꯨꯅ ꯍꯦꯟꯅ ꯂꯨꯝꯅ ꯆꯠꯄ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯅ ꯃꯥꯁꯨ ꯊꯝꯕꯥꯜꯅꯨꯗꯒꯤ ꯂꯥꯞꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯊꯝꯕꯥꯜꯅꯨꯒꯤ ꯐꯠꯇꯕ ꯄꯥꯎ ꯈꯔꯁꯨ ꯃꯃꯥꯡꯗ ꯇꯥꯈꯤꯕ ꯂꯩꯔꯕꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯣꯡꯗꯝ ꯊꯝꯕꯥꯜꯅꯨꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯦ ꯊꯝꯕꯥꯜꯅꯨꯗꯤ ꯅꯣꯡꯗꯝꯅ ꯂꯥꯞꯊꯣꯛꯈꯤꯕꯁꯤꯗ ꯍꯦꯟꯅ ꯋꯥꯏ ꯁꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯉꯁꯤꯁꯨ ꯊꯝꯕꯥꯜꯅꯨ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯎꯅꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥꯗꯨꯅ ꯅꯪꯅ ꯁꯦꯜ ꯄꯤꯌꯨꯗ ꯍꯥꯏ ꯅꯣꯡꯃꯇ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯤ ꯑꯝꯇꯗꯤ ꯌꯥꯗꯦ ꯀꯩꯅꯣ ꯁꯅꯥ ꯑꯃꯇꯪ ꯁꯥꯕꯤꯌꯨ ꯍꯥꯏꯕꯁꯤꯗ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯁꯦꯜ ꯀꯌꯥꯝ ꯄꯤꯔꯒꯦ ꯍꯦꯔꯥ ꯅꯪꯒꯤ ꯋꯥꯗꯨꯗꯤ ꯇꯥꯕ ꯌꯥꯔꯛꯇ꯭ꯔꯦ ꯅꯪꯒꯤ ꯁꯦꯜ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯏꯃꯥ ꯏꯄꯥꯒꯤ ꯃꯔꯜ ꯃꯊꯨꯝꯒ ꯂꯣꯏꯔꯕꯅꯤ ꯂꯣꯏꯔꯒꯅ ꯇꯣꯛꯅꯔꯁꯤ ꯏꯕꯥꯏꯅꯤ ꯑꯩꯁꯨꯅꯦ ꯅꯪꯒ ꯇꯣꯛꯅꯅꯤꯡꯕ ꯀꯨꯏꯔꯕꯅꯤ ꯅꯔꯅ ꯊꯨꯝ ꯈꯔ ꯄꯥꯏꯕꯗꯨꯗ ꯁꯨꯝ ꯌꯥꯜꯂꯒ ꯂꯩꯕꯩ ꯋꯥꯅꯤ ꯅꯪꯅ ꯇꯣꯛꯅꯔꯁꯤ ꯍꯥꯏꯔꯒ ꯑꯩꯅꯗꯤ ꯌꯥꯒꯗ꯭ꯔꯣ ꯅꯪ ꯂꯧꯈꯤꯕ ꯑꯩꯒꯤ ꯏꯔꯤꯜ ꯊꯨꯝ ꯃꯌꯥꯝꯗꯣ ꯑꯗꯨ ꯂꯣꯏꯁꯤꯡꯉꯛꯀꯗꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩꯅꯦ ꯍꯟꯅꯐꯥꯎ ꯌꯦꯡꯕꯤꯔꯣꯏ ꯅꯪ ꯊꯝꯕꯥꯜꯅꯨ ꯁꯥꯎꯅ ꯑꯁ ꯌꯥꯔꯦ ꯆꯠꯂꯣꯆꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯅꯁꯛꯇꯣ ꯅꯨꯄꯥꯗꯨꯁꯨ ꯊꯝꯕꯥꯜꯅꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯈꯖꯤꯛ ꯂꯥꯞꯅ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯊꯝꯕꯥꯜꯅꯨ ꯌꯥꯝ ꯉꯛꯅ ꯑꯥꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯤꯕꯨ ꯅꯣꯡꯃ ꯀꯩꯊꯦꯜ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯥ ꯇꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗ ꯑꯁꯤꯕꯨ ꯍꯩꯃꯥ ꯃꯥꯅꯤꯅꯦ ꯀꯩꯊꯦꯜꯗ ꯊꯦꯡꯅꯈꯤꯕꯗꯨꯅꯤ ꯉꯁꯤꯗꯤ ꯇꯥꯟꯖꯥꯁꯦ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯌꯥꯗ꯭ꯔꯦ ꯍꯦꯛꯇ ꯋꯥꯔꯤ ꯁꯥꯎꯔꯒꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯊꯝꯕꯥꯜꯅꯨ ꯅꯨꯄꯥꯗꯨꯕꯨ ꯀꯧꯔꯛꯂꯝꯃꯤ ꯏꯕꯨꯡ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯈꯨꯋꯣ ꯁꯥꯌꯣꯟ ꯉꯛꯅ ꯑꯩꯕꯨꯔꯣ ꯀꯔꯤ ꯍꯪꯕꯤꯒꯗꯕ ꯏꯕꯨꯡꯁꯦ ꯅꯣꯡꯃ ꯀꯩꯊꯦꯜꯗ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯣ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯤꯕꯒꯦ ꯁꯨꯝ ꯅꯆꯜꯅ ꯈꯪꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯁꯥꯌꯣꯟ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗ ꯑꯩꯒꯤꯕꯨꯗꯤ ꯁꯥꯌꯣꯟ ꯀꯧꯏ ꯏꯆꯟꯒꯤꯗꯤ ꯊꯝꯕꯥꯜꯅꯨ ꯍꯔꯥꯎꯅ ꯑꯩꯒꯤꯅ ꯊꯝꯕꯥꯜꯅꯨ ꯑꯗꯣ ꯀꯩ ꯊꯕꯛ ꯂꯩꯒꯦ ꯏꯕꯨꯡꯅ ꯑꯩꯈꯣꯏ ꯈꯨꯜꯗ ꯂꯥꯛꯄꯕꯣ ꯃꯤ ꯑꯃ ꯎꯅꯕ ꯂꯥꯛꯄꯅꯦ ꯍꯧꯖꯤꯛꯄꯨꯗꯤ ꯎꯅꯔꯦꯗ ꯑꯣ ꯑꯗꯣ ꯅꯍꯥꯟꯈꯩꯁꯨ ꯑꯗꯨꯝ ꯂꯥꯛꯄ꯭ꯔꯣ ꯏꯕꯨꯡꯁꯦ ꯃꯔꯛ ꯃꯔꯛꯇ ꯑꯃꯨꯛ ꯂꯥꯛꯑꯦ ꯐꯔꯦ ꯑꯗꯨ ꯏꯆꯟ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯌꯣꯟꯗꯨ ꯆꯠꯈꯤꯔꯝꯃꯤ ꯊꯝꯕꯥꯜꯅꯨꯗꯤ ꯁꯥꯌꯣꯟꯒꯤ ꯋꯥꯈꯜꯗ ꯑꯃꯨꯛ ꯂꯨꯞꯁꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯥꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯏꯇꯥ ꯀꯅꯥꯅꯣ ꯌꯦꯡꯉꯤꯗꯨꯕꯣ ꯊꯝꯕꯥꯜꯅꯨ ꯏꯈꯪ ꯈꯪꯅ ꯏꯇꯥꯕꯤꯈꯨꯕꯤ ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯀꯩꯊꯦꯜ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥꯗꯣ ꯍꯧꯖꯤꯛ ꯂꯥꯛꯑꯝꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯍꯟꯈ꯭ꯔꯦꯗ
ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯑꯦ ꯍꯥꯏ ꯅꯠꯇꯦ ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ ꯃꯤꯈꯨꯕꯤ ꯏꯀꯥꯏꯅ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯁꯤꯜꯂꯦ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯎꯅꯔꯨꯕꯅꯤ ꯏꯁ ꯌꯥꯗꯦꯀꯣ ꯑꯗꯨ ꯃꯁꯛ ꯃꯇꯧꯕꯨ ꯀꯝꯗꯧꯒꯦ ꯅꯠꯇꯦ ꯃꯔꯟ ꯃꯊꯨꯝꯒ ꯄꯥꯏꯕ꯭ꯔꯕ ꯃꯁꯛꯀ ꯊꯤꯔꯕ ꯃꯔꯟ ꯃꯊꯨꯝꯒ ꯄꯥꯏꯗ꯭ꯔꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯤꯟꯕ ꯑꯣꯏꯔꯁꯨ ꯀꯣꯏꯔꯨꯗꯨꯗꯩꯗ ꯇꯟꯗ꯭ꯔꯣ ꯍꯌꯦꯡ ꯆꯔꯥ ꯍꯦꯟꯅꯕ ꯊꯝꯕꯥꯜꯅꯨꯒꯤ ꯃꯇꯧꯗꯨꯗ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥ ꯃꯁꯛ ꯃꯇꯧꯒꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯕꯖꯥꯠꯅꯤ ꯃꯔꯟ ꯃꯊꯨꯝ ꯍꯥꯏꯔ ꯋꯥꯠꯇꯦ ꯈꯪꯗꯦꯗ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯦ ꯑꯗꯣ ꯑꯩꯗꯤ ꯊꯣꯏꯅ ꯃꯥꯒꯤ ꯃꯔꯟ ꯃꯊꯨꯝꯗ ꯌꯦꯡꯂꯒ ꯌꯥꯈꯤꯕ ꯅꯠꯇꯦꯗ ꯃꯥꯁꯦ ꯊꯃꯣꯏ ꯌꯥꯝ ꯁꯦꯡꯉꯤ ꯁꯦꯜ ꯐꯅ ꯄꯥꯏꯔꯁꯨ ꯃꯉꯣꯟꯗ ꯅꯥꯄꯜ ꯍꯥꯏꯕꯗꯨ ꯌꯥꯎꯗꯦ ꯁꯤꯅꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯍꯜꯂꯤ ꯑꯗꯨ ꯏꯇꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯤꯈꯨꯕꯤ ꯃꯇꯥꯗ ꯅꯣꯛꯐꯦꯠ ꯇꯧꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯊꯝꯕꯥꯜꯅꯨꯗꯤ ꯁꯥꯎꯅꯤꯡꯅ ꯃꯥꯒꯤ ꯅꯨꯄꯥꯁꯤ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯀꯩꯊꯦꯜꯗꯅꯤ ꯖꯥꯟꯗꯣꯅ ꯀꯤꯇꯨꯀꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯁꯤꯅ ꯅꯤꯡꯐꯣꯡ ꯉꯥꯡꯅꯔꯤꯕꯁꯦ ꯅꯪꯕꯨ ꯇꯥꯗꯕ꯭ꯔꯣ ꯏꯆꯦ ꯐꯅꯁꯨ ꯍꯥꯏꯕꯅꯤ ꯐꯅꯁꯨ ꯉꯥꯡꯕꯅꯤ ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯑꯩ ꯑꯣꯏꯅ ꯈꯗꯥꯡ ꯆꯣꯛꯊꯔꯒ ꯇꯣꯛꯏ ꯍꯥꯏꯗꯨꯅꯤ ꯍꯩ ꯃꯗꯨꯅ ꯌꯥꯕ ꯅꯠꯇꯦꯅꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯁꯤꯅ ꯁꯥꯎꯔꯛꯂꯕꯗꯤꯅꯦ ꯅꯃꯥ ꯅꯆꯥ ꯑꯋꯥꯐꯝꯗ ꯇꯥꯔꯛꯀꯅꯤꯀꯣ ꯅꯤꯡꯊꯤꯅ ꯊꯦꯝꯃꯒ ꯍꯥꯏꯍꯧꯅꯦ ꯅꯪꯕꯣ ꯍꯣꯏ ꯏꯆꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯀꯦꯇꯨꯀꯤ ꯃꯆꯥꯅꯨꯄꯤꯕꯨ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯉꯥꯡꯂꯝꯃꯤ ꯑꯩꯁꯦ ꯂꯩꯀꯥꯏ ꯋꯥꯡꯃ ꯂꯥꯟꯕ ꯉꯝꯗ꯭ꯔꯕꯅꯤ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯃꯆꯥ ꯋꯥꯔꯛꯄ ꯉꯝꯗꯕꯁꯨ ꯇꯥꯍꯟꯕ ꯅꯠꯇꯦ ꯅꯪꯕꯨ ꯈꯤꯇꯁꯨ ꯋꯥꯈꯜ ꯇꯥꯎ ꯀꯩꯗꯧꯏ ꯏꯃꯥ ꯅꯣꯡꯉꯥꯜꯂꯛꯄꯁꯤꯗꯅꯦ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯃꯤꯅ ꯅꯨꯄꯥ ꯀꯣꯏꯔꯒ ꯀꯩꯒꯤꯅꯣ ꯃꯣꯏꯅꯁꯨ ꯌꯥꯝꯅ ꯑꯋꯥꯠ ꯑꯄꯥ ꯁꯥꯔꯤꯕꯁꯤꯕꯣ ꯍꯌꯦꯡ ꯑꯩꯅ ꯅꯨꯄꯥ ꯐꯪꯗ꯭ꯔꯀꯥꯟꯗ ꯃꯣꯏꯅ ꯄꯤꯕꯤꯅꯤꯅ ꯍꯥꯏꯕ꯭ꯔꯣ ꯀꯕꯣꯛ ꯄꯣꯛꯂꯤꯕ ꯅꯆꯤꯟ ꯑꯗꯣ ꯊꯥꯖꯤꯜꯂꯧꯔꯥ ꯍꯥ ꯊꯥꯖꯤꯜꯂꯧꯔꯣ ꯃꯆꯣꯡꯄꯥꯠ ꯅꯥꯏꯗꯕ ꯁꯥꯗꯅ ꯅꯃꯥ ꯑꯩꯁꯨ ꯂꯩꯁꯥꯔꯛꯂꯤꯕꯅꯤꯅꯦ ꯑꯗꯨꯕꯨ ꯅꯪꯗꯧꯅꯗꯤ ꯑꯩ ꯅꯣꯡꯇ ꯇꯧꯖꯔꯛꯇꯦ ꯂꯩꯀꯥꯏꯗꯨꯗ ꯐꯖꯕꯗ ꯏꯪ ꯇꯞꯄꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯏꯁ ꯍꯣꯏ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯆꯥꯛꯇꯨ ꯑꯗꯨꯝ ꯊꯣꯡꯉꯨꯔꯣ ꯆꯥꯛꯅ ꯃꯔꯣꯜ ꯑꯃ ꯂꯥꯝꯕꯅꯤ ꯃꯁꯤ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯊꯝꯕꯥꯜꯅꯨ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯁꯥꯌꯣꯟꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯐꯅ ꯀꯨꯏꯅ ꯉꯥꯏꯔ ꯃꯇꯨꯡ ꯎꯆꯤꯅꯥꯆꯤꯅ ꯁꯥꯌꯣꯟ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯋꯥꯈꯜꯗ ꯈꯟꯖꯩ ꯉꯁꯤꯗꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯈꯨꯗꯤꯡ ꯃꯐꯝꯗ ꯂꯣꯏꯅ ꯍꯥꯏꯍꯧꯔꯒꯦ ꯑꯁꯤ ꯈꯟ ꯁꯥꯌꯣꯟꯕꯨ ꯀꯧꯔꯛꯏ ꯏꯕꯣꯡ ꯍꯩꯃ ꯏꯆꯟ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ ꯏꯕꯨꯡꯅ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ ꯏꯕꯨꯡ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯤ ꯀꯩ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯊꯝꯕꯥꯜꯅꯨ ꯁꯣꯔꯗꯣ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯩ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯕꯣꯡ ꯑꯩ ꯏꯕꯨꯡꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯁꯥꯌꯣꯟ ꯊꯝꯕꯥꯜꯅꯨꯗ ꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯆꯟ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯑꯩꯅ ꯏꯀꯥꯏꯕ ꯄꯤꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯁꯦ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯋꯥ ꯂꯦꯞꯅꯕ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯑꯩ ꯃꯥꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ ꯃꯥꯁꯨ ꯅꯣꯏ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ ꯊꯝꯕꯥꯜꯅꯨ ꯏꯀꯥꯏꯅ ꯏꯕꯣꯡ ꯅꯆꯜ ꯍꯥꯟꯅ ꯈꯪꯖꯍꯧꯗ꯭ꯔꯦ ꯅꯆꯜꯕꯨ ꯉꯥꯛꯄꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩ ꯅꯪ ꯍꯥꯟꯅꯁꯨ ꯃꯁꯛ ꯈꯪꯉꯤ ꯊꯝꯕꯥꯜꯅꯨ ꯉꯛꯅ ꯀꯃꯥꯏꯅ ꯅꯣꯡꯗꯝꯗꯣ ꯑꯩꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯃꯥꯅ ꯅꯪꯒꯤ ꯋꯥꯔꯤ ꯑꯃ ꯁꯥꯔꯝꯕꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯃꯥꯁꯨ ꯀꯣꯅꯨꯡꯗ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ ꯅꯕꯨꯡ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤꯅꯦ ꯏꯪ ꯇꯞꯀꯗꯕꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯪꯉꯣꯟꯗ ꯊꯥꯖꯕ ꯊꯝꯍꯟꯒꯗꯕꯅꯤ ꯅꯨꯡꯁꯤꯍꯟꯒꯗꯕꯅꯤ ꯀꯩꯗꯧꯅꯨꯡꯗ ꯃꯃꯜ ꯂꯩꯇ ꯄꯣꯠꯁꯛ ꯑꯃꯒꯨꯝꯅ ꯎꯍꯜꯂꯣꯏꯗꯕꯅꯤ ꯅꯪꯁꯨ ꯈꯜꯂꯨꯅꯤ ꯄꯥꯊꯤ ꯀꯣꯝꯊꯤꯗ ꯍꯧꯕ ꯀꯕꯣꯀꯪ ꯃꯔꯥꯕꯨ ꯀꯅꯥꯅ ꯐꯖꯩ ꯍꯥꯏꯅ ꯍꯦꯛꯅꯕꯒꯦ ꯀꯅꯥꯅꯁꯨ ꯄꯥꯝꯅꯗꯕꯅꯤ ꯑꯗꯨꯕꯨ ꯋꯥꯔꯛꯇ ꯁꯥꯠꯄꯤ ꯁꯤꯡꯒꯦꯜ ꯀꯨꯟꯗꯣꯔꯩ ꯃꯍꯥꯛꯇꯤ ꯅꯥꯆꯣꯡ ꯑꯣꯏꯅ ꯆꯦꯟꯅꯗ꯭ꯔꯕꯁꯨ ꯊꯃꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡꯒꯤ ꯂꯪꯂꯥ ꯑꯣꯏꯕꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯤꯡꯊꯤꯖꯩ ꯍꯥꯏꯅ ꯁꯣꯟꯅꯕꯅꯤ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯗꯤ ꯐꯔꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯥꯌꯣꯟ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯊꯝꯕꯥꯜꯅꯨ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯁꯥꯌꯣꯟꯒꯤ ꯃꯃꯥꯡꯗ ꯃꯥ ꯏꯀꯥꯏꯕ ꯐꯥꯎꯔꯛꯂꯝꯃꯤ ꯃꯄꯤꯗꯨꯁꯨ ꯇꯞꯅ ꯁꯤꯟꯊꯔꯛꯏ ꯁꯅꯥꯅ ꯏꯇꯥ ꯀꯩꯗꯧꯔꯒꯦ ꯂꯝꯕꯤꯁꯤꯗ ꯅꯇꯣꯝꯇ ꯂꯩꯔꯝꯂꯤꯕꯁꯤꯕꯣ ꯊꯝꯕꯥꯜꯅꯨ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯇꯥ ꯍꯣꯏꯗꯤ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯃꯤꯈꯨꯕꯤꯅ ꯑꯩꯅ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯂꯥꯛꯏ ꯑꯗꯨꯒꯤ ꯎꯅꯔꯨꯒꯦ ꯇꯧꯕꯅꯤ ꯂꯥꯛꯑꯣ ꯅꯪꯁꯨ ꯆꯠꯂꯨꯁꯤ ꯊꯝꯕꯥꯜꯅꯨ ꯆꯠꯇꯤ ꯌꯥꯝꯅ ꯆꯠꯅꯤꯡꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯟ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯥꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ
ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯁꯨ ꯌꯧꯔꯗꯨꯅ ꯏꯈꯨꯕꯤꯅ ꯍꯥꯏꯔꯛꯏ, ꯏꯇꯥ ꯊꯝꯕꯥꯜꯅꯨ, ꯑꯩꯅ ꯍꯥꯏꯕꯗꯣ ꯇꯨ ꯑꯥꯗ ꯂꯩꯔꯦ꯫ ꯊꯝꯕꯥꯜꯅꯨ ꯃꯤꯁꯛ ꯑꯗꯨ ꯎꯕꯗ ꯃꯥꯗꯤ ꯄꯨꯡꯉꯛ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯁꯥ ꯃꯇꯣꯝꯇ ꯏꯀꯥꯏꯕꯁꯨ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯥꯅꯤ, ꯃꯤꯁꯛ ꯑꯗꯨ ꯁꯥꯌꯣꯠꯅꯤ꯫ ꯊꯝꯕꯥꯜꯅꯨꯒꯤ ꯃꯇꯧ ꯑꯗꯨ ꯃꯥꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯅ ꯈꯜꯂꯨꯗ ꯏꯈꯨꯕꯤꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯥꯜꯅꯨ ꯃꯃꯥꯏꯗꯨ ꯐꯥꯎꯕ ꯅꯣꯡꯈꯠꯄ ꯉꯝꯗ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯇꯥꯔꯛꯀꯗꯕ ꯒ꯭ꯌꯥꯟꯗꯨ ꯂꯩꯔꯤꯕ ꯃꯄꯤ ꯑꯗꯨꯕꯨꯁꯨ ꯑꯃꯨꯛ ꯃꯁꯥ ꯃꯇꯣꯝꯇ ꯐꯥꯖꯤꯟꯖꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯎꯅꯕꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯑꯍꯨꯝꯗꯨ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜꯅꯨ ꯉꯁꯤꯗꯤ ꯃꯥ ꯇꯁꯦꯡꯅ ꯌꯥꯝꯅ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯅꯣꯡꯗꯝꯕꯨꯁꯨ ꯍꯦꯟꯅ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯀꯦꯇꯨꯀꯤ ꯁꯥꯎꯅ꯫ ꯏꯆꯥ ꯅꯨꯄꯤꯅꯦꯅ ꯑꯃꯈꯛ ꯄꯣꯛꯄꯁꯤꯒꯤ ꯍꯛꯇꯛꯇꯅꯦ ꯑꯩꯁꯦ ꯅꯣꯔꯣꯛꯇ ꯇꯥꯗꯧꯔꯤꯕꯅꯤ꯫ ꯑꯇꯣꯞꯄꯁꯨ ꯐꯠꯈꯤꯗ꯭ꯔꯤꯗꯀꯣ ꯑꯩꯒꯤ ꯏꯔꯥꯏꯕꯛꯁꯦ꯫ ꯊꯝꯕꯥꯜꯅꯨ ꯃꯊ꯭ꯋꯥꯏ ꯈꯔ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯕꯒ ꯃꯃꯥꯅ ꯑꯃꯨꯛ ꯉꯥꯡꯕꯁꯤꯗꯗꯤ ꯍꯦꯟꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯅ ꯄꯦꯟꯅ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯦꯇꯨꯀꯤꯗꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯈꯪꯗꯕꯅ ꯏꯁꯧ ꯑꯗꯨꯕꯨ ꯂꯥꯡꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯏꯀꯥꯏꯕꯁꯨ ꯈꯪꯗꯕ, ꯃꯊꯤꯕꯣꯡ ꯆꯥꯛꯀꯁꯦ ꯑꯃꯠꯇ ꯄꯤꯖꯗ꯭ꯔꯒ ꯐꯒꯗꯧꯅꯤ꯫ ꯊꯝꯕꯥꯜꯅꯨ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯑꯐꯕꯇ ꯈꯟꯊꯕ ꯇꯧꯗ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯅꯣꯡꯗꯝ ꯍꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯒꯦ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯆꯠꯂꯤꯕꯗꯨ ꯈꯣꯏꯃꯨ ꯍꯣꯏꯒꯤ ꯀꯥꯡꯕꯨꯅꯁꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ, ꯏꯇꯥ ꯈꯣꯏꯃꯨ, ꯊꯝꯕꯥꯜꯅꯨ ꯅꯠꯇ꯭ꯔꯅꯦ? ꯇꯟꯖꯥꯁꯦ ꯃꯥꯡꯍꯟꯕ ꯌꯥꯗꯦ, ꯉꯁꯤꯗꯤ ꯍꯦꯛꯇ ꯐꯥꯔꯁꯤ, ꯀꯔꯤ ꯍꯥꯏꯒꯦ? ꯍꯣꯏ, ꯑꯗꯨꯗꯤ ꯃꯅꯥꯛꯇ ꯆꯪꯉꯁꯤ꯫ ꯑꯁꯨꯝꯅ ꯈꯣꯏꯃꯨ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯨ ꯊꯝꯕꯥꯜꯅꯨꯅ ꯆꯠꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯣꯏꯃꯨ ꯀꯔꯤꯁꯨ ꯍꯥꯏꯗ ꯊꯝꯕꯥꯜꯅꯨꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯐꯥꯗꯨꯅ ꯆꯤꯡꯂꯝꯃꯤ꯫ ꯊꯝꯕꯥꯜꯅꯨ ꯏꯄꯥ ꯄꯥꯈꯠꯅ, ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ꯫ ꯈꯣꯏꯃꯨ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯁꯤ ꯈꯨꯁꯤ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ꯫ ꯍꯦ ꯂꯥꯎꯒꯅꯨ, ꯑꯩꯒꯤ ꯌꯨꯝꯗ ꯃꯍꯥꯔꯥꯅꯤꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯦ ꯍꯥꯏꯕꯅꯤꯅꯦ꯫ ꯈꯣꯏꯃꯨ, ꯅꯆꯜꯕꯨ ꯑꯝꯇ ꯅꯨꯡꯁꯤꯕꯤꯌꯨ, ꯅꯆꯜꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯈꯣꯏꯃꯨ꯫ ꯅꯪꯕꯨ ꯅꯉꯛ ꯌꯥꯝ ꯍꯥꯏꯒꯠꯈꯤꯕꯗꯥꯏꯅꯦ, ꯑꯗꯨꯒ ꯉꯁꯤꯅ ꯀꯔꯤꯒꯤ ꯎꯇꯨꯕꯤ ꯁꯥꯔꯤꯕ? ꯊꯝꯕꯥꯜꯅꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨ ꯊꯣꯝꯖꯤꯜꯂꯛꯂꯝꯃꯤ꯫ ꯈꯣꯏꯃꯨ ꯍꯣꯏꯗꯤ ꯃꯤꯌꯥꯝ ꯂꯥꯛꯄꯗꯨꯗ ꯄꯥꯈꯠꯇꯅ ꯊꯝꯕꯥꯜꯅꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯅꯨꯄꯤ ꯑꯃꯅ, ꯍꯩ ꯏꯀꯥꯏ ꯈꯪꯗꯕꯤ, ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ? ꯊꯣꯡꯒꯥꯟꯗ ꯅꯨꯄꯥ ꯎꯅꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯝꯖꯥꯎ ꯑꯁꯤꯗꯁꯨ ꯑꯃꯨꯛ ꯍꯧꯔꯦꯅꯦ ꯅꯪ꯫ ꯏꯃꯥ ꯃꯌꯥꯝ, ꯅꯆꯥ ꯇꯁꯦꯡꯅ ꯂꯥꯟꯗꯕꯅꯤ, ꯑꯩꯈꯣꯏ ꯅꯣꯏꯕꯨ ꯐꯥꯒꯤ ꯇꯧꯕꯅꯤ꯫ ꯕꯦꯝꯃ, ꯅꯔꯝꯆꯠ ꯑꯗꯣ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯅꯨꯄꯥ ꯑꯁꯤꯗꯒꯤ ꯃꯔꯟ ꯃꯊꯨꯝ ꯀꯌꯥꯝ ꯂꯧꯔꯨꯔꯦ? ꯂꯩꯀꯥꯏꯁꯤꯗ ꯅꯪꯒꯨꯝꯅ ꯇꯧꯕ ꯀꯅꯥ ꯂꯩꯒꯦ? ꯅꯇꯥꯔꯣꯏ ꯃꯌꯥꯝꯁꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗꯕ꯭ꯔꯥ ꯅꯪꯕꯣ? ꯃꯇꯥꯡ ꯑꯗꯨꯗ ꯀꯦꯇꯨꯀꯤꯕꯨꯁꯨ ꯅꯨꯄꯥ ꯑꯃ ꯆꯠꯇꯨꯅ ꯀꯧꯍꯜꯂꯝꯃꯤ꯫ ꯀꯦꯇꯨꯀꯤ ꯃꯆꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ, ꯃꯌꯥꯝ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ? ꯕꯦꯝꯃ, ꯅꯪꯅ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯔꯨꯔꯦ? ꯊꯥꯖ ꯃꯥꯟꯕꯤꯅ, ꯏꯆꯦ, ꯅꯆꯥꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯝꯆꯠ ꯆꯨꯝꯕꯤꯁꯦ ꯅꯨꯄꯥ ꯈꯔꯅ ꯐꯥꯒꯦ ꯇꯧꯔꯝꯂꯤꯕꯅꯤ꯫ ꯏꯆꯦ ꯍꯣꯏꯗꯤ ꯅꯆꯥ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯄꯣꯛꯄꯅꯤꯅ ꯅꯨꯡꯉꯥꯏꯖꯔꯤꯅꯤꯗ꯫ ꯅꯨꯄꯥ ꯑꯃꯅ, ꯈꯪꯗ꯭ꯔꯦ, ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯏꯀꯥꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯇꯧꯔꯤꯁꯤ꯫ ꯇꯥꯊꯣꯠꯅ, ꯕꯦꯝꯃ ꯀꯦꯇꯨꯀꯤ, ꯅꯆꯥꯅꯨꯄꯤꯁꯦ ꯅꯌꯨꯝꯗ ꯄꯨꯕꯤꯈ꯭ꯔꯣ, ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯒꯅꯨ꯫ ꯈꯨꯜ ꯊꯪꯅꯕꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗꯅꯦ ꯌꯥꯝ ꯏꯀꯥꯏꯖꯩ꯫ ꯊꯝꯕꯥꯜꯅꯨꯅ ꯐꯅ ꯑꯆꯨꯝꯕ ꯍꯥꯏꯔꯕꯁꯨ ꯃꯃꯥꯡꯗ ꯃꯥꯅ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯃꯠꯇ ꯊꯥꯖꯕꯤꯔꯝꯗꯦ꯫ ꯊꯝꯕꯥꯜꯅꯨꯕꯨ ꯌꯥꯝ ꯊꯤꯅ ꯉꯥꯡꯅꯔꯝꯃꯤ꯫ ꯈꯔ ꯑꯃꯗꯤ ꯃꯥꯕꯨ ꯎꯕꯗ ꯗꯥꯎ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯥꯎꯕ ꯍꯥꯏꯅꯔꯝꯃꯤ꯫ ꯊꯝꯕꯥꯜꯅꯨꯁꯨ ꯍꯧꯖꯤꯛꯇꯤ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯗ ꯑꯗꯨꯃꯛ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯃꯗ ꯑꯆꯧꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯆꯧꯕ ꯅꯣꯡꯃꯒꯤ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯒ ꯃꯥꯒꯤ ꯏꯃꯨꯡ ꯑꯗꯨꯕꯨ ꯄꯨꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯆꯧꯕ ꯃꯥꯒꯤ ꯃꯇꯥꯎ ꯄꯤꯁꯛ ꯑꯃꯗꯤ ꯊꯣꯡꯕꯒ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ꯫ ꯑꯆꯧꯕꯅ, ꯏꯇꯥꯎ, ꯑꯩꯈꯣꯏꯁꯨ ꯁꯦꯜꯁꯦ ꯈꯔ ꯌꯥꯝꯅ ꯊꯣꯛꯅꯕ ꯀꯔꯤꯅꯣ ꯊꯕꯛ ꯑꯃ ꯇꯧꯁꯤꯗꯅ꯫ ꯁ꯭ꯋꯥꯏꯗ ꯃꯤꯒꯤ ꯈꯣꯡꯕꯥꯜ ꯈꯔ ꯆꯦꯡ ꯂꯧ ꯈꯔ ꯀꯨꯝ ꯇꯧꯕꯁꯤꯅꯗꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯊꯣꯝꯕꯅ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯇꯥꯎ, ꯑꯩꯈꯣꯏꯁꯨ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯁꯤꯔꯣ? ꯍꯣꯏ ꯌꯥꯏ, ꯑꯗꯨꯕꯨ ꯂꯥꯡꯐꯩ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯟꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯈꯔ ꯈꯪꯕ ꯃꯊꯧ ꯇꯥꯏꯅꯦ꯫ ꯄꯤꯁꯛꯅ, ꯑꯗꯨꯒꯤꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯏ꯫ ꯑꯩꯅ ꯈꯪꯗꯕ ꯂꯝꯕꯤ ꯑꯃꯇ ꯂꯩꯇꯦ꯫ ꯅꯣꯏꯅꯕꯨ ꯆꯠꯁꯦ ꯍꯥꯏꯔꯗꯤꯅꯦ ꯑꯩꯅ ꯂꯝꯕꯤ ꯇꯥꯛꯂꯒ ꯑꯗꯨꯝ ꯆꯠꯄ ꯌꯥꯏꯗ꯫ ꯊꯣꯝꯕꯅ, ꯈꯪꯉꯝꯃꯅꯤ
ꯀꯨꯏꯃꯟꯗꯅ ꯊꯥꯏꯅ ꯀꯩꯊꯦꯜ ꯆꯠꯄꯗ ꯅꯪ ꯃꯪꯍꯧꯕꯗꯣ ꯂꯝꯕꯤ ꯈꯪꯗꯗꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯆꯠꯂꯝꯕꯗꯣ ꯑꯁ ꯑꯗꯨꯗꯤ ꯂꯝꯕꯤ ꯈꯪꯗꯕ ꯅꯠꯇꯦꯍꯦ ꯑꯩ ꯀꯣꯛ ꯉꯥꯎꯔꯛꯇꯅ ꯂꯝꯕꯤ ꯎꯔꯛꯇꯕꯗꯒꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯆꯠꯈꯤꯕ ꯋꯥꯅꯤ ꯊꯣꯝꯕꯅ ꯌꯥꯔꯤꯕꯨꯡꯉꯣ ꯅꯪ ꯑꯃ ꯄꯥꯈꯨꯝ ꯄꯤꯕꯗꯤ ꯌꯥꯝ ꯍꯩꯔꯦ ꯅꯪ ꯒꯣꯟ ꯁꯤꯟꯅꯗꯨꯅ ꯋꯥ ꯉꯥꯡꯅꯕ ꯇꯟꯖꯩ ꯑꯩꯅ ꯍꯦꯟ ꯇꯟꯖꯈ꯭ꯔꯦ ꯅꯪ ꯒꯣꯟ ꯁꯤꯟꯅꯕ ꯐꯔꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯐꯔꯗꯤ ꯐꯗꯤꯒꯣꯝꯁꯣ ꯑꯆꯧꯕꯅ ꯑꯁ ꯌꯥꯔꯦ ꯈꯠꯅꯔꯅꯨ ꯀꯟꯅꯗꯦ ꯃꯇꯝꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ ꯌꯨꯝꯗ ꯍꯟꯅꯔꯁꯤ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ ꯑꯆꯧꯕ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯅꯨꯄꯤ ꯇꯥꯔꯤꯕ ꯅꯪꯕꯣ ꯍꯩ ꯑꯩ ꯍꯜꯂꯦꯅꯦ ꯃꯣꯏꯇꯥꯆꯧ ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ ꯊꯦꯡꯂꯛꯂꯤꯕꯁꯤꯕꯣ ꯏꯇꯥꯎꯕꯤꯁꯛꯀ ꯏꯇꯥꯎ ꯊꯣꯝꯕꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤꯉꯩꯗ ꯊꯦꯡꯈ꯭ꯔꯦ ꯍꯩ ꯑꯉꯥꯡꯕꯨ ꯇꯨꯝꯈ꯭ꯔꯕ꯭ꯔꯣ ꯇꯨꯝꯈ꯭ꯔꯤ ꯐꯔꯦ ꯆꯥꯛ ꯊꯥꯡꯗꯣꯔꯣ ꯆꯥꯛ ꯆꯥꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯊꯥꯡꯗꯣꯛꯇꯨꯅ ꯄꯤꯔꯝꯃꯤ ꯅꯪꯗꯤ ꯆꯥꯔꯕ꯭ꯔꯣ ꯆꯥꯗ꯭ꯔꯤ ꯀꯣꯛ ꯆꯥꯊꯣꯛꯑꯝꯕ ꯌꯥꯗ꯭ꯔꯣ ꯃꯣꯏꯇꯥꯆꯧꯅ ꯆꯥꯗ꯭ꯔꯤꯉꯩ ꯑꯩ ꯍꯥꯟꯅ ꯆꯥꯕꯗꯣ ꯅꯨꯡꯉꯥꯏꯇ ꯇꯧꯕꯅꯤ ꯐꯔꯦ ꯅꯪꯒꯤꯁꯨ ꯆꯥꯛ ꯁꯔꯨꯛꯇꯣ ꯄꯨꯊꯣꯔꯛꯑꯣ ꯆꯥꯊꯣꯛ ꯊꯦꯡꯉꯤꯅꯦ ꯅꯪꯁꯨ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯆꯧꯕ ꯃꯥꯒꯤ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯕꯤꯔꯤ ꯇꯥꯟꯖꯥꯗꯨꯗ ꯃꯥꯒꯤ ꯃꯇꯥꯎ ꯑꯅꯤꯗꯨ ꯂꯥꯛꯇꯨꯅ ꯄꯤꯁꯛꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯏꯪꯈꯣꯜ ꯏꯁꯤꯡ ꯆꯥꯏꯔꯣ ꯍꯣꯏ ꯅꯣꯏꯅꯤ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯒꯦ ꯑꯣ ꯕꯥꯖꯤ ꯌꯥꯏꯃꯍꯣꯏꯒꯤ ꯁꯪꯒꯣꯏꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯑꯃꯨꯛꯇꯤ ꯁꯤꯗꯣꯛꯄꯤꯌꯣꯅ ꯍꯥꯏꯔꯝꯕ ꯑꯗꯨ ꯁꯤꯗꯣꯛꯂꯨꯔꯁꯦꯅ ꯍꯧꯕ ꯂꯥꯛꯏꯅꯤ ꯑꯣ ꯍꯣꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯗꯨꯏꯗꯤ ꯍꯩ ꯅꯨꯄꯤ ꯇꯥꯔꯤꯕ꯭ꯔꯣ ꯑꯩ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯍꯩ ꯑꯁꯤ ꯍꯥꯏꯅ ꯑꯆꯧꯕꯗꯨ ꯃꯥꯒꯤ ꯃꯇꯥꯎ ꯑꯅꯤꯒ ꯂꯣꯏꯅꯅ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯁꯨꯝ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩ ꯏꯕꯣꯇꯣꯟ ꯀꯧꯕ ꯑꯍꯜ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ ꯄꯤꯁꯛꯅ ꯈꯨꯔꯥ ꯏꯕꯣꯇꯣꯟ ꯎꯗꯕ ꯀꯨꯏꯔꯦ ꯀꯩ ꯅꯨꯃꯤꯠꯇ ꯍꯜꯂꯛꯂꯤꯕꯅꯣ ꯉꯔꯥꯡ ꯍꯜꯂꯛꯄꯅꯦ ꯊꯣꯝꯕꯅ ꯈꯨꯔꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕꯗꯨꯕꯨ ꯀꯔꯤ ꯈꯨꯜꯗꯅꯣ ꯆꯤꯡꯒꯣꯏ ꯈꯨꯜꯗꯅꯤ ꯂꯥꯞꯄꯤꯅꯦꯀꯣ ꯑꯗꯨꯗꯤ ꯑꯗꯣ ꯈꯨꯔꯥꯒꯤꯗꯨꯕꯨ ꯀꯔꯤ ꯊꯕꯛꯅꯣ ꯎꯄꯨ ꯀꯥꯡꯊꯣꯜ ꯆꯟꯕꯒꯤ ꯊꯕꯛꯅꯤꯗ ꯄꯤꯁꯛꯅ ꯈꯨꯔꯥ ꯍꯣꯏꯒꯤ ꯊꯕꯛꯁꯦ ꯌꯨꯝꯗꯒ ꯄꯥꯛꯅ ꯂꯩꯕ ꯐꯪꯗꯧ ꯃꯥꯟꯗꯦ ꯐꯪꯗꯦꯗ ꯊꯕꯛ ꯃꯐꯝꯗꯅ ꯑꯅꯝꯕ ꯂꯩꯔꯕꯅꯤ ꯑꯩꯗꯤ ꯃꯔꯛꯇ ꯌꯨꯝꯗ ꯍꯜꯂꯛꯄ ꯇꯧꯕꯒꯤꯕꯨꯗꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ ꯑꯗꯨꯒꯤ ꯌꯨꯝꯗ ꯄꯥꯛꯅ ꯍꯜꯂꯛꯄ ꯐꯪꯗꯕꯅꯤ ꯑꯆꯧꯕꯅ ꯑꯗꯣ ꯈꯨꯔꯥ ꯏꯕꯣꯇꯣꯟ ꯑꯩꯈꯣꯏꯁꯨ ꯈꯨꯔꯥꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯊꯕꯛ ꯁꯨꯕ ꯂꯥꯛꯀꯦ ꯁꯦꯜ ꯇꯥꯟꯐꯝ ꯂꯩꯇꯗꯅ ꯑꯩꯈꯣꯏ ꯉꯥꯎꯗꯧꯔꯦ ꯍꯩꯃ ꯇꯥꯅꯝ ꯆꯥꯔꯦ ꯅꯣꯏꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯒꯦ ꯍꯥꯏꯔꯛꯄ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯃꯐꯝꯗꯣ ꯊꯕꯛ ꯁꯨꯅꯕ ꯁꯤꯟꯃꯤ ꯋꯥꯠꯇꯅ ꯂꯩꯔꯝꯂꯤꯕꯅꯤ ꯑꯗꯨꯗꯤ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯂꯁꯤ ꯑꯗꯣ ꯂꯝꯁꯤ ꯂꯥꯞꯄꯅꯤꯅ ꯅꯣꯏ ꯊꯕꯛ ꯃꯐꯝꯗ ꯂꯩꯇꯕꯗꯤ ꯌꯥꯔꯣꯏꯀꯣ ꯍꯟꯒꯠ ꯍꯟꯗꯥ ꯆꯠꯄꯗꯣ ꯈꯨꯗꯣꯡ ꯆꯥꯔꯣꯏꯕ ꯑꯆꯧꯕꯅ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯈꯨꯔꯥ ꯌꯨꯝꯗ ꯃꯔꯛꯇ ꯍꯜꯂꯛꯂꯒ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯑꯆꯧꯕꯅ ꯂꯥꯡꯐꯩ ꯆꯠꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯂꯩꯃ ꯏꯔꯨꯖ ꯃꯥꯏꯊꯖꯔꯕ ꯇꯨꯡꯗ ꯀꯣꯔꯧꯍꯟꯕ ꯏꯄꯥ ꯃꯉꯣꯟꯗ ꯃꯄꯨꯔꯣꯏꯕꯅ ꯂꯥꯡꯐꯩ ꯆꯠꯄ ꯃꯇꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅꯕ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯍꯥꯏꯅ ꯊꯧꯅꯤꯖꯔꯝꯃꯤ ꯑꯆꯧꯕꯅ ꯅꯨꯄꯤ ꯇꯥꯔꯦ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯅꯪꯅꯦ ꯌꯨꯝꯗ ꯏꯆꯥ ꯅꯨꯄꯥꯒ ꯅꯤꯡꯊꯤꯖꯅ ꯏꯔꯦꯟꯅ ꯂꯩꯔꯝꯀꯣ ꯍꯣꯏ ꯂꯩꯖꯔꯝꯒꯦ ꯃꯣꯏꯇꯥꯆꯧꯁꯨ ꯊꯕꯛ ꯃꯐꯝꯗ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯍꯣꯏ ꯂꯩꯒꯦ ꯁꯤꯗꯒꯤꯗꯤ ꯊꯥꯒꯤ ꯈꯨꯠꯁꯨꯃꯟ ꯐꯪꯂꯛꯄ ꯈꯨꯗꯤꯡꯒꯤ ꯅꯃꯥ ꯅꯆꯥꯒꯤ ꯁꯦꯜ ꯊꯥꯔꯛꯂꯗꯧꯅꯤꯗ ꯑꯁꯤ ꯍꯥꯏꯅ ꯃꯆꯥꯅꯨꯄꯥ ꯊꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯄꯥꯒꯤ ꯊꯣꯏꯕ ꯄꯥꯕ ꯆꯠꯂꯒꯦ ꯅꯪ ꯅꯃꯥꯒ ꯅꯤꯡꯊꯤꯖꯅ ꯂꯩꯔꯝꯃꯨꯀꯣ ꯂꯝ ꯍꯦꯟꯕ ꯌꯥꯗꯦꯀꯣ ꯑꯁꯤ ꯍꯥꯏꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤ ꯑꯁꯨꯝꯅ ꯑꯆꯧꯕꯗꯨ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯃꯥꯒꯤ ꯃꯇꯥꯎ ꯄꯤꯁꯛ ꯑꯃꯗꯤ ꯃꯇꯥꯎ ꯊꯣꯝꯕꯗꯨ ꯍꯥꯟꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯆꯧꯕꯅ ꯏꯇꯥꯎꯅꯤ ꯑꯩ ꯉꯥꯏꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯊꯣꯝꯕꯅ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯄꯤꯁꯛꯁꯤꯅ ꯃꯪꯗꯅ ꯑꯃꯨꯛ ꯂꯩꯔꯤꯁꯤꯅ ꯏꯇꯥꯎ ꯄꯤꯁꯛ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯏꯇꯥꯎ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯩꯒꯤ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤ ꯐꯖꯕꯤꯗꯣ ꯎꯕ ꯐꯪꯂꯔꯣꯏ ꯈꯟꯕꯗ ꯃꯥꯒꯤ ꯏꯁꯧ ꯇꯥꯔꯣꯏ ꯈꯟꯕꯗ ꯄꯨꯛꯅꯤꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯀꯞꯅꯤꯡꯉꯦ ꯇꯧꯔꯤꯁꯦ ꯃꯣꯏ ꯅꯨꯡꯁꯤꯕꯤ ꯅꯪ ꯑꯩ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯨꯀꯣ ꯀꯔꯤꯒꯨꯝꯕ ꯊꯦꯡꯂꯕ ꯃꯤꯆꯤꯛ ꯃꯤꯔꯥꯈꯣꯜ ꯇꯥꯔꯛꯇ꯭ꯔ ꯃꯇꯝꯗ ꯍꯪꯉꯣꯏ ꯈꯣꯡꯂꯛꯂꯕꯗꯤ ꯃꯗꯨ ꯑꯩꯅꯤ ꯍꯥꯏꯅ ꯈꯜꯂꯨꯀꯣ ꯑꯆꯧꯕꯅ ꯀꯔꯤꯅꯣ ꯃꯁꯤ ꯃꯤꯁꯤꯕꯣ ꯊꯣꯝꯕꯅ
ꯏꯇꯥꯎꯕꯤꯁꯛ ꯅꯪ ꯂꯩꯒꯦ ꯂꯩꯍꯧꯔꯣ ꯅꯌꯨꯝꯗ ꯆꯠꯂꯣ ꯌꯥꯝ ꯋꯥꯁꯜꯂꯦꯕ ꯅꯪ ꯀꯩꯅꯣ ꯋꯥꯔꯗꯤ ꯄꯣꯊꯥꯎ ꯃꯤꯅ ꯉꯥꯏꯍꯥꯛꯇꯪ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯁꯤꯗ ꯌꯦꯛꯈ꯭ꯔ ꯄꯣꯠꯅꯤ ꯑꯆꯧꯕꯅ ꯌꯥꯔꯦꯁꯤ ꯇꯥꯎ ꯑꯥꯗ ꯑꯗꯨꯝ ꯂꯩꯒꯗꯕꯁꯨ ꯅꯠꯇꯦ ꯌꯨꯝꯗ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯍꯜꯂꯛꯇꯣꯏꯁꯤꯀꯣ ꯑꯁꯤꯒꯤꯗꯃꯛꯇꯕꯨ ꯀꯩ ꯇꯧꯏ ꯌꯥꯔꯦ ꯆꯠꯅꯕ ꯇꯧꯁꯤ ꯃꯔꯛ ꯃꯔꯛꯇ ꯌꯨꯝꯗ ꯍꯜꯂꯛꯂꯁꯨ ꯅꯨꯡꯇꯤꯒꯤ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒꯤ ꯏꯆꯥꯒꯗꯤ ꯎꯕ ꯐꯪꯂꯔꯣꯏ ꯃꯃꯥ ꯅꯨꯡꯁꯤꯕꯤ ꯅꯪ ꯏꯆꯥ ꯀꯣꯛꯄꯥꯠꯄ ꯐꯨꯔꯤ ꯊꯣꯡꯕꯁꯤꯡꯗꯨꯒ ꯅꯤꯡꯊꯤꯖ ꯂꯩꯔꯝꯃꯨꯀꯣ ꯊꯣꯝꯕꯅ ꯏꯇꯥꯎꯆꯧꯕ ꯆꯠꯁꯤ ꯂꯥꯎ ꯃꯁꯤ ꯂꯩꯒꯦꯒ ꯂꯩꯖꯔꯨꯁꯅꯨ ꯍꯥꯏꯒꯨꯝꯂꯗꯅ ꯆꯠꯂꯁꯤ ꯌꯥꯝ ꯄꯛꯁꯤꯜꯂꯛꯇ꯭ꯔꯦꯕ ꯑꯁꯤ ꯍꯥꯏꯅ ꯑꯆꯧꯕ ꯑꯃꯗꯤ ꯊꯣꯝꯕ ꯑꯅꯤꯗꯨ ꯒꯝꯒꯝ ꯆꯠꯈꯤ ꯄꯤꯁꯛ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯂꯒ ꯑꯩ ꯉꯥꯏꯈꯣꯅꯦ ꯀꯔꯤꯅꯣ ꯅꯣꯏꯅ ꯊꯅꯝꯅ ꯆꯠꯂꯤꯗꯨꯕꯣ ꯅꯣꯏꯅ ꯊꯅꯝꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩ ꯁꯣꯏꯗꯅ ꯐꯨꯔꯅꯤ ꯁꯦꯜ ꯇꯥꯟꯕ ꯆꯠꯅꯤ ꯊꯣꯛꯈ꯭ꯔꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯦꯅ ꯑꯁꯤ ꯍꯥꯏꯅ ꯆꯦꯟꯆꯠ ꯆꯠꯇꯨꯅ ꯏꯟꯅꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯈꯨꯔꯥ ꯏꯕꯣꯇꯣꯟꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯤꯡꯒꯣꯏ ꯈꯨꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯊꯕꯛ ꯃꯐꯝ ꯌꯧꯔꯛꯂꯕꯗ ꯈꯨꯔꯥ ꯏꯕꯣꯇꯣꯟꯅ ꯅꯨꯄꯥ ꯑꯃꯗ ꯑꯆꯧꯕꯒꯤ ꯀꯥꯡꯕꯨꯗꯨ ꯃꯁꯛ ꯇꯥꯛꯂꯝꯃꯤ ꯕꯨꯡꯉꯣ ꯂꯣꯌꯥ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯏꯕꯨꯡꯉꯣꯒꯤꯁꯤꯗ ꯎꯄꯨ ꯀꯥꯡꯊꯣꯜ ꯆꯟꯕ ꯌꯥꯎꯕ ꯂꯥꯛꯂꯤꯕꯅꯤ ꯑꯆꯧꯕ ꯄꯤꯁꯛ ꯊꯣꯝꯕ ꯃꯍꯥꯛ ꯑꯁꯦ ꯊꯕꯛ ꯃꯐꯝ ꯑꯁꯤꯒꯤ ꯃꯄꯨꯅꯤ ꯃꯁꯛ ꯈꯪꯉꯨ ꯂꯣꯌꯥꯅ ꯏꯅꯥꯎ ꯑꯍꯨꯝ ꯉꯁꯤꯗꯒꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯗꯨꯅ ꯅꯤꯡꯊꯤꯖꯅ ꯊꯕꯛ ꯇꯧꯕ ꯍꯧꯔꯣꯀꯣ ꯅꯈꯣꯏ ꯁꯦꯜ ꯊꯨꯝꯒꯤꯗꯤ ꯀꯔꯤꯝꯇ ꯈꯟꯒꯅꯨ ꯃꯇꯤꯛ ꯆꯥꯅ ꯑꯗꯨꯝ ꯄꯤꯒꯅꯤ ꯑꯗꯨꯕꯨꯅꯦ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯆꯨ ꯇꯥꯅ ꯐꯖꯅ ꯇꯧꯁꯤꯀꯣ ꯑꯆꯧꯕꯅ ꯍꯣꯏ ꯏꯌꯥꯝꯕ ꯐꯔꯦ ꯐꯔꯦ ꯅꯣꯏ ꯑꯍꯨꯝꯁꯨ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯂꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯑꯩꯁꯨ ꯊꯕꯛ ꯑꯇꯣꯞꯄ ꯑꯃ ꯂꯩ ꯑꯗꯨꯅ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯈꯨꯔꯥ ꯏꯕꯣꯇꯣꯟ ꯑꯗꯨ ꯑꯆꯧꯕ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯑꯆꯧꯕ ꯅꯣꯏꯗꯤ ꯍꯟꯗꯛ ꯅꯧꯅ ꯂꯥꯛꯄꯅꯤꯅ ꯈꯨꯜ ꯑꯁꯤꯒꯤ ꯐꯖꯕꯁꯨ ꯎꯔꯝꯈꯤꯔꯣꯏ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯐꯖꯕ ꯌꯦꯡꯕ ꯑꯣꯏꯅ ꯁꯤꯗꯒꯤ ꯈꯤꯇꯪ ꯆꯠꯂꯒ ꯄꯣꯠꯐꯝ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯗꯒꯤ ꯏꯟꯁꯥꯡ ꯈꯔ ꯂꯩꯔꯨꯁꯣ ꯑꯩꯈꯣꯏ ꯈꯨꯔꯥ ꯄꯤꯁꯛꯅ ꯏꯟꯁꯥꯡ ꯂꯩꯔꯨꯁꯣꯅ ꯀꯣꯛ ꯍꯥꯏꯔꯁꯨ ꯌꯥꯕꯁꯤꯗ ꯈꯨꯜꯒꯤ ꯐꯖꯕ ꯌꯦꯡꯉꯨ ꯀꯥꯏꯅ ꯀꯧ ꯍꯥꯏꯖꯤꯜꯂꯒ ꯄꯥꯈꯣꯟ ꯁꯤꯔꯛꯇꯅ ꯇꯣꯏ ꯅꯞꯄꯗꯤꯕ ꯃꯁꯤ ꯑꯍꯜꯁꯦ ꯑꯁꯨꯝꯅ ꯑꯆꯧꯕ ꯊꯣꯝꯕ ꯄꯤꯁꯛ ꯑꯃꯗꯤ ꯍꯥꯟꯅ ꯊꯕꯛ ꯃꯐꯝꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃꯒ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯑꯁꯨꯝ ꯀꯣꯏꯕ ꯑꯣꯏꯅ ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯕ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯄꯣꯠꯐꯝ ꯑꯃ ꯌꯧꯔꯛꯂꯝꯃꯤ ꯄꯣꯠ ꯌꯣꯜꯂꯝꯕ ꯃꯧ ꯅꯍꯥꯗꯨꯅ ꯇꯥꯂꯨꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯃꯣꯏꯗꯤ ꯅꯍꯥꯟꯈꯩ ꯎꯗꯦ ꯃꯣꯏꯔꯣ ꯈꯨꯔꯥ ꯏꯕꯣꯇꯣꯟ ꯍꯣꯏꯒꯤ ꯈꯨꯜꯗꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯃꯐꯝꯗ ꯎꯄꯨ ꯀꯥꯡꯊꯣꯜ ꯆꯟꯕꯒꯤ ꯌꯥꯎꯕ ꯂꯥꯛꯄꯅꯤ ꯑꯣ ꯑꯩꯁꯨ ꯈꯜꯂꯦꯕ ꯅꯍꯥꯟꯈꯩ ꯎꯗꯦꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯧ ꯅꯍꯥꯗꯨ ꯑꯆꯧꯕꯗ ꯌꯦꯡꯗꯨꯅ ꯏꯔꯥꯡ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯁꯤꯜꯂꯛꯂꯝꯃꯤ ꯑꯆꯧꯕ ꯃꯥꯁꯨ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯃꯧ ꯅꯍꯥꯗꯨꯗ ꯃꯃꯤꯠ ꯀꯨꯞꯅꯤ ꯀꯥꯎ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯄꯤꯁꯛꯇꯤ ꯃꯧ ꯑꯗꯨꯅ ꯅꯣꯛꯂꯛꯂꯤꯕꯗꯨ ꯃꯉꯣꯟꯗ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯑꯁ ꯑꯩꯉꯣꯟꯗꯒ ꯅꯣꯛꯁꯤꯜꯂꯛꯏ ꯁꯛ ꯐꯖꯕ ꯀꯥꯏꯁꯦ ꯌꯥꯄꯣꯟꯇꯦꯀꯣ ꯅꯨꯄꯤꯅ ꯍꯦꯛꯇ ꯀꯦꯟꯁꯤꯜꯂꯛꯑꯦꯕ ꯃꯥꯒꯤ ꯃꯤꯅꯣꯛꯁꯤꯗꯤ ꯌꯨꯝꯒꯤ ꯅꯨꯄꯤ ꯋꯥꯛꯄꯤ ꯃꯥꯟꯕꯤꯗꯣ ꯀꯥꯎꯒꯦ ꯇꯧꯏ ꯊꯣꯝꯕꯅ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯄꯤꯁꯛ ꯊꯣꯝꯕꯗ ꯃꯃꯤꯠꯀꯥꯗꯣ ꯄꯩꯔꯞ ꯌꯦꯡꯂꯒ ꯇꯥꯅꯤꯡꯉꯣꯏ ꯅꯪꯗꯤ ꯅꯉꯣꯟꯗꯗꯤ ꯅꯣꯛꯁꯤꯟꯕꯤꯔꯛꯇ꯭ꯔꯕꯅꯤꯅ ꯀꯂꯩ ꯑꯣꯏꯔꯝꯅꯤ ꯀꯂꯩꯔꯣ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯧ ꯅꯍꯥꯗꯨꯒꯤ ꯄꯣꯠꯐꯝꯗꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯂꯩꯗꯨꯅ ꯊꯕꯛ ꯃꯐꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯤꯁꯛ ꯑꯗꯨ ꯀꯥꯡꯊꯣꯜ ꯑꯃ ꯆꯟꯅ ꯆꯟꯅ ꯊꯣꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯉꯔꯥꯡꯒꯤ ꯄꯣꯠ ꯌꯣꯟꯕꯤ ꯃꯧ ꯅꯍꯥꯗꯣ ꯃꯁꯛꯇꯣ ꯈꯨꯐꯖ ꯑꯃ ꯇꯧꯈꯩ ꯐꯖꯩꯀꯣ ꯑꯗꯨ ꯐꯖꯔ ꯀꯩꯗꯧꯔꯒꯦ ꯑꯩꯁꯦ ꯋꯥꯈꯜ ꯑꯃꯈꯛ ꯂꯩꯕ ꯉꯔꯥꯡꯒꯤ ꯃꯧ ꯅꯍꯥꯗꯣ ꯎꯔꯨꯕꯗꯒꯤ ꯋꯥꯈꯜꯒꯁꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯈ꯭ꯔꯦ ꯃꯥꯗꯣ ꯃꯁꯛꯁꯨ ꯐꯖꯩ ꯑꯩꯒꯤ ꯏꯆꯥ ꯀꯣꯛꯄꯥꯠꯄ ꯐꯨꯔꯤ ꯊꯨꯡꯕꯁꯤꯡꯗꯨꯒꯤ ꯃꯃꯥꯇꯣꯟ ꯑꯣꯏꯅ ꯑꯣꯏꯍꯜꯂꯁꯤꯔ ꯈꯪꯗꯦꯗ ꯇꯥꯅꯤꯡꯗꯦꯀꯣ ꯅꯨꯄꯤꯗꯣ ꯃꯧꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯝꯃꯤ ꯁꯛꯅꯤ ꯃꯤꯒꯤ ꯃꯄꯨ ꯄꯥꯜꯂꯕꯤ ꯑꯃꯗ ꯑꯗꯨꯝꯅ ꯈꯟꯕ ꯍꯧꯅꯗꯦ ꯃꯗꯨꯗꯤꯅꯦ ꯆꯥꯎꯈꯠꯇꯕ ꯃꯤꯅ ꯈꯟꯒꯗꯕ ꯋꯥꯈꯜꯅꯤ ꯄꯤꯁꯛ ꯊꯣꯝꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯏꯀꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯁꯠ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯗꯤ ꯆꯥꯎꯈꯠꯄ ꯃꯤꯅꯤꯀꯣ ꯏꯇꯥꯎ ꯑꯩꯗꯤꯅꯦ ꯏꯇꯥꯎ ꯉꯔꯥꯡꯒꯤ ꯃꯧ ꯅꯍꯥꯗꯣ ꯃꯗꯨ ꯏꯆꯟꯒꯨꯝꯅ ꯈꯜꯂꯤ ꯃꯉꯣꯟꯗ ꯐꯠꯇꯕ ꯋꯥꯈꯜꯒ ꯑꯝꯇ ꯈꯟꯖꯗꯦ ꯑꯩꯗꯤ ꯊꯣꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯐꯩ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯆꯧꯕ ꯍꯣꯏꯅ ꯊꯕꯛ ꯃꯐꯝꯗ ꯂꯩꯔꯛꯄꯗꯨ ꯊꯥ ꯑꯅꯤꯃꯨꯛ ꯐꯥꯔꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯆꯧꯕꯗꯨ ꯃꯧ ꯅꯍꯥꯗꯨꯒꯤ ꯄꯣꯠꯐꯝꯗ ꯂꯥꯛꯇꯨꯅ ꯏꯆꯟ ꯅꯪꯒꯤꯁꯤꯕꯨ ꯁꯥ ꯃꯔꯣꯏꯒ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯏ ꯇꯥꯗ
ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯍꯧꯒꯦ? ꯑꯍꯥꯎꯕꯒ ꯊꯣꯡꯂꯝꯗꯧ ꯃꯥꯜꯂꯤꯀꯣ? ꯉꯁꯤꯗꯤ ꯊꯥꯒꯤ ꯈꯨꯠꯁꯨꯃꯟ ꯐꯪꯉꯤ. ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯦꯜ ꯈꯥꯏꯒꯠꯅꯔꯒ ꯌꯦꯟ ꯊꯣꯡꯕ ꯆꯥꯅꯕ. ꯑꯣ, ꯑꯗꯣ ꯇꯥꯗꯕꯨ ꯅꯨꯄꯤ ꯊꯤꯕꯤꯔꯕ꯭ꯔꯣ? ꯊꯤꯔꯤ. ꯏꯆꯥ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯦ. ꯑꯗꯣ ꯏꯆꯟꯒꯤ ꯏꯄꯨꯔꯣꯏꯕꯗꯤ ꯅꯣꯡꯃꯇ ꯎꯗꯦ. ꯃꯥꯗꯤ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ? ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯤ ꯊꯕꯛꯀ ꯁꯨꯅꯤ ꯈꯪꯕ ꯃꯤ ꯅꯠꯇꯦꯗ. ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯌꯨꯗ ꯊꯛꯇꯨꯅ ꯑꯗꯨꯝ ꯂꯩꯕ ꯃꯤꯅꯤ. ꯑꯩꯗꯤ ꯃꯥꯒ ꯈꯥꯏꯅꯔꯦ. ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯏꯄꯥꯝꯗꯅꯤ. ꯇꯥꯗ ꯈꯣꯏꯗꯤ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯃꯥꯜꯂꯦ. ꯌꯨꯝꯒꯤ ꯏꯅꯝꯃꯗꯣ ꯃꯔꯥꯏꯕꯛ ꯌꯥꯝ ꯐꯩ. ꯇꯥꯗꯒꯨꯝꯕ ꯑꯃ ꯏꯄꯨꯔꯣꯏꯕ ꯑꯣꯏꯅ ꯐꯪꯖꯕꯁꯦ. ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛꯇꯗꯤ ꯇꯥꯗꯒꯨꯝꯕ ꯑꯐꯕ ꯃꯤꯒ ꯊꯦꯡꯅꯧ ꯇꯝꯂꯝꯗ꯭ꯔꯦ. ꯑꯁꯤ ꯍꯥꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡꯗ ꯂꯩ. ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯍꯥꯏꯖꯤꯟꯅꯔꯤꯕ ꯉꯥꯛꯇꯅꯤ. ꯇꯁꯦꯡꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯆꯟꯅꯗ꯭ꯔꯗꯨꯅ ꯍꯜꯂꯛꯂꯒ ꯃꯄꯥꯝꯗ ꯂꯩꯕꯅꯤ. ꯑꯆꯧꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯑꯣꯟꯊꯣꯛꯄ ꯃꯤꯅꯤꯗ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗꯨꯁꯨ. ꯅꯨꯄꯤ ꯊꯤꯒꯩ ꯊꯤꯔꯒ ꯅꯨꯄꯤ ꯊꯥꯛꯅꯤ ꯈꯪꯗꯕ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗꯣ ꯆꯩꯅꯤꯕ ꯃꯤꯅꯤ. ꯑꯗꯣ ꯏꯆꯟꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ? ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯁꯦ ꯃꯤꯡ ꯈꯪꯗ꯭ꯔꯤ. ꯀꯦꯊꯕꯤ ꯀꯧꯏ. ꯇꯥꯗꯒꯤꯗꯤ? ꯑꯩꯒꯤꯗꯤ ꯑꯆꯧꯕ ꯀꯧꯏ. ꯑꯗꯨ ꯐꯔꯦ, ꯑꯩꯁꯨ ꯆꯠꯂꯒꯦ. ꯃꯔꯣꯏꯁꯦ ꯉꯥꯏꯅꯔꯝꯃꯅꯤ. ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ. ꯕꯤꯔꯤ ꯃꯆꯩꯁꯤꯃꯇꯪ ꯄꯥꯏꯕꯤꯈꯣ. ꯍꯩꯃꯥ, ꯏꯆꯟꯁꯤ ꯕꯤꯔꯤꯒꯁꯨ ꯌꯥꯎꯕ꯭ꯔꯣ? ꯑꯩꯗꯤ ꯏꯟꯁꯥꯡ ꯅꯥꯄꯤꯇꯪ ꯌꯣꯜꯂꯤꯕꯣꯏ ꯅꯤꯡꯉꯨꯔꯦ. ꯑꯩꯗꯤ ꯂꯣꯏꯅ ꯁꯨꯅꯕ ꯌꯣꯜꯂꯤ. ꯑꯩꯒꯤ ꯄꯣꯠꯐꯝꯁꯤꯗ ꯐꯪꯗꯕ ꯄꯣꯠ ꯂꯩꯇꯦ. ꯑꯣ, ꯌꯥꯝ ꯐꯩꯅꯦ ꯑꯗꯨꯗꯤ. ꯑꯗꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ. ꯃꯔꯣꯏ ꯂꯩꯕ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯇꯦꯅ ꯍꯥꯏꯅꯔꯝꯂꯅꯤ. ꯍꯣꯏ ꯇꯥꯗ. ꯑꯗꯣ ꯈꯔ ꯇꯣꯏꯅ ꯇꯣꯏꯅ ꯅꯆꯟꯒꯤ ꯄꯣꯠꯐꯝꯗ ꯂꯥꯛꯄꯤꯌꯨꯀꯣ. ꯍꯣꯏ ꯍꯣꯏ. ꯃꯁꯤ ꯃꯁꯛꯁꯨ ꯐꯖꯩ. ꯃꯈꯨꯠꯇ ꯁꯦꯜꯁꯨ ꯆꯨꯝ ꯆꯨꯝ ꯊꯣꯛꯏ. ꯀꯥꯟꯅꯄꯣꯠꯇꯦ. ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯕꯤꯔꯤꯅ ꯈꯣꯏꯆꯥꯛ ꯑꯣꯏꯔꯒ ꯑꯩꯅ ꯐꯥꯗꯕ ꯌꯥꯗ꯭ꯔꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯂꯩꯃ ꯃꯥꯡꯒꯣꯜꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤ. ꯃꯥꯒꯤ ꯃꯅꯥꯛꯇꯅ ꯃꯆꯥꯅꯨꯄꯥ ꯑꯄꯤꯛꯄꯗꯨ ꯊꯥꯗꯣꯛꯇꯨꯅ ꯁꯥꯟꯅꯍꯜꯂꯤ. ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯥ ꯑꯃ ꯆꯪꯉꯛꯇꯨꯅ, ꯇꯦꯃꯧ. ꯍꯩꯃꯥ, ꯇꯣꯝꯕ, ꯀꯔꯤ ꯍꯥꯏꯒꯦ? ꯇꯥ ꯑꯆꯧꯕꯗꯣ ꯅꯍꯥꯟ ꯑꯩꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯒꯤ ꯆꯤꯡꯒꯣꯏ ꯈꯨꯜꯗ ꯆꯠꯄꯗ ꯃꯥꯒ ꯊꯦꯡꯅꯩ. ꯑꯗꯨꯗ ꯇꯥ ꯑꯆꯧꯕꯅ ꯏꯇꯩꯃꯗ ꯄꯤꯌꯨ ꯍꯥꯏꯗꯅ ꯁꯦꯜ ꯄꯤꯔꯛꯄꯅꯤ. ꯑꯗꯨꯒ ꯇꯥ ꯑꯆꯧꯕꯗꯣ ꯃꯊꯪꯒꯤ ꯊꯥ ꯂꯣꯏꯔꯝꯗꯥꯏꯗ ꯌꯨꯝꯗ ꯍꯜꯂꯛꯀꯅꯤꯁꯨ ꯍꯥꯏꯔꯛꯄꯅꯤ. ꯍꯩꯃꯥ, ꯃꯥꯅ ꯂꯥꯛꯄꯗ ꯑꯗꯨꯝ ꯄꯨꯔꯛꯄ ꯌꯥꯕꯁꯤꯕꯨ ꯏꯅꯥꯎꯗ ꯑꯃꯨꯛ ꯊꯕꯛ ꯍꯥꯞꯆꯤꯟꯕꯤꯔꯦ ꯇꯧꯔꯤꯁꯤ. ꯑꯗꯨꯒꯤꯕꯨ ꯏꯇꯩꯃ ꯀꯩꯁꯨꯝ ꯀꯥꯏꯗꯦꯗ. ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯅꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ. ꯑꯆꯧꯕꯁꯨ ꯍꯧꯖꯤꯛꯇꯤ ꯎꯄꯨ ꯀꯥꯡꯊꯣꯜ ꯆꯟꯕ ꯌꯥꯎꯕꯗꯒꯤ ꯁꯦꯜ ꯈꯔ ꯄꯥꯏꯔꯛꯂꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯑꯆꯧꯕꯗꯨ ꯄꯣꯠ ꯌꯣꯟꯕꯤ ꯀꯦꯊꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ. ꯀꯦꯊꯕꯤ, ꯅꯪꯒꯤ ꯄꯣꯠꯐꯝꯁꯦ ꯏꯟꯁꯥꯡ ꯅꯥꯄꯤꯇꯪ ꯌꯣꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯁꯦꯜ ꯈꯔ ꯊꯥꯗꯔꯒꯦ. ꯑꯍꯦꯟꯕ ꯉꯥ ꯑꯇꯦꯛꯄ, ꯑꯌꯥꯏꯕ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯌꯣꯜꯂꯣ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯁꯦꯟꯗꯣꯡꯁꯨ ꯐꯖꯅ ꯐꯪꯒꯅꯤ. ꯍꯣꯏ ꯌꯥꯏꯌꯦ ꯇꯥꯗ. ꯇꯥꯗꯅ ꯁꯦꯜ ꯈꯔ ꯊꯥꯗꯕꯤꯔꯛꯑꯣ. ꯅꯆꯟꯅ ꯁꯦꯜ ꯂꯩꯔꯕ ꯀꯥꯟꯗ ꯑꯃꯨꯛ ꯁꯤꯡꯖꯔꯛꯀꯦ. ꯍꯦꯔꯥ, ꯑꯗꯨꯒꯤꯕꯨ ꯁꯤꯡꯂꯛꯇ꯭ꯔꯁꯨ ꯌꯥꯔꯦ. ꯑꯩꯅꯁꯨ ꯃꯇꯦꯡ ꯇꯧꯕꯅꯤ. ꯑꯩꯅꯦ ꯍꯟꯗꯛ ꯊꯥ ꯂꯣꯏꯔꯛꯄꯁꯤꯗ ꯌꯨꯝꯗ ꯍꯜꯂꯅꯤ. ꯃꯗꯨ ꯆꯠꯇ꯭ꯔꯤꯉꯩ ꯅꯪꯒꯤ ꯁꯦꯜꯗꯣ ꯑꯩ ꯄꯤꯔꯝꯂꯒꯦ. ꯍꯩꯃꯥ, ꯇꯥꯗ ꯌꯨꯝꯗ ꯍꯟꯗꯧꯔꯕ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯜꯂꯅꯤ. ꯀꯨꯏꯅꯒ ꯂꯩꯔꯛꯇꯧ ꯅꯠꯇꯦꯗ. ꯅꯨꯃꯤꯠ 4-5 ꯈꯛꯇꯅꯤ. ꯌꯨꯝꯗ ꯍꯟꯈ꯭ꯔꯒ ꯑꯩꯈꯣꯏꯒꯁꯦ ꯑꯃꯨꯛ ꯀꯥꯎꯈꯤꯅꯤꯀꯣ. ꯍꯦꯔꯥ, ꯏꯆꯜꯕꯨ ꯀꯔꯤꯒꯤ ꯀꯥꯎꯗꯣꯏꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯔꯤ ꯇꯧꯔꯤ. ꯑꯁꯨꯝꯅ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯆꯧꯕꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯃꯣꯏꯇꯥꯁꯨ ꯍꯟꯕꯤꯔꯛꯂꯦ? ꯍꯣꯏꯅꯦ, ꯍꯜꯂꯛꯏ. ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯈꯣ. ꯃꯩ ꯑꯃꯨꯛꯇ ꯑꯣꯛꯊꯣꯛꯁꯤ. ꯑꯁꯤ ꯍꯥꯏꯅ ꯑꯆꯧꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯩ ꯑꯣꯛꯊꯣꯛꯄꯤꯔꯝꯃꯤ. ꯁꯤꯁꯤ ꯀꯔꯤꯅꯣ ꯈꯔ ꯂꯩꯔꯛꯄꯅꯤ. ꯍꯩꯃꯥ, ꯀꯔꯤꯅꯣ ꯁꯤꯕꯣ? ꯉꯥꯃꯨꯛꯀ ꯌꯥꯝ ꯌꯥꯎꯔꯤꯅꯦ ꯁꯤꯗꯤ. ꯏꯆꯥ ꯊꯣꯏꯕꯗꯤ ꯑꯉꯥꯡꯗꯤ ꯎꯗꯦꯅ. ꯇꯨꯝꯃꯤ. ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯛꯆꯥꯡꯁꯦ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯦ. ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ. ꯍꯩꯃꯥ, ꯑꯩꯗꯤ ꯀꯥꯎꯋꯦ. ꯅꯍꯥꯟ ꯈꯔ ꯀꯨꯏꯔꯕꯒꯤꯗ ꯇꯣꯝꯕꯅ ꯁꯦꯜ ꯄꯤꯔꯛꯄ꯭ꯔꯣ? ꯍꯣꯏ, ꯄꯤꯔꯛꯏ. ꯑꯣ, ꯌꯥꯔꯦ ꯑꯗꯨꯗꯤ. ꯍꯣꯔꯦꯟꯗꯤꯅꯦ ꯉꯥ ꯆꯥꯁꯤ. ꯀꯨꯏꯔꯦ ꯅꯪꯅꯒ ꯊꯣꯡꯕ ꯆꯥꯈꯤꯗꯕ. ꯍꯣꯏ. ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯂꯩꯃꯗꯨ ꯉꯥ ꯊꯣꯡꯂꯤ. ꯅꯥꯀꯟꯗꯅ ꯑꯆꯧꯕ ꯃꯆꯥꯅꯨꯄꯥ ꯑꯄꯤꯛꯄꯗꯨꯕꯨ ꯂꯛꯅꯗꯨꯅ ꯁꯥꯟꯅꯔꯤ. ꯃꯣꯏꯇꯥꯁꯨ ꯌꯨꯝꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯗꯣꯏꯅꯣ? ꯀꯩꯁꯨ ꯀꯨꯏꯅ ꯂꯩꯔꯣꯏꯗ. ꯉꯁꯤ 4-5 ꯁꯤꯒꯤ ꯊꯕꯛꯁꯦ ꯁꯦꯜꯕꯨꯗꯤ ꯌꯥꯝꯅ ꯐꯪꯕ, ꯏꯃꯨꯡ ꯃꯅꯨꯡꯒꯗꯤ ꯂꯩꯃꯤꯟꯅꯕ ꯐꯪꯗꯕ. ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ.
𝗬𝗵𝗵𝗍 ꯑꯩꯒ ꯈꯛ ꯌꯨꯝꯗ ꯂꯩꯕꯁꯦ ꯇꯔꯛ ꯇꯔꯛ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯅꯦ ꯃꯃꯥ ꯅꯃꯥ ꯅꯆꯥ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯄꯁꯦ ꯑꯗꯨꯕꯨ ꯁꯦꯜꯗꯤ ꯇꯥꯟꯗꯕ ꯌꯥꯗꯦ ꯑꯗꯨꯒꯤ ꯈꯜꯂꯒ ꯑꯌꯥꯝꯕ ꯆꯠꯂꯕꯅꯤ ꯐꯔꯦꯁꯦ ꯆꯥꯛꯇꯣ ꯁꯠ ꯁꯠ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯍꯣꯏ ꯍꯣꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡ ꯑꯆꯧꯕꯗꯣ ꯑꯃꯨꯛ ꯃꯌꯨꯝ ꯊꯥꯗꯣꯛꯂꯝꯂꯒ ꯆꯤꯡꯒꯣꯏ ꯈꯨꯜꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯆꯤꯡꯒꯣꯏ ꯈꯨꯜ ꯍꯦꯛ ꯌꯧꯕꯒ ꯀꯦꯊꯕꯤꯒꯤ ꯄꯣꯠꯐꯝꯗ ꯍꯥꯟꯅ ꯆꯪꯂꯛꯂꯝꯃꯤ ꯄꯤꯁꯛꯅ ꯀꯔꯤꯅꯣ ꯊꯕꯛ ꯃꯐꯝꯗꯒ ꯆꯪꯗꯈꯩ ꯄꯣꯠꯐꯝꯗ ꯍꯥꯟꯅ ꯆꯪꯉꯛꯏꯁꯤꯕꯣ ꯀꯩꯒꯤꯅꯣ ꯁꯤꯕꯣ ꯀꯦꯊꯕꯤꯗ ꯀꯩꯅꯣꯝꯇ ꯄꯤꯔꯝꯒꯦ ꯇꯧꯕꯅꯤ ꯍꯩꯃꯥ ꯗꯥꯗꯥ ꯅꯣꯏ ꯑꯃꯨꯛ ꯂꯥꯛꯂꯕ꯭ꯔꯣ ꯍꯣꯏ ꯀꯦꯊꯕꯤ ꯁꯤ ꯐꯤꯁꯦ ꯂꯧꯁꯤꯜꯂꯣ ꯑꯩꯅ ꯅꯪꯒꯤꯅꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯀꯩꯊꯦꯜꯗꯒꯤ ꯂꯩꯕꯤꯔꯛꯄꯅꯤ ꯍꯩꯃꯥ ꯗꯥꯗꯥ ꯐꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝ ꯐꯖꯩ ꯍꯥꯏ ꯋꯥꯅꯤ ꯐꯖꯕꯅꯤ ꯅꯪꯉꯣꯟꯗ ꯄꯛꯆꯒꯅꯤ ꯂꯩꯔꯛꯄꯅꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯀꯣꯏꯊꯣꯔꯛꯀꯦ ꯍꯣꯏ ꯗꯥꯗꯥ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯗꯨ ꯀꯦꯊꯕꯤꯒꯤ ꯄꯣꯠꯐꯝꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯑꯆꯧꯕ ꯑꯃꯗꯤ ꯀꯦꯊꯕꯤ ꯑꯅꯤꯗꯨꯁꯨ ꯑꯁꯨꯝ ꯅꯛꯁꯤꯟꯅꯕ ꯍꯦꯜꯂꯛꯂꯝꯃꯤ ꯑꯆꯧꯕꯗꯨ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯕꯕꯨꯗꯤ ꯀꯦꯊꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯄꯅ ꯍꯦꯟꯅ ꯂꯨꯅ ꯂꯧꯔꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯣꯇꯣꯟꯅ ꯍꯦ ꯄꯤꯁꯛ ꯊꯣꯝꯕ ꯅꯈꯣꯏꯒꯤ ꯅꯇꯥꯎꯗꯨꯕꯨ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯀꯦꯊꯕꯤꯒꯤ ꯄꯣꯠꯐꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕ꯭ꯔꯣ ꯄꯤꯁꯛꯅ ꯈꯪꯗꯦꯅꯦ ꯈꯨꯔꯥ ꯍꯧꯖꯤꯛꯇ ꯃꯥꯕꯨ ꯎꯄꯨ ꯆꯜꯍꯧꯕꯗꯥꯏꯅꯦ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯃꯥꯡꯈ꯭ꯔꯦ ꯋꯥꯅꯤ ꯈꯪꯗ꯭ꯔꯦꯗ ꯅꯣꯏꯒꯤ ꯅꯇꯥꯎ ꯑꯆꯧꯕꯁꯦ ꯐꯅ ꯒ꯭ꯌꯥꯟ ꯇꯥꯃꯤ ꯃꯥꯜꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯂꯣꯏꯔꯦ ꯄꯤꯁꯛꯅ ꯑꯗꯨꯅꯤ ꯈꯨꯔꯥ ꯃꯁꯤ ꯄꯨꯝꯕ ꯃꯥꯒꯤ ꯄꯣꯠ ꯌꯣꯟꯕꯤ ꯀꯦꯊꯕꯤꯗꯨꯅ ꯏꯇꯥꯎꯗ ꯀꯦꯊꯔꯛꯄꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯏꯇꯥꯎ ꯑꯆꯧꯕ ꯃꯥꯁꯨ ꯀꯦꯊꯕꯤꯅ ꯀꯦꯊꯔꯛꯂꯁꯨ ꯑꯩ ꯅꯨꯄꯤ ꯊꯤꯔꯦ ꯏꯆꯥ ꯂꯩꯔꯦꯅ ꯈꯜꯂꯒ ꯌꯥꯔꯣꯏꯗꯕꯅꯤ ꯃꯥꯁꯨꯅꯦ ꯃꯥꯒꯤ ꯀꯦꯊꯕꯤ ꯍꯥꯏꯕꯤ ꯃꯧ ꯍꯜꯂꯛꯄꯤꯗꯣ ꯌꯥꯝ ꯄꯥꯝꯃꯨꯔ ꯃꯥꯜꯂꯦ ꯍꯣꯏ ꯄꯥꯝꯕꯨꯗꯤ ꯄꯥꯝꯅꯤ ꯃꯁꯛꯇꯨ ꯌꯥꯝ ꯐꯖꯩꯕ ꯑꯗꯨꯕꯨꯗꯤ ꯑꯩ ꯐꯥꯎ ꯉꯥꯎꯔꯤꯅꯤ ꯀꯩꯅꯣ ꯃꯥꯒꯤ ꯃꯁꯛꯇꯨꯗ ꯊꯣꯝꯕꯅ ꯃꯧꯒꯤꯁꯤꯡꯗ ꯆꯜꯂꯕꯤ ꯅꯨꯄꯤꯗ ꯀꯔꯟ ꯇꯥꯕ ꯏꯁꯥꯒꯤ ꯅꯨꯄꯤ ꯂꯩ ꯂꯩꯅ ꯃꯤꯠ ꯂꯩꯀꯥꯏ ꯀꯣꯏꯕ ꯅꯨꯄꯥꯁꯦ ꯀꯔꯝꯕ ꯃꯤꯅꯤ ꯍꯥꯏꯈꯤꯒꯦ ꯑꯩꯅ ꯆꯥꯎꯈꯠꯇꯕ ꯃꯤꯅꯦꯅ ꯍꯥꯏꯈꯤ ꯑꯩꯗꯤ ꯆꯥꯎꯈꯠꯄ ꯃꯤꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯃꯥꯂꯦꯝꯁꯤ ꯂꯩꯔꯤꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯩ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯏꯃꯥ ꯑꯣꯏꯅ ꯂꯣꯏꯅ ꯈꯟꯖꯩ ꯏꯇꯥꯎꯒꯤ ꯏꯆꯥꯅꯨꯄꯤ ꯆꯍꯤ 3ꯗ ꯁꯨꯗ ꯉꯥꯏꯔꯤꯕꯗꯣ ꯑꯗꯨꯁꯨ ꯑꯩꯗꯤ ꯏꯃꯥ ꯑꯣꯏꯅ ꯎꯏ ꯏꯃꯥ ꯑꯣꯏꯅ ꯈꯟꯖꯔꯤꯕꯅꯤ ꯊꯣꯝꯕꯅ ꯌꯥꯔꯦ ꯂꯦꯞꯄꯣ ꯑꯗꯨ ꯌꯧꯁꯤꯜꯂꯗꯤ ꯇꯥꯅꯤꯡꯉꯛꯇ꯭ꯔꯦꯕ ꯇꯨ ꯌꯦꯡꯉꯨ ꯏꯇꯥꯎ ꯑꯆꯧꯕꯁꯦ ꯅꯣꯛꯇꯅꯒ ꯂꯥꯛꯏ ꯃꯁꯦ ꯉꯁꯤꯗꯤ ꯑꯩꯅꯒꯤ ꯃꯥꯅ ꯅꯨꯄꯤ ꯂꯩ ꯂꯩꯅ ꯅꯨꯄꯤꯒ ꯀꯣꯏꯗꯅ ꯑꯗꯨꯁꯨ ꯑꯩꯅ ꯍꯥꯟꯅ ꯈꯣꯏꯗꯥꯈ꯭ꯔꯕ ꯅꯨꯄꯤ ꯏꯍꯦ ꯑꯩꯅ ꯍꯥꯟꯅ ꯏꯆꯟꯒꯨꯝꯅ ꯈꯟꯈ꯭ꯔꯕ ꯅꯨꯄꯤꯗꯣ ꯑꯁꯤ ꯍꯥꯏꯅ ꯄꯤꯁꯛ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯇꯧꯊꯣꯛꯂꯒ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯇꯨꯅ ꯑꯆꯧꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯇꯥꯎ ꯅꯪꯕꯨ ꯀꯗꯥꯏꯗ ꯃꯥꯡꯉꯨꯏꯅꯣ ꯀꯦꯊꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯅꯤꯗ ꯕꯤꯔꯤ ꯃꯆꯦꯝꯇ ꯊꯛꯀꯦꯅ ꯄꯤꯁꯛꯅ ꯑꯩꯈꯣꯏꯒꯁꯦ ꯍꯧꯔꯝꯗꯕꯤ ꯅꯊꯟꯅꯒ ꯌꯥꯝ ꯆꯠꯂꯤꯀꯣ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯄꯕు ꯅꯣꯏꯁꯨ ꯍꯧꯔꯝꯒꯗ꯭ꯔꯣ ꯊꯣꯝꯕꯅ ꯏꯇꯥꯎ ꯍꯟꯗꯛꯇꯤ ꯅꯪ ꯌꯥꯝ ꯑꯣꯜꯂꯦ ꯅꯪ ꯅꯆꯥ ꯂꯩꯔꯝꯃꯤꯅꯤ ꯀꯥꯎꯅꯀꯣ ꯌꯨꯝꯒꯤ ꯅꯨꯄꯤꯅ ꯈꯪꯈ꯭ꯔꯒ ꯅꯨꯡꯉꯥꯏꯔꯣꯏ ꯅꯪ ꯇꯧꯔꯤꯗꯣ ꯑꯗꯨꯝꯅ ꯇꯧꯅꯨ ꯀꯩꯅꯣꯗ ꯏꯇꯥꯎ ꯌꯨꯝꯒꯤ ꯅꯨꯄꯤꯗ ꯈꯪꯍꯟꯗ꯭ꯔꯒ ꯂꯣꯏꯔꯦ ꯅꯣꯏ ꯑꯅꯤꯅꯇ ꯍꯥꯏꯗꯣꯔꯛꯀꯅꯨ ꯅꯣꯏ ꯑꯅꯤꯅꯕꯨ ꯍꯥꯏꯗꯣꯔꯛꯇ꯭ꯔꯗꯤ ꯀꯩꯁꯨꯝ ꯈꯪꯉꯣꯏ ꯄꯨꯟꯁꯤꯁꯦ ꯋꯥꯕ ꯋꯥꯔꯛꯂꯦ ꯈꯔ ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯝꯒꯦ ꯊꯣꯝꯕꯅ ꯀꯩꯅꯣ ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯝꯒꯦ ꯍꯥꯏꯕ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯃ ꯂꯩ ꯂꯩꯅ ꯂꯝꯗ ꯅꯨꯄꯤ ꯀꯣꯏꯕꯁꯤꯔꯣ ꯅꯪꯅ ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯝꯕ ꯍꯥꯏꯔꯤꯁꯦ ꯍꯣꯏ ꯃꯥꯅꯦ ꯀꯦꯊꯕꯤꯁꯨ ꯃꯔꯥꯏꯕꯛ ꯊꯤꯔꯦ ꯑꯗꯨꯅ ꯃꯥꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯜꯂꯒꯦ ꯈꯜꯂꯦ ꯂꯩꯃꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯍꯜ ꯑꯣꯏꯅ ꯑꯗꯨꯝ ꯌꯨꯝꯗ ꯂꯩꯖꯁꯅꯨ ꯊꯣꯝꯕꯅ ꯏꯇꯥꯎ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯀꯦꯊꯕꯤꯁꯦ ꯀꯌꯥ ꯐꯕ ꯅꯨꯄꯤ ꯃꯥꯟꯗꯦ ꯏꯔꯥꯡ ꯇꯧꯕꯤ ꯅꯨꯄꯤ ꯃꯥꯜꯂꯦ ꯏꯇꯥꯎ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯖꯍꯧꯀꯣ ꯍꯦꯔꯦ ꯏꯇꯥꯎ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯀꯜꯂꯛꯄ ꯃꯥꯜꯂꯦ ꯅꯪꯒꯤꯁꯦ ꯑꯩꯒꯤ ꯀꯦꯊꯕꯤꯒ ꯃꯔꯤ ꯂꯩꯅꯕꯁꯤꯒ ꯂꯩꯔꯣ ꯅꯪꯅ ꯑꯆꯨꯛ ꯍꯩꯄꯥ ꯁꯥꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯅꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯂꯩꯅꯕꯗ ꯀꯜꯂꯛꯇꯣꯏꯕ ꯏꯇꯥꯎ ꯑꯩꯒꯤꯁꯦ ꯍꯩꯄꯥ ꯁꯥꯕꯒꯤ ꯋꯥ ꯅꯠꯇꯦ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯏꯇꯥꯎ ꯇꯧꯔꯤꯕꯗꯣ ꯐꯩ ꯐꯠꯇꯦꯅ ꯁꯨꯝ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯑꯩꯒꯤ ꯑꯄꯥꯝꯕ ꯇꯧꯒꯅꯤ ꯁꯤꯗ ꯅꯪꯅ ꯆꯒꯠ ꯉꯥꯡꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯁꯨꯝꯆꯤꯟꯅ ꯉꯥꯡꯅꯔꯝꯕꯗꯒꯤ ꯈꯨꯠ ꯊꯥꯅꯔꯛꯂꯝꯃꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯑꯅꯤꯗꯨꯕꯨ ꯈꯥꯝꯗꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯣꯝꯕꯒ ꯑꯆꯧꯕꯒꯁꯨ ꯀꯧꯅꯔꯝꯗꯦ ꯑꯆꯧꯕꯁꯨ ꯀꯦꯊꯕꯤꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯂꯩꯗꯨꯅ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯆꯧꯕꯅ ꯀꯦꯊꯕꯤ ꯑꯩ ꯊꯕꯛ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯅꯪ ꯅꯤꯡꯊꯤꯖꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕꯤ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯄꯣꯠꯐꯝ ꯊꯣꯛꯇꯣꯏꯅꯤ
ꯀꯔꯤ ꯄꯣꯠꯐꯝꯅꯣ ꯄꯣꯠꯀ ꯌꯣꯜꯂꯅꯨ ꯑꯩ ꯂꯩꯔꯁꯤꯕꯨ ꯀꯔꯤꯒꯤ ꯅꯪꯅ ꯋꯥꯅ ꯄꯣꯠꯐꯝ ꯐꯝꯗꯣꯏꯅꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯌꯨꯝꯗ ꯅꯨꯡꯉꯥꯏ ꯂꯩꯌꯣ ꯑꯗꯨ ꯇꯥꯗ ꯑꯩꯒꯤ ꯁꯅꯥꯞꯇꯣ ꯁꯥꯕꯤꯌꯨꯕ ꯁꯅꯥꯔꯣ ꯁꯥꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯀꯔꯝ ꯀꯥꯟꯗ ꯁꯥꯕꯤꯗꯣꯏꯅꯣ ꯉꯁꯤꯃꯛ ꯁꯥꯗꯣꯛꯂꯒ ꯂꯣꯏꯔꯦ ꯑꯩꯒꯤ ꯁꯦꯜ ꯈꯔ ꯂꯩꯕꯗꯣ ꯑꯗꯨ ꯄꯨꯔꯒ ꯀꯣꯟꯁꯪꯗ ꯆꯠꯂꯣ ꯑꯋꯥꯠꯄꯗꯨꯅ ꯑꯩꯒꯤ ꯈꯨꯠꯁꯨꯃꯟ ꯐꯪꯂꯒ ꯍꯥꯞꯂꯁꯤ ꯑꯩꯒꯤ ꯈꯨꯠꯁꯨꯃꯟꯕꯨꯗꯤ ꯐꯪꯗꯧ ꯋꯥꯠꯂꯤ ꯑꯗꯣ ꯃꯄꯨꯗ ꯑꯩꯒꯤ ꯑꯆꯤꯟꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ ꯈꯨꯠꯁꯨꯃꯟ ꯍꯥꯟꯅ ꯄꯤꯔꯣꯅ ꯍꯥꯏꯅꯔꯒ ꯂꯧꯔꯛꯂꯒꯦ ꯑꯗꯨꯗꯤ ꯉꯁꯤꯃꯛ ꯆꯠꯇꯨꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯒꯤ ꯁꯅꯥ ꯑꯃ ꯁꯥꯎꯔꯒꯦ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯍꯔꯥꯎꯏꯗ ꯇꯧꯔꯤꯁꯦ ꯗꯥꯗꯥ ꯅꯪꯁꯤ ꯅꯕꯨꯛ ꯌꯥꯝ ꯐꯩ ꯍꯥꯏ ꯋꯥꯅꯤ ꯐꯕꯅꯤ ꯀꯦꯊꯕꯤ ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯕ ꯋꯥꯁꯦ ꯈꯨꯗꯛꯇ ꯍꯦꯛꯇ ꯇꯧꯅꯤꯡꯉꯤ ꯈꯪꯗꯗꯤ ꯀꯦꯊꯕꯤ ꯅꯪꯁꯦ ꯍꯔꯥꯎꯅ ꯑꯗꯨꯝ ꯊꯝꯅꯤꯡꯉꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯔꯥꯎꯅ ꯑꯗꯨꯝ ꯊꯝꯕꯤꯌꯨꯀꯣ ꯗꯥꯗꯥ ꯊꯝꯗꯣꯏꯅꯤ ꯑꯩꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤ ꯀꯦꯊꯕꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯑꯆꯧꯕ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩ ꯍꯥꯏꯕ ꯀꯥꯎꯊꯣꯛꯄ ꯃꯈꯩ ꯀꯦꯊꯕꯤꯒꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗ ꯂꯩꯃꯁꯨ ꯃꯄꯨꯔꯣꯏꯕꯅ ꯂꯝꯗ ꯅꯨꯄꯤ ꯑꯃ ꯂꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤ ꯀꯔꯤꯅꯣ ꯃꯤꯅ ꯍꯥꯏꯅꯔꯤꯕꯁꯦ ꯆꯨꯝꯂꯕ ꯖꯥꯠꯂꯥ ꯍꯟꯗꯛꯇꯤ ꯌꯨꯝꯗꯁꯨ ꯍꯜꯂꯛꯇꯦ ꯁꯦꯜꯁꯨ ꯊꯥꯔꯛꯈꯤꯗ꯭ꯔꯦ ꯄꯤꯁꯛ ꯍꯣꯏ ꯊꯣꯡꯕ ꯍꯣꯏꯗꯤ ꯃꯌꯨꯝꯗ ꯍꯜꯂꯛꯑꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ ꯑꯗꯨꯒ ꯃꯣꯏ ꯇꯥꯆꯧꯅ ꯍꯜꯂꯛꯇ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤ ꯑꯣꯏꯔꯕ ꯖꯥꯠꯅꯣ ꯑꯩ ꯑꯁꯦꯡꯕ ꯑꯃ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ ꯑꯩ ꯄꯤꯁꯛ ꯍꯣꯏꯗ ꯆꯠꯇꯨꯅ ꯑꯁꯦꯡꯕ ꯑꯃ ꯈꯪꯗꯣꯛꯂꯒꯦ ꯑꯁꯤ ꯈꯟꯅ ꯃꯆꯥ ꯄꯤꯛꯄꯗꯨ ꯃꯅꯝꯗ ꯄꯣꯠꯁꯤꯟꯗꯨꯅ ꯄꯤꯁꯛ ꯍꯣꯏ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯄꯤꯁꯛ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯂꯩꯃꯅ ꯄꯤꯁꯛ ꯍꯣꯏ ꯏꯆꯦ ꯍꯩꯃ ꯂꯩꯃ ꯅꯪ ꯂꯥꯛꯏꯔꯣ ꯍꯣꯏ ꯏꯆꯦ ꯄꯤꯁꯛꯄꯨ ꯂꯩꯈꯤꯗꯕ꯭ꯔꯣ ꯇꯟꯖꯥꯗꯨꯗ ꯄꯤꯁꯛ ꯊꯣꯛꯂꯛꯇꯨꯅ ꯂꯩꯃꯅꯤꯅꯦ ꯑꯆꯧꯕꯒꯤ ꯄꯥꯎ ꯑꯃ ꯍꯪꯂꯛꯇꯣꯏꯖꯥꯠꯂꯥ ꯑꯩꯕꯨ ꯏꯃꯨꯡꯗ ꯆꯪꯂꯒ ꯂꯣꯠꯂꯨꯁꯤꯔꯅꯦ ꯄꯤꯁꯛ ꯍꯥꯎ ꯄꯤꯁꯛ ꯃꯣꯏ ꯇꯥꯆꯧꯗꯣ ꯌꯨꯝꯗ ꯂꯥꯛꯇ꯭ꯔꯕꯗꯤ ꯀꯩꯗꯧꯔꯕꯒꯦ ꯃꯤꯅ ꯀꯔꯤꯅꯁꯨ ꯍꯥꯏꯅꯩ ꯃꯁꯤ ꯑꯆꯨꯝꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣꯗꯣ ꯍꯩ ꯅꯨꯄꯥ ꯀꯩꯅꯣ ꯅꯪꯅ ꯅꯔꯣꯟ ꯅꯔꯤ ꯊꯣꯛꯇꯕꯗꯧ ꯇꯧꯔꯤꯗꯨꯕꯣ ꯅꯔꯣꯟ ꯊꯣꯛꯇ꯭ꯔꯣ ꯂꯩꯃꯅ ꯍꯥꯏꯔꯤꯁꯦ ꯈꯨꯝꯕ ꯍꯩꯇ꯭ꯔꯣ ꯈꯨꯝꯒꯤ ꯇꯧꯔꯤꯁꯤꯗꯤ ꯑꯩꯁꯨ ꯅꯪꯅꯕꯨ ꯃꯔꯛꯇ ꯀꯩ ꯊꯠꯂꯒ ꯑꯗꯨꯗꯤ ꯀꯣꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯀꯩꯅꯣ ꯈꯪꯗꯦ ꯎꯪꯅ ꯇꯧ ꯂꯩꯌꯦꯃꯤ ꯍꯣꯏꯌꯦ ꯀꯩꯅꯣ ꯂꯩꯃ ꯏꯇꯥꯎꯗꯣ ꯊꯕꯛ ꯃꯐꯝꯗ ꯀꯦꯊꯕꯤ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯂꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯀꯔꯤ ꯍꯥꯏꯕ ꯃꯣꯏ ꯇꯥꯆꯧꯕꯣ ꯃꯤꯅ ꯍꯥꯏꯅꯕꯗꯣ ꯆꯨꯝꯂꯤꯗꯅ ꯑꯁꯤ ꯍꯥꯏꯅ ꯂꯩꯃ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯇꯨꯅ ꯄꯤꯁꯛꯇ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯈ꯭ꯔꯦ ꯂꯩꯃꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯄꯤꯁꯛꯀꯤ ꯅꯨꯄꯤꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯍꯧꯏ ꯑꯗꯨꯒ ꯄꯤꯁꯛꯇ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯦ ꯅꯨꯄꯥ ꯅꯪꯒꯤ ꯂꯝꯗ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯀꯣꯏꯕ꯭ꯔꯥ ꯅꯪꯒꯤꯗꯤ ꯂꯝꯗ ꯑꯔꯣꯟꯕ ꯅꯨꯄꯤꯒ ꯂꯩꯍꯧꯕ꯭ꯔꯕ ꯂꯩꯍꯧꯕ꯭ꯔꯕ ꯁꯦꯡꯅ ꯈꯨꯝꯃꯨ ꯑꯩꯅ ꯍꯪꯉꯤꯁꯦ ꯀꯥꯏꯗꯩꯅꯣꯗ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗ ꯆꯀꯠ ꯇꯧꯕ ꯅꯨꯄꯥꯗꯨ ꯅꯠꯇꯦ ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯔꯤꯁꯤꯗꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯐꯩ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯅꯪꯁꯨ ꯑꯆꯧꯕꯒꯤ ꯃꯇꯧ ꯇꯝꯗꯅ ꯅꯨꯄꯤꯒ ꯀꯣꯏꯔꯝꯂꯕ ꯅꯪ ꯑꯩꯕꯨꯗꯤ ꯐꯠꯇꯦ ꯍꯥꯏꯅꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤ ꯄꯤꯁꯛ ꯃꯪꯒꯣꯜꯗ ꯊꯦꯠꯂꯤꯕ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯃꯆꯥꯗꯨꯗ ꯌꯦꯡꯖꯗꯨꯅ ꯑꯩꯅ ꯁꯛ ꯐꯖꯕꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯀꯝꯕꯜ ꯈꯔꯁꯨ ꯆꯥꯎꯖꯔꯤ ꯑꯗꯨꯕꯨꯗꯤ ꯆꯥꯎꯕ ꯇꯥꯕꯅꯤ ꯑꯩꯅ ꯁꯛ ꯍꯥꯏꯖꯤꯟꯗꯅ ꯐꯖꯔꯨꯕꯒꯤ ꯄꯥꯈꯠꯆꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯑꯆꯧꯕꯗꯤ ꯀꯦꯊꯕꯤ ꯏꯃꯥꯒ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯗꯥꯗꯥ ꯉꯁꯤꯗꯤ ꯑꯩ ꯉꯥꯅꯨ ꯊꯣꯡꯕ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕꯨ ꯅꯪꯅ ꯆꯥꯅꯤꯡꯂꯗꯤ ꯆꯥꯊꯣꯛꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯉꯁꯤꯗꯤ ꯑꯩ ꯊꯕꯛ ꯑꯃꯗ ꯆꯠꯂꯔꯣꯏ ꯑꯩꯈꯣꯏꯅꯤ ꯉꯥꯅꯨ ꯊꯣꯡꯕꯗꯣ ꯍꯥꯎꯅ ꯆꯥꯊꯣꯛꯂꯒ ꯂꯩꯊꯣꯛꯁꯤ ꯑꯗꯣ ꯊꯣꯡꯕꯁꯨ ꯗꯥꯗꯥꯅ ꯊꯣꯡꯉꯨꯀꯣ ꯍꯣꯏ ꯊꯣꯡꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯄꯥꯟꯗ ꯅꯨꯄꯤ ꯑꯃꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ ꯃꯄꯥꯟꯗ ꯃꯤ ꯑꯃ ꯂꯥꯛꯄ ꯃꯥꯜꯂꯤ ꯀꯅꯥꯅꯣ ꯑꯝꯇ ꯌꯦꯡꯂꯨꯒꯦ ꯍꯣꯏ ꯌꯦꯡꯂꯨꯔꯣ ꯀꯦꯊꯕꯤꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯁꯤꯅ ꯀꯅꯥ ꯍꯪꯕꯤꯕꯅꯣ ꯌꯨꯝꯁꯦ ꯀꯦꯊꯕꯤ ꯍꯣꯏꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯃꯥꯅꯦ ꯀꯩꯗꯧꯔꯦ ꯑꯣ ꯀꯦꯊꯕꯤ ꯍꯥꯏꯔꯤꯁꯤ ꯁꯣꯝꯂꯥ ꯃꯥꯅꯦ ꯀꯦꯊꯕꯤ ꯍꯥꯏꯔꯤꯗꯣ ꯑꯩ ꯏꯁꯥꯃꯛꯅꯤ ꯈꯪꯍꯧꯗꯦ ꯅꯨꯄꯤꯗꯨꯅ ꯀꯦꯊꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ
ꯑꯩꯅ ꯃꯐꯝꯁꯤ ꯂꯥꯛꯄꯁꯦ ꯃꯣꯏꯇꯥꯆꯧꯗꯤ ꯉꯛꯄ꯭ꯔꯥ? ꯂꯩꯃ, ꯌꯨꯝꯗ ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯍꯧꯔꯤ, ꯑꯩꯒꯤ ꯏꯆꯥ ꯂꯩꯍꯧꯔꯤ ꯀꯥꯎꯊꯣꯛꯇꯨꯅ ꯂꯝꯗ ꯅꯨꯄꯤ ꯑꯃ ꯂꯧꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯔꯝꯃꯤ ꯕꯣꯏꯔꯦ ꯃꯣꯏꯇꯥꯆꯧꯗꯤ꯫ ꯅꯪ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯩꯅꯣ? ꯆꯠꯂꯨ ꯌꯨꯝꯗ꯫ ꯆꯠꯂꯣꯏ ꯃꯣꯏꯇꯥꯆꯧ, ꯍꯧꯖꯤꯛꯃꯛ ꯌꯨꯝꯗ ꯆꯠꯁꯤ꯫ ꯀꯦꯊꯕꯤꯗꯨ ꯑꯆꯧꯕꯒꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯟꯗꯨꯅ, ꯍꯦ, ꯑꯩ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯇꯥꯗ ꯄꯨꯕ ꯌꯥꯔꯣꯏ꯫ ꯍꯦ, ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ, ꯃꯇꯨ ꯃꯆꯥ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯅꯨꯄꯥꯒ ꯑꯝꯇ ꯐꯪꯖꯗ꯭ꯔꯕꯣ? ꯍꯔꯦ, ꯅꯪꯒꯤ ꯅꯨꯄꯥꯁꯤꯕꯨ ꯑꯩꯅ ꯃꯨꯟꯕ꯭ꯔꯣ? ꯃꯁꯥꯅ ꯑꯩꯒꯤ ꯐꯖꯕꯁꯤꯗꯅꯦ ꯉꯥꯎꯖꯔꯗꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯩꯖꯔꯕꯅꯤ ꯀꯩꯅꯣ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯅꯨꯄꯥ ꯃꯨꯟꯕꯤ ꯀꯥꯏꯅ, ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯤꯁꯤꯗꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯁꯤ ꯍꯥꯏꯅ ꯀꯦꯊꯕꯤꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯂꯩꯃꯒꯤ ꯃꯈꯨꯠ ꯑꯗꯨ ꯑꯆꯧꯕꯅ ꯐꯥꯔꯒ ꯃꯉꯣꯟꯗ ꯑꯣꯏꯅ ꯊꯥꯔꯛꯂꯝꯃꯤ꯫ ꯇꯁ, ꯀꯝꯗꯧꯏ, ꯅꯨꯡꯉꯥꯏꯖꯩ꯫ ꯈꯪꯕ꯭ꯔꯥ ꯅꯪꯅ ꯈꯨꯠ ꯊꯥꯕ ꯌꯥꯕ ꯃꯤꯔ ꯃꯥꯁꯦ? ꯍꯥ? ꯅꯪꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯅ ꯃꯉꯣꯟꯗ ꯐꯨꯒꯤ ꯇꯧꯔꯤꯅꯣ? ꯆꯠꯂꯣ ꯌꯨꯝꯗ ꯌꯥꯝ ꯊꯨꯅ, ꯃꯐꯝꯁꯤꯗ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯅ ꯁꯤꯜꯂꯒꯅꯣ꯫ ꯂꯩꯃ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ, ꯃꯣꯏꯇꯥꯆꯧ, ꯅꯪꯃꯛꯅ ꯅꯨꯄꯤꯁꯤꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕ? ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩ? ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯃꯪꯗ ꯐꯥꯎꯕ ꯈꯜꯂꯨꯗꯕꯅꯤ꯫ ꯀꯦꯊꯕꯤꯅ, ꯍꯣ, ꯃꯪꯗ ꯈꯟꯗꯕꯗꯣ ꯇꯥꯏꯕꯪꯗ ꯊꯣꯛꯂꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ, ꯂꯦꯡꯕꯤꯈ꯭ꯔꯣ꯫ ꯏꯇꯩꯅꯥꯎ ꯑꯃꯨꯛꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯍꯧꯒꯦ꯫ ꯃꯣꯏꯇꯥꯆꯧ, ꯅꯪ ꯑꯩꯒꯤ ꯈꯟꯕꯤꯗ꯭ꯔꯕꯁꯨ ꯅꯁꯥꯁꯤꯒꯤꯗꯃꯛꯇꯤ ꯈꯟꯕꯤꯕ ꯌꯥꯕꯅꯤ꯫ ꯌꯥꯔꯦ, ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯔꯅꯨ꯫ ꯅꯣꯏ ꯅꯃꯥ ꯅꯆꯥꯒꯤ ꯁꯦꯜ ꯑꯩꯅ ꯑꯗꯨꯝ ꯊꯥꯔꯛꯀꯅꯤ꯫ ꯍꯟꯗꯛ ꯊꯥ ꯑꯃꯅꯤꯁꯤꯗꯤ ꯑꯩ ꯐꯔꯛ ꯇꯥꯗꯅ ꯊꯥꯔꯛꯇꯕꯅꯤ꯫ ꯌꯥꯔꯦ, ꯃꯊꯪꯗꯒꯤꯗꯤ ꯅꯣꯏ ꯅꯃꯥ ꯅꯆꯥꯒꯤ ꯁꯦꯜ ꯊꯥꯔꯛꯂꯒꯦ꯫ ꯆꯠꯂꯣ ꯌꯨꯝꯗ꯫ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯑꯩꯒꯤ ꯁꯦꯜ ꯊꯥꯔꯛꯇꯦ ꯍꯥꯏꯕꯒꯤ ꯋꯥꯀꯠꯄ ꯂꯥꯛꯄ ꯅꯠꯇꯦ꯫ ꯃꯤꯅ ꯃꯣꯏꯇꯥꯆꯧꯒꯤ ꯃꯔꯝꯗ ꯍꯥꯏꯅꯔꯤꯕꯁꯤꯡꯁꯦ ꯑꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯈꯪꯗꯣꯛꯀꯦ ꯂꯥꯛꯄꯅꯤ꯫ ꯌꯥꯔꯦ, ꯈꯪꯂꯦ ꯍꯧꯖꯤꯛꯇꯤ꯫ ꯈꯪꯂꯕꯗꯤ ꯌꯥꯔꯦ, ꯆꯠꯈ꯭ꯔꯣ꯫ ꯁ꯭ꯋꯥꯏꯗꯅꯦ ꯀꯨꯏꯅ ꯂꯩꯔꯅꯨ꯫ ꯃꯣꯏꯇꯥꯆꯧꯅ ꯇꯥꯟꯗ꯭ꯔꯕꯁꯨ ꯑꯩ ꯆꯠꯀꯅꯤ꯫ ꯐꯔꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯅꯪꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨ꯫ ꯑꯃꯨꯛ ꯍꯟꯅ ꯏꯃꯥꯏꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯕ ꯉꯝꯕ ꯑꯣꯏꯌꯨ꯫ ꯀꯦꯊꯕꯤꯅ, ꯍꯣꯏ, ꯑꯩꯒꯤ ꯄꯨꯔꯣꯏꯕꯁꯦ ꯅꯣꯏ ꯅꯃꯥ ꯅꯆꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯊꯥꯔꯛꯂꯔꯣꯏ꯫ ꯗꯥꯗꯥ, ꯂꯥꯛ, ꯏꯃꯨꯡꯗ ꯆꯪꯂꯁꯤ, ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯒꯨꯝꯁꯤ꯫ ꯑꯁꯤ ꯍꯥꯏꯅ ꯑꯆꯧꯕꯕꯨ ꯀꯦꯊꯕꯤꯅ ꯆꯤꯡꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ꯫ ꯂꯩꯃ ꯋꯥꯔꯧꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯖꯍꯧꯏ꯫ ꯑꯁꯨꯝꯅ ꯂꯩꯃꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯆꯧꯕ ꯋꯥꯈꯜ ꯋꯥꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯗꯥꯗꯥ, ꯀꯔꯤ ꯇꯧꯔꯒꯦ? ꯏꯁꯨꯛ ꯁꯨꯛꯊꯔꯒ ꯍꯜꯂꯛꯂꯤꯕꯁꯤꯕꯣ? ꯀꯦꯊꯕꯤ, ꯑꯩ ꯊꯕꯛ ꯃꯐꯝꯗꯒꯤ ꯇꯥꯟꯊꯣꯔꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ? ꯊꯕꯛ ꯆꯥꯡ ꯅꯥꯏꯅ ꯂꯥꯛꯇꯕꯒꯤ ꯊꯥ ꯐꯥꯗ꯭ꯔꯤꯉꯩ ꯈꯨꯠꯁꯨꯃꯟ ꯂꯧꯊꯣꯛꯂꯒ ꯊꯕꯛ ꯂꯥꯛꯇꯦ ꯍꯥꯏꯅ ꯊꯕꯛꯇꯒꯤ ꯇꯥꯟꯊꯣꯔꯛꯏ꯫ ꯑꯩꯅ ꯐꯅꯌꯥꯝ ꯍꯥꯏꯖꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯕꯤꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤꯗꯤ ꯀꯔꯤ ꯁꯨꯔꯒ ꯆꯥꯗꯧꯔꯤꯒꯦ? ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯕ ꯇꯥꯕꯅꯤ, ꯀꯥꯟꯅꯗꯦꯁꯦ꯫ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ, ꯑꯩ ꯀꯣꯛꯁꯤ ꯌꯥꯝ ꯁꯥꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯆꯧꯕꯅ ꯃꯈꯨꯠꯇ ꯁꯦꯜ ꯐꯖꯅ ꯊꯣꯛꯂꯛꯇꯕꯗꯒꯤ ꯀꯦꯊꯕꯤꯗꯨ ꯇꯞꯅ ꯇꯞꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯂꯣꯟꯗꯨ ꯎꯠꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯆꯧꯕꯒ ꯀꯦꯊꯕꯤꯒ ꯈꯠꯅꯔꯤ꯫ ꯀꯦꯊꯕꯤ, ꯑꯩ ꯅꯪꯅ ꯄꯣꯠꯐꯝ ꯊꯣꯛꯄꯗꯣ ꯄꯥꯝꯗꯦ ꯍꯥꯏꯕꯅꯤꯅꯦ꯫ ꯑꯩꯕꯨ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ? ꯅꯪꯅ ꯄꯨꯁꯤꯜꯂꯛꯂꯤꯕ ꯁꯦꯜꯗꯨꯅꯗꯤꯅꯦ ꯏꯃꯨꯡꯁꯦ ꯄꯨꯕ ꯀꯣꯟꯅꯗ꯭ꯔꯦ꯫ ꯑꯗꯨꯅꯅꯦ ꯑꯩꯅ ꯄꯣꯠꯐꯝ ꯊꯣꯛꯇꯨꯅ ꯁꯦꯜ ꯇꯥꯜꯂꯒꯦ ꯍꯥꯏꯔꯤꯁꯦ꯫ ꯍꯩꯃ, ꯑꯩꯅ ꯄꯨꯁꯤꯜꯂꯛꯂꯤꯕ ꯁꯦꯜ ꯑꯁꯤꯅ ꯑꯩꯈꯣꯏꯅꯤ ꯆꯔꯥꯗꯤ ꯍꯦꯟꯗ꯭ꯔꯤꯗꯅ, ꯑꯩꯁꯨ ꯉꯝꯅꯕ ꯁꯦꯜ ꯇꯥꯜꯂꯤꯁꯤꯗꯤ꯫ ꯅꯣꯡꯃꯒꯤ ꯁꯣꯏꯗꯅꯕ ꯆꯔꯥꯅꯤ ꯆꯥꯕꯗꯨꯅ ꯌꯥꯔꯕ꯭ꯔꯣ? ꯁꯦꯠꯅꯤꯡꯕ ꯐꯤ ꯑꯃꯁꯨ ꯁꯦꯠꯄ ꯐꯪꯗ꯭ꯔꯦ, ꯆꯥꯅꯤꯡꯕ ꯑꯃꯁꯨ ꯆꯥꯕ ꯐꯪꯗ꯭ꯔꯦ꯫ ꯏꯈꯨꯠꯇ ꯁꯦꯜ ꯊꯣꯛꯂꯕꯗꯤ ꯑꯩꯁꯨ ꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯅꯕ ꯌꯥꯏꯗꯅ꯫ ꯑꯗꯨꯅꯅꯦ ꯑꯩꯅ ꯄꯣꯠꯐꯝ ꯊꯣꯛꯇꯨꯅ ꯁꯦꯜ ꯇꯥꯜꯂꯒꯦ ꯍꯥꯏꯔꯤꯁꯦ꯫ ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯅꯠꯇꯦ, ꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝ ꯀꯥꯏꯔꯒꯦꯕ? ꯈꯪꯗꯦ, ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯌꯥꯗ꯭ꯔꯒꯅ ꯇꯣꯛ, ꯑꯩꯗꯤꯅꯦ ꯄꯣꯠꯐꯝ ꯊꯣꯛꯇꯨꯅ ꯁꯦꯜ ꯇꯥꯟꯕ ꯍꯧꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯀꯦꯊꯕꯤ ꯃꯥꯅ ꯉꯝꯗꯅ ꯄꯣꯠꯐꯝ ꯑꯃꯨꯛ ꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯀꯦꯊꯕꯤ ꯃꯥꯒꯤ ꯂꯝꯆꯠ ꯁꯥꯖꯠꯇ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯅꯨꯄꯥ ꯅꯍꯥꯒ ꯅꯣꯛꯄꯈꯦꯕ, ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯑꯆꯧꯕ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯅꯨꯄꯥꯁꯨ ꯀꯣꯏꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯇꯥꯔꯤꯕꯣ ꯀꯦꯊꯕꯤ? ꯊꯣꯡ ꯍꯥꯡꯉꯨ, ꯑꯩ ꯍꯜꯂꯛꯏ꯫ ꯀꯦꯊꯕꯤꯗꯨ ꯀꯥꯡꯈꯟ ꯃꯃꯥꯏꯗꯨ ꯍꯥꯏꯗꯣꯛꯇꯨꯅ,
Ho thongdu londabane warana ngaksinbane adum ilaga chang kaino khangde mida tumthara kansida tumaga loi kaheleba ho asi haina asawbadu imungdi sanglaklammi aduga chakhumda muk changaktuna chaksage haina magi kuptun leiriba chak saruk adu hangdoktun yenglubadadi ayuki sasik oidun leirami si nupisibu akamda thongdra malini aibu ingkra kanjida sasiladi ingmuna sirin tawisi asi haina asawba chak adu sarami chak adu sana magi nupi 𝗬𝗵𝗶 ningsinglaklammi nongmata 𝗬𝗵 𝗪𝗵 ꯁꯥꯗ꯭ꯔꯤꯃꯈꯩ ꯆꯥꯛ ꯆꯥꯗꯅ 𝗪𝗵 ꯉꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯀꯦꯊꯕꯤ ꯃꯥꯗꯤ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯕ ꯑꯋꯥꯕ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯛ ꯆꯥꯗꯨꯅ ꯇꯨꯝꯃꯒ ꯂꯩꯔꯝꯕꯁꯤꯗ ꯑꯆꯧꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯅꯤꯒꯤ ꯈꯦꯟꯅꯕ ꯈꯪꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯀꯦꯊꯕꯤ ꯇꯞꯇꯥ ꯃꯈꯩ ꯀꯦꯁꯤꯟꯗꯨꯅ ꯄꯣꯠꯐꯝꯗ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯇꯧꯔꯤ ꯈꯪꯗ꯭ꯔꯦꯗ ꯇꯥꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯂꯩꯇꯕꯒꯤ ꯂꯩꯇꯕ ꯉꯥꯛꯇ ꯑꯗꯨꯕꯨꯅꯦ ꯆꯥꯛꯈꯨꯝꯗꯤ ꯃꯩ ꯃꯨꯠꯄ ꯌꯥꯗꯕꯅꯤꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔꯁꯦ ꯇꯦꯛ ꯌꯣꯟꯗꯨꯅ ꯏꯃꯨꯡꯁꯦ ꯑꯩꯅ ꯄꯨꯔꯤꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯁꯤꯈꯤꯕꯅꯤ ꯍꯦꯟꯅ ꯐꯔꯦꯗ ꯋꯥꯃꯟꯈ꯭ꯔꯦ ꯄꯨꯟꯁꯤꯁꯦ ꯍꯦꯔꯥ ꯑꯗꯨꯝ ꯅꯥꯏꯅꯨꯗ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯥꯗꯨ ꯃꯥꯒꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯔꯛꯂꯒ ꯀꯦꯊꯕꯤꯗ ꯄꯤꯔꯛꯂꯝꯃꯤ ꯁꯦꯜꯁꯦ ꯄꯥꯏꯁꯤꯜꯂꯣ ꯑꯩꯃ ꯀꯔꯤꯒꯤ ꯁꯦꯜꯅꯣ ꯅꯪꯒꯤ ꯀꯔꯤꯅꯣ ꯑꯋꯥꯠ ꯑꯄꯥ ꯂꯩꯅꯧ ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯥꯗꯨꯕꯨ ꯊꯕꯛ ꯑꯝꯇ ꯁꯨꯗ꯭ꯔꯣ ꯁꯨꯗꯦꯗ ꯑꯩꯅ ꯊꯥꯛꯂꯒ ꯆꯥꯔꯤꯅꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦ ꯄꯣꯠꯐꯝꯁꯦ ꯐꯝꯗꯨꯅ ꯏꯃꯨꯡ ꯄꯨꯔꯤꯕ ꯑꯩꯕꯨ ꯃꯥꯅ ꯄꯣꯠꯐꯝ ꯊꯣꯛꯇꯨꯅ ꯅꯨꯄꯥꯒ 이랑 ꯇꯧꯋꯦꯅ ꯑꯃꯨꯛ ꯐꯨꯕꯤꯔꯤꯕꯅꯤ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯃꯗꯨ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤꯔꯣ ꯑꯗꯨꯒ ꯑꯩꯒ ꯑꯣꯏꯅ ꯅꯨꯡꯉꯥꯏ ꯂꯩꯔꯁꯤ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦ ꯑꯁꯤ ꯍꯥꯏꯅ ꯀꯦꯊꯕꯤ ꯅꯨꯄꯥꯗꯨꯗ ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯑꯣꯠꯄꯤ ꯅꯩꯕꯤ ꯍꯥꯏꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯑꯣꯏꯗ ꯄꯥꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯀꯦꯊꯕꯤꯒꯤ ꯂꯤꯆꯠꯁꯨ ꯅꯣꯡꯃꯒꯤ ꯑꯆꯧꯕꯅ ꯈꯪꯕ ꯍꯧꯔꯛꯂꯝꯃꯤ ꯀꯦꯊꯕꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯄꯣꯠꯐꯝ ꯊꯣꯛꯏꯅ ꯍꯥꯏꯅ ꯊꯣꯛꯂꯒ ꯅꯨꯄꯥ ꯅꯍꯥꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯈꯦꯗꯅ ꯇꯧꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯃꯗꯨ ꯑꯩ ꯄꯥꯝꯗꯦꯀꯣ ꯆꯨꯝꯅ ꯅꯣꯛꯄꯒꯁꯤ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ ꯐꯅ ꯈꯟꯗꯣꯛꯑꯣ ꯐꯅ ꯑꯗꯨꯝ ꯎꯅꯤ ꯇꯥꯗꯅ ꯐꯠꯇꯅ ꯈꯟꯕꯒꯤꯅꯤ ꯐꯠꯇꯅ ꯎꯔꯤꯗꯣ ꯍꯩ ꯑꯩꯅ ꯐꯠꯇꯅ ꯎꯕꯒꯤ ꯅꯠꯇꯦꯅꯦ ꯃꯧ ꯑꯃꯅ ꯂꯝ ꯂꯥꯟꯕ ꯅꯨꯄꯥ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯌꯥ ꯍꯩꯒꯠꯇꯨꯅ ꯋꯥꯊꯤ ꯉꯥꯡꯅꯕꯗꯨꯕꯨ ꯐꯅ ꯑꯃꯨꯛ ꯈꯟꯈꯣ ꯍꯥꯏꯔꯣ ꯍꯣ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗꯤꯅꯦ ꯅꯪꯅ ꯈꯟꯅꯤꯡꯕ ꯈꯟꯖꯔꯣ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯑꯩꯅ ꯅꯨꯄꯥꯒ ꯑꯣꯟꯁꯤꯟꯅꯔꯒ ꯅꯣꯛꯅꯤꯡꯉꯤ ꯅꯣꯛꯀꯅꯤ ꯅꯣꯛꯅꯤꯡꯗꯤ ꯇꯣꯛꯀꯅꯤ ꯅꯊꯧ ꯅꯠꯇꯦ ꯀꯨꯁꯤꯅꯤ ꯅꯪ ꯅꯃꯥꯏꯗꯨ ꯊꯥꯖꯤꯜꯂꯧꯔꯥ ꯅꯪ ꯑꯩꯁꯤ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯅꯪꯂꯣ ꯑꯩꯒꯤ ꯃꯤꯠꯇ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯎꯏ ꯅꯪꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯕ ꯌꯥꯄꯣꯟꯇꯦ ꯑꯩ ꯄꯣꯠꯐꯝ ꯊꯣꯛꯄ ꯊꯦꯡꯈ꯭ꯔꯅꯤ ꯑꯁꯤ ꯍꯥꯏꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯆꯠꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯀꯦꯊꯕꯤꯗꯨ ꯏꯃꯨꯡꯗ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ ꯍꯦꯔꯥ ꯃꯥ ꯑꯃ ꯂꯣꯏꯁꯤꯟꯕꯗꯤ ꯀꯔꯤꯁꯨ ꯂꯩ ꯋꯥ ꯅꯠꯇꯦ ꯀꯩꯅꯣ ꯁꯠ ꯍꯥꯠꯇꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏꯅꯤ ꯅꯨꯡꯉꯥꯏ ꯂꯩꯊꯣꯛꯂꯒ ꯂꯣꯏꯔꯦ ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯕꯁꯨ ꯑꯩꯗꯤ ꯇꯥ ꯁꯦꯟꯖꯥꯎ ꯄꯥꯏꯕꯒ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏ ꯂꯩꯃꯤꯟꯅꯕꯗꯣ ꯑꯗꯨ ꯄꯥꯝꯃꯤ ꯑꯩꯒꯤ ꯅꯨꯄꯥꯅꯤꯅ ꯑꯃ ꯂꯩꯔꯤꯁꯤꯅ ꯆꯌꯦꯠ ꯈꯨꯌꯦꯠꯅꯗꯨꯅ ꯑꯗꯨꯝ ꯌꯦꯠ ꯂꯩꯔꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯑꯆꯧꯕ ꯁꯥꯎꯅ ꯊꯣꯡꯗꯣ ꯀꯥꯎꯈꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯥꯗꯨ ꯏꯈꯪ ꯈꯪꯅ ꯀꯅꯥꯅꯣ ꯇꯥꯗꯅꯤ ꯇꯥꯗꯗꯤ ꯀꯅꯥ ꯍꯣ ꯑꯩꯒꯤ ꯅꯨꯄꯥꯗꯨꯅꯤ ꯑꯆꯧꯕꯅ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯐꯥꯔꯦꯗꯅ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯨꯄꯥꯁꯦ ꯌꯨꯝꯁꯤ ꯀꯩꯗꯧꯔꯤꯅꯣ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯀꯦꯊꯕꯤ ꯑꯩ ꯆꯠꯂꯒꯦ ꯅꯪꯒꯤ ꯅꯨꯄꯥꯁꯤ ꯌꯥꯝ ꯖꯥꯊꯤ ꯃꯥꯜꯂꯤ ꯑꯁ ꯀꯩꯁꯨ ꯇꯧꯔꯣꯏ ꯅꯪ ꯑꯃ ꯏꯀꯟꯈ꯭ꯔꯦ ꯉꯁꯥꯏꯈꯩꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯍꯥꯠꯇꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯁꯦ ꯍꯥꯏꯔꯝꯗꯥꯏꯅꯦ ꯑꯆꯧꯕꯗꯨ ꯌꯥꯝ ꯁꯥꯎꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ ꯅꯪ ꯑꯩꯅ ꯍꯥꯏꯁꯤ ꯇꯥꯗ꯭ꯔꯣ ꯍꯣ ꯑꯩꯒꯤ ꯅꯨꯄꯥꯅꯦ ꯑꯩꯒꯤ ꯅꯨꯄꯥ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯈꯪꯍꯧꯗꯦ ꯑꯆꯧꯕꯅ ꯀꯦꯊꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯝꯃꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯀꯔꯤ ꯑꯩꯕꯨ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯀꯥꯏꯗꯅ ꯅꯪꯗꯤ ꯂꯝꯆꯠ ꯌꯥꯝ ꯅꯥꯏꯔꯕꯅꯤꯅ ꯅꯌꯨꯝꯗ ꯅꯇꯨ ꯅꯆꯥ ꯂꯩꯅ ꯂꯝꯗ ꯅꯪꯁꯨ ꯑꯩ ꯂꯧꯗꯨ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯂꯝꯆꯠꯅ ꯀꯌꯥꯝ ꯐꯖꯔꯗꯅ ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯎꯁꯤꯠꯇꯕꯒꯤ ꯋꯥꯅꯤꯅꯦ ꯆꯠꯂꯣ ꯅꯪ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛꯃꯛ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯪ ꯆꯠꯈꯤꯒꯗꯕꯅꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯣ ꯑꯌꯣ
Nang này bút tan mà nát tịch lọ Yum mà sẽ ai cái yum này câu bi ra bro Nang đùm ai cái yum sẽ tha đốc tu nè chặt biết rồi Mà mang đờ su ai đi Nang bút chặt biết rồi hay bận nát rồi Nang tờ nà cái khang đờ bagi chặt đờ bagi what Hey cái thà bì Ta dân những cái câu bi ra cái nó chặt biết rồi Ai nè quay sang nó ngay nè Ai lấy dầu kì Huy nè hey bà nang giấc rồi nè Ai cái thà bì cái ai lấy hầu kì 𝗵𝗵𝗶𝗿𝗁 khani gai ne yega doye damai na ki kari no kitabe nangi no pase ai ki bam sin yoksi le kai do bai ki do no ha adugi saru phura ka tan thoko mukta ha aibu ma phu batari ira ma na phura ga phu ai na phura ga phu ekta phura ga tal he nupa nang chatlo da asi haina nupa duna asobu da illi kanghaude asobu na nupa do phutharak lami ayo kitabe Nang ini pasti kamu nih. Hai ma, ai kita senjau pai bersidi, tak ada pasal putar rai wani. Sidi kamai tahu ni. Kita be, nang ini masih ada kamu nih. Asa, ayo, yamang pai tokre. Aya, yamang yau je. Hei, kita be, nang ini pasti, udah kam dulu nang. Nuba kau budong dong, kau thari me. Asam na asau benda nuba tu dah, magi asau pun betai na reklam me. Nuba tu bu, puba ya bu puraga, kita be demu unsin tu na. Nangbu, aina 𝗪𝗵𝗶 ꯊꯤꯔꯕꯤꯅꯤ ꯈꯟꯅ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯤꯅꯤ ꯈꯟ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯅꯪꯒꯤꯗꯃꯛ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯅꯪꯒꯤꯗꯃꯛ ꯂꯦꯞꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯅ ꯁꯦꯜ ꯄꯥꯏꯕꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯖꯤꯟꯅꯕ ꯑꯣꯏꯔꯝꯂꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯁꯦꯜ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯊꯤꯔꯤꯕ ꯅꯠꯇ꯭ꯔꯣ ꯊꯨꯏ ꯇꯨꯀꯠꯆꯩ ꯅꯪꯒꯤ ꯂꯤꯆꯠ ꯏꯔꯥꯡ ꯇꯧꯕꯤ ꯂꯤꯆꯠ ꯆꯨꯝꯗꯕꯤ ꯅꯪꯒ ꯊꯦꯡꯅꯔꯨꯗꯅ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯅꯨꯄꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯩꯅ ꯃꯤꯔꯥꯏꯔꯨꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯃꯤꯀꯞ ꯊꯣꯛꯂꯦ ꯐꯔꯦ ꯑꯩ ꯅꯪꯒꯤ ꯅꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯅꯪ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯑꯁꯤ ꯍꯥꯏꯅ ꯁꯥꯎꯅ ꯆꯠꯈꯤ ꯀꯦꯊꯕꯤꯅ ꯍꯩꯃꯥ ꯆꯠꯈ꯭ꯔꯦꯅꯤ ꯆꯠꯈꯤ ꯆꯠꯁꯅꯨ ꯋꯥꯏ ꯁꯪꯉꯦ ꯐꯅ ꯑꯗꯨꯝ ꯐꯔꯦ ꯑꯁꯤ ꯍꯥꯏꯅ ꯑꯣꯟꯊꯣꯔꯛꯄꯗ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯗꯨꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯒꯩ ꯇꯥꯔꯤꯕꯗꯨ ꯎꯔꯗꯨꯅ ꯍꯩꯃꯥ ꯁꯤꯔꯕ꯭ꯔꯣ ꯁꯤꯅ ꯍꯣꯇꯥ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯁꯤꯔꯕꯣ ꯅꯪꯕꯣ ꯑꯁ ꯅꯪ ꯁꯤꯕ ꯌꯥꯗꯦꯅꯦ ꯅꯪ ꯁꯤꯔꯕꯗꯤ ꯑꯩꯗꯤ ꯀꯅꯥꯗꯒꯤ ꯁꯦꯜ ꯂꯧꯒꯅꯤ ꯍꯣꯇꯥ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯎꯁꯤ ꯑꯁꯤ ꯍꯥꯏꯅ ꯏꯁꯤꯡ ꯊꯥꯗ ꯂꯥꯛꯅꯔꯤ ꯅꯨꯄꯥꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯀꯤꯊꯕꯤ ꯅꯪꯒꯤ ꯅꯨꯄꯥꯗꯨꯗꯤ ꯍꯣ ꯑꯩꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ ꯂꯥꯛꯑꯔꯣꯏ ꯋꯥꯍꯦꯛ ꯁꯪꯉꯤ ꯑꯗꯣ ꯑꯩꯁꯦ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯤꯡꯂꯤ ꯀꯩꯗꯧꯔꯒꯦ ꯅꯪ ꯑꯍꯤꯡꯕ ꯃꯤ ꯑꯣꯏꯕꯒꯤꯅꯤ ꯋꯥꯒ ꯉꯥꯡꯗꯅ ꯇꯧꯔꯤꯗꯣ ꯑꯣ ꯑꯩꯁꯦ ꯍꯤꯡꯗꯤ ꯍꯤꯡꯂꯤꯕꯣꯏ ꯑꯩꯁꯦ ꯁꯤꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅ ꯐꯨꯊꯔꯝꯕꯗꯨꯗ ꯍꯣ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯨꯄꯥ ꯍꯥꯏꯕꯗꯣ ꯍꯥꯏꯔꯅꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯅꯪ ꯑꯣꯏꯔꯕꯅꯤ ꯑꯁꯨꯝꯅ ꯀꯦꯊꯕꯤꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥꯗꯨ ꯃꯌꯥ ꯏꯇꯦꯛ ꯇꯦꯛꯈꯩ ꯅꯣꯡꯂꯛꯂꯝꯃꯤ ꯁꯣꯝꯗ ꯑꯆꯧꯕ ꯑꯍꯤꯡ ꯑꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯃꯈꯣꯡꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯝꯃꯤ ꯁꯣꯝꯗ ꯂꯩꯃ ꯁꯨꯃꯥꯡ ꯑꯗꯨ ꯋꯥꯏꯁꯤꯛ ꯋꯥꯏꯁꯦꯡ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯑꯆꯧꯕ ꯇꯞꯅ ꯆꯪꯉꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯛꯂꯝꯃꯤ ꯂꯩꯃ ꯃꯣꯏꯇꯥꯆꯧ ꯑꯁꯤ ꯍꯥꯏꯅ ꯂꯩꯃ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯄꯨꯔꯣꯏꯕ ꯃꯥꯕꯨ ꯎꯖꯕꯗ ꯍꯔꯥꯎꯖꯩ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇꯗꯤ ꯁꯥꯎꯅ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤ ꯂꯩꯔꯕꯒꯦ ꯌꯨꯝꯗ ꯍꯟꯕꯤꯔꯛꯂꯕꯗꯤ ꯂꯩꯃ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ ꯅꯪꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯒ ꯑꯩꯈꯣꯏꯅꯤ ꯍꯥꯟꯅꯒꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯁꯤ ꯍꯥꯏꯗꯅ ꯑꯩ ꯂꯥꯛꯂꯕꯅꯤ ꯂꯩꯃ ꯑꯆꯧꯕꯅ ꯍꯥꯏꯔꯤ ꯋꯥꯗꯨ ꯇꯥꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯣꯏꯇꯥꯆꯧꯒꯤ ꯂꯝꯗ ꯂꯩꯍꯧꯕꯤ ꯅꯨꯄꯤꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯠꯈꯤ ꯍꯥꯏꯕ ꯈꯪꯈ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯌꯥꯔꯦ ꯍꯟꯕꯤꯈ꯭ꯔꯣ ꯂꯩꯃ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯑꯩꯕꯨ ꯇꯥꯜꯂꯤꯕ ꯍꯥꯏꯗꯨꯔꯥ ꯅꯪ ꯑꯩꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯐꯠꯇꯕꯤ ꯏꯔꯥꯡ ꯍꯩꯕꯤ ꯅꯨꯄꯥ ꯐꯥꯕꯤ ꯃꯥꯒ ꯊꯦꯡꯅꯔꯨꯕꯅ ꯑꯩꯅ ꯅꯪꯕꯨ ꯃꯤꯔꯥꯏꯔꯨꯔꯦ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯂꯩꯃ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯃꯥꯗꯤ ꯑꯍꯦꯟꯕ ꯄꯥꯄꯤ ꯁꯦꯜꯇꯕ ꯃꯤꯍꯧꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯂꯦ ꯃꯤꯉꯣꯟꯗ ꯑꯗꯨꯝꯅꯁꯨ ꯍꯥꯏꯒꯅꯨ ꯃꯣꯏꯇꯥꯆꯧꯒꯤ ꯂꯝꯒꯤ ꯅꯨꯄꯤꯗꯨꯅ ꯐꯅ ꯏꯔꯥꯡ ꯇꯧꯕꯤ ꯅꯨꯄꯥ ꯐꯥꯕꯤ ꯑꯣꯏꯔꯕꯁꯨ ꯃꯣꯏꯇꯥꯆꯧꯅ ꯊꯃꯣꯏ ꯑꯅꯤ ꯂꯣꯡꯗꯅ ꯏꯆꯥꯒꯤ ꯏꯇꯨꯒꯤꯗꯃꯛ ꯂꯦꯞꯂꯝꯕ ꯃꯤꯁꯛ ꯑꯣꯏꯔꯝꯂꯕꯗꯤ ꯃꯥꯅ ꯀꯔꯤꯁꯨ ꯃꯣꯏꯇꯥꯆꯧꯗ ꯍꯦꯟꯖꯤꯟꯕ ꯉꯝꯂꯝꯂꯣꯏ ꯃꯣꯏꯇꯥꯆꯧꯒꯤꯁꯨ ꯅꯔꯥꯜ ꯆꯥꯎꯅ ꯂꯩ ꯅꯈꯨꯠꯇ ꯁꯦꯜ ꯈꯔ ꯊꯣꯛꯄꯒ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡꯕ ꯃꯤꯔꯥꯏꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯗꯨꯅ
ꯑꯔꯦꯝꯕꯗ ꯁꯦꯜ ꯃꯥꯡꯍꯟꯕ ꯑꯗꯨꯒ ꯁꯦꯜ ꯊꯣꯛꯇ꯭ꯔꯕ ꯀꯥꯟꯗꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯃꯤꯔꯥꯏꯔꯛꯂꯕ ꯀꯥꯟꯗ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯑꯉꯛꯄꯅꯤ ꯃꯣꯏ ꯇꯥꯆꯧꯒꯤ ꯂꯤꯆꯠ ꯑꯆꯧꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯍꯩꯗꯨꯗ ꯏꯀꯥꯏꯕ ꯐꯥꯎꯔꯛꯂꯝꯃꯤ ꯂꯩꯃ ꯉꯁꯤꯗꯤ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯋꯥꯔꯧꯕ ꯐꯥꯎꯖꯔꯛꯂꯦ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯆꯨꯝꯃꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯥꯟꯕꯅꯤ ꯑꯗꯨꯕꯨ ꯂꯩꯃ ꯑꯩꯒꯤ ꯏꯔꯥꯜꯁꯦ ꯅꯪꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯂꯩꯃ ꯑꯁꯤ ꯍꯥꯏꯅ ꯑꯆꯧꯕꯅ ꯍꯥꯏꯖꯃꯟꯕꯗꯒꯤ ꯂꯩꯃꯅ ꯑꯆꯧꯕꯕꯨ ꯉꯥꯛꯄꯤꯔꯝꯃꯤ ꯐꯔꯦ ꯅꯪꯅ ꯂꯥꯜꯂꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯅꯪꯕꯨ ꯉꯥꯛꯄꯤꯔꯒꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯂꯕꯗꯤ ꯑꯩꯗꯤ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯍꯣꯏ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯕ ꯐꯪꯗꯅ ꯃꯥꯡꯕ ꯑꯣꯏꯖꯒꯦ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯑꯆꯧꯕ ꯋꯥꯈꯜ ꯇꯥꯗꯨꯅ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯃꯆꯥ ꯑꯃꯗꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯇꯥꯎ ꯊꯣꯡꯕꯁꯨ ꯅꯨꯡꯉꯥꯏꯅꯗꯕ ꯄꯨꯝꯕꯗꯨ ꯆꯝꯊꯣꯛꯅꯗꯨꯅ ꯍꯥꯟꯅꯒꯨꯝ ꯄꯨꯟꯈꯤꯔꯝꯃꯤ ꯌꯣꯏꯃꯌꯥꯏꯅ ꯑꯁ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯌꯥꯝꯗꯒꯤ ꯈꯔ ꯇꯣꯞ ꯇꯣꯞꯄ ꯃꯌꯥꯝꯅ ꯇꯧꯅꯗꯕ ꯊꯕꯛ ꯑꯃꯗꯤ ꯑꯩ ꯇꯧꯒꯦꯅ ꯈꯜꯂꯤꯁꯦ ꯑꯩꯅ ꯈꯜꯂꯤꯕꯁꯤ ꯊꯨꯡꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯃꯈꯣꯏꯒꯤ ꯊꯥꯖꯒ ꯊꯕꯥꯒꯗꯣ ꯃꯁꯛꯇꯣ ꯊꯕꯥꯅꯗꯤ ꯍꯦꯟꯈ꯭ꯔꯦꯗ ꯐꯖꯕ ꯑꯗꯨꯕꯨ ꯑꯩꯅ ꯃꯁꯤꯗꯣ ꯀꯣꯏꯔꯨꯔꯕꯅꯤꯅ ꯑꯇꯣꯝꯕꯤꯁꯤꯁꯨ ꯑꯃꯨꯛ ꯄꯥꯝꯃꯩꯅꯤ ꯇꯧꯔꯤꯁꯦ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛ ꯑꯩꯒꯤ ꯑꯣꯏꯔꯗꯤ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯝꯃꯤ ꯍꯥꯏꯕꯗꯣ ꯑꯣꯏꯗꯣꯏꯅꯣꯅꯦ ꯅꯨꯡꯉꯥꯏꯈꯠꯂꯛꯏ ꯑꯩꯒꯤ ꯋꯥꯈꯜꯁꯤꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯃꯇꯝꯁꯤꯗ ꯌꯣꯏꯃꯌꯥꯏꯒꯤ ꯃꯔꯨꯞ ꯖꯒꯠꯅꯕ ꯇꯣꯝꯅꯥꯎꯗꯨ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯂꯝꯃꯤ ꯍꯣꯏ ꯅꯨꯄꯥ ꯀꯔꯤ ꯃꯣꯟꯗ꯭ꯔꯪꯅꯣꯃꯣ ꯑꯁ ꯈꯪꯉꯤꯍꯦ ꯅꯪꯁꯤꯁꯨꯕ ꯂꯥꯛꯄꯒ ꯃꯟ ꯃꯁꯨꯟꯒ ꯑꯝꯇ ꯇꯥꯍꯧꯗꯦ ꯐꯨꯠ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯏ ꯑꯐ ꯅꯨꯡꯉꯥꯏꯗꯤ ꯈꯟꯕ ꯑꯣꯏꯔꯝꯃꯣꯏꯅꯦ ꯑꯗꯨꯅꯅꯦ ꯈꯪꯉꯤꯗꯣ ꯃꯤ ꯂꯥꯛꯄ ꯐꯥꯎ ꯈꯪꯗꯃꯈꯩ ꯅꯠꯇꯦ ꯀꯔꯤ ꯃꯣꯟꯗ꯭ꯔꯪꯅꯣꯃꯤ ꯑꯃꯨꯛ ꯇꯧꯔꯝꯃꯤꯁꯤꯕꯣ ꯌꯣꯏꯃꯌꯥꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯇꯥꯎ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯤꯅꯤꯅꯦ ꯍꯣꯏꯅꯦ ꯑꯗꯨ ꯀꯔꯤ ꯋꯥꯈꯜ ꯅꯠꯇꯦ ꯑꯩꯈꯣꯏꯒ ꯑꯝꯇ ꯈꯪꯕ ꯌꯥꯗꯕ ꯋꯥꯔꯣ ꯅꯠꯇꯦ ꯀꯌꯥꯝ ꯂꯨꯒꯦꯕ ꯏꯇꯥꯎ ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯃꯌꯥꯝꯅ ꯇꯧꯅꯗꯕ ꯊꯕꯛ ꯑꯃꯗꯤ ꯑꯩ ꯇꯧꯒꯦ ꯈꯜꯂꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯕꯨ ꯁꯣꯟꯍꯧꯕꯗꯣ ꯍꯌꯦꯡ ꯑꯩꯅ ꯂꯩꯈꯤꯗ꯭ꯔ ꯃꯇꯝꯗ ꯑꯗꯨꯝ ꯀꯥꯎꯗꯅ ꯁꯣꯟꯍꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯣꯟꯍꯧꯒꯗꯕ ꯊꯕꯛ ꯑꯃꯗꯤ ꯑꯩ ꯇꯧꯒꯦꯅ ꯈꯜꯂꯤ ꯀꯗꯣꯝꯗꯒꯤꯅꯣ ꯑꯗꯨꯗꯤ ꯌꯥꯝ ꯐꯥꯎ ꯋꯥꯅꯤ ꯀꯩꯅꯣ ꯇꯧ ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯗꯨꯕꯨ ꯀꯔꯤ ꯊꯕꯛꯅꯣ ꯑꯩꯁꯨ ꯈꯔ ꯌꯥꯍꯧꯒꯦꯗꯅ ꯅꯪꯒ ꯂꯣꯏꯅꯕꯒꯤ ꯑꯩꯁꯨ ꯃꯍꯩ ꯈꯔꯗꯤ ꯐꯪꯖꯍꯧꯒꯦꯗꯅ ꯕꯣꯟꯗꯣ ꯑꯁ ꯆꯠꯊꯣꯛꯑꯦ ꯑꯁ꯭ꯋꯥꯏꯗ ꯀꯔꯥꯏꯗꯒꯤꯅꯣ ꯑꯝꯇ ꯅꯞꯁꯤꯜꯂꯛꯈꯤꯅꯣ ꯑꯩꯒꯤ ꯐꯥꯎꯗ ꯑꯣꯏꯗꯣꯏꯔ ꯑꯣꯏꯔꯣꯏꯗꯣꯏꯔ ꯚꯥꯞ ꯃꯦꯡ ꯑꯝꯇ ꯇꯥꯗ꯭ꯔꯤ ꯀꯥꯟꯁꯤꯗ ꯑꯁ ꯏꯇꯥꯎ ꯅꯪꯁꯤꯗꯤ ꯅꯨꯄꯤ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗꯀꯣ ꯀꯣꯛ ꯍꯥꯏꯔꯒ ꯌꯥꯕꯁꯤꯗꯕ ꯁꯨꯝ ꯀꯣꯏꯊꯣꯛꯇꯅ ꯍꯥꯏꯅꯤꯡꯒꯨꯝ ꯍꯥꯏꯅꯤꯡꯗꯒꯨꯝ ꯇꯧꯔ ꯂꯩꯔꯦ ꯅꯨꯄꯥ ꯃꯥꯟꯈꯤꯔꯤꯗ ꯍꯣꯏꯅꯦ ꯑꯩꯅ ꯍꯥꯏꯕꯗꯨꯕꯨꯗꯤ ꯁꯨꯝ ꯉꯥꯏꯍꯥꯛ ꯅꯣꯛꯁꯤꯅ ꯐꯥꯒꯤ ꯇꯧꯕꯩ ꯋꯥꯅꯤ ꯌꯥꯗ꯭ꯔꯒ ꯇꯧꯗ꯭ꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯨ ꯍꯥꯏꯔꯣꯃꯤ ꯑꯁ ꯏꯇꯥꯎ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯩꯅ ꯀꯣꯏꯕ ꯊꯥꯖꯗꯣ ꯈꯪꯉꯤꯗꯅ ꯍꯣꯏꯅꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯅꯠꯇꯦ ꯑꯃꯨꯛ ꯁꯥꯎꯅꯔꯕ꯭ꯔꯕ ꯑꯁ ꯅꯠꯇꯦ ꯅꯪ ꯁꯤꯁꯨꯕ ꯑꯗꯣ ꯊꯥꯖꯗꯣ ꯀꯣꯏꯕꯕꯨꯗꯤ ꯀꯣꯏꯕꯨ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯍꯦꯜꯂꯤꯅꯦ ꯐꯖꯕ ꯑꯩꯗꯤ ꯃꯅꯥꯎꯅꯨꯄꯤꯗꯣ ꯁꯨꯝ ꯄꯥꯝꯈꯠꯂꯛꯏ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯅ ꯁꯨꯝ ꯐꯖꯔꯛꯄꯅꯦ ꯑꯩꯅ ꯃꯆꯦꯗꯨꯒ ꯎꯅꯕ ꯆꯠꯄꯗ ꯃꯅꯥꯎꯅꯨꯄꯤ ꯊꯕꯥꯗꯨꯁꯨ ꯍꯦꯛ ꯌꯥꯎꯔꯛꯏꯅꯤ ꯑꯩꯗꯤ ꯃꯆꯦꯗꯨ ꯌꯦꯡꯗꯕꯤꯗ ꯃꯅꯥꯎꯅꯨꯄꯤꯗ ꯑꯣꯏꯅꯅꯦ ꯇꯤꯟ ꯇꯥꯃꯈꯩ ꯌꯦꯡ ꯂꯩꯔꯝꯃꯤꯅꯤ ꯏꯇꯥꯎ ꯍꯣꯏ ꯏꯌꯥꯝꯕ ꯅꯃꯤꯠꯇꯣ ꯉꯥꯎꯅꯩ ꯅꯪꯕꯣ ꯅꯪꯒꯤꯗꯨꯗꯤ ꯅꯃꯤꯠ ꯋꯥꯔꯛꯄ ꯉꯝꯗꯕꯒꯤꯅꯤ ꯍꯣꯏ ꯐꯖꯕ ꯎꯕꯗ ꯉꯥꯎꯔꯣꯏꯗꯕ ꯄꯥꯈꯪ ꯂꯩꯄꯣꯟꯇꯦ ꯑꯩꯁꯨ ꯇꯥꯏꯅꯤ ꯊꯕꯥꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯔꯦ ꯍꯥꯏꯅ ꯑꯩꯅ ꯀꯣꯏꯔꯁꯤꯔ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯈꯜꯂꯝꯃꯤꯅꯤ ꯑꯗꯨꯒ ꯏꯇꯥꯎꯅꯁꯨ ꯈꯜꯂꯝꯃꯤ ꯕꯣꯏꯔꯦ ꯑꯗꯨꯕꯨ ꯀꯃꯥꯏ ꯑꯣꯏꯗꯣꯔꯤꯅꯣ ꯃꯁꯤ ꯀꯣꯏꯔꯒ ꯃꯅꯥꯎꯅꯨꯄꯤ ꯂꯧꯅꯤꯡꯉꯦ ꯁꯤꯕꯨ ꯑꯁ ꯅꯥꯇꯩ ꯆꯥꯗꯦ ꯏꯇꯥꯎ ꯅꯪꯒꯤꯗꯣ ꯑꯩ ꯄꯪ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯁꯨ ꯇꯥꯞ ꯍꯦꯛꯇ ꯄꯥꯏꯁꯤꯟꯕ ꯌꯥꯄꯣꯟꯇꯦꯅꯦ ꯆꯩ ꯆꯥꯗꯅ ꯇꯣꯛꯇꯧꯔꯤꯅꯤ ꯑꯗꯨꯅ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯕ ꯆꯪꯉꯤꯅꯤ ꯀꯔꯝꯅ ꯀꯝꯗꯧꯅ ꯌꯥꯍꯜꯂꯛꯀꯅꯤ ꯑꯩꯒꯤ ꯂꯥꯡꯗ ꯀꯔꯝꯅ ꯊꯨꯍꯟꯒꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯀꯣꯛ ꯊꯥꯗꯕ ꯆꯪꯉꯤꯅꯦ ꯅꯪꯒꯤꯁꯤꯗꯤ ꯐꯥꯒꯤꯗꯒꯤ ꯑꯋꯣꯏ ꯇꯥꯔꯛꯏꯅꯦ ꯀꯩꯅꯣ ꯑꯩꯁꯤꯕꯣ ꯉꯁꯥꯏꯗꯤ ꯑꯩꯅ ꯃꯇꯝ ꯃꯥꯡꯂꯤ ꯃꯈꯩ ꯈꯜꯂꯤꯕꯁꯦ ꯐꯥꯒꯤꯅꯦꯅ ꯈꯜꯂꯤꯔꯣ ꯑꯩꯁꯦ ꯅꯪ ꯑꯗꯩꯗꯤ ꯏꯕꯣ ꯅꯪ ꯑꯣꯏꯅ ꯆꯩ ꯂꯥꯛꯀꯅꯤꯁꯦ ꯑꯁ ꯉꯥꯏꯈꯣꯅꯤꯇꯣ ꯐꯤꯡꯒꯠꯂꯛꯈꯤꯅꯣꯕ
ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯑꯗꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯄ ꯉꯁꯤ ꯊꯥꯁꯤꯗꯣ ꯇꯣꯛꯅꯔꯒꯦ ꯈꯜꯂꯕ꯭ꯔꯕ ꯅꯪꯅ ꯃꯅꯥꯎꯅꯨꯄꯤꯗ ꯂꯧꯒꯦ ꯈꯜꯂꯨꯔꯤꯗꯨꯕꯣ? ꯍꯩ ꯄꯪ, ꯃꯁꯤꯗꯨꯁꯨ ꯀꯨꯏꯅ ꯁꯥꯡꯅ ꯈꯪꯅꯔꯛꯂꯕꯅꯤꯅ ꯅꯨꯡꯁꯤꯅꯦ, ꯄꯥꯝꯃꯤꯅꯦ, ꯃꯤꯒꯤ ꯑꯣꯏꯍꯟꯅꯤꯡꯗꯦꯅꯦ, ꯑꯗꯨꯗ ꯃꯤꯠꯀꯤ ꯀꯨꯝꯍꯩ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ, ꯑꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯗꯨꯗ ꯇꯥꯈꯤꯕꯩ ꯋꯥꯅꯤꯃꯤ ꯅꯪꯕꯣ. ꯑꯁ 이보, ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯀꯤꯗꯨꯝ ꯀꯤꯁꯤꯜꯂꯦꯀꯣ ꯂꯣꯏꯅꯗꯧꯒ. ꯑꯦ, ꯀꯔꯤ ꯀꯤꯗꯣꯏꯕ? ꯍꯣꯏ ꯄꯪꯒꯅꯨꯅꯦ, ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯤꯅꯦ ꯑꯐꯪ ꯑꯐꯪꯕ ꯃꯨꯜꯂꯒ ꯁꯦꯠꯇꯠꯅꯕꯒꯤ ꯃꯇꯝꯅꯤꯅꯦ, ꯈꯪꯉꯤꯗꯅ. ꯑꯁꯤꯔꯣ ꯅꯪꯅ ꯃꯌꯥꯝꯅ ꯇꯧꯅꯗꯕ ꯁꯤꯡꯊꯥꯅꯍꯧꯒꯗꯕ ꯊꯕꯛ ꯍꯥꯏꯔꯤꯁꯦ? ꯃꯥꯅꯤ ꯀꯩꯅꯣ, ꯁꯤꯕꯨ ꯀꯅꯥ ꯇꯧꯅꯒꯦ? ꯑꯩꯅ ꯁꯤ ꯇꯧꯔꯗꯤ ꯑꯩꯒꯤ ꯅꯤꯡꯕꯁꯨ ꯊꯨꯡꯕ, ꯑꯗꯨꯒ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯁꯤꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯃꯤꯡ ꯁꯣꯟꯅꯍꯧꯗꯣꯏꯅꯤꯅꯦ. 이보, ꯅꯪ ꯑꯃ ꯃꯤ ꯃꯌꯥꯝꯅ ꯁꯣꯟꯅꯕꯗꯤ ꯂꯥꯏꯔꯗꯅꯕ, ꯃꯌꯥꯝ ꯆꯪꯗꯅ ꯅꯔꯨ ꯀꯣꯛꯄ ꯁꯣꯏꯔꯣꯏꯕꯣ. ꯌꯣꯏꯃꯌꯥꯏꯅ, ꯏꯔꯩꯇꯥꯎ, ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯍꯟꯊꯅꯕ ꯋꯥꯒ ꯍꯥꯏꯔꯛꯀꯅꯨꯗ. ꯑꯩꯕꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯃꯒꯨꯝꯅ ꯏꯇꯥꯎꯅ ꯍꯥꯏꯕꯁꯦ ꯑꯩ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯨꯏ ꯁꯔꯨꯛ ꯂꯥꯎ, ꯑꯩ ꯇꯧꯒꯦ, ꯅꯪ ꯅꯃꯤꯠꯇꯨ ꯌꯦꯡꯉꯣ. ꯃꯁꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯆꯠꯈꯤꯅꯦ. ꯍꯩ, ꯀꯥꯏꯈꯣꯏꯅꯤ ꯏꯇꯥꯎ ꯅꯪꯕꯣ. ꯇꯣꯝꯅꯥꯎ ꯆꯦꯟꯗꯨꯅ ꯌꯣꯏꯃꯌꯥꯏꯕꯨ ꯇꯥꯟꯅꯔꯝꯃꯤ. ꯁꯤꯡꯅꯕ ꯌꯥꯗꯕ ꯃꯔꯤꯡꯖꯦꯜ ꯈꯥꯕ ꯌꯣꯏꯃꯌꯥꯏꯅꯤ. ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ. ꯌꯣꯏꯃꯌꯥꯏ ꯊꯥꯖ ꯑꯃꯁꯨꯡ ꯊꯕꯥꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯏꯇꯥꯎ ꯏꯕꯣ, ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯃꯤꯍꯨꯜꯒ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯇꯧꯔꯤꯁꯦ. ꯃꯤ ꯃꯆꯦꯒ ꯊꯣꯛꯂꯛꯄꯗꯨꯗ ꯃꯅꯥꯎꯅꯨꯄꯤꯗꯨꯗ ꯍꯥꯏꯖꯤꯜꯂꯨꯗꯣꯔꯤꯕ ꯅꯪꯒꯤꯁꯦ. ꯑꯁ ꯉꯥꯏꯈꯣꯁꯦ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯄꯪ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯕꯨ ꯑꯅꯤꯃꯛ ꯐꯪꯈꯤꯗ꯭ꯔꯣ? ꯑꯩ ꯇꯧꯒꯦ. ꯇꯧ. ꯍꯥꯏꯅꯔꯤꯉꯩꯁꯤꯗ ꯊꯣꯛꯂꯦꯅꯦ ꯑꯗ ꯇꯨ. ꯑꯁ ꯏꯇꯥꯎ ꯏꯕꯣ, ꯅꯪꯅ ꯍꯥꯏꯕ ꯌꯥꯝ ꯆꯨꯝꯃꯤ. ꯊꯥꯖꯁꯦ ꯐꯖꯩꯅ ꯍꯥꯏꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯊꯕꯥꯁꯤ ꯎꯔꯨꯕꯗꯒꯤ ꯃꯆꯦꯒ ꯂꯣꯏ ꯂꯩꯍꯧꯔꯦꯗ. ꯑꯁ ꯁꯤꯗꯤ ꯑꯩ ꯄꯥꯎ ꯉꯥꯎꯔꯤꯗ ꯇꯧꯔꯤꯁꯦ. ꯏꯇꯥꯎ, ꯅꯪ ꯀꯣꯏꯕ ꯃꯆꯦꯁꯦ ꯑꯗꯨꯝ ꯀꯣꯏꯔꯕ? ꯑꯩ ꯃꯅꯥꯎꯅꯨꯄꯤꯁꯦ ꯀꯣꯏꯖꯔꯒꯦ. ꯈꯨꯗꯤꯡꯁꯤꯅ ꯆꯣꯏ ꯊꯤꯟꯖꯤꯜꯂꯛꯇꯅꯕ. ꯆꯠꯂꯣ ꯅꯪ ꯑꯥꯗ. ꯊꯕꯥ ꯅꯣꯛꯐꯦꯠ ꯇꯧꯅ, ꯏꯆꯦ, ꯑꯥꯗ ꯀꯅꯥꯅꯣꯝ ꯂꯩꯔꯦꯗꯣ. ꯍꯩꯃꯥ, ꯀꯔꯣꯝꯗꯒꯤꯅꯣ ꯑꯁꯤꯅ? ꯑꯁ, ꯏꯃꯥ ꯄꯥꯕ ꯑꯃ ꯎꯗꯅꯕ. ꯏꯆꯦ, ꯑꯗꯨꯛ ꯆꯥꯎꯔꯒ ꯂꯩꯁꯥꯕꯤ ꯐꯥꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯥ ꯄꯥꯕ ꯀꯤꯗꯅ ꯂꯩꯔꯗꯤ ꯌꯥꯔꯣꯏꯗ. ꯍꯩ, ꯏꯃꯥ ꯄꯥꯕꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤꯕꯅꯤꯅꯦ ꯑꯩꯒꯤꯁꯦ. ꯗꯥꯗꯥ, ꯀꯗꯣꯝꯗꯒꯤꯅꯣ ꯂꯥꯛꯀꯅꯤꯒ ꯄꯥꯎꯒꯁꯨ ꯑꯝꯇ ꯆꯦꯜꯂꯛꯇꯅ ꯍꯦꯛꯇ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯅꯠꯇꯦ, ꯀꯔꯤ ꯑꯊꯨꯕ ꯂꯩꯔꯒꯦꯕ? ꯌꯣꯏꯃꯌꯥꯏꯅ, ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄꯕꯨ ꯃꯇꯝ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯕ꯭ꯔꯥ ꯍꯥꯏꯁꯦ? ꯁꯨꯝꯗꯧꯕꯅꯤꯗ, ꯑꯩꯈꯣꯏ ꯊꯕꯥꯁꯨ ꯄꯨꯟꯅ ꯊꯣꯛꯂꯛꯃꯤꯟꯅꯒꯅꯤ ꯍꯥꯏꯁꯦ ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯤ. ꯈꯟꯕꯒ ꯇꯧꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯦ ꯇꯧꯔꯤꯁꯤ. ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯇꯣꯝꯅꯥꯎꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ. ꯁꯨꯝꯗꯧꯕꯅꯤ ꯊꯥꯖ, ꯅꯈꯣꯏ ꯅꯅꯥꯎ ꯅꯨꯄꯤꯁꯦ ꯃꯥꯁꯨ ꯌꯥꯎꯅ ꯄꯨꯟꯅ ꯀꯔꯤꯅꯣꯝ ꯄꯤꯖꯒꯦ ꯇꯧꯕꯅꯤꯗ, ꯌꯥꯝ ꯍꯥꯎꯕ. ꯑꯗꯨꯗ ꯊꯕꯥꯁꯨ ꯃꯍꯥꯎꯗꯣ ꯈꯪꯍꯟꯅꯤꯡꯇꯧꯕꯅꯤ. ꯊꯕꯥꯅ, ꯍꯩꯃꯥ, ꯀꯔꯤ ꯄꯣꯠꯅꯣ ꯍꯥꯏꯁꯦ? ꯌꯥꯝ ꯈꯪꯅꯤꯡꯉꯤ. ꯌꯣꯏꯃꯌꯥꯏꯅ, ꯀꯩꯅꯣꯅꯤꯗ, ꯑꯩꯈꯣꯏ ꯅꯥꯀꯟꯗ ꯏꯅꯦ ꯑꯃ ꯂꯩ. ꯃꯥꯒꯤ ꯄꯣꯠꯐꯝꯗ ꯍꯥꯎꯕ ꯁꯤꯡꯖꯨ ꯐꯪꯉꯤ. ꯅꯈꯣꯏ ꯅꯆꯦꯗꯤ ꯁꯤꯡꯖꯨꯗ ꯆꯣꯞꯄꯅꯤꯗꯣ, ꯑꯗ ꯅꯪꯁꯨ ꯆꯥꯅꯤꯡꯉꯝꯒꯅꯤ ꯈꯟꯕ, ꯑꯗꯨꯒꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯍꯥꯎꯕ ꯁꯤꯡꯖꯨꯗꯣ ꯄꯤꯖꯅꯤꯡꯗꯅ ꯉꯥꯏꯔꯝꯕꯅꯤꯗ. ꯇꯣꯝꯅꯥꯎꯅ, ꯃꯥꯅꯤ ꯕꯦꯝꯃ, ꯑꯁ ꯃꯗꯨꯒꯤ ꯈꯨꯍꯥꯎꯗꯨꯗꯤ ꯆꯥꯗꯕꯅꯤꯗꯤ ꯈꯪꯉꯔꯣꯏꯕꯣ. ꯊꯕꯥ ꯍꯔꯥꯎꯅ, ꯍꯩꯃꯥ, ꯏꯆꯦ, ꯑꯗꯨꯗꯤ ꯆꯠꯂꯨꯁꯦ. ꯑꯩꯁꯨ ꯅꯍꯥꯟꯗꯒꯤ ꯁꯤꯡꯖꯨ ꯌꯥꯝꯅ ꯆꯥꯅꯤꯡ ꯂꯩꯔꯝꯃꯤꯅꯤ. ꯏꯇꯦ, ꯍꯣꯏ ꯌꯥꯏꯌꯦ, ꯆꯠꯂꯨꯁꯦ. ꯌꯣꯏꯃꯌꯥꯏꯁꯨ ꯏꯇꯩ ꯀꯧꯔꯛꯄꯗꯨꯗ ꯉꯥꯏꯍꯥꯛ ꯍꯩꯅꯗꯕ ꯐꯥꯎꯗꯨꯅ ꯈꯨꯝꯂꯛꯏ. ꯍꯣꯏ, ꯂꯥꯛꯑꯣ ꯑꯗꯨꯗꯤ. ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯁꯤꯡꯖꯨꯕꯨ ꯑꯣꯏꯔꯕꯗꯤ ꯆꯥꯔꯤꯈꯩ ꯑꯣꯛꯇꯕ ꯍꯥꯏꯕꯗꯨꯅꯤ. ꯂꯩꯁꯥꯕꯤꯅ ꯁꯤꯡꯖꯨ ꯄꯥꯝꯕꯁꯤꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ. ꯌꯣꯏꯃꯌꯥꯏ ꯑꯃꯗꯤ ꯇꯣꯝꯅꯥꯎꯅ ꯃꯥꯡ ꯊꯥꯗꯨꯅ ꯁꯤꯡꯖꯨ ꯆꯥꯐꯝꯗ ꯆꯪꯃꯤꯟꯅꯔꯛꯇꯨꯅ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯔꯝꯃꯤ. ꯊꯥꯖꯅ, ꯗꯥꯗꯥ, ꯁꯤꯡꯖꯨ ꯑꯍꯥꯎꯕꯁꯨ ꯄꯤꯖꯕꯤꯔꯤ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯒꯦ. ꯌꯣꯏꯃꯌꯥꯏꯅ, ꯍꯣꯏ, ꯑꯗꯣ ꯁꯤꯡꯖꯨꯁꯦ ꯍꯦꯛ ꯆꯥꯅꯤꯡꯉꯛꯄꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯑꯣꯀꯣ, ꯑꯩ ꯂꯩꯕꯤꯒꯦꯕ. ꯊꯥꯖ ꯅꯣꯛꯐꯦꯠ ꯇꯧꯅ, ꯍꯣꯏ ꯗꯥꯗꯥ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯊꯕꯥꯅ, ꯏꯆꯦ, ꯉꯔꯥꯡꯒꯤ ꯁꯤꯡꯖꯨꯗꯣ ꯌꯥꯝ ꯍꯥꯎꯏꯀꯣ. ꯑꯩꯗꯤ ꯑꯃꯨꯛ ꯑꯗꯨꯝ ꯆꯥꯅꯤꯡꯉꯛꯏ. ꯑꯩꯁꯨꯅꯤ. ꯑꯩꯗꯤ ꯉꯔꯥꯡ ꯍꯥꯎꯃꯟꯈꯤꯗꯅ ꯄꯨꯛꯀꯁꯦ ꯀꯥꯏꯕ ꯆꯥꯊꯣꯛꯈ꯭ꯔꯕꯅꯤ. ꯀꯥꯏꯗꯒꯤ ꯃꯣꯔꯣꯛꯀꯗꯣ ꯁꯥꯇꯛꯀ ꯇꯧꯔꯗꯅ ꯑꯁ ꯇꯤꯟꯗꯨꯝ ꯆꯨꯡꯉꯤꯗ. ꯑꯗꯨꯅꯤ. ꯑꯗꯨ ꯏꯆꯦ,
ita 𝗪𝗵𝗶 ꯌꯥꯝ ꯐꯩꯀꯣ ꯏꯆꯦꯒꯤ ꯑꯄꯥꯝꯕꯗ ꯇꯧꯏꯀꯣ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣꯅꯤ ꯅꯆꯦꯅ ꯀꯣꯏꯊꯣꯔꯛꯄꯅꯤꯗꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯌꯣꯏꯃꯌꯥꯏ ꯅꯨꯄꯤ ꯑꯅꯤꯁꯤ ꯀꯝꯗꯧꯅ ꯄꯨꯟꯅ ꯂꯧꯁꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯈꯟꯕꯅ ꯃꯥꯒꯤ ꯂꯥꯏꯅꯤꯡ ꯑꯣꯏꯖꯔꯝꯃꯤ ꯇꯣꯝꯅꯥꯎꯅ ꯏꯇꯥꯎ ꯉꯥꯏꯈꯣ ꯅꯍꯥꯟ ꯏꯇꯥꯎꯅ ꯊꯥꯖꯒ ꯊꯕꯥꯒꯗ ꯑꯩ ꯇꯧꯒꯦ ꯏꯇꯥꯎ ꯃꯤꯠꯇꯨ ꯌꯦꯡꯉꯣ ꯀꯥꯏꯅ ꯍꯥꯏꯔꯝꯂꯒ ꯑꯩꯗꯤ ꯀꯔꯤꯒꯤ ꯇꯧꯔꯛꯀꯗꯣꯏ ꯃꯥꯜꯂꯨꯔꯦ ꯏꯇꯥꯎꯒꯤ ꯙꯞꯇꯨꯗ ꯑꯗꯨꯒꯗꯤ ꯁꯤꯡꯖꯨ ꯆꯥꯔꯨꯁꯤꯅ ꯍꯧ ꯂꯩꯔꯝꯃꯤ ꯍꯩ ꯅꯪꯅ ꯀꯔꯤ ꯈꯪꯉꯗꯅ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯅꯛꯁꯤꯟꯅꯅꯕ ꯃꯔꯤ ꯁꯦꯝꯒꯠꯄ ꯍꯧꯔꯤꯕꯅꯤꯅꯦ ꯑꯩꯅ ꯃꯅꯥꯎ ꯅꯨꯄꯤ ꯊꯕꯥꯗꯣ ꯌꯥꯎꯔꯨꯁꯤ ꯁꯤꯡꯖꯨ ꯄꯤꯖꯒꯦ ꯍꯥꯏꯅ ꯍꯧꯏꯗꯅ ꯍꯧꯏꯅꯦ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯇꯥꯎꯏꯗꯨꯗꯤ ꯑꯗꯨꯅꯤ ꯑꯗꯨ ꯑꯩꯅ ꯑꯩꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯍꯧꯔꯛꯄꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯅꯤ ꯈꯪꯉꯤꯗꯅ ꯑꯣ ꯑꯗꯩꯗꯤ ꯃꯊꯪꯒꯤ ꯈꯣꯡꯊꯥꯡꯅ ꯀꯝꯗꯧꯕ ꯃꯊꯧ ꯈꯪꯅꯤꯡꯕ꯭ꯔꯅꯤ ꯏꯇꯥꯎ ꯌꯦꯡꯉꯣꯏ ꯍꯧꯖꯤꯛ ꯑꯩꯒ ꯊꯥꯖꯒ ꯅꯛꯁꯤꯟꯅꯔꯛꯂꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦꯗꯅ ꯑꯗꯣ ꯃꯥꯅ ꯀꯅꯥꯝꯇꯗꯗꯤ ꯍꯥꯏꯗꯣꯛꯇꯦꯗꯅ ꯑꯗꯨꯅ ꯈꯨꯜꯁꯤꯗ ꯀꯅꯥꯁꯨ ꯈꯪꯗꯕꯅꯤ ꯃꯁꯤꯗ ꯈꯪꯂꯤꯕ ꯍꯥꯏꯕꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯎ ꯅꯨꯄꯤꯗꯨꯒ ꯅꯪꯒ ꯈꯛꯇꯅꯤ ꯑꯗꯨꯅ ꯊꯕꯛꯁꯦ ꯌꯥꯝ ꯂꯥꯏꯅ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ ꯀꯝꯗꯧꯅ ꯑꯩꯈꯣꯏ ꯈꯨꯜꯁꯤꯒꯤ ꯃꯁꯤꯡ ꯇꯣꯡꯕꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕꯤ ꯃꯧ ꯅꯍꯥ ꯑꯃꯗ ꯁꯦꯜ ꯈꯔ ꯄꯤꯔꯒ ꯊꯕꯥꯕꯨ ꯊꯦꯝꯍꯜꯂꯒꯦ ꯏꯇꯥꯎ ꯌꯥꯔꯛꯑꯅꯤ ꯊꯕꯥꯅ ꯅꯪꯅ ꯈꯪꯉꯗꯤ ꯁꯤ ꯑꯩꯈꯣꯏꯒꯨꯝꯕꯅ ꯍꯥꯏꯕꯗꯗꯤ ꯈꯔ ꯐꯒꯗꯧꯕ ꯆꯠꯊꯣꯏ ꯁꯛꯇꯨꯒ ꯅꯨꯄꯤ ꯐꯖꯕꯒꯁꯨ ꯀꯣꯏꯅꯤꯡꯉꯤ ꯏꯕꯨꯡꯉꯣ ꯑꯩꯁꯦ ꯁꯛ ꯊꯤꯖꯔꯁꯨ ꯅꯨꯄꯤ ꯀꯅꯥꯝꯇ ꯀꯣꯏꯗ꯭ꯔꯤꯕ ꯑꯗꯨꯁꯨ ꯄꯥꯈꯪ ꯁꯦꯠ ꯂꯥꯎꯔꯤꯕ ꯈꯪꯉꯤꯗꯅ ꯅꯪꯗꯧꯅ ꯃꯆꯦ ꯀꯣꯏꯔꯒ ꯃꯅꯥꯎ ꯅꯨꯄꯤ ꯑꯃ ꯄꯥꯝꯃꯛꯄꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤ ꯋꯥꯁꯦ ꯍꯥꯟꯅ ꯑꯝꯇ ꯇꯥꯛꯈꯣ ꯀꯩꯗꯧꯔꯒꯦ ꯍꯣꯏꯅꯦ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯨꯝ ꯑꯩꯒꯁꯦ ꯅꯪꯒ ꯄꯨꯜꯂꯨꯕꯗ ꯍꯌꯦꯡ ꯈꯨꯗꯣꯡꯊꯤꯕꯒ ꯅꯪꯁꯤꯜꯂꯛꯇꯧ ꯃꯥꯟꯁꯤꯜꯂꯦꯃꯤ ꯃꯁꯤꯒꯤ ꯄꯥꯡꯗꯕ ꯅꯨꯄꯥꯁꯤꯗꯤ ꯇꯥꯎꯁꯦ ꯑꯩ ꯍꯥꯏꯒꯦ ꯑꯗꯒꯤꯗꯤ ꯅꯨꯄꯥꯗꯣ ꯑꯩꯅ ꯍꯥꯏꯕꯁꯤ ꯈꯪꯍꯟꯗꯅ ꯑꯩꯒꯤ ꯃꯔꯝꯗ ꯋꯥꯡꯅ ꯊꯥꯒꯠꯍꯜꯂꯒ ꯑꯩꯁꯦ ꯊꯥꯒꯠꯍꯜꯂꯒ ꯑꯩꯉꯣꯟꯗ ꯉꯥꯎꯍꯟꯅꯕ ꯍꯥꯟꯅ ꯁꯤꯟꯒꯅꯤ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗ ꯑꯩꯒ ꯎꯅꯁꯦ ꯍꯥꯏꯔꯛꯂꯕ ꯑꯩꯁꯦ ꯊꯕꯛ ꯀꯌꯥꯝ ꯆꯤꯟꯕ ꯁꯥꯖꯤꯟꯒꯗꯧꯅꯤ ꯑꯗꯨꯒ ꯉꯥꯎꯕ ꯌꯥꯕ ꯉꯥꯎꯍꯜꯂꯦ ꯍꯥꯏꯔꯒꯅꯦ ꯌꯨꯝꯗ ꯃꯑꯣꯡ ꯍꯦꯛꯇ ꯄꯨꯁꯤꯟꯗꯣꯏꯅꯤ ꯏꯇꯥꯎ ꯅꯪꯒꯤ ꯋꯥꯗꯨꯗꯤ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯗ ꯀꯔꯥꯏꯗꯒꯤ ꯅꯪꯒꯤꯗꯨꯗꯤ ꯊꯥꯖꯒꯤ ꯋꯥꯐꯝ ꯑꯃ ꯌꯥꯎꯗ꯭ꯔꯤ ꯄꯪ ꯊꯥꯖꯗꯨꯗꯤ ꯑꯩꯅ ꯉꯔꯥꯡ ꯁꯤꯡꯖꯨ ꯆꯥꯐꯝꯗ ꯎꯅꯔꯤꯉꯩꯗ ꯏꯕꯥꯅꯤꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯃ ꯊꯥꯅꯈ꯭ꯔꯕꯅꯤꯅꯦ ꯃꯆꯦ ꯂꯨꯍꯣꯡꯂꯒ ꯍꯥꯟꯅ ꯂꯧꯈꯤꯗꯣꯏꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯅꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯁꯦ ꯈꯪꯖ ꯂꯥꯛꯆꯗ꯭ꯔꯦꯗ ꯍꯣꯏ ꯅꯪ ꯊꯣꯛꯄ ꯇꯧꯔꯣ ꯃꯇꯥꯎ ꯅꯪꯒꯤꯅꯤ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯅꯪꯅ ꯑꯄꯥꯝꯕ ꯇꯧꯔꯣ ꯌꯣꯏꯃꯌꯥꯏ ꯇꯣꯝꯅꯥꯎꯒꯤ ꯃꯇꯧꯗꯨꯗ ꯄꯦꯟꯅ ꯅꯣꯛꯆꯔꯝꯃꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯖ ꯌꯣꯏꯃꯌꯥꯏꯕꯨ ꯎꯅꯕ ꯊꯣꯛꯂꯛꯂꯝꯃꯤ ꯎꯔꯦ ꯈꯣꯏꯃꯨ ꯑꯣꯏꯕ ꯃꯍꯥꯛꯅ ꯂꯩꯔꯥꯡ ꯃꯍꯥꯛꯄꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕꯗꯣ ꯀꯌꯥꯝ ꯀꯨꯏꯕꯤꯔꯒꯦ ꯉꯥꯏꯕ ꯀꯨꯏꯗ꯭ꯔꯤꯗ ꯑꯗꯣ ꯉꯁꯤꯗꯤ ꯅꯇꯣꯝꯇ ꯊꯣꯛꯂꯗꯤ ꯀꯩꯗꯧꯔꯒꯦ ꯅꯅꯥꯎ ꯅꯨꯄꯤꯗꯤ ꯄꯨꯕꯤꯔꯛꯇ꯭ꯔꯕꯣ ꯉꯁꯤ ꯑꯩꯅ ꯅꯣꯏꯗ ꯆꯠꯀꯗꯕ ꯅꯨꯃꯤꯠꯁꯤꯗ ꯀꯃꯥꯏꯅ ꯏꯅꯥꯎꯅꯨꯄꯤꯁꯨ ꯄꯨꯔꯛꯇꯣꯏꯅꯣ ꯇꯟꯖꯥ ꯌꯥꯝ ꯈꯪꯕꯩ ꯋꯥꯅꯤꯅꯦ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯌꯥꯔꯕꯣ ꯊꯥꯖ ꯏꯀꯥꯏꯔꯞꯇꯧꯅ ꯈꯖꯤꯛꯇꯪ ꯊꯣꯠꯂꯕꯤ ꯆꯤꯟꯕꯥꯜꯗꯨꯗꯒꯤ ꯃꯉꯣꯟ ꯃꯤꯅꯣꯛ ꯇꯧꯔꯛꯏ ꯃꯤꯅꯣꯛꯇꯨꯅ ꯇꯥꯛꯂꯤ ꯌꯥꯅꯤꯡꯂꯦ ꯍꯥꯏꯕꯁꯨ ꯀꯔꯤꯒꯤꯁꯨ ꯌꯥꯅꯤꯡꯂꯣꯏ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯅꯤꯡꯖꯔꯛꯄ ꯃꯪꯂꯥꯟ ꯑꯃ ꯃꯪꯐꯥꯎꯅꯔꯛꯂꯕꯗ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯌꯣꯏꯃꯌꯥꯏꯅ ꯊꯥꯖꯕꯨ ꯃꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯑꯍꯜ ꯃꯁꯦꯟ ꯍꯔꯥꯎ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯊꯨꯕꯗ ꯂꯨꯍꯣꯡꯂꯝꯃꯤ ꯁꯤꯡꯒꯥꯔꯩꯅ ꯑꯩꯒꯤ ꯏꯃꯧꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯩꯗꯤꯅꯦ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯏꯪ ꯇꯞꯂꯗꯅ ꯌꯨꯝ ꯀꯣꯏꯕꯒꯥꯁꯦ ꯀꯌꯥꯗ ꯍꯩꯈ꯭ꯔꯕꯅꯣ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯄꯤ ꯈꯟꯕ ꯍꯩꯈ꯭ꯔꯦꯗꯀꯣ ꯃꯈꯣꯏ ꯃꯄꯥ ꯂꯧꯕꯅꯔ ꯀꯩꯅꯣ ꯒꯨꯟꯅꯅ ꯑꯩ ꯇꯥꯏꯀꯣ ꯑꯩ ꯇꯥꯏ ꯑꯩꯉꯣꯟꯗꯒ ꯇꯥꯏꯁꯤꯟꯕꯤꯔꯛꯀꯅꯨ ꯍꯩꯃꯥ ꯃꯈꯣꯏ ꯄꯥꯕꯁꯨ ꯇꯥꯕꯤꯔꯝꯃꯤ ꯑꯣꯏꯔꯦ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯃꯈꯣꯏ ꯄꯥꯕ ꯃꯈꯣꯏ ꯄꯥꯕꯅ ꯑꯩ ꯐꯪꯂꯤꯕꯁꯦ ꯃꯤꯅ ꯍꯥꯏꯅꯔꯤꯅꯤ ꯃꯈꯣꯏꯒꯤ ꯑꯋꯥꯡꯒꯤ ꯒꯨꯟ ꯑꯗꯣ ꯁꯤꯡꯒꯥꯔꯩ ꯂꯧꯕ ꯐꯪꯖꯔꯤꯕꯁꯦ ꯀꯌꯥꯗ ꯃꯔꯥꯏꯕꯛ ꯐꯔꯤꯕꯅꯣ ꯍꯥꯏꯗꯅ ꯅꯁꯥ ꯅꯊꯟꯅ ꯊꯥꯒꯠꯆꯧꯀꯣ ꯅꯪ ꯏꯆꯥꯒꯤ ꯏꯃꯧꯒ ꯇꯥꯔꯒ ꯇꯣꯛꯅꯤꯡꯗꯧꯕ ꯊꯕꯛ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯃꯈꯣꯏ ꯄꯥꯕꯅ ꯅꯨꯡꯉꯥꯏꯔꯤꯕꯁꯦ ꯑꯩ ꯂꯧꯕꯗꯒꯤ ꯑꯩꯅ ꯀꯨꯞꯁꯤꯟꯅ ꯌꯨꯝ ꯄꯥꯟꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯁꯦ ꯁꯣꯏꯗ꯭ꯔꯤꯁꯤꯅꯤ ꯅꯃꯪ ꯅꯨꯄꯤ ꯑꯐꯕ ꯐꯪꯂꯦꯗꯅ ꯍꯧꯖꯤꯛꯇꯤ
ꯃꯁꯤ ꯑꯩ ꯂꯧꯔꯝꯕꯒꯤꯅꯤꯅꯦ ꯅꯠꯇꯦ ꯁꯤꯕꯨ ꯑꯩ ꯅꯠꯇꯅ ꯃꯈꯣꯏ ꯄꯥꯕꯒꯤ ꯅꯍꯥꯟꯋꯥꯏꯒꯤ ꯀꯦꯇꯨꯀꯤꯗꯣ ꯂꯧꯔꯝꯂꯕꯗꯤ ꯌꯨꯝꯒꯁꯦ ꯌꯨꯝ ꯃꯥꯜꯂꯣꯏꯗꯧꯅꯤ ꯁꯤꯕꯨ ꯀꯔꯤꯗ ꯂꯥꯟꯒꯦ ꯍꯩꯃꯥ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯁꯨꯝ ꯃꯈꯥ ꯇꯥꯗ ꯂꯩꯗꯨꯕꯣ ꯅꯪꯅ ꯂꯣꯏꯅ ꯆꯨꯝꯃꯤ ꯀꯩꯗꯧꯔꯒꯦ ꯇꯣ ꯅꯆꯥꯒ ꯅꯃꯧꯒꯗꯣ ꯇꯥꯈ꯭ꯔꯕꯗꯤ ꯑꯩ ꯌꯥꯝ ꯏꯀꯥꯏꯅꯦ ꯇꯁꯦꯡꯅꯃꯛꯅꯤ ꯁꯤꯡꯒꯥꯔꯩ ꯑꯃꯗꯤ ꯒꯨꯟꯅ ꯃꯃꯧ ꯂꯥꯛꯄꯗꯒꯤ ꯋꯥꯏ ꯁꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯊꯤꯔꯕꯁꯨ ꯌꯣꯏꯃꯌꯥꯒꯤ ꯋꯥꯈꯜꯗꯤ ꯍꯣꯡꯂꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯊꯕ ꯃꯁꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯏꯆꯦ ꯏꯆꯦ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯁꯤꯡꯒꯥꯔꯩ ꯊꯣꯛꯂꯛꯏ ꯁꯤꯡꯒꯥꯔꯩꯅ ꯍꯩꯃꯥ ꯊꯕ ꯅꯪ ꯂꯥꯛꯏꯕꯔꯣ ꯂꯥꯎ ꯂꯥꯎ ꯆꯪꯉꯛꯎ ꯅꯆꯦꯁꯨ ꯆꯥꯛꯁꯪꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯄꯣꯠꯆꯩ ꯂꯣꯏꯁꯤꯜꯍꯧꯕꯅꯤꯅꯦ ꯁꯦꯁꯦ ꯁꯤꯗ ꯐꯝꯃꯨꯁꯦ ꯍꯩꯕꯦꯝꯃ ꯊꯥꯖ ꯅꯅꯥꯎ ꯅꯨꯄꯤ ꯊꯕ ꯂꯥꯛꯏꯅꯦ ꯅꯪꯕꯨ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯧꯅꯦ ꯊꯣꯛꯆꯔꯅꯤ ꯊꯣꯛꯆꯔꯅꯤ ꯐꯝꯃꯨ ꯐꯝꯃꯨ ꯍꯣꯏꯅꯦ ꯏꯅꯦ ꯃꯥ ꯃꯈꯣꯏꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ ꯍꯣꯏꯅꯦꯍꯦ ꯍꯧꯖꯤꯛꯇꯤꯅꯦ ꯅꯆꯦꯁꯤ ꯂꯥꯛꯄꯗꯒꯤ ꯅꯅꯦꯒꯤ ꯑꯅꯥꯕ ꯂꯩꯔꯝꯕꯒꯥꯁꯦ ꯂꯣꯏꯅ ꯍꯦꯛ ꯐꯈ꯭ꯔꯦ ꯍꯩꯋꯥꯅꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯅꯆꯦꯁꯤ ꯍꯣꯏꯅꯦ ꯍꯩꯃꯥ ꯊꯕ ꯅꯪ ꯂꯥꯛꯑꯝꯃꯤꯔꯣ ꯀꯩ ꯂꯩꯔꯒꯦ ꯅꯠꯇꯦ ꯅꯪꯕꯨ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ ꯏꯆꯦ ꯍꯌꯦꯡꯁꯦ ꯏꯃꯥꯒ ꯄꯥꯕꯒꯅ ꯌꯨꯝꯗ ꯏꯇꯩꯒ ꯌꯥꯎꯔꯒ ꯆꯥꯛ ꯆꯔꯥꯝꯇꯪ ꯆꯥꯁꯦ ꯍꯥꯏꯔꯨꯁꯨꯅ ꯂꯥꯛꯄꯅꯤ ꯏꯆꯦ ꯍꯣꯏ ꯍꯣꯏ ꯅꯇꯩꯗꯃꯨꯛꯇ ꯑꯩ ꯍꯪꯈꯤꯒꯦ ꯁꯤꯡꯒꯥꯔꯩꯅ ꯍꯩꯃꯥ ꯀꯔꯤꯒꯤ ꯏꯕꯨꯡꯉꯣꯗ ꯑꯃꯨꯛ ꯍꯪꯈꯤꯗꯧꯔꯤꯅꯣꯅꯦ ꯆꯠꯂꯨ ꯆꯠꯂꯨ ꯃꯥꯒꯤ ꯊꯕꯛ ꯂꯩꯕ ꯂꯩꯇꯕ ꯃꯗꯨꯅꯅꯦ ꯃꯔꯨ ꯅꯠꯇꯦ ꯌꯨꯝꯒꯤ ꯏꯃꯥ ꯄꯥꯕꯅ ꯅꯨꯡꯁꯤꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯁꯤ ꯍꯥꯏꯗꯅ ꯀꯧꯕꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯀꯗꯧꯕꯅꯤ ꯀꯩꯅꯣ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯦꯡꯅꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯊꯥꯖꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯄꯨꯔꯣꯏꯕꯗ ꯇꯝꯂꯝꯃꯤ ꯌꯣꯏꯃꯌꯥꯏꯗꯤ ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒ꯭ꯔꯥꯅ ꯇꯦꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯍꯔꯥꯎꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄꯒ ꯃꯀꯦ ꯁꯦꯝꯗꯨꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯍꯦ ꯊꯥꯖ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪꯕꯣ ꯊꯦꯡꯉꯅꯤꯅꯦ ꯂꯥꯎꯅꯤ ꯅꯪꯕꯣ ꯍꯩꯃꯥ ꯉꯟꯃꯟꯗ꯭ꯔꯣ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗꯒꯤ ꯆꯠꯂꯁꯦ ꯍꯥꯏꯔꯤꯔꯣ ꯌꯣꯏꯃꯌꯥꯏ ꯃꯀꯨ ꯃꯅꯦꯝꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯈꯨꯝꯂꯛꯏ ꯑꯦ ꯀꯔꯤꯅꯣꯅꯦ ꯅꯨꯄꯤ ꯅꯪꯕꯣ ꯏꯃꯥ ꯄꯥꯕꯗꯣ ꯀꯨꯏꯔꯦ ꯎꯗꯕ ꯉꯁꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯧꯔꯛꯄꯁꯤꯗ ꯃꯕꯨꯛꯅꯤꯡ ꯄꯦꯟꯅꯅꯕ ꯈꯔ ꯉꯟꯅ ꯆꯠꯂꯨꯁꯤ ꯀꯩꯗꯧꯒꯦ ꯅꯪꯁꯨ ꯏꯃꯥ ꯄꯥꯕꯒꯤ ꯁꯦꯕꯥꯒꯗꯣ ꯈꯔ ꯇꯧꯅꯤꯗꯅ ꯍꯣꯏ ꯍꯣꯏ ꯑꯣꯟꯊꯣꯛꯅ ꯃꯀꯨ ꯃꯅꯦꯝ ꯅꯤꯡꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯄꯨꯔꯣꯏꯕꯁꯦ ꯍꯩꯃꯥ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯪꯁꯦ ꯏꯃꯥ ꯄꯥꯕꯗꯨꯅ ꯄꯣꯛꯄꯤꯕꯗꯒꯤ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯔꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯑꯩꯅ ꯂꯨꯝꯅ ꯂꯧꯕꯁꯦ ꯑꯩꯒꯤ ꯏꯊꯧ ꯅꯠꯇ꯭ꯔꯣ ꯊꯥꯖ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯗ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯌꯣꯏꯃꯌꯥꯏꯅ ꯈꯜꯂꯤꯕꯗꯨꯗꯤ ꯊꯕꯥꯒ ꯎꯅꯔꯅꯤ ꯈꯟꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯅꯤ ꯕꯤꯃꯣꯜꯅ ꯍꯩ ꯃꯃꯥ ꯅꯆꯥꯁꯤꯡ ꯅꯠꯇ꯭ꯔꯅꯦ ꯑꯥꯗ ꯂꯥꯛꯂꯤꯕꯁꯤꯕꯣ ꯆꯠꯂꯨ ꯆꯠꯂꯨ ꯀꯔꯤ ꯀꯔꯤꯅꯣ ꯄꯨꯔꯛꯂꯤꯕꯁꯤ ꯈꯔ ꯂꯧꯁꯤꯟꯕꯤꯔꯨꯔꯣ ꯊꯝꯕꯥꯜꯅ ꯍꯣꯏꯅꯦꯍꯦ ꯕꯦꯝꯃ ꯂꯥꯎ ꯂꯥꯎ ꯆꯪꯉꯛꯑꯣ ꯐꯔꯦ ꯐꯔꯦ ꯅꯈꯣꯏꯅ ꯉꯟꯇꯥ ꯂꯥꯛꯄꯁꯦ ꯌꯣꯏꯃꯌꯥꯏꯗꯨ ꯃꯃꯤꯠꯇꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯊꯕꯥꯕꯨ ꯌꯦꯡꯂꯝꯃꯤ ꯏꯃꯥ ꯑꯩꯈꯣꯏ ꯊꯕꯥꯗꯤ ꯎꯗꯦꯅ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯆꯥꯅꯕꯁꯨ ꯌꯧꯔꯛꯄꯅꯤ ꯏꯃꯥ ꯂꯩꯌꯦ ꯂꯩꯌꯦ ꯍꯩ ꯊꯕꯥ ꯅꯆꯦ ꯑꯩꯈꯣꯏ ꯂꯥꯛꯏꯅꯦ ꯊꯣꯛꯂꯛꯎꯅꯦ ꯅꯪꯕꯣ ꯊꯕꯥ ꯍꯔꯥꯎꯅ ꯍꯥ ꯍꯩꯃꯥ ꯏꯆꯦ ꯏꯇꯩ ꯌꯥꯝ ꯉꯟꯅ ꯂꯥꯛꯏꯅ ꯂꯥꯎ ꯆꯪꯉꯁꯤ ꯌꯣꯏꯃꯌꯥꯏꯅ ꯊꯕꯥ ꯅꯪꯒꯤ ꯆꯥꯅꯕ ꯀꯔꯤ ꯀꯩꯅꯣ ꯈꯔ ꯂꯩꯔꯛꯄꯅꯦ ꯁꯦꯁꯦ ꯍꯩꯃꯥ ꯂꯩꯔꯛꯇ꯭ꯔꯁꯨ ꯌꯥꯔꯗꯨꯕꯨ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯥꯝ ꯑꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯕꯒꯤ ꯇꯨꯡꯗ ꯌꯣꯏꯃꯌꯥꯏꯅ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯋꯥꯔꯤ ꯍꯧꯗꯣꯔꯛꯏ ꯊꯕꯥ ꯅꯈꯣꯏ ꯌꯨꯝꯒꯤ ꯃꯅꯤꯡꯁꯤꯗ ꯇꯧꯐꯝ ꯐꯖꯕ ꯑꯃ ꯂꯩꯔꯤꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ ꯅꯪꯕꯨ ꯑꯃꯨꯛꯇ ꯄꯨꯕꯤꯌꯨꯗꯅ ꯑꯩꯕꯣ ꯍꯣꯏ ꯌꯥꯏꯌꯦ ꯏꯇꯩ ꯆꯠꯁꯤ ꯊꯥꯖꯅ ꯑꯩꯁꯨ ꯂꯥꯛꯀꯦ ꯌꯣꯏꯃꯌꯥꯏꯅ ꯊꯥꯖ ꯅꯪꯗꯤ ꯂꯩꯔꯝꯃꯨ ꯀꯩꯗꯧꯔꯒꯦ ꯅꯌꯨꯝꯗ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯅꯤ ꯏꯃꯥ ꯄꯥꯕꯒꯤ ꯁꯦꯕꯥ ꯁꯤꯕꯤ ꯈꯔ ꯇꯧꯕꯤꯔꯒ ꯂꯩꯔꯝꯃꯨ ꯅꯪꯗꯤ ꯑꯗꯨꯝ ꯎꯗꯨꯅꯇ ꯂꯩꯔꯁꯤꯕꯣ ꯊꯝꯕꯥꯜꯅ ꯌꯥꯅꯤꯗ ꯌꯥꯅꯤꯗ ꯃꯥꯁꯨ ꯆꯠꯅꯤꯡꯗꯅ ꯇꯧꯔꯤ ꯑꯣꯏꯔꯤꯅꯤ ꯆꯠꯁꯁꯅꯨ ꯆꯠꯁꯁꯅꯨ ꯀꯗꯥꯏꯗꯒꯤ ꯏꯃꯥ ꯑꯩꯈꯣꯏꯗꯤ ꯄꯥꯛ ꯄꯥꯛꯁꯨ ꯂꯥꯛꯇꯕꯅꯤꯅ ꯂꯥꯛꯂꯤꯉꯩꯁꯤꯗ ꯏꯃꯥ ꯄꯥꯕꯒꯤ ꯁꯦꯕꯥ ꯈꯔ ꯐꯪꯗ꯭ꯔꯗꯤ ꯑꯩ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ ꯏꯃꯥ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯌꯥꯁꯤꯗꯤ ꯍꯩ ꯊꯕꯥ ꯅꯪꯒꯅꯦ ꯏꯕꯨꯡꯉꯣ ꯌꯣꯏꯃꯌꯥꯏꯒ ꯈꯔ ꯆꯠꯃꯤꯟꯅꯔꯣꯀꯣ ꯌꯣꯏꯃꯌꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯂꯧꯐꯝ ꯑꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯌꯣꯏꯃꯌꯥꯏꯗꯤ ꯊꯕꯥꯒꯤ ꯐꯖꯕꯗ ꯉꯥꯎꯈꯤꯔꯝꯃꯤ ꯊꯕꯥꯗ ꯃꯃꯤꯠ ꯀꯨꯞꯇ ꯃꯈꯩ ꯌꯦꯡꯖꯩ ꯑꯗꯨꯕꯨ ꯊꯕꯥꯗꯤ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ ꯏꯆꯝ ꯆꯝꯖꯕ ꯏꯉꯥꯎ ꯉꯥꯎꯖꯕꯅꯤ ꯌꯣꯏꯃꯌꯥꯏ ꯊꯨꯅꯃꯛ ꯊꯕꯛ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ
ꯈꯨꯜ ꯑꯗꯨꯒꯤ ꯃꯁꯤꯡ ꯇꯣꯡꯕ ꯃꯅꯦꯗ ꯁꯦꯜ ꯈꯔ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯊꯕꯥꯕꯨ ꯊꯦꯝꯍꯜꯂꯝꯃꯤ꯫ ꯕꯤꯃꯣꯂꯥꯅ ꯍꯩꯕꯦꯝꯃ ꯊꯕꯥ ꯉꯥꯏꯈꯣꯅꯤ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ? ꯏꯅꯦ ꯑꯩ ꯀꯩꯊꯦꯜ ꯐꯥꯎꯕ ꯆꯠꯂꯨꯕꯅꯤ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯌꯦꯡꯂꯨꯕ꯫ ꯅꯆꯦꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤꯅ ꯅꯪꯅ ꯊꯟꯇ ꯂꯣꯏꯅ ꯍꯦꯛ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯕꯣꯏꯔꯦꯀꯣ? ꯍꯣꯏꯅꯦ ꯏꯃꯥ ꯄꯥꯕꯁꯨ ꯊꯕꯛ ꯆꯤꯟꯕꯅꯤꯅ ꯑꯩꯅ ꯂꯣꯏꯅꯃꯛ ꯇꯧꯔꯤ꯫ ꯍꯩ ꯅꯁꯛ ꯐꯖꯔꯤꯗꯨꯒ ꯅꯪꯕꯨ 이몽ꯗꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯈꯔꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯁꯤ ꯀꯩꯗꯧꯒꯦ ꯅꯪꯕꯣ? ꯏꯅꯦ ꯑꯩꯗꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯁꯨ ꯇꯤꯟꯅꯗꯦꯗꯣ ꯏꯆꯦꯒ ꯑꯩꯒꯇ ꯂꯣꯏꯅꯗꯨ ꯂꯩꯃꯤꯟꯅꯔꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯦꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯑꯗꯨꯅ ꯏꯊꯟꯇ ꯉꯥꯏꯍꯧꯔꯦ꯫ ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯊꯣꯛꯄ ꯉꯝꯅꯤꯅꯦ? ꯍꯩ ꯄꯪꯒꯅꯨꯅꯦ ꯑꯩꯉꯣꯟꯗ ꯃꯤꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯋꯥꯅꯣ ꯏꯅꯦ? ꯍꯩ ꯂꯥꯎ ꯂꯥꯎ ꯑꯩꯒꯤꯗ ꯉꯦꯛꯇ ꯆꯠꯂꯨꯁꯤ ꯅꯦꯅꯥ ꯇꯥꯅꯅꯦ ꯋꯥꯔꯤꯗꯨ ꯁꯥꯔꯒꯦ ꯏꯅꯦ꯫ ꯍꯣꯏꯅꯦ ꯑꯁꯨꯝꯅ ꯕꯤꯃꯣꯂꯥꯒꯤ ꯋꯥꯍꯩ ꯀꯌꯥꯅ ꯊꯕꯥꯕꯨ ꯄꯨꯡꯉꯥꯎ ꯉꯥꯎꯍꯜꯂꯝꯃꯤ꯫ ꯃꯁꯛꯁꯨ ꯎꯗ꯭ꯔꯤꯕ ꯅꯨꯄꯥꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯥꯎꯍꯟꯕ ꯉꯝꯍꯜꯂꯤ꯫ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯊꯕꯥ ꯅꯪꯕꯨꯅꯦ ꯍꯌꯦꯡꯋꯥꯏ ꯅꯈꯨꯠ ꯇꯥꯝꯂꯒ ꯄꯤꯖꯗꯧꯔꯤꯅꯤ꯫ ꯅꯪꯕꯨꯁꯨꯅꯦ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯅ ꯍꯥꯏꯔꯛꯈ꯭ꯔꯕ ꯀꯅꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔ ꯄꯣꯠꯅꯤ꯫ ꯏꯅꯦꯅ ꯁꯤꯟꯕꯗꯤ ꯀꯔꯤꯁꯨ ꯁꯣꯏꯔꯣꯏꯗꯕꯅꯤ꯫ ꯌꯦꯡꯉꯨꯍꯩ ꯑꯋꯥꯡꯒꯤ ꯊꯣꯏꯕꯤꯗꯣ ꯃꯥꯗꯤ ꯍꯧꯖꯤꯛ ꯃꯌꯨꯝꯗ ꯋꯥꯕ ꯌꯥ ꯋꯥꯔꯛꯂꯒ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯄꯥꯟꯕꯗꯒꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗꯅ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯏꯟꯕꯗꯒꯤꯅꯤ꯫ ꯍꯩ ꯄꯪꯒꯅꯨꯀꯣ ꯏꯅꯦꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯏꯜꯂꯨꯀꯣ꯫ ꯊꯕꯥ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯅ ꯈꯨꯝꯂꯛꯏ꯫ ꯏꯅꯦ ꯏꯅꯦꯅꯕꯨ ꯑꯩꯒꯤ ꯐꯠꯇꯅꯕ ꯁꯤꯟꯕꯤꯗꯧ ꯅꯠꯇꯦ ꯑꯩꯁꯨ ꯈꯪꯉꯤꯅꯤ ꯑꯗꯣ ꯑꯩ ꯋꯥꯈꯜ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯈꯜꯂꯛꯈꯤꯒꯦꯅꯦ꯫ ꯈꯟꯒꯗꯕꯅꯤ ꯈꯜꯂꯨ ꯑꯗꯨꯕꯨꯅꯦ ꯄꯥꯎꯗꯤ ꯅꯨꯡꯉꯥꯏꯍꯟꯁꯤꯀꯣ ꯊꯕꯥ꯫ ꯍꯣꯏꯅꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯜꯂꯒꯦꯅꯦ꯫ ꯃꯌꯨꯝ ꯍꯜꯂꯛꯂ ꯃꯇꯨꯡ ꯊꯕꯥ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝꯗ ꯋꯥꯔꯤꯕꯁꯤ ꯃꯍꯥꯛ ꯅꯨꯡꯉꯥꯏꯕ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥꯗ ꯂꯩꯔꯕꯗꯤ ꯃꯇꯦꯡ ꯈꯔꯗ ꯑꯣꯏꯕꯁꯨ ꯄꯥꯡꯗꯨꯅ ꯃꯃꯥ ꯃꯄꯥꯕꯨꯁꯨ ꯅꯨꯡꯉꯥꯏꯍꯜꯂꯅꯤ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯕꯥ ꯃꯈꯣꯡꯅ ꯊꯣꯡꯅ ꯕꯤꯃꯣꯂꯥꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯏꯅꯦ ꯑꯣ ꯏꯅꯦ ꯂꯩꯇ꯭ꯔꯣ? ꯍꯩ ꯀꯅꯥꯅꯣꯅꯦ? ꯍꯩꯃꯥ ꯊꯕꯥ ꯅꯪ ꯑꯣꯏꯔꯦ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯅꯨꯄꯤ ꯃꯆꯥꯁꯤ ꯉꯁꯤꯗꯤ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯄꯨꯔꯛꯄ ꯃꯥꯜꯂꯤ꯫ ꯏꯅꯦ ꯑꯩꯁꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯒꯤ ꯏꯅꯦꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯆꯦꯜꯂꯛꯂꯕꯅꯤ꯫ ꯑꯗꯣ ꯅꯨꯄꯥꯗꯣ ꯑꯩꯒ ꯑꯝꯇ ꯎꯅꯍꯜꯂꯨ꯫ ꯎꯅꯗꯗꯤ ꯀꯩꯅꯣꯅꯦ ꯎꯅꯍꯟꯗꯣꯏꯅꯤ ꯑꯗꯨꯕꯨ ꯅꯪ ꯅꯁꯥꯅꯗꯤ ꯌꯥꯔꯦꯀꯣ? ꯊꯕꯥ ꯏꯀꯥꯏꯅ ꯏꯅꯦ ꯌꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯎꯅꯈꯤꯒꯦ ꯃꯥꯒꯤ ꯃꯒꯨꯟꯁꯨ ꯑꯩ ꯎꯅꯔꯒ ꯈꯪꯕ ꯄꯥꯝꯃꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯀꯔꯤ ꯅꯨꯃꯤꯠꯇ ꯎꯅꯁꯤꯒꯦ? ꯍꯌꯦꯡ ꯍꯦꯛꯇ ꯁꯤꯜꯂꯒꯦ ꯏꯅꯦ꯫ ꯑꯗꯣ ꯎꯅꯕꯗꯤ ꯏꯅꯦꯒꯤ ꯌꯨꯝꯁꯤꯗ ꯃꯁꯤꯗꯅ ꯍꯦꯟꯅ ꯐꯔꯅꯤ ꯁꯤꯗ ꯑꯗꯨꯝ ꯎꯅꯔꯣꯀꯣ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯎꯅꯔꯒ ꯀꯩ ꯀꯥꯟꯅꯅꯤ ꯃꯤ ꯎꯅꯕꯅꯤ꯫ ꯍꯣꯏ ꯏꯅꯦ ꯑꯩꯗꯤ ꯏꯅꯦꯅ ꯐꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯗꯤ ꯏꯅꯦ ꯑꯩ ꯑꯃꯨꯛ ꯍꯜꯂꯒꯦ꯫ ꯕꯤꯃꯣꯂꯥ ꯌꯣꯏꯃꯌꯥꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯊꯕꯥꯕꯨ ꯌꯥꯍꯟꯕꯤꯕꯒꯤ ꯁꯦꯜ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯤ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯍꯥꯏ ꯌꯣꯏꯃꯌꯥꯏ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯅꯪ ꯀꯅꯥꯝꯇꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ ꯑꯗꯣ ꯍꯌꯦꯡꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯁꯤꯒꯦ? ꯅꯪꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯇꯥꯛꯇ꯭ꯔꯤ ꯑꯗꯣ ꯅꯪꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯛꯄꯗ ꯃꯥꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯥ ꯁꯤꯅꯤ ꯏꯅꯦꯅ ꯈꯜꯂꯤꯕꯁꯦ꯫ ꯏꯅꯦ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯅꯨ ꯑꯩ ꯊꯣꯛꯄ ꯇꯧꯒꯦ꯫ ꯏꯅꯦꯅ ꯁꯟꯙꯥ ꯋꯥꯏꯔꯝꯗ ꯍꯥꯏꯈꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏꯅꯦ ꯑꯩꯅ ꯁꯟꯙꯥ ꯋꯥꯏꯔꯝꯗꯅꯦ ꯑꯩꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯎꯅꯔꯣ ꯍꯥꯏꯈꯤꯕꯅꯤ ꯃꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯀꯅꯤ꯫ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯆꯔꯒꯦ ꯑꯗꯣ ꯑꯩꯅ ꯈꯔ ꯊꯦꯡꯂꯞ ꯂꯥꯛꯑꯒꯦ ꯏꯅꯦꯅ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯈꯥꯝꯕꯤꯔꯝꯃꯣ꯫ ꯑꯩ ꯈꯔ ꯊꯦꯡꯂꯞ ꯂꯥꯛꯂꯒ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯅꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯟꯕꯁꯨ ꯅꯨꯄꯤꯒꯤ ꯏꯖꯠ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯅ꯫ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗꯀꯣ ꯅꯪꯁꯦ ꯏꯕꯨꯡꯉꯣ ꯑꯗꯣ ꯍꯌꯦꯡ ꯁꯦꯜ ꯈꯔ ꯄꯤꯒꯗꯕꯅꯤꯀꯣ꯫ ꯏꯅꯦꯒꯤꯕꯨ ꯄꯤꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤ ꯑꯁꯨꯛ ꯆꯥꯎꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯁꯤꯗꯤ꯫ ꯈꯪꯗꯦ ꯑꯩꯗꯤ ꯑꯗꯨꯒꯅꯦ ꯑꯩꯅ ꯁꯤꯜꯂꯤ ꯈꯣꯠꯂꯤ ꯍꯥꯏꯕꯁꯦ ꯃꯅꯥ ꯃꯅꯤꯟ ꯅꯩꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯐꯔꯦ ꯏꯅꯦ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯕꯤꯃꯣꯂꯥ ꯁꯦꯜ ꯐꯪꯂꯗꯨꯅ ꯍꯔꯥꯎ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯕꯛ ꯑꯁꯤ ꯌꯣꯏꯃꯌꯥꯏꯅ ꯑꯔꯨꯕꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯇꯣꯝꯅꯥꯎ ꯐꯕ ꯈꯪꯍꯜꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯇꯣꯝꯅꯥꯎꯒ ꯀꯌꯥ ꯄꯨꯟꯈꯤꯗ꯭ꯔꯦ꯫ ꯍꯥꯏꯅꯈꯤ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯊꯕꯥꯗꯤ ꯕꯤꯃꯣꯂꯥꯒꯤ ꯃꯌꯨꯝꯗ ꯌꯣꯏꯃꯌꯥꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯅꯦ
ꯃꯥꯕꯨ ꯂꯥꯛꯈꯤꯔꯣꯏꯗꯕꯖꯥꯠꯂꯣ ꯃꯇꯝꯅꯒ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯁꯤꯗ ꯑꯩ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯕ ꯊꯦꯡꯈꯤꯅꯤ ꯂꯥꯛꯑꯅꯤ ꯃꯥꯁꯨꯅꯦ ꯊꯕꯛꯁꯦ ꯆꯤꯟꯕ ꯑꯗꯨꯅꯅꯤ ꯁꯦꯜ ꯃꯌꯥꯝ ꯄꯥꯏꯔꯕꯁꯨ ꯅꯨꯄꯤ ꯀꯣꯏꯗ꯭ꯔꯤꯕꯁꯤ ꯀꯣꯏꯕ ꯃꯇꯝ ꯁꯪꯗꯕꯒꯤꯅꯤꯀꯣ ꯂꯥꯛꯑꯅꯤ ꯏꯅꯦꯒꯅꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯁꯥꯗꯣꯛꯁꯤ ꯃꯥ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯕꯤꯃꯣꯂꯥꯅ ꯇꯧꯁꯤꯟꯅꯗꯨꯅ ꯑꯄꯪꯕꯤ ꯊꯕꯥꯕꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯇꯝ ꯂꯧꯗꯨꯅ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯍꯜꯂꯝꯃꯤ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯒꯤ ꯃꯇꯝꯗ ꯌꯣꯏꯃꯌꯥꯏ ꯕꯤꯃꯣꯂꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯌꯣꯏꯃꯌꯥꯏꯅ ꯃꯄꯥꯟꯗꯒꯤ ꯅꯦ ꯑꯩ ꯂꯥꯛꯏꯅꯦ ꯕꯦꯝꯃ ꯊꯕꯥ ꯂꯥꯛꯑ ꯃꯥꯜꯂꯦ ꯑꯩ ꯀꯧꯁꯤꯜꯂꯛꯀꯦꯀꯣ ꯅꯕꯥꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯃꯤꯟꯅꯅꯕ ꯑꯩꯅꯦ ꯑꯁꯤꯗ ꯃꯅꯤꯡꯗ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯀꯣ ꯇꯥꯔꯦ ꯊꯣꯛꯂꯛꯑꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯣꯏꯃꯌꯥꯏꯕꯨ ꯏꯃꯨꯡꯗ ꯀꯧꯁꯤꯜꯂꯝꯃꯤ ꯃꯈꯣꯏꯅꯤ ꯂꯩꯃꯤꯟꯅꯈꯤꯕꯒ ꯃꯄꯥꯟꯗꯒꯤ ꯕꯤꯃꯣꯂꯥꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯛꯂꯝꯃꯤ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕꯤꯕꯕꯣ ꯉꯥꯏꯍꯥꯛ ꯑꯣꯏꯖꯔꯦ ꯑꯩꯗꯤ ꯅꯨꯄꯥꯅ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯉꯥꯛꯇꯕꯁꯦ ꯑꯩꯕꯨ ꯊꯑꯣꯏꯕꯤꯗꯕ ꯃꯥꯜꯂꯤ ꯑꯩ ꯊꯕꯛꯅ ꯌꯥꯗ ꯇꯧꯕꯅꯤ ꯑꯗꯣ ꯀꯔꯤꯅꯣ ꯁꯨꯝ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯁꯤꯕꯣ ꯑꯩꯒ ꯈꯪꯅꯅꯤꯡꯉꯤ ꯊꯦꯡꯅꯁꯤ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗꯗꯤ ꯑꯝꯇ ꯌꯦꯡꯉꯛꯇꯦ ꯁꯨꯝ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯂꯩꯔꯤꯕꯗꯨꯕꯨ ꯏꯀꯥꯏꯔꯣ ꯑꯩꯗꯤ ꯑꯃꯨꯛꯇ ꯅꯨꯄꯥꯒ ꯎꯅꯗ꯭ꯔꯤ ꯑꯗꯨꯅ ꯏꯀꯥꯏꯖꯩ ꯀꯔꯤꯅꯣ ꯃꯈꯣꯜꯁꯤꯕꯨ ꯑꯩꯅ ꯍꯥꯟꯅ ꯇꯥꯈꯤꯕꯒꯨꯝ ꯇꯧꯏꯗ ꯌꯣꯏꯃꯌꯥꯏ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯤ ꯂꯩꯊꯣꯔꯛꯑꯣ ꯌꯣꯏꯃꯌꯥꯏꯅ ꯊꯕꯥꯒꯤ ꯃꯔꯤꯡꯖꯨꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯣꯟꯊꯣꯛꯍꯜꯂꯛꯏ ꯊꯕꯥ ꯌꯣꯏꯃꯌꯥꯏ ꯑꯣꯏꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯏꯃꯥ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯝꯗꯧꯅ ꯄꯥꯈꯠꯀꯅꯨ ꯊꯕꯥ ꯑꯩ ꯅꯉꯣꯟꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯒꯦ ꯑꯩꯅꯤ ꯏꯅꯦ ꯕꯤꯃꯣꯂꯥꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯊꯕꯥꯗꯨ ꯀꯞꯅꯤꯡꯂꯛꯏ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯣ ꯏꯆꯦ ꯑꯩ ꯀꯩꯁꯨ ꯈꯪꯗꯕꯅꯤ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯏꯆꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯤꯕꯨ ꯀꯧꯗꯨꯅ ꯀꯞꯈꯠꯂꯛꯏ ꯑꯁ ꯁꯣꯏꯔꯦ ꯊꯕꯥ ꯇꯣꯛꯎꯕꯁꯤ ꯌꯥꯔꯦ ꯑꯩ ꯈꯪ ꯅꯨꯄꯥ ꯑꯣꯏꯕ ꯅꯈꯣꯏꯒꯤ ꯇꯥꯆꯤ ꯀꯔꯤꯒꯤꯅꯣ ꯅꯕꯨꯛꯁꯤꯅ ꯑꯗꯨꯛ ꯌꯥꯝ ꯄꯤꯛꯂꯤꯕ ꯑꯩꯕꯨ ꯅꯆꯜ ꯑꯃꯒꯨꯝꯅ ꯈꯟꯕ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯏꯅꯦ ꯊꯕꯥ ꯑꯁ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯗꯨꯃꯥꯏꯅ ꯂꯥꯎꯒꯅꯨꯄꯥ ꯃꯤ ꯏꯅꯦꯗꯣ ꯊꯕꯛ ꯇꯧꯔꯝꯒꯅꯤ ꯑꯗꯨꯏ ꯁꯔꯨꯛ ꯏꯕꯥꯅꯤ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯁꯥꯟꯅꯗꯣꯏꯁꯤꯕꯣ ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯅꯪ ꯇꯨꯀꯠꯆꯩꯌꯦ ꯑꯩꯅ ꯏꯇꯩ ꯍꯥꯏꯅ ꯐꯥꯎꯕ ꯀꯧꯅꯤꯡꯗꯦ ꯑꯩꯅ ꯁꯣꯏꯗꯅ ꯇꯥꯛꯀꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯈꯪꯍꯟꯒꯅꯤ ꯉꯁꯤ ꯊꯧꯗꯣꯛꯁꯦ ꯑꯩ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯁꯤ ꯊꯕꯥ ꯑꯩ ꯂꯥꯜꯂꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯑꯩꯒꯤ ꯑꯣꯏꯅꯤꯡꯉꯤ ꯑꯗꯨꯃꯛꯅ ꯑꯩꯅ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯑꯩꯒꯤ ꯏꯆꯦꯗꯤ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯑꯩ ꯅꯉꯣꯟꯗ ꯋꯥꯗꯤ ꯂꯣꯠꯂꯣꯏ ꯑꯁꯦꯡꯕꯗꯣ ꯍꯥꯏꯒꯦ ꯅꯪꯒꯤ ꯅꯆꯦ ꯊꯥꯖ ꯑꯩꯅ ꯅꯨꯡꯁꯤ ꯀꯨꯏꯔꯦ ꯃꯥꯒꯩ ꯈꯪꯅꯔꯛꯄꯁꯨ ꯅꯪꯁꯨ ꯈꯪꯉꯤꯕꯗꯨꯅꯤ ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨꯁꯨ ꯅꯨꯡꯁꯤ ꯅꯆꯦꯅꯅꯦ ꯅꯪꯅ ꯁꯣꯜꯂꯒ ꯂꯩ ꯑꯗꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯅꯆꯦꯁꯨ ꯍꯧꯖꯤꯛꯇꯤ ꯃꯀꯨꯝ ꯃꯊꯥ ꯁꯨꯖꯤꯜꯂꯛꯂꯕꯅꯤꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯅꯕ ꯍꯥꯏꯗꯅ ꯅꯪꯕꯨꯁꯨ ꯑꯩꯅ ꯌꯨꯝꯗ ꯄꯨꯁꯤꯟꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯅ ꯊꯕꯛ ꯑꯁꯤ ꯇꯧꯈꯤꯕꯅꯤ ꯌꯥꯔꯦ ꯑꯩ ꯇꯥꯅꯤꯡꯗꯦ ꯅꯪꯒꯤ ꯇꯥꯠꯇ ꯑꯩꯅ ꯄꯪꯊꯒꯗꯕ ꯅꯠꯇꯦ ꯏꯆꯦꯗꯣ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯥꯅ ꯉꯝꯗ꯭ꯔꯕꯗꯤ ꯃꯇꯝ ꯈꯔ ꯑꯩꯕꯨ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯂꯩꯔꯣ ꯂꯥꯎ ꯍꯥꯏꯅ ꯀꯧꯕꯗ ꯑꯩꯅ ꯂꯥꯛꯑꯣꯏꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯃꯣꯏ ꯑꯣꯏꯅ ꯆꯠꯄꯗꯤ ꯑꯩꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯑꯁ ꯊꯕꯥ ꯁꯥꯎꯈꯤꯅꯨ ꯀꯩꯗꯧꯒꯦ ꯅꯪꯕꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯩꯅ ꯄꯨꯔꯒ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯗꯨꯁꯨ ꯅꯪꯅ ꯄꯥꯝꯗ꯭ꯔꯕꯅꯤꯅ ꯂꯣꯠꯁꯤꯜꯂꯁꯤ ꯐꯔꯦ ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯨ ꯇꯥꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯑꯩꯅ ꯅꯪꯕꯨ ꯅꯆꯦꯒ ꯂꯩꯃꯤꯟꯅꯅꯕ ꯂꯧꯕ ꯂꯥꯛꯄꯅꯦ ꯍꯥꯏꯔꯁꯤ ꯑꯗꯨꯏꯗꯤ ꯌꯥꯔꯕ꯭ꯔꯣ ꯑꯩꯅ ꯅꯪꯒ ꯆꯠꯃꯤꯟꯅꯒꯗꯕ ꯅꯠꯇꯦ ꯏꯅꯦ ꯍꯩꯃꯥ ꯊꯣꯡꯁꯤ ꯂꯣꯜꯂꯤꯅꯤ ꯏꯅꯦ ꯊꯣꯡ ꯍꯥꯡꯉꯣ ꯏꯅꯦ ꯌꯣꯏꯃꯌꯥꯏꯗꯣ ꯁꯤꯜꯂꯛꯇꯨꯅ ꯊꯣꯡ ꯁꯥꯡꯒꯅꯨ ꯑꯩ ꯆꯠꯈꯤꯒꯦ ꯑꯩ ꯅꯨꯃꯤꯠ ꯇꯥꯔꯕꯁꯨ ꯏꯊꯟꯗ ꯆꯠꯈꯤꯒꯦ ꯊꯣꯡꯗꯤ ꯑꯩꯅ ꯀꯃꯥꯏꯅ ꯍꯥꯡꯍꯟꯗꯣꯏꯕ ꯅꯪꯅ ꯀꯧꯕ ꯐꯥꯎ ꯇꯥꯗ꯭ꯔꯕꯗꯨꯗ ꯆꯞ ꯃꯥꯟꯅꯩ ꯅꯪꯁꯨ ꯑꯩꯁꯨ ꯀꯥꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕꯅꯤ ꯅꯪꯅ ꯆꯠꯀꯦ ꯍꯥꯏꯕꯗꯤ ꯑꯩ ꯀꯧꯕ ꯉꯝꯃꯣꯏ ꯊꯕꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯊꯣꯡ ꯃꯁꯤꯗ ꯉꯥꯗꯨꯅ ꯃꯕꯨꯡꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯆꯔꯝꯃꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯃꯪꯗ ꯇꯥꯏꯕꯪꯂ ꯍꯥꯏꯅ ꯈꯟꯗꯨꯅ ꯀꯞꯂꯝꯃꯤ ꯃꯇꯝꯅꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯂꯣꯏꯈꯤꯗꯨꯅ ꯅꯣꯡꯉꯥꯟꯈꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯕꯗ ꯃꯈꯣꯏꯅꯤꯗꯨ ꯌꯣꯏꯃꯌꯥꯏꯒꯤ ꯃꯌꯨꯝꯗ ꯄꯨꯁꯤꯜꯂꯝꯃꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯌꯨꯝꯒꯤ ꯃꯤꯈꯩꯗꯤ ꯉꯛꯄꯅ ꯂꯣꯏꯔꯝꯃꯤ ꯁꯤꯡꯒꯥꯔꯩꯅ ꯍꯩꯃꯥ
ꯏꯕꯨꯡꯉꯣ ꯌꯣꯏꯃꯌꯥꯏ ꯀꯩꯅꯣ ꯇꯧꯔꯛꯂꯤ ꯃꯇꯧ ꯑꯁꯤꯕꯣ ꯑꯌꯨꯛ ꯉꯟꯕꯁꯤꯗ ꯍꯩ ꯊꯕꯥ ꯀꯩꯗꯧꯔꯦ ꯅꯃꯥꯏ ꯅꯃꯤꯠꯀꯥꯗꯣ ꯏꯄꯣꯝ ꯄꯣꯝꯂꯤꯕꯗꯨꯅ ꯅꯠꯇꯦ ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ ꯑꯅꯤꯗꯨ ꯋꯥ ꯀꯔꯤꯝꯇ ꯉꯥꯡꯅꯗꯅ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ ꯏꯕꯨꯡꯉꯣ ꯅꯪꯉꯣꯟꯗꯅꯤꯅꯦ ꯑꯩꯅ ꯍꯪꯂꯤꯕꯁꯦ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯏꯃꯥ ꯑꯩ ꯀꯣꯟꯅ ꯋꯥꯔꯤ ꯂꯤꯔꯒꯦ ꯊꯕꯥꯁꯦ ꯈꯔ ꯄꯨꯁꯤꯟꯕꯤꯌꯨ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯁꯤꯗꯤ ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯪꯕꯨ ꯅꯆꯦ ꯎꯅꯕ ꯂꯥꯛꯏꯔꯣ ꯆꯪꯉꯣ ꯊꯕꯥ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯔꯝꯃꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯃꯆꯦꯕꯨ ꯎꯕꯗ ꯃꯕꯨꯡ ꯏꯍꯤꯡꯅ ꯅꯨꯡꯁꯤꯔꯛꯇꯨꯅ ꯄꯦꯟꯅ ꯀꯞꯆꯔꯝꯃꯤ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯇꯣꯛꯁꯤ ꯅꯀꯣꯛꯀ ꯂꯣꯏꯅ ꯆꯤꯛꯄ ꯇꯥꯔꯦ ꯑꯩ ꯂꯩꯇꯕꯒꯤꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯃꯥ ꯄꯥꯕꯗꯤ 이제 ꯏꯆꯦꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ 이제 이제ꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯀꯌꯥ ꯐꯨꯝꯗꯨꯅ ꯃꯆꯦꯕꯨ ꯅꯨꯡꯁꯤꯅ ꯀꯣꯜꯂꯝꯃꯤ ꯃꯆꯦꯗ ꯋꯥꯐꯝ ꯑꯁꯤ ꯈꯪꯍꯟꯕ ꯄꯥꯝꯂꯝꯗꯦ ꯁꯤꯡꯒꯥꯔꯩꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯂꯥꯎ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯏꯃꯥꯗ ꯍꯥꯏꯌꯨ ꯅꯠꯇꯦ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯅꯪꯕꯨ ꯉꯔꯥꯡꯁꯨ ꯍꯟꯖꯤꯜꯂꯛꯇꯦ ꯑꯁꯣꯝꯗꯁꯨ ꯏꯕꯦꯝꯃ ꯊꯕꯥꯁꯨ ꯍꯟꯖꯤꯜꯂꯛꯇꯦ ꯍꯥꯏꯗꯅ ꯃꯃꯥ ꯃꯄꯥꯅ ꯍꯪꯕ ꯂꯥꯛꯑꯝꯃꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯗꯨꯒ ꯉꯁꯤ ꯅꯪꯒ ꯀꯔꯝꯃꯥꯏꯅ ꯂꯥꯛꯃꯤꯟꯅꯔꯤꯅꯣ ꯏꯃꯥ ꯃꯥꯁꯨ ꯅꯃꯧꯅꯤ ꯉꯔꯥꯡꯗꯣ ꯏꯃꯥ ꯌꯣꯏꯃꯌꯥꯏ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗ ꯁꯤꯡꯒꯥꯔꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯔꯛꯂꯝꯃꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯅꯨꯄꯤ ꯑꯣꯏꯕꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯇꯨꯀꯠꯆꯩꯅꯦꯍꯦ ꯅꯅꯥꯎ ꯅꯨꯄꯤ ꯑꯁꯤꯗ ꯅꯠꯇꯕ ꯌꯦꯡꯕ ꯉꯝꯕ ꯅꯪ ꯏꯆꯥꯅꯤ ꯍꯥꯏꯅꯤꯡꯗꯦ ꯑꯗꯨꯛꯅ ꯊꯃꯣꯏ ꯄꯤꯛꯄ ꯌꯣꯏꯃꯌꯥꯏ ꯃꯈꯨ ꯀꯨꯜꯂꯗꯨꯅ ꯏꯃꯥ ꯅꯆꯥ ꯂꯥꯟꯖꯔꯦ ꯅꯆꯥꯅ ꯋꯥꯈꯜ ꯊꯦꯟꯈꯤꯕꯅ ꯊꯣꯛꯈꯤꯕꯅꯤ ꯏꯃꯥ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯁꯨꯛ ꯆꯥꯎꯅ ꯑꯁꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯅꯪꯅ ꯁꯣꯏꯔꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯃꯁꯤꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯆꯦꯟꯊꯒꯗꯧꯔꯦꯗꯅ ꯍꯥꯏꯅꯔꯤꯕ ꯋꯥꯗꯨ ꯊꯕꯥ ꯃꯆꯦꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯂꯛꯇꯨꯅ ꯇꯥꯔꯝꯃꯤ ꯏꯅꯦ ꯕꯦꯝꯃ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯅꯆꯦꯒ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯕ꯭ꯔꯣ ꯏꯅꯦ ꯑꯩ ꯏꯆꯦꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯦꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯍꯟꯕ ꯑꯩ ꯄꯥꯝꯗꯦ ꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯤꯡꯉꯤ ꯑꯗꯨꯅ ꯏꯅꯦꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯖꯒꯦꯕ ꯍꯥꯏꯌꯨꯅꯦ ꯀꯔꯤ ꯄꯥꯝꯒꯦ ꯅꯪꯕꯨ ꯏꯅꯦ ꯏꯆꯦꯁꯤ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯕ ꯑꯩ ꯄꯥꯝꯗꯦ ꯏꯅꯦꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯍꯟꯕꯤꯌꯨ ꯏꯆꯦꯒꯤ ꯁꯦꯕꯥ ꯇꯧꯍꯟꯕꯤꯌꯨ ꯏꯅꯦꯅ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯤꯗ ꯈꯔ ꯐꯅꯕ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯏꯖꯠꯇꯨꯒꯤꯗꯃꯛꯇꯗꯤ ꯑꯩ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯂꯩꯕ ꯃꯇꯝꯗ ꯌꯨꯝꯁꯤꯗ ꯏꯇꯩꯒꯤ ꯃꯆꯟꯅꯨꯄꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯕ ꯐꯪꯍꯟꯕꯤꯌꯨ ꯑꯩ ꯍꯧꯈꯤꯕ ꯄꯨꯝꯕ ꯂꯣꯏꯅ ꯀꯥꯎꯊꯣꯛꯆꯔꯒꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯏꯆꯦ ꯑꯃꯗꯤ ꯄꯥꯕꯗꯗꯤ ꯇꯥꯍꯟꯕꯤꯒꯅꯨ ꯏꯅꯦ ꯕꯦꯝꯃ ꯊꯕꯥ ꯅꯪꯒꯤ ꯄꯨꯛꯆꯦꯜꯁꯦ ꯑꯣꯟꯊꯣꯛꯅ ꯁꯦꯡꯈ꯭ꯔꯦꯗꯀꯣ ꯏꯆꯥ ꯐꯠꯇꯕ ꯄꯣꯛꯂꯨꯕ ꯆꯃꯝꯅꯔꯕꯅꯅꯦ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯅꯪꯅꯅꯦ ꯏꯪꯍꯟꯕꯤꯔꯦꯗꯣ ꯐꯔꯦ ꯏꯆꯥꯁꯤꯗꯤ ꯅꯨꯡꯉꯥꯏ ꯂꯩꯊꯣ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯏꯅꯦꯅ ꯇꯧꯒꯅꯤ ꯑꯩꯅ ꯐꯅꯕ ꯂꯣꯏꯅꯃꯛ ꯁꯤꯟꯒꯅꯤ ꯀꯔꯤꯁꯨ ꯋꯥꯒꯅꯨ ꯏꯆꯥꯅꯅꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯠꯊꯣꯛꯄꯗꯤ ꯉꯝꯂꯒ ꯀꯔꯤꯒꯤ ꯏꯅꯦꯅ ꯑꯗꯨ ꯐꯥꯎꯗꯤ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯒꯦ ꯍꯥꯏ ꯌꯣꯏꯃꯌꯥꯏ ꯅꯆꯟꯅ ꯂꯥꯜꯂꯦ ꯍꯥꯏꯌꯣ ꯃꯥ ꯍꯥꯏ ꯀꯔꯤꯒꯤ ꯑꯁꯅꯣ ꯍꯥꯏꯌꯨꯗꯤ ꯍꯥꯏꯌꯨꯗꯅ ꯊꯕꯥꯅ ꯏꯅꯦ ꯌꯥꯔꯅꯤ ꯑꯩ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯄꯥꯝꯖꯗꯦ ꯍꯩ ꯕꯦꯝꯃ ꯌꯥꯗꯦ ꯏꯅꯦꯅ ꯇꯧꯔꯤꯕꯁꯦ ꯃꯁꯤꯅ ꯃꯇꯤꯛ ꯆꯥꯕꯅꯤ ꯃꯁꯤꯅ ꯃꯇꯨꯡꯗ ꯃꯥꯅ ꯅꯪꯕꯨ ꯍꯟꯅ ꯌꯦꯡꯕ ꯉꯝꯗꯅꯕꯅꯤ ꯍꯩ ꯃꯨꯡꯉꯣ ꯈꯣꯏꯔꯝꯃꯣ ꯍꯥꯏꯗꯤ ꯁꯠ ꯈꯣꯏꯔꯝꯃꯨꯗꯅ ꯌꯣꯏꯃꯌꯥꯏ ꯏꯀꯥꯏꯅ ꯊꯕꯥ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯊꯕꯥ ꯍꯪꯒꯣꯏꯇꯛ ꯇꯧꯅ ꯍꯟꯗꯣꯛꯏ ꯑꯩ ꯏꯇꯩꯕꯨ ꯊꯧꯒꯜꯂꯣꯟ ꯀꯥꯏꯖꯅꯤꯡꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤꯗꯤ ꯏꯇꯩ ꯑꯩꯕꯨ ꯀꯧꯕꯤꯔꯛꯀꯅꯨ ꯑꯩ ꯏꯆꯦꯕꯨ ꯅꯨꯡꯁꯤꯕꯒꯤ ꯄꯨꯝꯅꯃꯛꯁꯦ ꯀꯠꯊꯣꯛꯄꯅꯤ ꯊꯕꯥ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯪꯅ ꯅꯆꯦꯒꯤꯗꯃꯛ ꯈꯜꯂꯤꯕꯗꯣ ꯑꯩꯅꯗꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯅ ꯅꯥꯎꯄꯨꯔꯤꯕꯤ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯀꯔꯤꯁꯨ ꯈꯜꯂꯨꯗ꯭ꯔꯤ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯌꯥꯖꯔꯦ ꯏꯇꯩ ꯃꯅꯥ ꯃꯅꯤ ꯅꯥꯏꯕꯤꯔꯅꯨ ꯑꯗꯨꯒ ꯏꯅꯦ ꯕꯤꯃꯣꯂꯥꯕꯨꯁꯨ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯣ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯍꯟꯕꯤꯗꯅꯕ ꯈꯔ ꯃꯦꯟꯕꯤꯌꯨ ꯃꯗꯨꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯒꯦ ꯑꯩ ꯂꯣꯏꯅꯃꯛ ꯈꯨꯗꯤꯡꯃꯛ ꯐꯅꯕ ꯁꯤꯜꯂꯒꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯕꯥꯒꯤ ꯃꯃꯥ ꯃꯄꯥꯗꯁꯨ ꯃꯤꯅꯝꯂꯝꯃꯤ ꯉꯔꯥꯡ ꯑꯊꯦꯡꯕꯗ ꯊꯕꯥ ꯃꯣꯏꯗ ꯂꯥꯛꯏ ꯍꯥꯏꯖꯤꯟꯗꯨꯅ ꯈꯨꯝꯂꯝꯃꯤ ꯑꯃꯗꯤ ꯁꯦꯜ ꯄꯥꯝꯕꯤ ꯕꯤꯃꯣꯂꯥ ꯁꯦꯜꯅ ꯑꯃꯨꯛ ꯃꯆꯤꯟ ꯃꯦꯟꯈꯤꯔꯝꯃꯤ ꯊꯥꯖꯁꯨ ꯃꯅꯨꯡꯒꯤ ꯋꯥꯔꯤ ꯀꯔꯤꯝꯇ ꯈꯪꯗꯕꯅ ꯃꯅꯥꯎꯅꯨꯄꯤꯅ ꯃꯥꯕꯨ ꯁꯦꯕꯥ ꯇꯧꯕꯤꯕꯗ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯅ ꯑꯔꯣꯟꯕ ꯋꯥꯔꯤ ꯑꯃ ꯑꯣꯏꯅ ꯊꯝꯈꯤꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯝꯃꯤ ꯊꯕꯥꯗꯤ
ꯃꯄꯥꯟ ꯊꯣꯡꯗ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯖꯔꯕꯁꯨ ꯊꯃꯣꯏꯗꯗꯤ ꯑꯣꯝꯗꯨꯅ ꯆꯥꯛꯂꯤ꯫ ꯊꯕꯛ ꯃꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯌꯨꯝ ꯄꯥꯜꯂꯨ ꯍꯥꯏꯕ ꯌꯥꯈꯤꯔꯝꯗꯦ꯫ ꯏꯃꯨꯡ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕ ꯃꯔꯤ ꯍꯦꯟꯒꯠꯅꯕ ꯑꯋꯥꯕ ꯋꯥꯔꯤ ꯀꯌꯥꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈꯤꯔꯝꯃꯤ꯫ ꯐꯖꯔꯕ ꯑꯉꯧꯕ ꯁꯒꯣꯜ ꯑꯃꯒꯤ ꯃꯊꯛꯇ ꯇꯣꯟꯗꯥꯡ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕꯤ ꯐꯖꯇꯣꯟꯕꯨ ꯍꯥꯞꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯂꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯗꯨꯅ ꯂꯥꯛꯄꯗ ꯂꯝꯕꯤ ꯃꯄꯥꯜꯗ ꯂꯩꯔꯝꯕ ꯅꯍꯥ ꯄꯥꯈꯪꯁꯤꯡꯅ ꯃꯈꯣꯏ ꯑꯅꯤꯗ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯂꯥꯏꯕꯛ ꯐꯩꯗꯀꯣ ꯏꯌꯥꯝꯕ ꯇꯣꯟꯗꯥꯡ, ꯁꯛꯇ ꯆꯨꯗ ꯋꯥꯇꯕꯤ ꯏꯇꯩꯃ ꯑꯃ ꯁꯒꯣꯜ ꯊꯛꯇ ꯍꯥꯞꯂꯒ ꯆꯠꯄꯗꯨꯗꯤ ꯀꯔꯤꯒ ꯆꯥꯡꯗꯝꯅꯔꯨꯅꯤ? ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯑꯋꯣꯏꯕ ꯐꯖꯃꯟꯈ꯭ꯔꯦ, ꯅꯨꯡꯉꯥꯏꯖꯔꯝꯅꯤꯗꯀꯣ ꯏꯌꯥꯝꯕ ꯇꯣꯟꯗꯥꯡꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ, ꯀꯂꯛꯆꯩꯗꯀꯣ ꯅꯅꯥꯎ ꯑꯩꯈꯣꯏꯗꯤ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯆꯥꯅꯩꯌꯦ ꯏꯌꯥꯝꯕ ꯇꯣꯟꯗꯥꯡꯒ ꯏꯇꯩꯃ ꯐꯖꯇꯣꯟꯒꯁꯦ꯫ ꯇꯣꯟꯗꯥꯡꯅ ꯏꯅꯥꯎꯁꯤꯡꯅ ꯅꯨꯡꯁꯤꯗꯅ ꯄꯪꯊꯥꯗ ꯊꯥꯒꯠꯄꯤꯔꯦ, ꯁꯦ ꯏꯅꯥꯎꯁꯤꯡ ꯀꯔꯤꯅꯣ ꯃꯆꯥꯎ? ꯑꯁꯤ ꯍꯥꯏꯅ ꯇꯣꯟꯗꯥꯡ ꯁꯦꯜꯅ ꯆꯣꯅ ꯌꯥꯎꯕ ꯈꯥꯎ ꯑꯃꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯂꯒ ꯅꯍꯥ ꯄꯥꯈꯪꯁꯤꯡ ꯑꯗꯨꯗ ꯆꯥꯏꯁꯤꯜꯂꯝꯃꯤ꯫ ꯇꯣꯟꯗꯥꯡ ꯍꯔꯥꯎꯅ ꯅꯣꯛ ꯅꯣꯛꯇꯅ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕꯤ ꯐꯖꯇꯣꯟꯒ ꯂꯣꯏꯅꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯣꯟꯗꯥꯡꯒꯤ ꯃꯄꯥ ꯆꯥꯎꯍꯜꯅ ꯃꯆꯥꯒꯤ ꯃꯁꯥ ꯅꯣꯝ ꯅꯣꯝꯗꯅ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯆꯥꯎꯍꯜꯅ ꯍꯥꯏ ꯇꯣꯟꯗꯥꯡ, ꯇꯣꯟꯗꯥꯡ ꯇꯥꯗꯦꯅꯦ ꯃꯁꯦ, ꯍꯥꯏ ꯇꯣꯟꯗꯥꯡ ꯃꯁꯤ ꯌꯦꯡꯉꯨꯟꯍꯦ, ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯅ, ꯍꯩꯃ ꯑꯩꯒꯤ ꯈꯨꯗꯥꯡꯗꯒ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯛꯏꯅꯦ, ꯃꯁꯤꯗꯤ ꯃꯃꯥꯏ ꯑꯁꯤꯗ ꯍꯦꯛ ꯊꯥꯖꯤꯟꯕ꯫ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯍꯜ ꯃꯆꯥꯅꯨꯄꯥ ꯇꯣꯟꯗꯥꯡꯒꯤ ꯃꯃꯥꯏꯗ ꯊꯥꯖꯤꯜꯂꯤ꯫ ꯇꯣꯟꯗꯥꯡ ꯏꯈꯪ ꯈꯪꯅ ꯍꯧꯒꯠꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯑꯩ ꯁꯒꯣꯜ ꯃꯊꯛꯇꯒꯤ ꯏꯟꯊꯔꯛꯏꯗꯣ? ꯀꯅꯥꯅꯣ? ꯍꯥꯏ ꯅꯪꯒꯤ ꯅꯄꯥꯅꯤꯅꯦꯍꯦ, ꯅꯪꯗꯤ ꯅꯃꯪꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯪꯂꯤꯕꯣꯏꯔꯦ ꯍꯥ? ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯅ ꯀꯔꯤ ꯃꯪꯕꯨ ꯃꯪꯂꯤꯅꯣꯕ ꯁꯛꯇꯥꯁꯤꯒ? ꯑꯁ ꯌꯦꯠꯂꯤꯍꯦ ꯄꯥꯕ ꯅꯪꯁꯨ, ꯃꯪꯀꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯑꯀꯥꯟꯁꯤꯗ ꯀꯩꯗꯧꯕꯒꯤ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯂꯤꯅꯣ? ꯑꯩꯁꯦ ꯅꯪꯒꯤ ꯄꯨꯝꯅꯝ ꯅꯝꯕ ꯀꯥꯁꯤꯗ ꯆꯪꯅꯤꯡꯗꯅ ꯆꯪꯂꯛꯄ ꯅꯠꯇꯦꯅꯦ, ꯋꯥ ꯍꯥꯏꯒꯦꯅ ꯆꯪꯂꯛꯄꯅꯦ꯫ ꯀꯩ ꯋꯥꯅꯣ ꯄꯥꯕ? ꯏꯃꯧꯗꯣ ꯉꯁꯤ ꯌꯥꯝ ꯊꯨꯅ ꯂꯧꯔꯨꯁꯨ, ꯏꯃꯧ ꯂꯩꯇꯕ ꯌꯨꯝꯁꯦ ꯄꯨꯝꯍꯥꯡꯉꯦ, ꯉꯁꯤꯁꯦ ꯅꯨꯃꯤꯠ ꯆꯨꯞꯄꯩ, ꯑꯗꯨꯅ ꯏꯃꯧꯗꯣ ꯂꯧꯕꯤꯔꯔꯣ꯫ ꯍꯥ ꯅꯃꯧ ꯅꯨꯄꯤ ꯐꯖꯇꯣꯟꯂꯣ ꯄꯥꯕꯅ ꯂꯧꯔꯨꯁꯨ ꯍꯥꯏꯔꯤꯁꯦ? ꯄꯥꯕꯅ ꯍꯥꯏꯔꯕꯅꯤꯅ ꯍꯧꯖꯤꯛꯃꯛ ꯅꯆꯥ ꯅꯃꯧ ꯅꯨꯄꯤ ꯐꯖꯇꯣꯟ ꯂꯧꯖꯔꯨꯔꯒꯦ꯫ ꯍꯥꯏ ꯅꯪꯒꯤ ꯇꯧꯉꯝꯕꯤ ꯍꯜꯂꯛꯄꯤ ꯐꯖꯇꯣꯟꯗꯣ ꯅꯠꯇꯦꯅꯦ, ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯏꯃꯧ ꯅꯨꯡꯁꯤꯕꯨꯅꯤꯅꯦ ꯑꯩꯅ ꯂꯧꯔꯨꯁꯨ ꯍꯥꯏꯁꯦ꯫ ꯑꯁ ꯌꯥꯔꯦ ꯄꯥꯕ, ꯃꯗꯨꯒꯤ ꯁꯛꯊꯤꯕꯤꯗꯣ ꯃꯥꯒꯤ ꯋꯥ ꯄꯨꯁꯤꯜꯂꯛꯀꯅꯨ, ꯑꯩꯗꯤ ꯃꯥꯒꯤ ꯋꯥ ꯐꯖꯅ ꯂꯣꯏꯁꯤꯟꯅꯔꯒ ꯈꯥꯏꯅꯕ ꯄꯥꯝꯃꯤ꯫ ꯁꯛꯊꯤꯕꯤꯗꯣ ꯀꯔꯤ ꯅꯪꯅ ꯅꯁꯛ ꯀꯌꯥꯝ ꯐꯖꯔꯗꯅ ꯍꯥ? ꯅꯪ ꯀꯌꯥꯝ ꯐꯖꯕ ꯃꯤꯅꯣ? ꯁꯛꯇꯥꯃꯛꯅ ꯈꯦꯠꯄ ꯂꯣꯏꯗꯕ ꯀ꯭ꯋꯥ ꯃꯔꯨ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯍꯥꯏ ꯋꯥꯊꯤ ꯇꯧ, ꯏꯃꯧꯗꯣ ꯅꯪꯅ ꯂꯧꯔꯨꯁꯨ, ꯅꯃꯥꯒ ꯑꯩꯒ ꯆꯠꯇꯨꯅ ꯀꯧꯔꯨꯔꯕꯅꯤ, ꯂꯥꯛꯑꯣ ꯌꯥꯔꯛꯇ꯭ꯔꯦ ꯏꯃꯧꯗꯣ, ꯅꯪꯅ ꯑꯃꯨꯛꯇ ꯂꯧꯔꯨꯁꯨ, ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯐꯖꯇꯣꯟ ꯍꯥꯏꯕꯤ ꯇꯧꯉꯝꯕꯤ ꯃꯧ ꯍꯜꯂꯛꯄꯤꯗꯣ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯎ, ꯅꯪ ꯅꯆꯥ ꯂꯩꯔꯕꯅꯤ, ꯅꯇꯨ ꯅꯆꯥ ꯅꯨꯡꯁꯤꯌꯨ, ꯑꯔꯦꯝꯕꯗ ꯋꯥꯊꯤ ꯇꯧꯅꯨꯀꯣ, ꯇꯨꯡꯗꯤ ꯌꯥꯝ ꯅꯤꯡꯉꯝꯃꯣꯏꯅ, ꯏꯃꯧꯗꯣ ꯃꯄꯥꯝꯗ ꯂꯩꯕꯗꯣ ꯀꯩꯁꯨꯝ ꯅꯨꯡꯉꯥꯏꯔꯝꯃꯣꯏ, ꯑꯗꯨꯅ ꯅꯪꯅ ꯆꯠꯇꯨꯅ ꯂꯧꯕꯤꯔꯨꯁꯨ꯫ ꯑꯁ ꯌꯥꯔꯦ ꯄꯥꯕ, ꯑꯩ ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ ꯀꯧꯕ ꯆꯠꯄ ꯁꯨꯡꯉꯝ ꯉꯝꯃꯣꯏ, ꯃꯥꯒꯤ ꯋꯥ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ꯫ ꯄꯥꯕꯅ ꯌꯨꯝꯁꯤꯗ ꯃꯧ ꯄꯨꯁꯤꯜꯂꯛꯑꯣ ꯍꯥꯏꯔꯗꯤ ꯐꯖꯇꯣꯟ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯑꯒꯦ, ꯑꯗꯨꯒ ꯅꯨꯡꯁꯤ ꯍꯥꯏꯕꯤꯗꯣ ꯃꯥꯒꯤ ꯋꯥꯗꯤ ꯄꯜꯂꯛꯀꯅꯨ ꯑꯩꯉꯣꯟꯗ, ꯑꯩ ꯈꯥꯏꯅꯔꯅꯤ ꯃꯥꯒ, ꯋꯥ ꯂꯣꯏꯁꯤꯟꯅꯕꯤꯔꯣ꯫ ꯑꯁꯤ ꯍꯥꯏꯅ ꯇꯣꯟꯗꯥꯡ ꯑꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ꯫ ꯆꯥꯎꯍꯜꯅ ꯍꯥꯏ ꯃꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯦ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯁꯤꯟꯅꯗꯕꯤ ꯍꯧꯒꯠꯂꯒ ꯆꯠꯈꯤꯅꯦ, ꯑꯣꯟꯊꯣꯛꯄ ꯏꯆꯥꯅꯤꯗ, ꯃꯥꯒꯤ ꯃꯧ ꯍꯜꯂꯛꯄꯩ ꯐꯖꯇꯣꯟ ꯍꯥꯏꯕꯤꯗꯨꯗ ꯉꯥꯎꯔꯤꯉꯩ ꯃꯇꯨ ꯃꯆꯥꯒꯁꯦ ꯑꯃꯠꯇ ꯅꯨꯡꯁꯤꯕ ꯐꯥꯎꯗ꯭ꯔꯦꯅꯦ ꯃꯁꯦ꯫ ꯇꯟꯖꯥꯗꯨꯗ ꯇꯣꯟꯗꯥꯡꯒꯤ ꯃꯃꯥ ꯃꯦꯝꯇꯣꯟ ꯑꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯣ ꯃꯣꯏꯃꯄꯥ, ꯅꯆꯥꯅꯨꯄꯥꯗ ꯏꯃꯧ ꯂꯧꯕ ꯆꯠꯂꯨ ꯍꯥꯏꯕꯗꯣ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ? ꯑꯣ ꯆꯠꯄ ꯉꯝꯃꯣꯏꯌꯦ, ꯏꯃꯧ ꯅꯨꯡꯁꯤꯒꯤ ꯋꯥ ꯄꯜꯂꯛꯀꯅꯣꯌꯦ, ꯃꯥꯒ ꯈꯥꯏꯅꯔꯒꯦ, ꯋꯥ ꯂꯣꯏꯁꯤꯟꯅꯕꯤꯔꯣꯌꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯃꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯇꯧꯔꯤꯁꯤꯕꯣ? ꯑꯁꯨꯛ ꯐꯈ꯭ꯔꯕꯤ ꯏꯃꯧꯗꯨꯕꯨ ꯃꯥꯅ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯗꯅꯕ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯒ ꯇꯥꯟꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯃꯥꯒꯤ ꯀꯔꯤ ꯐꯖꯇꯣꯟ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗ ꯂꯨꯞꯇꯨꯅ ꯂꯩꯔꯦꯕ꯫ ꯑꯗꯨꯅꯦ ꯍꯥꯏꯁꯦ, ꯀꯔꯤ ꯋꯥꯈꯜꯅꯣ ꯈꯪꯗꯦ, ꯍꯥꯏꯔꯨꯔꯒꯅ ꯏꯃꯧ ꯅꯨꯡꯁꯤꯗꯧ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯁꯛ ꯊꯤꯌꯦꯅꯦ, ꯃꯥꯅ ꯃꯁꯛ ꯀꯌꯥꯝ ꯐꯖꯕꯅꯤꯅ ꯃꯔꯥꯏꯕꯛꯁꯦ ꯐꯔꯦꯗꯤ ꯈꯟꯗꯦ,
ꯃꯇꯨ ꯊꯤ ꯈꯪꯗꯅ ꯂꯩꯔꯝꯕꯗꯒꯤ ꯑꯩꯅ ꯋꯥꯅ ꯏꯃꯧ ꯑꯃ ꯀꯣꯏꯊꯤ ꯊꯤꯕꯗ ꯏꯃꯧ ꯅꯨꯡꯁꯤꯒ ꯊꯦꯡꯅꯗꯨꯅ ꯂꯨꯍꯣꯡꯕꯤꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯏꯃꯧ ꯅꯨꯡꯁꯤ ꯃꯁꯛ ꯊꯤ ꯄꯥꯝꯗꯦ ꯒꯥꯏꯗꯅ ꯅꯠꯇꯦ ꯃꯥꯅ ꯈꯜꯂꯤꯁꯤꯕꯨ ꯀꯔꯤꯅꯣꯕ ꯂꯨꯍꯣꯡꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯂꯕ ꯀꯥꯟꯁꯤꯗ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯇꯣꯟꯗꯥꯡ ꯑꯗꯨ ꯑꯅꯥꯟꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯆꯧꯍꯜꯅ ꯍꯣꯏ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣ ꯅꯪꯕꯣ ꯑꯣ ꯅꯃꯧ ꯅꯨꯄꯤ ꯁꯛ ꯐꯖꯕꯤ ꯐꯖꯇꯣꯟꯗꯣ ꯑꯗꯨꯒ ꯎꯅꯔꯨꯒꯦ ꯃꯦꯝꯇꯣꯟꯅ ꯍꯥꯏ ꯏꯀꯥꯏ ꯈꯪꯗꯕ ꯃꯩꯊꯥꯕ ꯅꯃꯥꯏꯗꯨ ꯀꯔꯤ ꯀꯔꯝꯕ ꯁꯎꯟ ꯎꯞꯄꯅꯣꯅꯦ ꯃꯩꯊꯥꯕ ꯅꯪꯕꯣ ꯑꯗꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯆꯥꯎ ꯍꯦꯟꯗꯕ ꯈꯣꯡꯗ꯭ꯔꯨꯝ ꯃꯥꯟꯕ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯃꯤꯅ ꯆꯠꯂꯝꯗꯥꯏ ꯈꯣꯠꯂꯝꯗꯥꯏꯁꯤꯗꯕ ꯃꯪꯒꯣꯜꯒ ꯑꯣꯏꯗꯧ ꯃꯥꯟꯗꯦ ꯑꯣ ꯏꯆꯥꯅ ꯃꯧ ꯍꯜꯂꯛꯄꯤ ꯑꯃ ꯎꯅꯕ ꯆꯠꯇꯧꯔꯦꯅ ꯂꯥꯏ ꯊꯥꯎꯃꯩꯒ ꯊꯥꯜꯂꯒ ꯏꯆꯥ ꯃꯪꯒꯜ ꯑꯣꯏꯅꯕ ꯂꯥꯏꯗ ꯅꯤꯌꯣ ꯍꯥꯏꯔꯤꯔꯣ ꯍꯣꯏ ꯌꯥꯏꯌꯦ ꯆꯣ ꯅꯁꯛꯇꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯅꯪ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯏꯃꯧ ꯅꯨꯡꯁꯤꯗꯣ ꯌꯥꯝ ꯊꯨꯅ ꯃꯄꯥꯝꯗꯒꯤ ꯂꯧꯕꯤꯔꯁꯨ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯍꯥ ꯑꯩꯅꯦ ꯏꯃꯧꯒ ꯏꯁꯧꯒ ꯎꯅꯔꯛꯇ꯭ꯔꯤꯕꯁꯦ ꯅꯠꯇꯦ ꯅꯪꯕꯨ ꯅꯆꯥꯒꯗꯣ ꯅꯨꯡꯁꯤꯕ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯕꯔꯥ ꯍꯥꯏꯕꯅꯤꯗ ꯑꯁ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯑꯩꯗꯤ ꯆꯠꯆꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯇꯣꯟꯗꯥꯡ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯇꯣꯟꯗꯥꯡꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯄꯣꯠꯐꯝ ꯑꯃꯗꯒꯤ ꯉꯥꯃꯣꯛ ꯈꯔ ꯂꯩꯗꯨꯅ ꯐꯖꯗꯣꯟ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯇꯣꯟꯗꯥꯡ ꯂꯥꯛꯄ ꯎꯕꯗ ꯐꯖꯗꯣꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤ ꯂꯩꯈꯣꯜ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯅꯪꯒꯤ ꯅꯨꯄꯥ ꯆꯥꯎ ꯍꯦꯟꯗꯕꯗꯨ ꯂꯥꯛꯑꯦ ꯍꯦ ꯅꯪ ꯑꯩꯒꯤ ꯉꯥꯃꯣꯛ ꯂꯩꯔꯛꯄ꯭ꯔꯥ ꯇꯣꯟꯗꯥꯡꯅ ꯈꯣꯟꯗꯥꯗꯤ ꯍꯥꯎꯇ꯭ꯔꯦꯍꯦ ꯑꯩꯅ ꯃꯣꯏꯒꯤ ꯃꯃꯥꯗꯨ ꯅꯨꯡꯁꯤꯕꯒꯤ ꯁꯨꯝ ꯃꯆꯥꯁꯦ ꯂꯨꯅ ꯇꯧꯕꯤꯕꯩ ꯋꯥꯅꯤ ꯅꯠꯇ꯭ꯔꯗꯤꯅꯦ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯗꯅ ꯁꯣꯏꯗꯅ ꯋꯥꯟꯊꯔꯅꯤ ꯑꯉꯥꯡꯅꯤ ꯒꯥꯏ ꯏꯄꯠ ꯍꯦꯛ ꯄꯠꯈꯩ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ ꯑꯩ ꯄꯠꯂꯦ ꯍꯥꯏꯔꯤꯔꯣ ꯍꯧꯖꯤꯛꯀꯤꯗꯣ ꯁꯛꯇꯥꯁꯤꯒ ꯑꯩꯉꯣꯟꯗ ꯄꯠꯂꯤ ꯀꯥꯏꯅ ꯅꯪꯗꯤ ꯌꯥꯝ ꯐꯖꯔꯦ ꯄꯤꯛꯇ꯭ꯔꯨꯀ ꯆꯥꯎ ꯍꯦꯟꯗꯕ ꯐꯖꯇꯣꯟꯅ ꯍꯩꯃꯥ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯑꯗꯨꯝꯅ ꯍꯥꯏꯅꯨꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ ꯗꯥꯗꯥ ꯑꯉꯥꯡꯅꯤꯅ ꯈꯪꯗꯗꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯔꯤꯅꯤ ꯁꯥꯎꯕꯤꯅꯨꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯅꯪ ꯅꯨꯄꯥ ꯍꯥꯏꯅꯨꯀꯣ ꯏꯄꯥꯇꯣꯟ ꯍꯥꯏꯌꯨꯀꯣ ꯑꯁꯤ ꯅꯪꯒꯤ ꯅꯄꯥꯇꯣꯟꯅꯤ ꯑꯉꯥꯡ ꯑꯗꯨꯅ ꯀꯩꯅꯣ ꯏꯃꯥ ꯑꯩꯒꯤ ꯏꯄꯥꯇꯣꯟꯗꯤ ꯉꯔꯥꯡ ꯂꯥꯛꯑꯝꯕ ꯅꯨꯄꯥꯗꯨꯅꯦ ꯍꯥꯏꯗꯥꯏꯅꯦ ꯍꯩ ꯃꯁꯤꯗꯤꯕ ꯃꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯗꯥꯗꯥ ꯃꯁꯤ ꯑꯉꯥꯡꯁꯦ ꯄꯪꯉꯥꯡꯗ ꯉꯥꯡꯕꯅꯤ ꯑꯉꯥꯡ ꯑꯗꯨꯅ ꯑꯩꯅ ꯀꯥꯏꯗ ꯄꯪꯉꯥꯡꯗ ꯉꯥꯡꯉꯦ ꯏꯃꯥꯅ ꯅꯠꯇ꯭ꯔꯥ ꯉꯔꯥꯡꯒꯤ ꯅꯨꯄꯥꯗꯣ ꯑꯩꯒꯤ ꯏꯄꯥꯇꯣꯟꯅ ꯍꯥꯏꯔꯤꯗꯣ ꯏꯃꯥ ꯅꯪꯁꯦ ꯑꯣꯟꯊꯣꯛ ꯑꯣꯟꯖꯤꯟ ꯌꯥꯝ ꯉꯥꯡꯉꯦ ꯀꯩꯅꯣꯅꯦꯍꯦ ꯃꯁꯤꯗꯤꯕ ꯁꯦ ꯅꯄꯥꯇꯣꯟꯅ ꯂꯩꯔꯛꯄ ꯉꯥꯃꯣꯛꯁꯦ ꯄꯨꯔꯒ ꯆꯪꯈ꯭ꯔꯣ ꯅꯪ ꯏꯃꯨꯡꯗ ꯗꯥꯗꯥ ꯏꯆꯥꯅꯨꯄꯤ ꯂꯝꯍꯦꯟꯕꯤꯁꯦ ꯉꯥꯡꯗꯔꯤꯉꯩ ꯐꯤꯗꯥ ꯊꯥꯕꯒ ꯀꯥꯎꯏ ꯗꯥꯗꯥ ꯐꯤꯗꯥ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯌꯨ ꯌꯥꯔꯦꯗ ꯑꯗꯣ ꯐꯖꯇꯣꯟ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯅꯃꯥꯏ ꯅꯃꯤꯠꯀ ꯏꯁꯨꯛ ꯁꯨꯛꯊꯅ ꯌꯥꯝ ꯋꯥꯕ ꯃꯥꯜꯂꯒ ꯂꯩꯔꯝꯃꯤꯁꯤꯕꯣ ꯈꯪꯗ꯭ꯔꯦꯗ ꯗꯥꯗꯥ ꯂꯥꯏꯔꯕ ꯏꯃꯨꯡꯅꯤꯅ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇ ꯂꯩꯅꯅꯕ ꯁꯦꯜꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯅ ꯋꯥꯈꯜꯁꯦ ꯌꯥꯝ ꯋꯥꯔꯦ ꯋꯥꯈꯜ ꯋꯥꯔꯕꯅꯤꯅ ꯃꯥꯏꯊꯣꯡꯁꯤꯗ ꯑꯗꯨꯝ ꯑꯋꯥꯕꯒꯤ ꯃꯃꯤ ꯇꯥꯕ ꯇꯥꯕꯅꯤ ꯑꯁ ꯍꯦꯔ ꯅꯪꯁꯨ ꯑꯗꯨꯒꯤꯕꯨ ꯅꯪꯒꯤ ꯑꯋꯥꯠꯄ ꯑꯃ ꯍꯦꯛ ꯂꯩꯕꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ ꯍꯥꯏꯗ꯭ꯔꯣ ꯁꯦ ꯁꯦꯜꯁꯤꯡꯁꯤ ꯂꯧꯁꯤꯜꯂꯨ ꯁꯤꯅ ꯀꯩꯅꯣ ꯑꯋꯥꯠ ꯑꯄꯥ ꯂꯩꯅꯣ ꯑꯩ ꯂꯩꯔꯤꯉꯩ ꯅꯪꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯕ ꯌꯥꯄꯣꯟꯇꯦꯅꯦ ꯑꯗꯨꯗꯤ ꯁꯦꯜꯁꯦ ꯑꯩ ꯂꯧꯁꯤꯜꯂꯦꯀꯣ ꯇꯥꯗ ꯁꯦꯜꯁꯤꯅ ꯑꯩꯒꯤ ꯐꯖꯕ ꯐꯅꯦꯛ ꯐꯤ ꯂꯩꯊꯣꯛꯀꯦ ꯑꯗꯨꯒ ꯇꯥ ꯎꯅꯕ ꯆꯠꯄꯗ ꯁꯦꯠꯀꯦ ꯀꯩꯅꯣꯅꯤ ꯐꯖꯇꯣꯟꯁꯤꯅ ꯁꯦꯜꯁꯤꯗ ꯌꯦꯡꯂꯒ ꯃꯣꯃꯣꯟꯒ ꯅꯣꯛꯂꯤꯁꯤꯕꯣ ꯑꯣ ꯃꯥꯒꯤ ꯑꯋꯥꯕꯗ ꯑꯩꯅ ꯃꯇꯦꯡ ꯇꯧꯕꯤꯕꯁꯤꯗ ꯍꯔꯥꯎꯖꯔꯤ ꯃꯥꯜꯂꯤ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯐꯖꯇꯣꯟꯁꯦ ꯃꯁꯛꯅꯤ ꯃꯇꯧꯅꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ ꯍꯥꯏꯋꯥꯅꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗ ꯃꯤꯌꯥꯝꯃꯥꯡꯗ ꯆꯣꯞꯄꯔꯣꯏ ꯍꯥꯟꯅꯒꯤ ꯑꯩꯒꯤ ꯅꯨꯄꯤ ꯅꯨꯡꯁꯤꯗꯨꯗꯤ ꯑꯁ ꯂꯣꯏꯔꯦ ꯊꯤꯕꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯁꯦꯜꯒꯁꯦ ꯊꯥꯡꯒꯠꯇꯅ ꯌꯦꯡꯂꯒ ꯅꯣꯛꯆꯔꯤꯁꯦ ꯀꯌꯥꯗꯤ ꯅꯨꯡꯁꯤꯔꯦꯁꯦ ꯐꯖꯇꯣꯟꯅ ꯑꯩꯃꯥ ꯑꯩꯗꯤ ꯁꯦꯜꯗ ꯉꯥꯎꯔꯤꯉꯩ ꯇꯥꯗ ꯂꯩꯒꯁꯦ ꯀꯥꯎꯊꯣꯛꯂꯨꯔꯦ ꯍꯣ ꯇꯥꯗ ꯍꯥꯎꯅꯦ ꯉꯁꯤꯗꯤ ꯉꯥ ꯆꯥꯁꯤ ꯅꯨꯡꯗꯥꯡꯗꯣ ꯑꯩꯒꯤꯗ ꯆꯥꯛ ꯆꯥꯔꯒ ꯍꯟꯕꯤꯈ꯭ꯔꯣ ꯑꯣꯍꯣꯏ ꯌꯥꯏ ꯀꯩ ꯉꯥ ꯆꯥꯅꯤꯡꯒꯦ ꯅꯪꯅ ꯆꯥꯅꯤꯡꯕ ꯉꯥꯗꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯑꯩꯅ ꯂꯩꯊꯔꯒ ꯂꯣꯏꯔꯤ ꯀꯩꯅꯣ ꯑꯩꯗꯤ ꯄꯦꯡꯕꯥ ꯆꯥꯅꯤꯡꯉꯦ ꯇꯥꯗ ꯄꯦꯡꯕꯥꯅ ꯌꯥꯔꯕꯣ ꯑꯇꯩꯗꯤ ꯁꯔꯦꯡꯁꯨ ꯂꯩꯔꯛꯎꯔꯣ ꯑꯍꯣꯏ ꯌꯥꯏꯌꯦ ꯂꯩꯕꯤꯔꯛꯑꯣ ꯇꯥꯗ
ꯇꯟꯖꯥꯗꯨꯗ ꯐꯖꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯤꯗ ꯊꯣꯛꯂꯛꯇꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯗꯤ ꯉꯥ ꯆꯥꯅꯤꯡꯗꯦ, ꯑꯩꯗꯤ ꯌꯦꯟ ꯆꯥꯅꯤꯡꯉꯤ, ꯌꯦꯟ ꯑꯣꯏꯅ ꯂꯩꯌꯣ ꯏꯄꯥꯇꯣꯟ꯫ ꯐꯖꯇꯣꯟꯅ ꯃꯄꯥꯇꯣꯟꯁꯤꯗ ꯀꯌꯥꯗ ꯀꯣꯏꯗꯅ ꯍꯥꯏꯖꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤ꯫ ꯏꯆꯥꯅ ꯆꯥꯅꯤꯡꯂꯗꯤ ꯏꯄꯥꯇꯣꯟꯅ ꯏꯆꯥꯒꯤ ꯌꯦꯟ ꯂꯩꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯇꯣꯟꯗꯥꯡꯅ ꯉꯥ ꯌꯦꯟ ꯂꯩꯗꯨꯅ ꯐꯖꯇꯣꯟ ꯍꯣꯏꯗ ꯊꯣꯡꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯣꯟꯗꯥꯡ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯂꯒ ꯐꯖꯇꯣꯟꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯩꯒ ꯐꯖꯇꯣꯟꯒ ꯂꯨꯍꯣꯡꯂꯕ, ꯑꯗꯨꯒ ꯐꯖꯇꯣꯟꯅꯒ ꯍꯪꯒꯥꯝ-ꯃꯄꯥꯟ ꯃꯆꯨꯒꯤ ꯐꯤꯖꯣꯜꯅꯒ ꯂꯩꯇꯦꯡꯂꯕ, ꯃꯣꯏꯇꯥꯗ ꯆꯥꯛ ꯂꯣꯏꯖꯔꯦ ꯒꯥꯏꯗꯅ ꯍꯥꯏꯔꯛꯑꯕ꯫ ꯑꯁ! ꯑꯩ ꯈꯔ ꯊꯨꯅ ꯐꯖꯇꯣꯟꯗ ꯌꯨꯝꯗ ꯄꯨꯁꯤꯟꯗꯕ ꯌꯥꯔꯔꯣꯏ꯫ ꯀꯥꯟꯅꯗꯦ, ꯑꯩꯒꯤ ꯅꯨꯡꯁꯤꯒ ꯈꯥꯏꯅꯕꯒꯤ ꯋꯥꯗꯣ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯕꯤꯔꯣ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯒ ꯐꯖꯇꯣꯟꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯂꯒꯦ꯫ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯍꯩꯅꯨ ꯇꯔꯦꯡꯗꯨꯁꯨ ꯑꯩꯅ ꯌꯣꯛꯄ ꯇꯥꯔꯦꯅꯦꯀꯣ꯫ ꯍꯣꯏꯗ, ꯌꯣꯛꯑꯒ ꯂꯣꯏꯔꯦ, ꯑꯁꯨꯛ ꯐꯖꯕ ꯅꯨꯄꯤ ꯑꯃ ꯐꯪꯗꯧꯔꯁꯤꯕꯨ꯫ ꯇꯣꯟꯗꯥꯡꯅ ꯋꯥꯈꯜꯒ ꯇꯧꯔꯒ ꯃꯣꯃꯣꯟꯒ ꯅꯣꯛꯇꯨꯅ ꯐꯝꯂꯤꯕ ꯑꯗꯨ ꯇꯣꯟꯗꯥꯡꯒꯤ ꯃꯃꯥ ꯃꯄꯥꯅ ꯎꯔꯝꯃꯤ꯫ ꯆꯧꯍꯜꯅ ꯏꯁ, ꯌꯦꯡꯉꯨꯅꯦ, ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯁꯤꯗ ꯐꯝꯂꯒ ꯅꯆꯥꯅꯨꯄꯥꯁꯦ ꯃꯣꯃꯣꯟꯒ ꯅꯣꯛꯂꯤꯁꯦ꯫ ꯃꯦꯝꯇꯣꯟꯅ ꯃꯥꯒꯤ ꯐꯖꯇꯣꯟ ꯍꯥꯏꯕꯤꯗꯣ ꯑꯗꯨꯒꯤ ꯋꯥꯈꯜ ꯈꯜꯂꯤ ꯑꯣꯏꯔꯝꯅꯤ꯫ ꯅꯨꯄꯤ, ꯅꯆꯥꯅꯨꯄꯥꯁꯤ ꯏꯔꯣꯏꯕ ꯍꯩꯇꯗꯥꯏ? ꯍꯩꯇꯕꯅꯤ꯫ ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯃꯄꯥ? ꯃꯁꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯀꯥꯎꯊꯈ꯭ꯔꯒꯦ, ꯃꯁꯤ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤ꯫ ꯏꯆꯥꯅꯤ ꯒꯥꯏꯗꯅ ꯅꯨꯡꯁꯤꯔꯥꯏ ꯃꯆꯦꯠ ꯑꯃꯇ ꯄꯣꯛꯇꯦ꯫ ꯑꯁ! ꯃꯣꯏ ꯃꯄꯥ ꯍꯩ ꯈꯪꯗꯦ, ꯍꯩꯗꯤ ꯈꯪꯗꯦ, ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯈꯤꯠ ꯉꯥꯡꯕꯤꯔꯅꯨ꯫ ꯁꯣꯝꯗ ꯇꯣꯟꯗꯥꯡꯗꯤ ꯃꯥꯒ ꯐꯖꯇꯣꯟꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯈꯜ ꯀꯟꯅ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯇꯣꯟꯗꯥꯡ ꯐꯖꯇꯣꯟ ꯍꯣꯏꯗ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯟꯗꯥꯡꯅ ꯐꯖꯇꯣꯟ, ꯇꯥꯔꯤꯕ ꯅꯪꯕꯣ? ꯑꯩ ꯂꯥꯛꯏꯅꯦ꯫ ꯐꯖꯇꯣꯟ ꯑꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯉꯛꯂꯝꯃꯤ꯫ ꯗꯥꯗꯥ, ꯂꯥꯛꯄꯤꯔꯕ꯭ꯔꯣ? ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ? ꯗꯥꯗꯥ, ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡ ꯆꯔꯥ ꯂꯩꯇꯗꯅ ꯆꯦꯡ ꯋꯥꯜꯂꯨꯔꯤꯕꯅꯤ꯫ ꯇꯥꯗ ꯍꯣꯏꯗꯧꯅ ꯂꯧ ꯌꯥꯝ ꯆꯥꯕ ꯑꯣꯏꯔꯝꯂꯗꯤ ꯑꯁꯨꯝꯅ ꯈꯛ ꯆꯦꯡ ꯋꯥꯟꯕ ꯆꯠꯂꯝꯃꯣꯏ꯫ ꯀꯅꯥꯒꯨꯝꯕ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕ ꯑꯃꯅ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯄꯪꯌꯥꯝ ꯌꯥꯝꯗꯕꯤ ꯂꯧ ꯁꯪꯉꯝ ꯑꯃꯇꯪ ꯄꯤꯕꯤꯔꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯑꯩꯗꯤ꯫ ꯀꯔꯤꯒꯤ ꯀꯅꯥꯒꯨꯝꯕꯅꯣ? ꯅꯪꯒꯤꯗ ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯁꯤ ꯑꯩꯈꯣꯏꯒꯤ ꯂꯧ ꯄꯔꯤ 3 ꯂꯩ, ꯃꯗꯨꯗꯒꯤ ꯂꯧ ꯄꯔꯤ 2 ꯅꯪꯒꯤ ꯅꯃꯤꯡꯗ ꯑꯣꯟꯁꯤꯜꯂꯒꯦ, ꯅꯪꯒꯤ ꯑꯣꯏꯔꯣ꯫ ꯇꯥꯗ ꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯅ ꯌꯥꯔꯛꯀꯗ꯭ꯔꯣ ꯑꯗꯨꯕꯣ? ꯀꯩꯗꯧ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯃꯣꯏꯒꯤ ꯂꯟꯊꯨꯝ ꯄꯨꯝꯕ ꯑꯩꯒꯤ ꯉꯥꯛꯇꯅꯤ, ꯑꯩꯒꯤ ꯂꯟꯊꯨꯝꯁꯨ ꯅꯪꯒꯤ ꯉꯥꯛꯇꯅꯤꯅꯦ ꯑꯄꯪꯕꯤ ꯅꯪꯕꯣ꯫ ꯇꯥꯗꯒꯤ ꯂꯃꯟ ꯌꯥꯝ ꯇꯣꯟꯁꯤꯟꯖꯔꯤ ꯇꯧꯔꯤꯁꯤ꯫ ꯍꯦꯔꯥ, ꯀꯔꯤꯒꯤ ꯂꯃꯟꯅꯣ? ꯑꯗꯣ ꯐꯖꯇꯣꯟ, ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯗꯧꯕ ꯀꯨꯏꯗ꯭ꯔꯕꯅꯤꯀꯣ꯫ ꯑꯩꯅ ꯏꯃꯥ ꯄꯥꯕꯗ ꯅꯨꯡꯁꯤꯒ ꯈꯥꯏꯅꯔꯒꯦ, ꯋꯥ ꯂꯣꯏꯁꯤꯟꯅꯕꯤꯔꯣꯅ ꯀꯟꯅ ꯇꯛꯁꯤꯜꯂꯕꯅꯤ꯫ ꯁꯛꯇꯥꯁꯤꯒ ꯑꯩꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯈꯜꯒꯁꯨ ꯇꯧꯖꯔꯤ꯫ ꯑꯩꯅꯗꯤ ꯁꯣꯝꯗ ꯃꯉꯣꯟꯗꯒꯤ ꯊꯦꯝꯗꯨꯅ ꯁꯦꯜ ꯂꯧꯊꯣꯛꯂꯤꯅꯦꯁꯦ ꯃꯥꯗꯤ ꯈꯪꯗꯦꯕ꯫ ꯀꯩꯅꯣ ꯐꯖꯇꯣꯟ, ꯅꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯤꯗꯨꯕꯣ? ꯀꯩꯅꯣꯅꯦ, ꯑꯩꯁꯨ ꯇꯥꯗꯒꯤ ꯅꯥꯛꯇ ꯂꯩꯅꯤꯡꯉꯦ ꯍꯥꯏꯕꯅꯤꯗ꯫ ꯏꯆꯥꯅꯨꯄꯤꯒ ꯑꯩꯒ ꯈꯛ ꯂꯩꯕꯁꯦ ꯃꯤꯅꯁꯨ ꯌꯥꯝꯅ ꯎꯁꯤꯠꯄꯤꯗꯦ, ꯑꯗꯨꯅ ꯇꯥꯗꯒꯤ ꯅꯥꯛꯇ ꯂꯩꯕ ꯄꯥꯝꯂꯦ ꯍꯥꯏꯕ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯟꯗꯥꯡꯅ ꯐꯖꯇꯣꯟꯕꯨ ꯅꯨꯡꯁꯤꯕ ꯄꯥꯝꯕ ꯍꯦꯟꯃꯟꯈꯤꯕꯅ ꯐꯖꯇꯣꯟꯒꯤ ꯃꯇꯦꯡ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯂꯩꯖꯕ ꯂꯟꯊꯨꯝ ꯀꯌꯥ ꯀꯥꯏꯗꯨꯅ ꯐꯖꯇꯣꯟꯗ ꯁꯦꯜꯒꯤ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯂꯝꯃꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯁꯅꯥ ꯂꯤꯛꯀꯣꯟ ꯀꯌꯥ ꯑꯃꯁꯨ ꯁꯥꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯧꯍꯜ ꯑꯃꯗꯤ ꯃꯦꯝꯇꯣꯟ ꯃꯃꯧ ꯅꯨꯡꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯍꯥꯏꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯇꯣꯟꯗꯥꯡꯅ ꯃꯥ, ꯄꯥꯕ, ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣ? ꯃꯦꯝꯇꯣꯟꯅ ꯍꯣ, ꯏꯃꯧ ꯅꯨꯡꯁꯤꯒꯤ ꯏꯁꯨꯒꯗꯣ ꯎꯅꯕ ꯆꯠꯂꯨꯒꯦ꯫ ꯅꯪꯅ ꯀꯧꯕ ꯆꯠꯂꯨ ꯌꯥꯗ꯭ꯔꯕꯅꯤꯅꯦ ꯏꯃꯧꯗꯣ ꯌꯨꯝꯁꯤꯗ ꯂꯥꯛꯑꯣ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯅꯦ ꯃꯀꯨ ꯑꯩꯈꯣꯏꯅ ꯏꯃꯧꯗꯣ ꯃꯄꯥꯝꯗ ꯆꯠꯂꯒ ꯎꯅꯔꯨꯒꯦ ꯇꯧꯕ꯫ ꯑꯣ, ꯌꯥꯝ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯍꯣꯏꯅ ꯆꯠꯂꯤꯉꯩ ꯈꯥꯏꯅꯕꯒꯤ ꯋꯥ ꯂꯣꯏꯁꯤꯟꯅꯔꯣ꯫ ꯃꯥꯒ ꯑꯩꯒ ꯈꯥꯏꯅꯕꯒ ꯑꯩ ꯐꯖꯇꯣꯟꯕ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯀꯗꯕꯅꯤ꯫ ꯆꯧꯍꯜꯅ ꯍꯣꯏ, ꯅꯪ ꯈꯔ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ꯫ ꯅꯪ ꯑꯄꯥꯏ ꯄꯣꯠ ꯑꯃꯅ ꯊꯣꯝꯃꯛꯇꯅ ꯅꯪ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯑꯩꯒꯤ ꯈꯨꯠꯇ꯫ ꯍꯦꯛ ꯇꯧꯕꯒ ꯐꯖꯇꯣꯟꯅ ꯃꯃꯤꯡꯗꯨꯗ ꯇꯥꯕꯗꯅꯦ ꯑꯩ ꯅꯥꯀꯣꯡꯁꯦ ꯏ ꯇꯥꯔꯦ꯫ ꯄꯥꯕꯅ ꯍꯧꯖꯤꯛ ꯐꯖꯇꯣꯟꯒꯤ ꯃꯃꯤꯡ ꯄꯟꯕ ꯌꯥꯗ꯭ꯔꯤꯗꯣ ꯍꯌꯦꯡꯋꯥꯏ ꯌꯨꯝꯁꯤꯗ ꯐꯖꯇꯣꯟ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯐꯖꯇꯣꯟꯒꯤ ꯄꯨꯛꯆꯦꯜ ꯈꯪꯂꯛꯑꯀꯥꯟꯗ ꯏꯃꯧꯗꯅꯤꯅ ꯁꯣꯟꯗꯣꯏꯅꯤ꯫ ꯑꯣ ꯌꯥꯔꯦ,
ꯅꯪꯒꯤ ꯐꯖꯇꯣꯟ ꯍꯥꯏꯕꯤ ꯅꯨꯄꯤꯗꯣ ꯃꯥꯒꯤ ꯄꯨꯛꯆꯦꯜꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯈꯪꯖꯔꯤ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯆꯟꯅꯗꯗꯅ ꯍꯜꯂꯛꯄꯤꯗꯣ ꯃꯥꯅꯕꯨ ꯀꯌꯥꯝ ꯐꯔꯝꯗꯧꯔꯤꯒꯦ ꯍꯥ ꯃꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯂꯩꯔꯤꯗꯨꯗꯤ ꯃꯥꯒꯤ ꯅꯨꯄꯥꯒ ꯃꯅꯦꯝꯄꯣꯛꯀꯅ ꯌꯥꯝ ꯊꯤꯅ ꯑꯣꯠꯄꯤꯕꯒꯤꯅꯤ ꯃꯥꯗꯤ ꯌꯥꯝ ꯐꯕꯤ ꯅꯨꯄꯤꯅꯤ ꯃꯤꯉꯣꯟꯗꯒ ꯋꯥ ꯌꯥꯝ ꯀꯟꯅ ꯉꯥꯡꯕ ꯉꯝꯖꯗꯕꯅꯤ ꯃꯦꯝꯇꯣꯟꯅ ꯃꯣꯏ-ꯃꯄꯥ ꯈꯔ ꯊꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯍꯧꯔꯁꯤ ꯂꯥꯛꯑꯣ ꯑꯩꯅꯦ ꯃꯁꯤꯒꯤ ꯈꯣꯡꯗ꯭ꯔꯨꯝꯁꯤꯅ ꯉꯥꯡꯕ ꯋꯥꯁꯦ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯂꯥꯛꯑꯣ ꯍꯣꯏ ꯂꯥꯛꯑꯣ ꯏꯁꯨꯒꯤ ꯉꯥꯃꯣꯛꯀ ꯑꯩꯅ ꯂꯩꯔꯛꯄꯗꯨ ꯌꯥꯎꯔꯕꯣ ꯑꯃꯨꯛ ꯆꯤꯊꯅ ꯊꯧꯔꯗꯤꯅꯦ ꯃꯤꯅ ꯑꯃꯨꯛ ꯍꯨꯔꯥꯜꯂꯒ ꯃꯤꯆꯥꯗ ꯑꯃꯨꯛ ꯄꯤꯕ ꯆꯠꯈꯤꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯃꯆꯥ ꯅꯨꯡꯁꯤꯗꯅ ꯃꯤꯆꯥ ꯅꯨꯡꯁꯤꯕ ꯃꯤ ꯌꯥꯝ ꯂꯩꯔꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯍꯜ ꯑꯃꯗꯤ ꯃꯦꯝꯇꯣꯟ ꯑꯗꯨ ꯃꯃꯧ ꯅꯨꯡꯁꯤꯒꯤ ꯃꯄꯥꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯅꯨꯡꯁꯤꯒꯤ ꯃꯄꯥꯝ ꯌꯧꯔꯗꯨꯅ ꯃꯦꯝꯇꯣꯟ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯧꯔꯛꯂꯝꯃꯤ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯧ ꯏꯕꯦꯝꯃꯧ ꯏꯁꯨ ꯅꯨꯡꯁꯤ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯃꯅꯦꯝꯒ ꯃꯀꯨꯕꯣꯛꯀ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯍꯔꯥꯎꯅ ꯀꯧꯖꯔꯛꯂꯝꯃꯤ ꯅꯨꯡꯁꯤꯅ ꯏꯃꯥ ꯕꯥꯕꯥ ꯀꯥꯈꯠꯄꯤꯔꯣ ꯁꯦ ꯐꯥꯟꯁꯤꯗ ꯐꯝꯕꯤꯌꯣ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯏꯃꯥꯒ ꯕꯥꯕꯥꯒ ꯂꯥꯛꯄꯁꯦ ꯃꯦꯝꯇꯣꯟꯅ ꯏꯃꯧꯒ ꯏꯁꯨꯒ ꯎꯅꯤꯡꯃꯟꯗꯅ ꯂꯥꯛꯂꯤꯕꯅꯤ ꯏꯁꯨꯗꯤ ꯎꯗꯦꯅ ꯃꯕꯣꯛꯀ ꯀꯩꯊꯦꯜꯗ ꯆꯠꯈꯤ ꯍꯟꯕ ꯍꯜꯂꯛꯂꯅꯤ ꯁꯦ ꯅꯪ ꯕꯥꯕꯅꯅꯦ ꯏꯁꯨꯒꯤꯅꯤ ꯍꯥꯏꯅ ꯉꯥꯃꯨꯛ ꯂꯩꯔꯛꯄꯅꯤꯁꯦ ꯁꯤꯅꯅꯦ ꯍꯦꯟꯖꯥꯡ ꯅꯥꯄꯤꯅꯤ ꯍꯤꯡꯒꯣꯜꯗꯒꯤ ꯍꯦꯛꯂꯛꯄꯅꯤ ꯏꯃꯥꯅ ꯏꯃꯧ ꯄꯤꯖꯅꯤꯡꯗꯅ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ ꯁꯤꯗꯤ ꯑꯗꯣ ꯏꯃꯥ ꯕꯥꯕꯥ ꯏꯃꯥꯒ ꯕꯥꯕꯥꯒ ꯂꯥꯛꯄꯗꯤ ꯀꯔꯤ ꯆꯥꯅꯤ ꯇꯧꯔꯤꯁꯤꯗꯤ ꯀꯔꯤꯁꯨ ꯆꯥꯔꯣꯏꯗ ꯑꯗꯣ ꯏꯕꯦꯝꯃ ꯅꯪꯕꯨ ꯏꯅꯦꯝꯅ ꯂꯥꯛꯂꯤꯉꯩ ꯌꯨꯝꯗ ꯍꯜꯂꯁꯤꯅꯦ ꯆꯥꯎꯍꯜꯅ ꯏꯃꯧ ꯏꯕꯦꯝꯃ ꯅꯃꯥꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯂꯥꯛꯂꯤꯉꯩ ꯌꯨꯝꯗ ꯍꯜꯂꯁꯤ ꯏꯃꯧ ꯂꯩꯇꯕ ꯌꯨꯝꯗꯧ ꯌꯨꯝ ꯑꯣꯏꯗ꯭ꯔꯦꯅꯦ ꯕꯥꯕꯥ ꯏꯃꯥ ꯅꯃꯧꯕꯨ ꯋꯥꯔꯧꯕꯤꯅꯨ ꯅꯃꯧꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯑꯣ ꯍꯥꯏꯔꯕꯗꯤ ꯃꯣꯏ ꯇꯥꯗꯅ ꯑꯩꯕꯨ ꯂꯧꯕ ꯑꯣꯏꯅ ꯂꯥꯛꯍꯟꯕꯤꯌꯨ ꯃꯥꯅ ꯑꯩꯒꯤ ꯉꯛꯁꯝ ꯄꯥꯏꯗꯨꯅ ꯏꯜꯂꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯈꯤꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯍꯟꯕꯤꯌꯨ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯃꯧ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯄ ꯉꯝꯖꯔꯣꯏ ꯈꯪꯗ꯭ꯔꯦꯗ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯁꯤꯅ ꯃꯔꯣꯜ ꯑꯃ ꯐꯠꯇꯕꯅꯤ ꯅꯀꯣꯁꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯃꯆꯥ ꯂꯩꯔꯕ ꯃꯥꯅ ꯅꯨꯄꯤꯒ ꯀꯣꯏꯔꯗꯅ ꯃꯥꯅ ꯇꯧꯔꯤꯁꯦ ꯏꯄꯥꯈꯣꯏꯁꯨ ꯌꯥꯝꯅ ꯌꯥꯅꯤꯡꯗ꯭ꯔꯦ ꯑꯗꯨꯕꯨꯅꯦ ꯅꯀꯨꯅ ꯁꯣꯏꯗꯅ ꯏꯃꯧꯕꯨ ꯂꯧꯕ ꯊꯥꯔꯛꯀꯅꯤ ꯕꯥꯕꯥ ꯊꯥꯡꯉꯩ ꯁꯦꯡꯅ ꯈꯥꯏꯅꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯅꯃꯧꯗꯤ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ ꯋꯥꯈꯜ ꯇꯥꯔꯔꯣꯏꯗꯕ ꯃꯥꯕꯨ ꯋꯥꯈꯜ ꯇꯥꯔꯛꯄ ꯉꯥꯏꯕꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ ꯑꯗꯨꯅ ꯅꯃꯧꯗꯤ ꯃꯥꯒ ꯈꯥꯏꯅꯕꯅ ꯍꯦꯟꯅ ꯐꯔꯅꯤ ꯈꯜꯂꯤ ꯑꯗꯨꯝꯅ ꯍꯥꯏꯅꯣ ꯏꯃꯧ ꯏꯕꯦꯝꯃ ꯃꯥ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯏꯃꯧꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯆꯪꯖꯔꯛꯈꯤꯅꯤ ꯈꯥꯏꯅꯕꯒꯤ ꯋꯥꯗꯣ ꯍꯥꯏꯅꯨꯀꯣ ꯍꯥꯏꯒꯅꯨ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯍꯥꯏꯒꯅꯨ ꯅꯪꯗꯤꯅꯦ ꯑꯩꯈꯣꯏꯅ ꯏꯃꯧ ꯑꯣꯏꯅ ꯈꯟꯗꯦ ꯏꯆꯥ ꯅꯤꯉꯣꯜ ꯑꯣꯏꯅ ꯈꯟꯖꯔꯤꯕꯅꯤ ꯑꯗꯨꯅ ꯅꯪ ꯄꯥꯕꯒ ꯑꯩꯒꯗꯤ ꯏꯃꯧꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯍꯧꯖꯤꯛꯁꯨ ꯏꯃꯧꯅ ꯅꯄꯥꯝꯗ ꯂꯩꯈꯤꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯅꯪ ꯄꯥꯕꯒ ꯑꯩꯒ ꯇꯣꯏꯅ ꯂꯥꯛꯂꯤꯕꯁꯤꯅꯤ ꯇꯣꯟꯗꯥꯡꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯍꯜ ꯑꯃꯗꯤ ꯃꯦꯝꯇꯣꯟꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯋꯥꯈꯜ ꯍꯣꯡꯈꯤꯗꯅꯕ ꯋꯥ ꯀꯌꯥ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯟꯗꯥꯡ ꯃꯄꯥ ꯃꯆꯥꯗꯨ ꯀꯟꯅ ꯈꯟꯅꯔꯝꯃꯤ ꯆꯥꯎꯍꯜꯅ ꯅꯠꯇꯦ ꯅꯪꯅ ꯇꯧꯔꯝꯃꯤꯁꯦ ꯀꯔꯤꯅꯣꯕ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯕꯨ ꯈꯪꯂꯨꯗꯦ ꯉꯁꯤꯇ ꯈꯪꯉꯤ ꯅꯪ ꯁꯦꯜ ꯀꯌꯥꯝ ꯄꯥꯏꯕ ꯃꯤꯅꯣ ꯍꯥ ꯅꯪ ꯂꯧꯁꯤꯡ ꯀꯌꯥꯝ ꯂꯩꯕ ꯃꯤꯅꯣꯕ ꯃꯦꯝꯇꯣꯟꯅ ꯃꯣꯏꯕꯥ ꯀꯔꯤ ꯑꯃꯨꯛ ꯇꯧꯅꯔꯒꯦ ꯌꯥꯆꯪꯂꯛꯄꯁꯤꯗ ꯂꯥꯎ ꯈꯣꯡꯗꯅ ꯇꯧꯕꯤꯔꯤꯁꯤꯕꯣ ꯑꯣ ꯑꯩꯈꯣꯏꯒꯤ ꯂꯧ ꯄꯔꯤ ꯑꯅꯤ ꯐꯖꯇꯣꯟ ꯍꯥꯏꯕꯤ ꯅꯨꯄꯤꯗꯨꯗ ꯅꯆꯥ ꯅꯨꯄꯥꯅ ꯄꯤꯊꯣꯛꯂꯝꯃꯦ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯍꯥꯏ ꯅꯪꯗꯤ ꯀꯔꯤꯒꯤ ꯂꯧ ꯄꯔꯤ ꯑꯅꯤ ꯄꯤꯊꯣꯛꯂꯤꯕ ꯅꯠꯇꯦ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯂꯝꯂꯥꯟꯕꯤꯗ ꯄꯤꯕꯁꯨ ꯅꯠꯇꯕꯗꯨꯕꯨ ꯅꯃꯧ ꯅꯨꯄꯤꯗ ꯄꯤꯕꯗꯨꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯆꯥꯎꯍꯜꯅ ꯍꯣꯏ ꯏꯀꯥꯏ ꯈꯪꯗꯕ ꯃꯩꯊꯥꯕ ꯅꯇꯨ ꯅꯆꯥꯒꯤ ꯀꯔꯤꯁꯨ ꯈꯟꯗꯕ ꯅꯪꯒꯤ ꯅꯆꯥ ꯂꯩꯇꯕ꯭ꯔꯣ ꯅꯪꯕꯨ ꯄꯥꯈꯪ ꯂꯧ ꯇꯨꯡꯒꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯤꯕ ꯅꯪꯕꯨ ꯑꯉꯥꯎꯕ꯭ꯔꯣ ꯍꯥ ꯃꯤꯅ ꯃꯁꯤꯗꯩꯁꯤꯗ ꯏꯆꯥꯒꯤ ꯏꯇꯨꯒꯤ ꯅꯨꯡꯉꯥꯏꯅꯕ ꯋꯥꯗꯅꯕ ꯀꯔꯤ ꯇꯧꯁꯤꯟꯁꯤꯒꯦꯅ ꯈꯟꯅꯔꯤ ꯑꯗꯨꯒ ꯅꯪꯅ ꯅꯇꯨ ꯅꯆꯥ ꯃꯤꯔꯥꯏꯔꯒ ꯃꯧ ꯍꯜꯂꯛꯄꯤꯗꯨꯗ ꯉꯥꯎꯗꯨꯅ ꯂꯩꯔꯦ ꯑꯩꯅ ꯌꯦꯡꯒꯦꯅ ꯁꯨꯝ ꯌꯦꯡꯕꯅꯤ ꯅꯪꯅ ꯅꯨꯄꯤꯗꯨꯗ ꯁꯦꯜ ꯊꯩꯕꯗꯨꯁꯨ ꯑꯩꯅ ꯎꯁꯤꯟꯅꯔꯣꯏ ꯍꯥꯏꯗꯅ ꯎꯁꯤꯟꯅꯗꯕꯅꯤ ꯑꯗꯨꯒ ꯂꯧ ꯄꯔꯤ ꯑꯅꯤꯒ ꯃꯤꯇꯣꯞꯇꯨꯗ ꯄꯤꯊꯣꯛꯂꯝꯂꯗꯅ ꯃꯤꯇꯣꯞꯇ ꯄꯤꯕ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯕꯤꯗꯨꯗ ꯄꯤꯕꯅꯤ ꯃꯁꯤꯗ ꯕꯥꯕꯥ ꯋꯥꯌꯦꯡ ꯋꯥꯡꯂꯛꯇꯕꯅ ꯐꯒꯅꯤ ꯃꯁꯤ ꯃꯤ ꯀꯌꯥ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯤ ꯃꯁꯦ ꯍꯣꯏ ꯏꯀꯥꯏ ꯈꯪꯗꯕ ꯅꯍꯥꯛ ꯊꯛꯇ ꯂꯩꯖꯔꯝꯕ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯃꯥꯡꯗꯧꯔꯤꯅꯦ
ꯅꯪ ꯅꯨꯄꯤꯗ ꯈꯨꯗꯣꯜ ꯇꯧꯕꯗ ꯍꯣꯏ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤꯀꯣ ꯐꯖꯇꯣꯟꯒꯤ ꯃꯃꯤꯡꯗ ꯑꯣꯟꯁꯤꯟꯈꯤꯕ ꯂꯧ ꯄꯔꯤ ꯑꯅꯤꯗꯣ ꯌꯥꯝꯅ ꯊꯨꯅ ꯅꯪꯒꯤ ꯅꯃꯤꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯨ ꯅꯠꯇ꯭ꯔꯗꯤ ꯅꯪꯅꯦ ꯑꯩ ꯐꯠꯇꯦ ꯍꯥꯏꯅꯨ ꯑꯁ ꯄꯥꯕ ꯅꯪꯁꯨ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗ ꯐꯖꯇꯣꯟꯒꯤ ꯃꯃꯤꯡꯗ ꯂꯩꯔꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯀꯩꯗꯧꯔꯒꯦ ꯍꯌꯦꯡ ꯋꯥꯏ ꯐꯖꯇꯣꯟꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯨꯛ ꯑꯣꯏꯔꯗꯧꯅꯤ ꯃꯥꯅ ꯆꯦꯡ ꯋꯥꯟ ꯋꯥꯟꯗꯅ ꯆꯥꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅꯦ ꯄꯪꯌꯥꯝ ꯌꯥꯝꯗꯕꯤ ꯂꯧ ꯄꯔꯤ ꯑꯅꯤꯗꯣ ꯃꯥꯒꯤ ꯃꯃꯤꯡꯗ ꯑꯣꯟꯁꯤꯟꯕꯤꯕꯅꯤ ꯀꯩꯗꯧꯔꯒꯦ ꯍꯣꯏ ꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯨ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯌꯨꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯗ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯗꯤ ꯏꯃꯧ ꯅꯨꯡꯁꯤꯅꯤ ꯏꯃꯧ ꯅꯨꯡꯁꯤ ꯅꯠꯇꯕ ꯀꯅꯥ ꯑꯃ ꯍꯦꯛ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯄꯗ ꯑꯩꯅ ꯀꯩꯗꯧꯒꯦ ꯑꯃꯨꯛ ꯍꯣ ꯑꯩꯗꯤ ꯐꯖꯇꯣꯟ ꯄꯨꯁꯤꯜꯂꯛꯀꯅꯤ ꯄꯥꯕꯒꯤ ꯑꯆꯥꯟꯕꯤ ꯅꯃꯧꯗꯣ ꯑꯗꯨꯗꯤ ꯑꯩꯅ ꯈꯥꯏꯅꯔꯅꯤ ꯕꯥꯕꯥ ꯀꯥꯟꯗꯦ ꯅꯨꯡꯁꯤꯒ ꯑꯩꯒ ꯈꯥꯏꯅꯔꯒꯦ ꯋꯥ ꯂꯣꯏꯁꯤꯟꯅꯕꯤꯔꯣ ꯊꯣꯔꯥꯏ ꯃꯆꯥ ꯃꯁꯤꯗ ꯍꯥꯠꯂꯒꯦꯗ ꯑꯩ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯍꯜ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯐꯥꯟ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯇꯣꯟꯗꯥꯡꯗ ꯊꯣꯝꯂꯛꯂꯝꯃꯤ ꯑꯦ ꯄꯥꯕ ꯑꯩ ꯁꯤꯔꯦ ꯑꯁꯤ ꯍꯥꯏꯅ ꯇꯣꯟꯗꯥꯡ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯃꯦꯝꯇꯣꯟꯅ ꯃꯄꯥꯁꯤꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤ ꯂꯩꯒꯦ ꯈꯟꯗꯈꯩ ꯏꯃꯧ ꯅꯨꯡꯁꯤꯒ ꯈꯥꯏꯅꯕꯒꯤ ꯋꯥ ꯂꯣꯏꯁꯤꯟꯅꯕꯤꯔꯣꯅ ꯑꯃꯨꯛ ꯇꯧꯔꯛꯂꯦꯅꯦ ꯃꯁꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯟꯗꯥꯡ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯐꯖꯇꯣꯟ ꯍꯣꯏꯗ ꯆꯠꯂꯝꯃꯤ ꯐꯖꯇꯣꯟꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯇꯣꯟꯗꯥꯡ ꯐꯖꯇꯣꯟꯕꯨ ꯀꯧꯔꯛꯂꯝꯃꯤ ꯐꯖꯇꯣꯟ ꯑꯣ ꯐꯖꯇꯣꯟ ꯑꯩ ꯂꯥꯛꯏꯅꯦ ꯅꯪꯕꯣ ꯑꯉꯥꯡ ꯑꯗꯨꯅ ꯏꯄꯥꯇꯣꯟ ꯑꯩꯈꯣꯏ ꯃꯥ ꯂꯩꯇꯦ ꯏ ꯅꯃꯥꯗꯤ ꯀꯗꯥꯏꯗ ꯆꯠꯈꯤꯒꯦ ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯤꯁꯦ ꯐꯤꯖꯣꯜ ꯑꯅꯥꯟꯕꯒ ꯁꯦꯠꯂꯗꯅ ꯂꯩꯔꯝꯃꯤꯁꯤꯕꯨ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯑꯩꯔꯣ ꯑꯩꯈꯣꯏ ꯏꯄꯥꯇꯣꯟ ꯑꯃ ꯂꯩꯌꯦ ꯅꯪ ꯅꯠꯇꯕ ꯏꯄꯥꯇꯣꯟ ꯑꯃ ꯃꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯇꯣꯏꯅꯦ ꯂꯧꯕ ꯂꯥꯛꯑꯅꯤ ꯑꯩꯈꯣꯏ ꯃꯥꯁꯨ ꯉꯔꯥꯡ ꯏꯄꯥꯇꯣꯟ ꯑꯃꯗꯨꯗ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯑꯩꯈꯣꯏ ꯏꯄꯥꯇꯣꯟꯅ ꯂꯧꯕ ꯂꯥꯛꯑꯒꯦ ꯃꯣꯏ ꯑꯥꯗ ꯄꯨꯜꯂꯞ ꯂꯩꯔꯨꯅꯕ ꯍꯥꯏꯔꯛꯄꯒꯤ ꯐꯤꯖꯣꯜ ꯑꯅꯥꯟꯕ ꯁꯦꯠꯂꯒ ꯑꯩ ꯂꯧꯕ ꯂꯥꯛꯄ ꯉꯥꯏꯔꯤꯅꯦ ꯀꯩꯅꯣ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯤꯁꯤꯕꯣ ꯐꯖꯇꯣꯟ ꯆꯦꯟꯈ꯭ꯔꯦꯕ ꯑꯗꯨꯁꯨ ꯑꯩ ꯅꯠꯇꯕ ꯅꯨꯄꯥ ꯑꯇꯣꯝꯕ ꯑꯃꯗ ꯑꯁꯨꯝꯅ ꯃꯇꯣꯝ ꯈꯜꯂꯤꯉꯩ ꯐꯖꯇꯣꯟꯒ ꯌꯨꯝꯊꯪꯅꯅ ꯂꯩꯕ ꯅꯨꯄꯤ ꯑꯃꯅ ꯇꯣꯟꯗꯥꯡꯕꯨ ꯀꯧꯔꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯇꯣꯟꯗꯥꯡ ꯍꯥꯎꯏꯅꯦ ꯏꯅꯦ ꯐꯖꯇꯣꯟꯗꯣ ꯀꯗꯥꯏ ꯆꯠꯈꯤ ꯈꯪꯕꯤꯕ꯭ꯔꯣ ꯍꯩꯃ ꯅꯪꯕꯨ ꯄꯥꯎ ꯀꯔꯤꯝꯇ ꯇꯥꯗ꯭ꯔꯤꯕꯔꯣ ꯐꯖꯇꯣꯟꯗꯣ ꯉꯔꯥꯡ ꯃꯥꯒꯤ ꯈꯪꯅꯖꯕ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ ꯇꯨ ꯃꯆꯥꯅꯨꯄꯤ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯂꯧꯕ ꯂꯥꯛꯂꯅꯤ ꯍꯥꯏꯗꯅ ꯉꯁꯥꯏꯗꯒꯤ ꯂꯣꯏꯁꯤꯜꯂꯒ ꯉꯥꯏꯔꯤꯕꯅꯤ ꯃꯣꯏ ꯅꯨꯄꯥ ꯃꯌꯨꯝꯗ ꯈꯥꯎꯌꯩ ꯇꯧꯔꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯅꯦ ꯇꯣꯟꯗꯥꯡ ꯅꯨꯄꯤ ꯑꯗꯨꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯁꯤꯜꯂꯨꯗ꯭ꯔꯦ ꯃꯥ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯔꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯋꯥꯈꯜ ꯋꯥꯅ ꯂꯥꯛꯄꯅ ꯇꯣꯟꯗꯥꯡ ꯑꯗꯨ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯍꯦꯟꯗꯣꯛꯂꯒ ꯆꯠꯂꯝꯃꯤ ꯃꯥꯅ ꯊꯣꯡꯒꯥꯜ ꯍꯦꯟꯗꯣꯛꯂꯒ ꯆꯠꯈꯤꯕ ꯑꯗꯨ ꯃꯄꯥꯅ ꯎꯔꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯍꯥꯏ ꯇꯣꯟꯗꯥꯡ ꯀꯔꯤꯅꯣꯅꯦ ꯅꯪꯕꯣ ꯊꯣꯡꯒꯥꯜ ꯍꯦꯟꯗꯣꯛꯂꯒ ꯆꯠꯂꯦꯅꯦ ꯍꯩꯃ ꯇꯥꯗꯦꯅꯦ ꯃꯁꯦ ꯇꯣꯟꯗꯥꯡ ꯍꯥꯎ ꯄꯥꯕ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏ ꯀꯔꯤꯅꯣꯅꯦ ꯅꯪꯕꯣ ꯑꯩꯅ ꯀꯧꯔꯤꯒꯁꯤ ꯇꯥꯗꯈꯩ ꯆꯨꯝꯗ꯭ꯔꯤꯡ ꯊꯣꯡꯒꯥꯜ ꯍꯦꯜꯂꯒ ꯆꯠꯂꯤꯗꯨꯕꯣ ꯑꯩꯕꯨ ꯊꯣꯡꯒꯥꯜ ꯍꯦꯜꯂꯒ ꯆꯠꯂꯝꯃꯕ ꯃꯁꯤꯗꯤ ꯀꯨꯏꯔꯒ ꯃꯀꯣꯛꯁꯦ ꯆꯥꯛꯄ ꯍꯦꯟꯖꯤꯜꯂꯛꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯇꯣꯟꯗꯥꯡ ꯑꯗꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯈꯤꯔꯝꯃꯤ ꯇꯣꯟꯗꯥꯡ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯃꯗꯣꯝ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯖꯩ ꯐꯖꯇꯣꯟ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯀꯟꯕꯅꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯗꯤ ꯑꯩ ꯅꯠꯇꯕ ꯅꯪꯒꯤ ꯅꯨꯄꯥ ꯑꯇꯣꯝꯕ ꯑꯃ ꯂꯩꯔꯝꯃꯤꯕ ꯑꯣꯏꯔꯦ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯟꯒꯦ ꯑꯩꯁꯨ ꯁꯛꯁꯦ ꯀꯩꯁꯨꯝ ꯅꯣꯞꯇꯕꯅꯤ ꯏꯔꯜ ꯍꯥꯏꯗꯤ ꯑꯗꯨꯝ ꯂꯩ ꯁꯤꯗ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯤꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯩ ꯄ꯭ꯔꯣꯛ ꯆꯛꯏꯗ ꯑꯩ ꯑꯁꯤ ꯍꯥꯏꯅ ꯇꯣꯟꯗꯥꯡ ꯃꯥꯒꯤ ꯀꯥꯗ ꯐꯖꯇꯣꯟꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯇꯣꯟꯗꯥꯡ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯞꯄ ꯂꯦꯞꯂꯝꯗꯦ ꯇꯣꯟꯗꯥꯡꯅ ꯍꯣ ꯐꯖꯇꯣꯟ ꯅꯪ ꯍꯥꯏꯁꯤꯅꯤꯀꯣ ꯅꯪ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄ꯭ꯔꯣꯛ ꯆꯛꯏ ꯑꯩꯕꯨ ꯁꯤꯈ꯭ꯔꯁꯤꯔꯅꯦ ꯐꯖꯇꯣꯟ ꯌꯥꯎꯗꯨꯅ ꯑꯩ ꯍꯤꯡꯕ ꯉꯝꯃꯣꯏ ꯑꯁ ꯁꯤꯕꯁꯨ ꯇꯜꯂꯤꯅꯦ ꯁꯤꯕꯁꯤ ꯌꯥꯝ ꯋꯥꯏ ꯍꯥꯏꯅꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯄ꯭ꯔꯣꯛ ꯆꯛꯏꯁꯦ ꯀꯣꯛꯅꯕ ꯀꯔꯤ ꯇꯧꯁꯤꯒꯦ ꯀꯥꯟꯅꯗꯦ ꯄꯨꯈ꯭ꯔꯤꯗ ꯑꯃꯨꯛꯇ ꯂꯨꯞꯊꯣꯛꯎꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯦ ꯀꯣꯛꯄ꯭ꯔ ꯌꯦꯡꯒꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯁꯨ ꯍꯧꯖꯤꯛꯐꯥꯎ ꯆꯥꯛ ꯂꯣꯏꯗ꯭ꯔꯤ ꯃꯥꯜꯂꯦ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯄꯨꯈ꯭ꯔꯤꯗ ꯉꯥꯏꯍꯥꯛꯇꯪ ꯇꯤꯡꯂꯒ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯁꯦ ꯀꯣꯛꯄ꯭ꯔ ꯌꯦꯡꯉꯨꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯇꯣꯟꯗꯥꯡ ꯑꯃꯝꯕ ꯑꯗꯨꯗ ꯀꯞꯇꯨꯅ ꯃꯈꯣꯏꯒꯤ ꯍꯤꯡꯒꯣꯜ ꯃꯇꯣꯟꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁꯣꯏꯕꯗꯒꯤ ꯇꯣꯟꯗꯥꯡ ꯑꯗꯨ ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯇꯣꯟꯗꯥꯡꯗꯤ ꯏꯔꯣꯏꯕ ꯍꯩꯇꯕꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯔꯥꯛꯅꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯇꯣꯟꯗꯥꯡꯒꯤ ꯃꯄꯥ ꯆꯥꯎꯍꯜꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯝꯃꯤ ꯆꯥꯎꯍꯜꯅ ꯀꯔꯤꯅꯣ
ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗ ꯑꯣꯜꯂꯤꯕꯁꯤ ꯉꯥ ꯃꯥꯜꯂꯤꯅꯦ ꯍꯥꯏ ꯇꯥꯔꯤꯕ꯭ꯔꯥ ꯅꯨꯄꯤ ꯂꯣꯡꯗꯣ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎ ꯉꯥꯖꯥꯎ ꯑꯃꯨꯛ ꯑꯣꯜꯂꯦꯅꯦ ꯄꯨꯈ꯭ꯔꯤꯗ ꯈꯔ ꯊꯨꯅ ꯊꯣꯛꯂꯛꯎ ꯍꯥꯏ ꯇꯥꯔꯤꯕ ꯅꯪꯕꯣ ꯁꯠ ꯄꯨꯔꯛꯑꯣꯅꯦ ꯏꯃꯨꯡꯗꯒꯤ ꯃꯦꯝꯇꯣꯟꯅ ꯍꯣ ꯇꯥꯔꯦ ꯇꯥꯔꯦ ꯌꯥꯝ ꯆꯥꯎꯔꯝꯗꯧ ꯃꯥꯜꯂꯤꯅꯦ ꯉꯥꯁꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯇꯣꯟꯗꯥꯡꯅꯤꯅꯦ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯍꯜ ꯄꯨꯈ꯭ꯔꯤꯗ ꯆꯣꯡꯊꯔꯒ ꯇꯣꯟꯗꯥꯡꯕꯨ ꯀꯪꯐꯥꯜꯗ ꯄꯨꯈꯠꯅꯕ ꯍꯣꯠꯅꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯃꯦꯝꯇꯣꯟꯁꯨ ꯂꯣꯡ ꯑꯃ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯣꯏꯕꯥ ꯂꯣꯡ ꯍꯥꯏꯕꯗꯨ ꯄꯨꯖꯔꯛꯑꯦ ꯍꯩꯃꯥ ꯀꯔꯤꯅꯣ ꯇꯧꯔꯝꯃꯤꯁꯤꯗꯤ ꯂꯣꯡ ꯄꯨꯊꯣꯔꯛꯄ ꯉꯥꯏꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯄꯥꯅꯆꯥ ꯍꯦꯛꯇ ꯄꯨꯈ꯭ꯔꯤꯗꯨꯗ ꯀꯨꯝꯊꯔꯕ꯭ꯔꯣ ꯉꯥꯗꯤ ꯐꯥꯕ ꯉꯝꯗ꯭ꯔꯕꯣ ꯅꯥꯟꯊꯣꯛꯈ꯭ꯔꯕꯣ ꯃꯤ ꯃꯄꯥ ꯅꯪꯕꯣ ꯂꯣꯡ ꯄꯨꯔꯛꯄ ꯉꯥꯏꯔꯒ ꯂꯣꯡꯁꯤꯅ ꯊꯤꯜꯂꯝꯂꯗꯤ ꯐꯗꯧꯕ ꯍꯥꯏ ꯉꯥ ꯑꯣꯏꯔꯝꯗ꯭ꯔꯦ ꯅꯆꯥꯅꯨꯄꯥꯁꯤ ꯏꯔꯥꯛꯅꯕ ꯑꯣꯏꯔꯝꯃꯦ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯍꯜꯅ ꯇꯣꯟꯗꯥꯡꯕꯨ ꯀꯪꯐꯥꯜꯗ ꯄꯨꯈꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯊꯕꯥꯛꯇ ꯀꯟꯅ ꯀꯟꯅ ꯅꯝꯂꯝꯃꯤ ꯇꯣꯟꯗꯥꯡ ꯏꯁꯤꯡ ꯈꯔ ꯑꯣꯠꯊꯣꯔꯛꯂꯝꯃꯤ ꯃꯦꯝꯇꯣꯟꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯃꯤꯁꯤꯕꯣ ꯇꯣꯟꯗꯥꯡꯅ ꯏꯃꯥ ꯅꯆꯥꯒꯤ ꯊꯃꯣꯏꯁꯦ ꯃꯩ ꯆꯥꯛꯄꯒꯨꯝ ꯆꯥꯛꯂꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯒꯦꯕ ꯇꯣꯟꯗꯥꯡ ꯃꯃꯥ ꯃꯄꯥꯗ ꯐꯖꯇꯣꯟ ꯆꯦꯟꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯝꯃꯤ ꯃꯦꯝꯇꯣꯟꯅ ꯑꯩꯈꯣꯏꯗꯤ ꯅꯍꯥꯟꯅ ꯍꯥꯏꯕꯤꯕ ꯅꯠꯇ꯭ꯔꯣ ꯐꯖꯇꯣꯟ ꯍꯥꯏꯕꯤꯗꯣ ꯊꯠꯊꯥꯒꯤ ꯅꯨꯄꯤ ꯅꯠꯇꯦ ꯇꯧꯉꯝꯕꯤ ꯑꯐꯥꯎꯕꯤꯅꯦꯅ ꯐꯔꯦ ꯃꯥꯅ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯋꯥꯏ ꯁꯪꯉꯦ ꯑꯁꯤꯒꯤꯗꯃꯛꯇꯕꯨ ꯁꯤꯒꯦ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ ꯁꯤꯕ ꯍꯥꯏꯁꯤꯗꯤ ꯑꯄꯪꯕ ꯃꯤꯅ ꯇꯧꯒꯗꯕꯅꯤ ꯆꯥꯎꯍꯜꯅ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯅꯊꯟꯇ ꯁꯤꯔꯒꯦꯅ ꯄꯨꯈ꯭ꯔꯤꯗ ꯆꯣꯡꯊꯔꯝꯃꯤꯁꯤꯗꯤ ꯃꯁꯤꯗꯤ ꯑꯣꯏꯅ ꯄꯨꯈ꯭ꯔꯤꯁꯤꯗ ꯑꯃꯨꯛ ꯀꯥꯎꯊꯒꯦꯗꯃꯁꯤ ꯄꯥꯕ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯏꯔꯥꯛꯅꯕ ꯒꯥꯏꯅ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯀꯣ ꯋꯥꯈ꯭ꯔꯖꯥꯅꯤ ꯑꯩꯗꯤ ꯁꯤꯔꯒꯦꯅ ꯄꯨꯈ꯭ꯔꯤꯗ ꯆꯣꯡꯊꯕꯁꯨ ꯅꯠꯇꯅ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯁꯦ ꯀꯣꯛꯄ꯭ꯔ ꯌꯦꯡꯒꯦꯅ ꯊꯣꯡꯒ꯭ꯔꯥꯗ ꯄꯥꯏꯔꯒ ꯏꯁꯥꯁꯦ ꯉꯥꯏꯍꯥꯛꯇꯪ ꯏꯁꯤꯡꯁꯤꯗ ꯇꯤꯡꯒꯦ ꯇꯧꯕꯅꯤ ꯑꯗ ꯁꯣꯏꯗꯅ ꯇꯥꯁꯤꯟꯕꯗꯒꯤ ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯤꯟꯕꯅꯤ ꯐꯔꯦꯁꯦ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯅꯥꯄꯤ ꯅꯔꯣꯜ ꯆꯣꯠꯂꯤꯁꯦ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯎ ꯂꯥꯎ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯊꯥꯕꯨꯝ ꯈꯔ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯇꯣꯟꯗꯥꯡꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯅꯨꯡꯁꯤ ꯑꯃꯗꯤ ꯃꯥꯒꯤ ꯑꯄꯤꯛꯄ ꯃꯆꯥꯅꯨꯄꯥꯕꯨ ꯅꯨꯡꯁꯤꯔꯛꯂꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛ ꯅꯨꯡꯁꯤꯕꯨ ꯃꯄꯥꯝꯗꯒꯤ ꯀꯧꯔꯨꯗꯨꯅ ꯃꯌꯨꯝꯗ ꯊꯝꯂꯒꯦ ꯈꯟꯅ ꯅꯨꯡꯁꯤꯕꯨ ꯀꯧꯕ ꯅꯨꯡꯁꯤꯒꯤ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯇꯣꯟꯗꯥꯡ ꯑꯗꯨ ꯅꯨꯡꯁꯤ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯪꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯣꯡꯒꯥꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯥꯅ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯅꯨꯡꯁꯤꯒꯤ ꯃꯃꯥꯅ ꯎꯔꯝꯃꯤ ꯊꯕꯥꯅ ꯀꯅꯥꯅꯣꯅꯦꯍꯦ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯤꯁꯤꯕꯣ ꯐꯅꯗꯤ ꯃꯀꯨꯏꯔꯦ ꯃꯥꯅ ꯂꯦꯞꯂꯤꯁꯤ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯤꯠꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯕꯅ ꯃꯁꯛꯁꯦ ꯐꯖꯅ ꯎꯕ ꯐꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯑꯃꯨꯛꯇ ꯊꯣꯛꯂꯒ ꯍꯪꯉꯨꯈꯤꯒꯦ ꯍꯣꯏ ꯏꯕꯨꯡꯉꯣꯕꯨ ꯀꯅꯥ ꯍꯩꯃꯥ ꯇꯣꯟꯗꯥꯡ ꯅꯪ ꯑꯣꯏꯔꯦ ꯑꯧ ꯏꯅꯦꯝꯄꯣꯛ ꯅꯌꯥ ꯅꯨꯄꯥꯅ ꯈꯨꯔꯨꯝꯖꯔꯤ ꯏꯅꯦꯝꯄꯣꯛ ꯌꯥꯔꯦ ꯏꯅꯦꯝꯄꯣꯛ ꯍꯥꯏꯗ꯭ꯔꯁꯨ ꯏꯃꯥ ꯑꯗꯨꯝ ꯀꯧꯅꯦ ꯇꯣꯟꯗꯥꯡ ꯅꯪꯕꯣ ꯐꯔꯦ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯑꯣ ꯐꯅꯤ ꯏꯅꯦꯝꯄꯣꯛ ꯏꯃꯥ ꯃꯁꯤꯗꯤ ꯍꯥꯏ ꯅꯨꯡꯁꯤ ꯏꯕꯨꯡꯉꯣ ꯇꯣꯟꯗꯥꯡ ꯂꯥꯛꯏꯅꯦ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯇꯣꯟꯗꯥꯡꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯁꯥꯟꯅꯔꯝꯕꯗꯒꯤ ꯃꯄꯥ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯃꯄꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯊꯣꯏꯕꯅ ꯄꯥꯕ ꯅꯪ ꯂꯥꯛꯏꯔꯣ ꯄꯥꯕ ꯀꯩꯒꯤꯅꯣ ꯅꯍꯥꯟꯈꯩ ꯑꯩꯒꯤ ꯏꯃꯥꯒ ꯂꯧꯕ ꯂꯥꯛꯇ꯭ꯔꯤꯗꯣ ꯄꯥꯕ ꯅꯪ ꯏꯃꯥꯒ ꯑꯩꯒ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯀꯩꯗꯧ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯏꯆꯥꯕꯣ ꯉꯁꯤꯗꯤ ꯅꯪꯒꯤ ꯏꯃꯥꯒ ꯅꯪꯕꯨ ꯄꯥꯕꯅ ꯂꯧꯕ ꯂꯥꯛꯂꯕꯅꯤ ꯑꯣ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯆꯥꯅꯣ ꯌꯦꯡꯉꯨ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯏꯆꯥꯁꯦ ꯑꯩꯅ ꯃꯤꯔꯥꯏꯔꯨꯔꯤ ꯑꯩ ꯀꯞꯅꯤꯡꯂꯛꯅꯤ ꯇꯧꯔꯤꯁꯤ ꯅꯨꯡꯁꯤꯅ ꯏꯃꯥ ꯀꯅꯥ ꯂꯥꯛꯑꯦ ꯍꯥꯏꯕꯅꯣ ꯃꯣꯏꯇꯥ ꯅꯨꯡꯁꯤ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯉꯁꯤꯗ ꯑꯩ ꯋꯥꯈꯜ ꯇꯥꯔꯤ ꯅꯨꯡꯁꯤ ꯌꯨꯝꯗ ꯆꯠꯂꯁꯤ ꯃꯣꯏꯇꯥꯒꯤꯁꯦ ꯏꯃꯥ ꯄꯥꯕꯅ ꯑꯩꯕꯨ ꯂꯧꯔꯨꯁꯣꯅ ꯍꯥꯏꯃꯟꯕꯗꯒꯤ ꯂꯥꯛꯄꯗꯤ ꯅꯠꯇꯦꯀꯣ ꯅꯠꯇꯦ ꯏꯃꯥ ꯄꯥꯕꯗꯤ ꯑꯩꯅ ꯅꯪ ꯂꯧꯕ ꯆꯠꯈꯤ ꯍꯥꯏꯕ ꯐꯥꯎ ꯈꯪꯍꯧꯗꯕꯅꯤ ꯀꯨꯏꯔꯦ ꯑꯩ ꯋꯥꯈꯜ ꯇꯥꯕ ꯑꯗꯨꯕꯨ ꯑꯩꯅ ꯅꯐꯝꯗ ꯂꯥꯟꯈꯤꯕꯅ ꯑꯩ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯄ ꯉꯝꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯉꯁꯤꯗꯤ ꯑꯩ ꯏꯀꯥꯏꯕ ꯄꯨꯝꯕ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯕꯅꯤ ꯏꯆꯥꯒ ꯅꯪꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯨꯔꯁꯤ ꯌꯨꯝꯗ ꯆꯠꯂꯁꯤ ꯅꯨꯡꯁꯤ ꯃꯣꯏꯇꯥꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯗꯣ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯣꯏꯇꯥꯒꯤ ꯃꯇꯨꯡ ꯏꯅꯤꯡꯉꯦ ꯍꯥꯏꯅ ꯑꯩꯅ ꯇꯧꯅꯤꯡ ꯀꯨꯁꯤ ꯇꯧꯕ ꯌꯥꯔꯣꯏ ꯑꯩꯒꯤꯁꯨ ꯏꯃꯥ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ ꯑꯗꯨꯅ ꯏꯃꯥꯗ ꯑꯩꯕꯨ ꯄꯨꯔꯒꯦ ꯍꯥꯏꯅ ꯍꯥꯏꯖꯧ
ꯏꯃꯥꯅ ꯌꯥꯔꯕꯗꯤ ꯑꯩꯁꯨ ꯃꯣꯏ ꯇꯥꯅ ꯍꯥꯏꯕꯗꯣ ꯌꯥꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ꯫ ꯏꯃꯥ, ꯑꯩ ꯅꯨꯡꯁꯤꯕꯨ ꯄꯨꯗꯨꯅ ꯆꯠꯆꯈ꯭ꯔꯒꯦ꯫ ꯏꯃꯥꯅ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ꯫ ꯅꯌꯥꯕꯨ ꯆꯥꯟꯕꯤꯗꯨꯅ ꯅꯨꯡꯁꯤꯕꯨ ꯏꯐꯝꯗ ꯁꯤꯟꯅꯕꯤꯌꯨ꯫ ꯍꯣ ꯐꯔꯦ ꯐꯔꯦ, ꯏꯌꯥꯅ ꯍꯥꯏꯕꯗꯣ ꯏꯃꯥꯅ ꯌꯥꯔꯦ꯫ ꯑꯗꯨꯕꯨꯅꯦ ꯇꯣꯟꯗꯥꯡ, ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯅꯨꯄꯤ ꯀꯣꯏꯗꯨꯅ ꯀꯥꯔꯟ ꯇꯨꯔꯟ ꯇꯧꯔꯅꯨꯀꯣ꯫ ꯁꯦꯜ ꯅꯨꯡ ꯇꯥꯜꯂꯒ ꯅꯤꯡꯊꯤꯖꯅ ꯂꯩꯌꯨꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯒ ꯀꯣꯏꯔꯒ ꯏꯆꯥ ꯅꯨꯄꯤꯗ ꯇꯥꯊꯤ ꯇꯥꯑꯣꯏꯅꯒ ꯍꯦꯛ ꯇꯧꯔꯛꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯂꯥꯛꯂꯤꯉꯩ ꯅꯪꯒꯤ ꯅꯆꯥꯒ ꯅꯪꯒꯤ ꯅꯨꯄꯤꯒꯁꯦ ꯄꯨꯖꯈ꯭ꯔꯣ꯫ ꯏꯃꯥꯒꯤ ꯅꯨꯡꯁꯤ, ꯆꯣ ꯅꯐꯤ ꯂꯣꯏꯁꯤꯜꯂꯨꯔꯣ꯫ ꯅꯄꯨꯔꯣꯏꯕꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯣ꯫ ꯉꯁꯤꯗꯒꯤ ꯅꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥ꯫ ꯅꯌꯥꯅ ꯑꯃꯨꯛꯀꯁꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯁ, ꯑꯃꯨꯔꯛꯇꯪ ꯈꯣꯏꯔꯝꯕꯁꯤꯅ ꯄꯦꯟꯗ꯭ꯔꯦꯗ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯣꯏꯅ ꯈꯣꯏꯔꯝꯃꯒꯦ꯫ ꯏꯃꯥ, ꯅꯌꯥꯅ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯕꯨ ꯋꯥꯍꯜꯂꯔꯣꯏ꯫ ꯅꯌꯥꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯑꯁꯤ ꯍꯥꯏꯅ ꯇꯣꯟꯗꯥꯡ ꯅꯨꯡꯁꯤꯒꯤ ꯃꯃꯥꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯣꯏꯔꯝꯂꯝꯃꯤ꯫ ꯌꯥꯔꯦꯅꯦꯍꯦ ꯇꯣꯟꯗꯥꯡ ꯅꯪꯕꯣ, ꯏꯍꯦ ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ꯫ ꯊꯣꯏꯕꯅ ꯄꯥꯕꯒꯤ ꯂꯥꯏꯕꯛꯇꯣ ꯂꯩꯕꯥꯛ ꯇꯩꯔꯦ, ꯂꯣꯏ ꯋꯥꯎꯔꯦ꯫ ꯍꯥ, ꯁꯤꯕꯨ ꯁꯠ ꯇꯩꯊꯣꯛꯂꯒ ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯣꯟꯗꯥꯡꯅ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯅꯨꯡꯁꯤꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯍꯜꯒ ꯃꯦꯝꯇꯣꯟꯒꯗꯤ ꯃꯃꯧꯅ ꯏꯊꯥ ꯊꯥꯖꯗꯅ ꯃꯆꯥꯅꯨꯄꯥꯒ ꯂꯥꯛꯄꯗꯨꯗ ꯌꯥꯝ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯦꯝꯇꯣꯟ ꯃꯁꯨꯕꯨ ꯄꯝꯂꯗꯨꯅ, ꯑꯕꯣꯛꯀꯤ ꯏꯁꯨ, ꯉꯁꯤꯗꯒꯤꯗꯤ ꯏꯁꯨꯁꯦ ꯑꯕꯣꯛꯀꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯅꯤ ꯈꯟꯕꯗ ꯑꯕꯣꯛ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯆꯥꯎꯍꯜꯅ, ꯍꯥꯏ ꯃꯃꯥ, ꯏꯁꯨꯗꯣ ꯑꯩ ꯑꯃꯨꯛ ꯄꯝꯒꯦꯅꯦ꯫ ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯄꯝꯂꯒꯇ ꯂꯩ꯫ ꯑꯩ ꯑꯃꯨꯛ ꯄꯝꯒꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯁꯨ, ꯄꯨꯄꯨ ꯄꯝꯒꯦ꯫ ꯄꯨꯄꯨꯒ ꯀꯩꯊꯦꯜ ꯆꯠꯂꯒ ꯉꯥꯖꯥꯎ ꯑꯃ ꯂꯩꯔꯨꯁꯤ꯫ ꯉꯁꯤꯗꯤ ꯄꯨꯄꯨ ꯌꯥꯝ ꯍꯔꯥꯎꯏ꯫ ꯑꯁꯨꯝꯅ ꯆꯥꯎꯍꯜ ꯑꯃꯗꯤ ꯃꯦꯝꯇꯣꯟ ꯑꯗꯨ ꯃꯁꯨꯕꯨ ꯄꯝꯗꯨꯅ ꯀꯩꯊꯦꯜꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯣꯟꯗꯥꯡꯁꯨ ꯋꯥꯈꯜ ꯇꯥꯔꯕꯅꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯃꯇꯨ ꯃꯆꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯣꯟꯗꯥꯡꯅ, ꯅꯨꯄꯤ, ꯑꯩ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯏꯇꯥꯎ ꯊꯣꯡꯕꯍꯣꯏꯗ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯪ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯝꯃꯣ꯫ ꯍꯣꯏ, ꯀꯨꯏꯗꯤ ꯀꯨꯏꯕꯤꯔꯛꯀꯅꯨ, ꯆꯥꯛ ꯂꯣꯏꯗꯧꯔꯕꯅꯤ꯫ ꯍꯣꯏ ꯀꯨꯏꯔꯣꯏꯗ꯫ ꯅꯍꯥꯟ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯉꯥꯌꯣꯛ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯈꯔ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯁꯦꯜꯗꯣ ꯄꯤꯔꯛꯇ꯭ꯔꯤ, ꯂꯧꯁꯤꯜꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯇꯣꯟꯗꯥꯡ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯟꯗꯥꯡꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯐꯖꯇꯣꯟꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯐꯖꯇꯣꯟ ꯇꯣꯟꯗꯥꯡꯕꯨ ꯎꯕꯗ ꯃꯔꯩꯒꯗꯨ ꯀꯣꯜꯂꯒ ꯀꯧꯔꯛꯂꯝꯃꯤ꯫ ꯗꯥꯗꯥ! ꯐꯖꯇꯣꯟ, ꯅꯪꯗꯤ ꯀꯩꯗꯧꯔꯦ? ꯅꯁꯝ ꯅꯅꯥꯒ ꯏꯐꯥ ꯐꯥꯔꯗꯅ ꯅꯁꯛꯀꯗꯨ ꯌꯥꯝ ꯊꯤꯖꯤꯜꯂꯝꯂꯦ꯫ ꯗꯥꯗꯥ, ꯅꯨꯄꯥ ꯐꯠꯇꯕꯗ ꯂꯩꯔꯨꯕꯒꯤꯅꯤ꯫ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯨꯔꯤꯕ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯃꯔꯤ ꯊꯤꯕ ꯅꯨꯄꯥ ꯑꯣꯏꯔꯝꯂꯦ꯫ ꯑꯩꯕꯨꯅꯦ, ꯍꯥꯟꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯃꯔꯤꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯠꯄꯤ ꯅꯩꯕꯤꯕꯗ ꯑꯩꯒꯤ ꯑꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯣꯏꯈ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯇꯥꯗꯅ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯄꯤꯕꯤꯕ ꯂꯧ ꯄꯔꯤ ꯑꯅꯤꯗꯨꯁꯨ, ꯁꯅꯥ ꯂꯩꯀꯣꯜ ꯃꯌꯥꯝꯗꯨꯁꯨ ꯑꯩꯒꯤ ꯐꯠꯇ꯭ꯔꯕ ꯏꯄꯨꯔꯣꯏꯕꯅ ꯂꯣꯏꯅ ꯃꯨꯟꯕꯤꯍꯧꯔꯦ꯫ ꯑꯗꯨꯒ ꯑꯩꯕꯨꯅ ꯐꯨꯗꯨꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯦ꯫ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯩꯅ ꯇꯥꯗꯕꯨ ꯃꯤꯔꯥꯏꯔꯨꯕꯒꯤꯅꯤ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕ ꯑꯋꯥꯕꯁꯦ꯫ ꯑꯗꯨꯕꯨ ꯇꯥꯗ, ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯗꯨꯒ ꯈꯥꯏꯅꯔꯒ ꯏꯄꯥꯝꯗ ꯂꯩꯕ ꯉꯁꯤꯒ ꯊꯥꯔꯒ ꯅꯨꯃꯤꯠ 6 ꯁꯨꯔꯦ꯫ ꯇꯥꯗ, ꯃꯄꯨꯡ ꯐꯥꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯗꯣ ꯃꯄꯨꯡ ꯐꯥꯍꯜꯂꯁꯤ꯫ ꯇꯥꯗꯗꯒꯤ ꯍꯦꯟꯕ ꯀꯅꯥ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯇꯥꯗ ꯈꯛꯇꯅꯤ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ꯫ ꯇꯣꯟꯗꯥꯡꯅ, ꯐꯖꯇꯣꯟ, ꯅꯪꯒꯤ ꯃꯥꯏꯊꯣꯡꯒꯤ ꯐꯖꯕ, ꯅꯪꯒꯤ ꯇꯥꯠ ꯍꯩꯕ ꯋꯥꯉꯥꯡꯗ ꯄꯪꯊꯒꯗꯕ ꯇꯣꯟꯗꯥꯡꯗꯣ ꯑꯩꯗꯤ ꯅꯠꯇ꯭ꯔꯦ꯫ ꯀꯩꯅꯣ, ꯇꯥꯗꯒꯤꯁꯦ ꯑꯩ ꯁꯛ ꯊꯤꯖꯤꯟꯕꯁꯤꯗ ꯑꯩ ꯄꯥꯝꯂꯛꯇ꯭ꯔꯤꯔꯣ? ꯁꯛꯀꯤ ꯋꯥꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ, ꯑꯗꯨꯝ ꯐꯖꯔꯛꯀꯅꯤ꯫ ꯐꯖꯇꯣꯟ ꯏꯕꯦꯝꯃ, ꯂꯥꯏꯃ ꯏꯀꯥꯏꯕ ꯈꯪꯗꯦꯗ ꯅꯪꯁꯦ꯫ ꯅꯪꯒ ꯂꯣꯏꯅꯔꯨꯕꯗꯒꯤ ꯑꯩꯒꯤ ꯏꯔꯜ ꯏꯊꯨꯝ ꯄꯨꯝꯕꯁꯨ ꯃꯥꯡꯈꯤ, ꯏꯇꯨ ꯏꯆꯥꯁꯨ ꯀꯥꯏꯅꯈꯤ꯫ ꯑꯗꯨꯕꯨ ꯑꯩ ꯅꯪꯉꯣꯟꯗꯗꯤ ꯋꯥꯔꯧꯗꯦ꯫ ꯑꯩꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯂꯨꯕꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯔꯣꯏ꯫ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯔꯜ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯑꯃꯨꯛ ꯍꯟꯅ ꯀꯥꯏꯅꯕ ꯑꯩ ꯉꯝꯃꯔꯣꯏ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯇꯥꯠꯇ ꯄꯪꯊꯒꯗꯕ ꯑꯄꯪꯕ ꯇꯣꯟꯗꯥꯡꯗꯣ ꯑꯩ ꯅꯠꯇ꯭ꯔꯦ꯫ ꯐꯔꯦ, ꯑꯩ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯅꯤ, ꯊꯦꯡꯂꯦ꯫ ꯅꯪ ꯂꯩꯍꯧꯔꯣ, ꯑꯩ ꯆꯠꯂꯦ꯫ ꯑꯁꯤ ꯍꯥꯏꯅ ꯇꯣꯟꯗꯥꯡ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯇꯣꯟꯗꯥꯡ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯃꯆꯥ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯆꯤꯡꯒꯣꯏ ꯈꯨꯜ ꯍꯥꯏꯅ ꯈꯪꯅꯕ ꯄꯤꯛꯇꯛ ꯇꯧꯅ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯃꯤꯁꯤꯡ ꯌꯥꯝꯗꯅ ꯂꯩꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤ
ꯆꯤꯡꯇꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯕꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯃꯤꯡꯕꯨ ꯆꯤꯡꯒꯣꯏ ꯈꯨꯜ ꯍꯥꯏꯅ ꯀꯧꯔꯤꯕꯅꯤ꯫ ꯆꯤꯡꯒꯣꯏ ꯈꯨꯜ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯇꯣꯃꯥꯜ ꯀꯧꯏ, ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯔꯣ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯇꯣꯃꯥꯜ ꯑꯃꯗꯤ ꯊꯔꯣ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯜꯒꯤ ꯃꯃꯤꯡꯅ ꯂꯥꯏꯖ ꯍꯥꯏꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯒꯤ ꯃꯃꯤꯡꯅ ꯂꯦꯝꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯥꯏꯖ ꯑꯃꯗꯤ ꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯄꯥ ꯄꯨꯟꯖꯔꯕꯁꯨ ꯃꯃꯥꯗꯤ ꯇꯣꯉꯥꯜꯂꯤ꯫ ꯇꯣꯃꯥꯜꯒꯤ ꯂꯣꯏꯅꯕꯤ ꯊꯔꯣ ꯑꯁꯤꯅ ꯅꯨꯄꯤ ꯑꯍꯜꯅꯤ꯫ ꯂꯥꯏꯖ ꯑꯁꯤ ꯊꯔꯣꯅ ꯍꯦꯛ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯅꯤ, ꯑꯗꯨꯒ ꯂꯦꯝꯕꯤ ꯑꯁꯤꯅ ꯇꯣꯃꯥꯜꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯤ꯫ ꯂꯦꯝꯕꯤꯒꯤ ꯑꯄꯣꯛꯄꯤꯗꯤ ꯂꯦꯝꯕꯤ ꯄꯣꯛꯄꯗ ꯑꯗꯨꯃꯛ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯄꯥꯕꯨꯡ ꯇꯣꯃꯥꯜꯅ ꯂꯦꯝꯕꯤꯕꯨ ꯈꯔ ꯇꯥꯊꯤꯔꯝꯃꯤ꯫ ꯇꯣꯃꯥꯜꯒꯤ ꯅꯨꯄꯤ ꯑꯍꯜ ꯊꯔꯣꯅ ꯂꯥꯏꯖ ꯑꯃꯗꯤ ꯂꯦꯝꯕꯤ ꯑꯅꯤꯕꯨ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯅꯥꯎꯀꯣꯜꯂꯛꯏ, ꯑꯗꯨꯕꯨ ꯊꯔꯣꯅ ꯃꯥꯒꯤ ꯍꯦꯛ ꯃꯕꯨꯛꯊꯣꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯕꯨꯅ ꯈꯔ ꯍꯦꯟꯅ ꯂꯨꯅ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯂꯦꯝꯕꯤꯕꯨꯅ ꯊꯔꯣ ꯃꯥꯒꯤ ꯍꯦꯛ ꯃꯕꯨꯛꯊꯣꯛꯀꯤ ꯃꯆꯥ ꯅꯠꯇꯕꯅ ꯃꯤꯅꯨꯡꯁꯤ ꯈꯔ ꯋꯥꯠꯂꯝꯃꯤ꯫ ꯇꯣꯃꯥꯜ ꯑꯃꯗꯤ ꯊꯔꯣ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯂꯥꯏꯖ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯈꯨꯜ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯗꯕ ꯃꯤꯑꯣꯏ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯈꯨꯜꯗꯨꯒꯤ ꯄꯥꯈꯪ ꯀꯌꯥ ꯑꯃꯅ ꯂꯥꯏꯖ ꯃꯥꯒꯤ ꯐꯖꯕꯗ ꯉꯥꯎꯗꯨꯅ ꯂꯥꯏꯖꯒꯤ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯏꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯦꯝꯕꯤꯗꯤ ꯃꯆꯦ ꯂꯥꯏꯖꯒꯨꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗꯦ꯫ ꯂꯦꯝꯕꯤꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯆꯦꯒ ꯃꯈꯣꯏ ꯑꯅꯤ ꯁꯥꯟꯅꯕꯗ ꯁꯣꯏꯕꯗꯒꯤ ꯏꯁꯤꯡ ꯑꯁꯥꯕꯅ ꯂꯦꯝꯕꯤꯒꯤ ꯃꯁꯥ ꯄꯨꯝꯕꯗ ꯍꯩꯖꯤꯟꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯅ ꯃꯍꯥꯛꯄꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯍꯩꯅꯗꯕ ꯑꯀꯤꯕ ꯃꯁꯛ ꯑꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯃꯁꯥꯁꯨ ꯈꯨꯟꯖꯥꯁꯤꯡꯅ ꯃꯍꯥꯛꯄꯨ ꯎꯕ ꯃꯇꯝꯗ ꯍꯩꯅꯗꯦ, ꯃꯍꯥꯛꯀ ꯂꯣꯏꯅꯅꯤꯡꯗꯦ ꯍꯥꯏꯕ ꯈꯪꯖꯩ꯫ ꯃꯔꯝ ꯑꯗꯨꯅ ꯃꯌꯨꯝꯗꯒꯤ ꯄꯥꯛꯅ ꯆꯠꯊꯣꯛꯂꯝꯗꯦ꯫ ꯇꯉꯥꯏ ꯐꯗꯅ ꯆꯠꯊꯣꯛꯇꯕ ꯌꯥꯗꯕ ꯃꯇꯝꯗ ꯈꯛꯇꯗ ꯆꯠꯊꯣꯛꯂꯝꯃꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗꯅ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯅꯤ ꯂꯥꯏꯖꯗꯨ ꯃꯥꯒꯤ ꯄꯣꯛꯃꯤꯟꯅꯗꯕꯤ ꯃꯅꯥꯎꯅꯨꯄꯤ ꯂꯦꯝꯕꯤꯒꯤ ꯀꯥꯗ ꯆꯪꯉꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯤꯗꯨ ꯃꯥꯒꯤ ꯐꯝ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯗꯨ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯤ ꯃꯅꯥꯎꯅꯨꯄꯤ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯆꯦꯒꯤ ꯂꯦꯝꯕꯤ, ꯅꯪꯕꯨ ꯇꯨꯝꯂꯒꯗ ꯑꯗꯨꯝ ꯂꯩꯔꯕ꯭ꯔꯣ? ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯅꯊꯟꯇ ꯑꯗꯨꯝ ꯂꯩꯔꯤꯕꯗꯣ ꯅꯁꯥꯒꯗꯣ ꯑꯃꯠꯇ ꯐꯔꯔꯣꯏꯅꯦ꯫ ꯍꯧꯒꯠꯂꯨ, ꯏꯆꯦ ꯋꯥ ꯍꯥꯏꯒꯦ." ꯂꯥꯏꯖ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯗꯨ ꯃꯅꯥꯎꯅꯨꯄꯤ ꯂꯦꯝꯕꯤꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯁꯨ ꯇꯨꯝꯊꯕ ꯀꯨꯏꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯃꯆꯦꯅ ꯑꯗꯨꯝꯅ ꯃꯁꯥ ꯅꯣꯝꯂꯛꯄ ꯑꯗꯨꯗ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯅ ꯃꯥꯒꯤ ꯄꯣꯛꯃꯤꯟꯅꯗꯕꯤ ꯃꯆꯦ ꯂꯥꯏꯖꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯏꯆꯦꯅ ꯅꯅꯥꯎꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯂꯩꯔꯕꯒꯦ ꯏꯆꯦ?" ꯃꯆꯦ ꯂꯥꯏꯖꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯂꯦꯝꯕꯤ, ꯉꯁꯤꯗꯤ ꯏꯆꯦꯒ ꯄꯨꯟꯅ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨꯁꯤ꯫ ꯅꯪꯁꯨ ꯅꯁꯥꯗꯣ ꯅꯨꯡꯁꯤꯠ ꯑꯏꯪꯕ ꯈꯔ ꯌꯩꯍꯜꯂꯨ, ꯅꯁꯥꯗꯣ ꯇꯦꯛꯈꯠꯅꯕ." ꯃꯆꯦ ꯂꯥꯏꯖꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯂꯦꯝꯕꯤꯅ ꯃꯆꯦꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯆꯦꯒ ꯑꯩꯒ ꯄꯨꯟꯅ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯃꯤꯟꯅꯕꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯑꯎꯕꯁꯤꯡꯅ ꯑꯩꯕꯨ ꯅꯣꯛꯅꯕꯤꯒꯅꯤ ꯏꯆꯦ ꯑꯗꯨꯝ ꯆꯠꯂꯨꯔꯣ." ꯂꯥꯏꯖꯗꯨ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯃꯈꯣꯏꯅ ꯐꯅ ꯉꯥꯡꯅꯅꯤꯡꯕ ꯃꯈꯩ ꯍꯦꯛ ꯉꯥꯡꯅꯖꯁꯅꯨ, ꯇꯥꯕꯤꯗꯧꯕ ꯑꯩꯈꯣꯏꯅ ꯇꯥꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ, ꯆꯠꯂꯨꯁꯤ." ꯃꯆꯦ ꯂꯥꯏꯖꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯂꯦꯝꯕꯤꯁꯨ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯐꯔꯦ ꯏꯆꯦ, ꯑꯩꯒꯤ ꯐꯤꯁꯦ ꯑꯃꯨꯛ ꯍꯣꯡꯈꯤꯒꯦ, ꯑꯗꯨꯒ ꯏꯁꯤꯡ ꯁꯣꯛꯄꯗꯣ ꯆꯠꯂꯁꯤ." ꯃꯅꯥꯎꯅꯨꯄꯤ ꯂꯦꯝꯕꯤꯅ ꯆꯠꯂꯁꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯥꯏꯖꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯣꯏ ꯍꯣꯏ, ꯅꯪꯒꯤ ꯐꯤ ꯍꯣꯡꯈꯤꯒꯦ ꯍꯥꯏꯕꯗꯣ ꯍꯣꯡꯖꯔꯣ, ꯏꯆꯦ ꯃꯄꯥꯜꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯗꯨ ꯃꯅꯥꯎꯅꯨꯄꯤ ꯂꯦꯝꯕꯤꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯆꯦꯅ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯂꯦꯝꯕꯤꯗꯨ ꯐꯤ ꯍꯣꯡꯅ ꯍꯣꯡꯅ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯏꯆꯦꯅ ꯑꯩꯒ ꯄꯨꯟꯅ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨꯁꯤ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯆꯠꯇ꯭ꯔꯕꯗꯤ ꯏꯆꯦꯁꯦ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯑꯗꯨꯅ ꯑꯩꯁꯨ ꯏꯆꯦꯒ ꯄꯨꯟꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨꯔꯒꯦ." ꯂꯦꯝꯕꯤꯗꯨ ꯌꯨꯝ ꯃꯅꯨꯡꯗ ꯐꯤ ꯍꯣꯡꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥꯜꯗꯒꯤ ꯃꯆꯦ ꯂꯥꯏꯖꯅ ꯀꯧꯔꯛꯂꯝꯃꯤ, "ꯂꯦꯝꯕꯤ, ꯅꯪꯕꯨ ꯐꯤ ꯍꯣꯡꯂꯤꯕ ꯑꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕꯔꯣ? ꯐꯤ ꯍꯣꯡꯕ ꯂꯣꯏꯔꯕꯗꯤ ꯃꯄꯥꯜꯗ ꯊꯣꯔꯛꯂꯣ, ꯆꯠꯂꯁꯤ." ꯂꯦꯝꯕꯤ ꯃꯆꯦ ꯂꯥꯏꯖꯅ ꯃꯄꯥꯜꯗꯒꯤ ꯀꯧꯔꯛꯂꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯆꯦ, ꯐꯤ ꯍꯣꯡꯕ ꯂꯣꯏꯔꯦ, ꯊꯣꯔꯛꯂꯒꯦ." ꯂꯦꯝꯕꯤ ꯐꯤ ꯍꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯈꯨꯠꯇ ꯏꯁꯤꯡ ꯄꯨꯜ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ "ꯏꯆꯦ,
ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯔꯁꯤ꯫ ꯃꯆꯦ ꯂꯥꯏꯖꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯈꯨꯠꯇ ꯏꯁꯤꯡ ꯄꯨꯜ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯇꯨꯔꯦꯜꯒꯤ ꯃꯥꯏꯀꯩꯗ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯉꯍꯥꯟ ꯃꯈꯩꯗꯤ ꯂꯥꯏꯖꯃꯥꯅ ꯌꯨꯝꯗꯒꯤ ꯍꯦꯛ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯂꯥꯏꯖꯃꯥꯕꯨ ꯎꯕꯗ ꯂꯝꯕꯤ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯥꯈꯪꯁꯤꯡꯗꯨ ꯂꯥꯏꯖꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯂꯦꯝꯕꯤꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯑꯗꯨꯗꯗꯤ ꯄꯥꯈꯪ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯂꯥꯏꯖꯃꯥꯕꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯛꯇ꯭ꯔꯦ꯫ ꯄꯥꯈꯪꯁꯤꯡ ꯑꯗꯨꯅ ꯌꯦꯡꯂꯛꯄꯗꯤ ꯂꯥꯏꯔꯗꯅ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈꯤ꯫ ꯂꯝꯕꯤ ꯂꯝꯖꯥꯎ ꯑꯗꯨꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯉꯥꯡ ꯀꯌꯥꯁꯨ ꯂꯦꯝꯕꯤ ꯃꯥꯕꯨ ꯎꯕꯗ ꯀꯤꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯞꯄꯁꯨ ꯌꯥꯎꯔꯤ꯫ ꯈꯨꯜꯗꯨꯒꯤ ꯄꯥꯈꯪꯁꯤꯡ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯀꯤꯗꯨꯅ ꯆꯦꯟꯅꯈ꯭ꯔꯤꯕ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯂꯦꯝꯕꯤ ꯌꯥꯎꯕꯒꯤꯅꯤ ꯍꯥꯏꯕ ꯂꯥꯏꯖꯃꯥꯁꯨ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯗꯨ ꯃꯅꯥꯎꯅꯨꯄꯤ ꯂꯦꯝꯕꯤꯗꯗꯤ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯃꯈꯣꯏ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯇꯨꯔꯦꯜ ꯌꯧꯔꯗꯨꯅ ꯏꯁꯤꯡ ꯁꯣꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯏꯁꯤꯡ ꯁꯣꯛꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯈꯨꯜꯗꯨꯒꯤ ꯃꯧ ꯈꯔꯁꯨ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤꯕ ꯃꯧꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯆꯥ ꯑꯄꯤꯛꯄ ꯆꯦꯟꯕ ꯃꯧ ꯅꯍꯥ ꯈꯔꯁꯨ ꯄꯤꯛꯂꯤꯕ ꯃꯆꯥꯕꯨ ꯃꯅꯝꯗ ꯄꯣꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯃꯥꯅ ꯄꯣꯗꯨꯅ ꯄꯨꯔꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯅ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯍꯜꯂꯛꯂꯤꯕ ꯂꯦꯝꯕꯤꯗꯨ ꯎꯔꯨꯕꯗꯒꯤ ꯀꯤꯗꯨꯅ ꯀꯟꯅ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯥꯏꯖ ꯑꯃꯗꯤ ꯂꯦꯝꯕꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯧ ꯅꯍꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯥꯏꯄꯥꯛꯄꯤ ꯀꯧꯕꯤ ꯃꯧ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯂꯦꯝꯕꯤ ꯍꯥꯏꯕꯤ ꯅꯨꯄꯤ ꯑꯁꯦ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯃꯥꯕꯨ ꯎꯕꯗ ꯀꯤꯔꯦ ꯈꯪꯂꯕ ꯑꯁꯤ ꯐꯥꯎꯕ ꯃꯌꯨꯝꯗ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯒꯦ ꯍꯥꯏꯗꯗꯅ ꯀꯔꯤ ꯇꯧꯕꯒꯤ ꯃꯄꯥꯜꯗ ꯑꯃꯨꯛ ꯊꯣꯛꯂꯛꯂꯤꯕꯅꯣ ꯈꯪꯗꯦꯅꯦ꯫ ꯃꯧ ꯅꯍꯥ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯥ ꯅꯨꯄꯥꯗꯣ ꯉꯁꯥꯏ ꯁꯥꯟꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯒ ꯂꯦꯝꯕꯤꯁꯦ ꯊꯦꯡꯅꯕꯗꯒꯤ ꯀꯞꯇꯨꯅ ꯌꯨꯝꯗ ꯀꯟꯅ ꯆꯦꯜꯂꯛꯄꯗ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯃꯀꯣꯛꯇꯣ ꯀꯥꯏꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ꯫ ꯃꯧꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯑꯍꯜ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯒꯤ ꯃꯃꯥ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯑꯁꯦ ꯃꯌꯨꯝꯗ ꯑꯗꯨꯝ ꯊꯝꯒꯦ ꯍꯥꯏꯗꯈꯩ ꯀꯔꯤ ꯇꯧꯕꯒꯤ ꯃꯄꯥꯜꯗ ꯊꯥꯗꯣꯔꯛꯂꯤꯕꯅꯣ ꯈꯪꯗꯦ꯫ ꯃꯧꯁꯤꯡꯗꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯇꯨꯔꯦꯜꯗ ꯆꯠꯈꯤ꯫ ꯂꯥꯏꯖ ꯑꯃꯗꯤ ꯂꯦꯝꯕꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯛꯂꯕ ꯃꯇꯨꯡ ꯂꯦꯝꯕꯤꯗꯤ ꯃꯥꯒꯤ ꯏꯁꯤꯡ ꯄꯨꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯏꯁꯨꯛ ꯁꯨꯛꯇꯨꯅ ꯃꯥꯡꯒꯣꯜ ꯆꯨꯔꯤ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯏꯁꯨꯛ ꯁꯨꯛꯂꯤꯕ ꯑꯗꯨꯗ ꯃꯃꯥ ꯊꯔꯣꯗꯨ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯂꯥꯏꯖ, ꯏꯆꯥꯕꯨ ꯍꯔꯥꯎ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯒ ꯏꯁꯨꯛ ꯁꯨꯛꯂꯒ ꯍꯜꯂꯛꯂꯤꯕ ꯑꯁꯤꯕꯨ ꯅꯠꯇꯦ ꯏꯆꯥꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯕꯒꯦ? ꯃꯃꯥꯅ ꯍꯪꯂꯤꯕ ꯑꯗꯨꯗ ꯂꯥꯏꯖꯗꯨ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯏꯃꯥ, ꯉꯍꯥꯟ ꯃꯈꯩꯗꯤ ꯑꯩꯅ ꯌꯨꯝꯗꯒꯤ ꯍꯦꯛ ꯆꯠꯊꯣꯛꯄꯗ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯥꯈꯪ ꯃꯌꯥꯝ ꯑꯁꯤꯅ ꯑꯩꯒꯤ ꯏꯇꯨꯡꯗ ꯏꯟꯅꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯦꯝꯕꯤꯒ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯩꯉꯣꯟꯗ ꯄꯥꯈꯪ ꯀꯅꯥ ꯑꯃꯠꯇꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯇ꯭ꯔꯦ꯫ ꯃꯃꯥ ꯊꯔꯣꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅ ꯇꯠꯇꯅ ꯍꯥꯏꯔꯤꯕ ꯑꯗꯨꯅꯤ, ꯅꯅꯥꯎꯅꯨꯄꯤ ꯂꯦꯝꯕꯤꯒ ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯒꯅꯨ ꯍꯥꯏꯅ꯫ ꯏꯃꯥꯅ ꯍꯥꯏꯕꯗꯨ ꯂꯧꯔꯝꯂꯕꯗꯤ ꯉꯁꯤ ꯏꯆꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯔꯝꯂꯣꯏ꯫ ꯅꯪꯅꯗꯤ ꯅꯅꯥꯎꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯅꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯂꯧꯗꯕ ꯃꯈꯩ ꯅꯅꯥꯎꯅꯨꯄꯤ ꯑꯁꯤꯒ ꯁꯨꯔꯨ ꯇꯧꯗꯨꯅ ꯂꯩ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤꯒꯤ ꯁꯨꯛꯂꯤꯕ? ꯂꯥꯏꯖꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯏꯅꯥꯎ ꯂꯦꯝꯕꯤꯅ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯗꯨꯅ ꯑꯩꯒ ꯄꯨꯟꯅ ꯏꯁꯤꯡ ꯁꯣꯛꯄꯗꯣ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯅ ꯑꯩꯅ ꯍꯧꯗꯨꯅ ꯆꯠꯂꯨꯕꯅꯤ꯫ ꯃꯃꯥ ꯊꯔꯣꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯉꯁꯤꯗꯤ ꯉꯁꯤ ꯑꯣꯏꯔꯦ, ꯃꯇꯨꯡꯗꯤ ꯅꯅꯥꯎꯅꯨꯄꯤ ꯂꯦꯝꯕꯤꯒ ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯆꯠꯃꯤꯟꯅꯕ ꯌꯥꯗꯦꯀꯣ꯫ ꯅꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯄꯨꯟꯗꯨꯅ ꯂꯩꯔꯕꯗꯤ ꯏꯆꯥꯅꯦ ꯌꯨꯝ ꯄꯥꯟꯕ ꯈꯪꯂꯔꯣꯏ꯫ ꯅꯅꯥꯎꯅꯨꯄꯤ ꯂꯦꯝꯕꯤ ꯑꯁꯤꯗꯤ ꯃꯌꯨꯝ ꯄꯥꯟꯕꯁꯨ ꯈꯪꯂꯔꯣꯏ꯫ ꯏꯆꯥꯗꯤꯅꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯌꯨꯝ ꯄꯥꯟꯒꯗꯧꯔꯤꯕꯅꯤ꯫ ꯂꯥꯏꯖꯗꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯏꯃꯥ, ꯑꯩꯒ ꯏꯅꯥꯎ ꯂꯦꯝꯕꯤꯒ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯄꯨꯜꯂꯕꯗꯤ ꯑꯩ ꯌꯨꯝ ꯄꯥꯟꯕ ꯈꯪꯂꯔꯣꯏ꯫ ꯑꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯏꯅꯥꯎ ꯂꯦꯝꯕꯤꯒ ꯑꯃꯨꯛ ꯍꯟꯅ ꯄꯨꯜꯂꯔꯣꯏ꯫ ꯃꯃꯥ ꯊꯔꯣꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ, ꯆꯪꯉꯨ ꯏꯆꯥ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯏꯃꯥꯁꯨꯅꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯆꯠꯊꯣꯛꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯔꯣꯗꯨ ꯆꯠꯈꯤ꯫ ꯂꯥꯏꯖꯁꯨ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯉꯁꯥꯏ ꯃꯈꯩ ꯃꯄꯥꯜꯗ ꯃꯆꯦꯒ ꯃꯃꯥꯇꯣꯟꯒ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕ ꯋꯥ ꯄꯨꯝꯕ ꯂꯦꯝꯕꯤꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯦꯝꯕꯤꯗꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯆꯩ꯫ ꯂꯦꯝꯕꯤ ꯀꯞꯅ ꯑꯁꯨꯝꯅ ꯃꯊꯟꯇ ꯍꯥꯏꯖꯩ꯫
ꯏꯃꯥ ꯅꯆꯥ ꯌꯥꯝꯅ ꯋꯥꯔꯦ ꯏꯃꯥ ꯅꯪ ꯂꯩꯖꯔꯝꯂꯕꯗꯤ ꯉꯁꯤ ꯅꯆꯥꯅ ꯋꯥꯔꯤꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯁꯦ ꯊꯦꯝꯖꯤꯟꯕꯤꯔꯝꯒꯅꯤꯀꯣ ꯏꯃꯥ ꯅꯆꯥꯕꯨꯁꯨ ꯂꯧꯁꯤꯟꯕꯤꯔꯣ ꯅꯆꯥ ꯃꯈꯥ ꯇꯥꯅ ꯍꯤꯡꯕ ꯄꯥꯝꯗ꯭ꯔꯦ ꯏꯃꯥꯒꯤ ꯅꯥꯛꯇ ꯅꯆꯥꯕꯨꯁꯨ ꯂꯩꯍꯟꯕꯤꯔꯣ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯗꯣ ꯍꯤꯛꯅ ꯇꯦꯡꯊꯥꯖꯩ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯔꯣꯗꯣ ꯀꯩꯊꯦꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔꯕꯨ ꯂꯩꯔꯨꯔꯒ ꯃꯌꯨꯝꯗ ꯀꯨꯝꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯈꯨꯜꯗꯨꯒꯤ ꯅꯨꯄꯤ ꯈꯔꯁꯨ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯃꯤ ꯊꯔꯣꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯅꯈꯣꯏꯕꯨ ꯀꯩꯊꯦꯜꯗ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯂꯩꯕ ꯆꯠꯂꯤꯕ꯭ꯔꯣ ꯇꯣꯝꯕꯤꯔꯩꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯏꯆꯦ ꯊꯔꯣ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯂꯩꯔꯨꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯈꯔ ꯍꯧꯅꯔꯒ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯏꯆꯦꯒ ꯊꯦꯡꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯁꯦ ꯏꯆꯦꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯈꯜꯂꯝꯂꯤꯕꯅꯤ ꯊꯔꯣꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯇꯣꯝꯕꯤꯔꯩ ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕ ꯑꯗꯨꯕꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯇꯣꯝꯕꯤꯔꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯏꯆꯦ ꯊꯔꯣ ꯉꯔꯥꯡꯗꯣ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯤ ꯂꯥꯏꯖꯒ ꯂꯦꯝꯕꯤꯒꯗꯣ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯗꯨꯅ ꯂꯩꯖꯕꯗꯣ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯤ ꯂꯦꯝꯕꯤ ꯎꯕꯗꯒꯤ ꯀꯤꯗꯨꯅ ꯀꯔꯥꯏꯗꯅꯣ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯗ ꯁꯣꯛꯄ ꯌꯥꯝꯅ ꯌꯥꯎꯅꯔꯦ ꯑꯗꯨꯅ ꯂꯦꯝꯕꯤꯗꯣ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯃꯄꯥꯗ ꯊꯣꯛꯍꯟꯕꯤꯔꯛꯀꯅꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯗꯨꯗꯤ ꯀꯩꯊꯦꯜ ꯐꯥꯎꯕꯗ ꯆꯠꯂꯨꯈꯤꯒꯦ ꯏꯆꯦ ꯊꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤꯁꯤꯡꯗꯣ ꯀꯩꯊꯦꯜꯂꯣꯝꯗ ꯆꯠꯈꯤ ꯇꯣꯝꯕꯤꯔꯩꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯊꯔꯣꯗꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯊꯔꯣꯁꯨ ꯃꯌꯨꯝꯒꯤ ꯂꯝꯕꯤꯗ ꯍꯜꯂꯛꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯔꯣ ꯃꯌꯨꯝꯗ ꯌꯧꯔꯛꯂꯝꯃꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕ ꯃꯇꯨꯡ ꯊꯔꯣꯗꯨ ꯇꯣꯝꯕꯤꯔꯩꯅ ꯍꯥꯏꯔꯝꯕ ꯋꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯊꯔꯣꯗꯨ ꯁꯥꯎꯅ ꯃꯊꯟꯇ ꯋꯥ ꯉꯥꯡꯗꯨꯅ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧ ꯑꯗꯨ ꯇꯧꯔꯝꯃꯤ ꯏꯆꯥꯅꯨꯄꯤ ꯂꯦꯝꯕꯤ ꯎꯕꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯀꯤꯗꯨꯅ ꯆꯦꯟꯕꯗ ꯁꯣꯛꯄ ꯌꯥꯝꯅ ꯌꯥꯎꯏ ꯒꯥꯏꯅ ꯑꯩꯅꯦ ꯁꯨꯝ ꯈꯜꯂꯨꯔꯒ ꯈꯣꯏꯗꯧꯁꯦ ꯁꯥꯎꯒꯠꯂꯛꯏ ꯅꯆꯥꯅꯨꯄꯤ ꯂꯦꯝꯕꯤꯗꯣ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯃꯄꯥꯟ ꯊꯣꯛꯍꯟꯕꯤꯔꯛꯀꯅꯨꯒꯁꯨ ꯍꯥꯏꯖꯕ ꯁꯥꯔꯤ ꯃꯣꯏꯒꯤ ꯃꯆꯥꯁꯤꯡꯗꯣ ꯃꯣꯏꯒꯤ ꯁꯥꯟꯅꯐꯝ ꯊꯣꯛꯄꯗꯣ ꯇꯨꯃꯤꯟꯅ ꯁꯥꯟꯅꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯀꯅꯥꯅ ꯃꯣꯏꯗ ꯀꯤꯕꯤꯌꯣ ꯍꯥꯏꯒꯦꯕ ꯑꯁꯨꯝ ꯉꯥꯡꯂꯝꯕꯗꯒꯤ ꯁꯥꯎꯕꯅ ꯍꯦꯟꯃꯟꯗꯅ ꯊꯔꯣꯗꯨ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤꯒꯤ ꯀꯥꯗ ꯆꯪꯉꯛꯂꯝꯃꯤ ꯊꯔꯣꯅ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏ ꯂꯦꯝꯕꯤ ꯏꯃꯨꯡꯒꯤ ꯁꯤꯖꯤꯟꯅꯅꯕ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯈꯔ ꯁꯣꯛꯂꯨꯁꯣ ꯃꯃꯥꯅ ꯏꯁꯤꯡ ꯁꯣꯛꯂꯨꯁꯣ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯂꯦꯝꯕꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯃꯥ ꯍꯧꯖꯤꯛꯀꯤꯗꯤ ꯏꯁꯤꯡꯗꯣ ꯏꯆꯦꯕꯨ ꯑꯣꯏꯅ ꯁꯣꯛꯍꯟꯕꯤꯔꯨꯔꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯤ ꯇꯥꯛꯂꯕ ꯃꯇꯝꯗ ꯅꯆꯥ ꯏꯁꯤꯡꯗꯣ ꯁꯣꯛꯆꯔꯨꯒꯦ ꯂꯦꯝꯕꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯔꯣ ꯌꯥꯝ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯀꯔꯤꯒꯨꯝꯕꯤ ꯑꯃꯇ ꯍꯥꯏꯔꯨꯕꯗ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦꯅ ꯍꯥꯏꯔꯛꯂꯗꯧꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯔꯣꯗꯨ ꯁꯥꯎꯅ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤ ꯃꯃꯥ ꯊꯔꯣꯅ ꯉꯥꯡꯗꯨꯅ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯂꯥꯏꯖꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯑꯃꯨꯛ ꯉꯥꯡꯗꯨꯅ ꯊꯣꯛꯂꯛꯂꯤꯕ ꯑꯗꯨꯕꯣ ꯃꯃꯥ ꯊꯔꯣꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯣ ꯏꯁꯤꯡ ꯈꯔ ꯁꯣꯛꯂꯨꯁꯣ ꯍꯥꯏꯔꯨꯕꯅꯦ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯏꯆꯦ ꯑꯣꯏꯅ ꯁꯣꯛꯍꯜꯂꯨꯔꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯣꯏꯅ ꯁꯣꯛꯂꯨꯒꯦ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯥꯎꯅꯤꯡꯗꯨꯅꯅꯦ ꯏꯇꯣꯝꯇ ꯉꯥꯡꯂꯤꯅꯤ ꯂꯥꯏꯖꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯏꯁꯤꯡꯗꯣ ꯑꯩ ꯁꯣꯛꯂꯨꯔꯒꯦ ꯂꯦꯝꯕꯤꯗꯣ ꯈꯨꯟꯖꯥꯁꯤꯡꯅ ꯇꯊꯤ ꯇꯧꯕꯤꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯨꯅ ꯇꯧꯔꯤꯅꯤ ꯌꯥꯔꯦ ꯏꯁꯧꯗꯣ ꯂꯥꯡꯂꯅꯨ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯒꯤ ꯋꯥ ꯇꯥꯕꯗ ꯃꯃꯥ ꯊꯔꯣꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯉꯔꯥꯡꯗ ꯑꯩꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯐꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯥꯈꯤꯕ꯭ꯔꯥꯅ ꯈꯟꯕꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯑꯃꯨꯛ ꯑꯣꯏꯔꯝꯂꯤꯗꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯗꯤ ꯂꯥꯏꯖꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯁ ꯏꯃꯥ ꯌꯥꯔꯤꯕ ꯏꯁꯤꯡꯗꯣ ꯑꯩ ꯑꯗꯨꯝ ꯁꯣꯛꯂꯨꯔꯒꯦ ꯏꯁꯧꯗꯣ ꯂꯥꯡꯂꯅꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯗꯨ ꯃꯃꯥꯗ ꯅꯣꯛꯐꯦ ꯇꯧꯁꯤꯜꯂꯝꯂꯒ ꯏꯃꯨꯡꯗ ꯏꯁꯤꯡ ꯄꯨꯜ ꯂꯧꯊꯣꯛꯄ ꯆꯪꯈꯤ ꯊꯔꯣꯗꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯥꯏꯖꯁꯦ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯁꯤꯕꯨꯗꯤ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯕꯅꯤ ꯑꯩꯁꯨ ꯏꯆꯥꯅꯨꯄꯤ ꯂꯦꯝꯕꯤꯁꯦ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥ ꯂꯩꯕꯗꯒꯤ ꯈꯨꯟꯖꯥ ꯀꯅꯥ ꯑꯃꯠꯇꯅ ꯌꯨꯝ ꯑꯁꯤꯗ ꯅꯣꯡꯃꯗ ꯆꯪꯂꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯍꯥꯏꯕꯗꯨ ꯇꯧꯈꯤꯗ꯭ꯔꯦ ꯆꯪꯂꯛꯄꯗꯤ ꯂꯥꯏꯔꯗꯅ ꯑꯩꯈꯣꯏꯒ ꯑꯣꯟꯁꯤꯟꯅꯕ ꯐꯥꯎꯕ ꯄꯥꯝꯈꯤꯗ꯭ꯔꯦ ꯃꯁꯤꯗꯅꯤ ꯑꯩꯅ ꯑꯃꯨꯛ ꯃꯥꯕꯨ ꯇꯥꯊꯤꯔꯤꯕꯁꯤ ꯇꯁꯦꯡꯕꯗꯤ ꯊꯔꯣ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤ ꯑꯃꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯨꯟꯖꯥꯁꯤꯡꯅ ꯂꯦꯝꯕꯤꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯟꯕꯗꯒꯤ ꯂꯦꯝꯕꯤꯕꯨ ꯇꯥꯊꯤꯔꯤꯕꯅꯤ ꯂꯦꯝꯕꯤꯗ ꯐꯅ ꯊꯤꯅ ꯆꯩꯔꯨꯔꯕꯁꯨ ꯃꯊꯃꯣꯏꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯛ ꯐꯥꯎꯔꯤꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯂꯥꯏꯖꯗꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯀꯦꯊꯗꯨꯅ ꯏꯁꯤꯡ ꯄꯨꯜ ꯑꯃ ꯄꯥꯏꯗꯨꯅ
ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯥ, ꯑꯩ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨꯈꯤꯒꯦ꯫ ꯃꯃꯥ ꯊꯔꯣꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯗꯤ ꯂꯥꯏ ꯃꯆꯥ ꯃꯥꯜꯂꯒ ꯊꯣꯛꯂꯛꯂꯦꯗꯅ, ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯏꯁꯤꯡ ꯁꯣꯛꯂꯒ ꯊꯨꯅ ꯍꯜꯂꯛꯎꯀꯣ꯫ ꯂꯥꯏꯖꯗꯣ ꯃꯃꯥꯅ ꯊꯨꯅ ꯍꯜꯂꯛꯎ ꯍꯥꯏꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯏꯁꯤꯡ ꯁꯣꯛꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯂꯥꯏꯖꯗꯨ ꯉꯁꯤꯗꯤ ꯃꯊꯟꯇ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯄꯥꯈꯪ ꯀꯌꯥ ꯑꯃꯅ ꯃꯥꯒꯤ ꯐꯖꯕ ꯑꯗꯨꯗ ꯌꯦꯡꯅꯔꯝꯃꯤ꯫ ꯈꯨꯜꯗꯨꯒꯤ ꯄꯥꯈꯪ ꯅꯨꯄꯥ ꯃꯈꯣꯏ ꯈꯔꯁꯨ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯗꯨꯗ ꯍꯧꯔꯤꯕ ꯆꯥꯎꯔꯕ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯗꯨꯅ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ꯫ ꯃꯈꯣꯏ ꯄꯥꯈꯪ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯇꯣꯝꯄꯣꯛ ꯀꯧꯕ ꯄꯥꯈꯪ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯔꯨꯞ ꯃꯌꯥꯝ, ꯉꯔꯥꯡꯗꯤ ꯇꯥꯗ ꯃꯅꯥꯎꯗꯣ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯒ ꯍꯤꯗꯥꯛ ꯉꯥꯎꯗꯨꯅ ꯂꯩꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯔ ꯊꯤꯅ ꯐꯨꯕꯤꯈ꯭ꯔꯦ ꯍꯥꯏꯅꯦ꯫ ꯁꯥꯃꯨ ꯀꯧꯕ ꯄꯥꯈꯪ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯇꯥꯗ ꯃꯅꯥꯎꯗꯨꯅ ꯈꯔꯒ ꯄꯤꯛꯄꯅꯤ, ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯃꯁꯥ ꯃꯎ ꯈꯔꯒ ꯐꯔꯦ, ꯐꯅ ꯊꯤꯅ ꯐꯨꯕꯤꯔꯝꯂꯅꯤ꯫ ꯄꯥꯈꯪ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯌꯥꯝ ꯊꯤꯅ ꯐꯨꯈ꯭ꯔꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯔꯨꯞꯁꯤꯡꯁꯨ ꯈꯜꯂꯨꯗꯅ, ꯉꯍꯥꯟ ꯃꯈꯩꯗꯤ ꯇꯥꯗ ꯃꯅꯥꯎꯗꯣ ꯑꯗꯨꯝ ꯎꯕꯅꯤ, ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯥꯗ ꯃꯅꯥꯎꯗꯣ ꯎꯗ꯭ꯔꯤ, ꯍꯧꯒꯠꯄ ꯉꯝꯂꯝꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯄꯥꯈꯪ ꯅꯨꯄꯥꯁꯤꯡꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯂꯥꯏꯖꯗꯣ ꯃꯈꯨꯠꯇ ꯏꯁꯤꯡ ꯄꯨꯜ ꯑꯃ పాꯏꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯇꯣꯝꯄꯣꯛꯅ ꯎꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯃꯃꯤꯠꯇꯨ ꯂꯥꯏꯖꯗ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯔꯨꯞ ꯃꯌꯥꯝ, ꯂꯥꯏꯖꯁꯤ ꯂꯥꯏ ꯃꯆꯥ ꯃꯥꯟꯕ ꯃꯈꯩ ꯀꯦꯊꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤꯕꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨ꯫ ꯇꯣꯝꯄꯣꯛꯅ ꯂꯥꯏꯖ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯦ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯄꯥꯈꯪ ꯅꯨꯄꯥꯁꯤꯡꯗꯨ ꯂꯥꯏꯖꯅ ꯂꯥꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯉꯛꯂꯝꯃꯤ꯫ ꯁꯥꯃꯨꯗꯨ ꯂꯥꯏꯖꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯂꯥꯏꯖꯁꯤ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯌꯦꯡꯂꯤ ꯃꯈꯩ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦꯗ, ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯅꯤꯡꯉꯤ꯫ ꯁꯥꯃꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯄꯥꯈꯪ ꯅꯨꯄꯥ ꯑꯃꯅ ꯁꯥꯃꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯔꯨꯞ ꯁꯥꯃꯨ, ꯂꯥꯏꯖꯁꯤ ꯉꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯔꯤꯕꯗꯣ, ꯉꯍꯥꯟ ꯃꯈꯩꯗꯤ ꯂꯥꯏꯖꯁꯦ ꯐꯖꯗ꯭ꯔꯕꯣ? ꯁꯥꯃꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦ ꯃꯔꯨꯞ, ꯉꯍꯥꯟ ꯃꯈꯩꯁꯨ ꯐꯖꯩ, ꯑꯗꯣ ꯉꯁꯤꯅ ꯌꯥꯝ ꯍꯦꯜꯂꯦ ꯐꯖꯕ, ꯑꯗꯨꯒꯤ ꯁꯨꯝ ꯍꯥꯏꯕꯅꯤꯗ꯫ ꯂꯥꯏꯖꯗꯨ ꯄꯥꯈꯪ ꯅꯨꯄꯥꯁꯤꯡꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯃꯈꯣꯏ ꯄꯥꯈꯪ ꯐꯔ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯁꯥꯃꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯂꯥꯏꯖ, ꯅꯪꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤꯕ꯭ꯔꯣ? ꯂꯥꯏꯖꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯍꯣꯏ ꯏꯕꯨꯡ ꯁꯥꯃꯨ, ꯑꯩ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤꯅꯦ꯫ ꯂꯥꯏꯖꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯏꯕꯨꯡ ꯁꯥꯃꯨ, ꯑꯩꯒꯤ ꯏꯁꯤꯡꯁꯤ ꯑꯃꯨꯛꯇ ꯁꯣꯛꯄꯤꯒꯦꯔꯣ? ꯂꯥꯏꯖꯅ ꯏꯁꯤꯡ ꯁꯣꯛꯄꯤꯒꯦꯔꯣ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯥꯃꯨꯗꯨ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯂꯥꯏꯖ, ꯅꯪꯒꯤ ꯏꯁꯤꯡꯗꯨ ꯑꯩ ꯁꯣꯛꯄꯤꯒꯦ, ꯑꯗꯨꯒ ꯌꯨꯝ ꯐꯥꯎꯕꯁꯨ ꯄꯨꯕꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯁꯥꯃꯨꯗꯨ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯈꯔ ꯃꯨꯛꯈꯥꯏꯔꯒ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯏꯁꯤꯡ ꯄꯨꯜ ꯑꯗꯨꯕꯨ ꯂꯧꯔꯝꯃꯤ꯫ ꯁꯥꯃꯨꯅ ꯂꯥꯏꯖꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯂꯥꯛꯑꯣ ꯂꯥꯏꯖ, ꯏꯁꯤꯡ ꯁꯣꯛꯂꯨꯔꯁꯤ, ꯁ꯭ꯋꯥꯏꯁꯦ ꯃꯤ ꯐꯠꯇꯕ ꯅꯪꯕꯨ ꯐꯥꯗꯧꯒꯤ ꯉꯥꯏꯕ ꯌꯥꯝꯅ ꯂꯩ꯫ ꯂꯥꯏꯖꯗꯨ ꯉꯛꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯑꯩ ꯐꯥꯕ ꯂꯥꯛꯂꯕꯁꯨ ꯑꯩꯕꯨ ꯀꯟꯕꯤꯅꯕ ꯏꯕꯨꯡ ꯁꯥꯃꯨ ꯂꯩꯔꯤꯕꯁꯤꯗꯤ? ꯂꯥꯏꯖꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯃꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯁꯥꯃꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯁꯥꯃꯨ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯉꯩ ꯅꯪꯕꯨ ꯀꯅꯥꯅꯁꯨ ꯐꯥꯕ ꯃꯇꯤꯛ ꯅꯠꯇꯦ, ꯆꯠꯁꯤ ꯆꯠꯂꯨ, ꯏꯁꯤꯡ ꯁꯣꯛꯂꯨꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯃꯨ ꯑꯃꯗꯤ ꯂꯥꯏꯖ ꯑꯅꯤꯗꯨ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯅꯕ ꯀꯨꯝꯈꯤ꯫ ꯁꯥꯃꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯇꯣꯝꯆꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯔꯨꯞ ꯁꯥꯃꯨꯅ ꯂꯥꯏꯖꯗ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯨꯕꯨ ꯀꯔꯤ? ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯔꯣꯏꯁꯤ, ꯅꯪꯕꯨ ꯐꯥꯗꯧꯕ ꯃꯤ ꯌꯥꯝꯅ ꯂꯩ ꯍꯥꯏꯕ, ꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯗꯅꯤꯅꯦ, ꯀꯌꯥꯗ ꯃꯕꯨꯛ ꯆꯦꯜ ꯄꯤꯛꯂꯤꯕꯅꯣ ꯃꯔꯨꯞ ꯁꯥꯃꯨ ꯑꯁꯤ? ꯄꯥꯈꯪ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯥꯏꯖꯕꯨ ꯂꯨꯝꯂꯛꯂꯤꯕꯁꯦ ꯐꯅ ꯀꯨꯏꯔꯦ, ꯑꯗꯨꯒ ꯂꯥꯏꯖꯅ ꯉꯁꯤ ꯃꯥꯕꯨ ꯏꯁꯤꯡ ꯁꯣꯛꯄꯤꯌꯨ ꯍꯥꯏꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯕꯨ ꯃꯤ ꯐꯠꯇꯕ ꯑꯣꯏꯅ ꯇꯥꯍꯟꯕ꯫ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯥꯏꯖꯕꯨ ꯂꯨꯝꯂꯛꯂꯤꯕꯁꯦ ꯑꯔꯦꯝꯕ ꯇꯥꯔꯕꯀꯣ? ꯂꯥꯏꯖ ꯑꯁꯦ ꯃꯔꯨꯞ ꯁꯥꯃꯨꯒꯤ ꯑꯗꯨꯝ ꯑꯣꯏꯈꯤꯕ ꯇꯥꯕꯅꯤꯅꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯥꯃꯨꯒ ꯂꯥꯏꯖꯒꯗꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯒ ꯀꯥꯔꯛꯂꯤꯕꯗꯨ ꯎꯕꯗ ꯄꯥꯈꯪ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯁꯥꯃꯨꯅ ꯂꯥꯏꯖꯒꯤ ꯏꯁꯤꯡ ꯄꯨꯜ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯃꯤꯟꯅꯈ꯭ꯔꯤꯕ ꯑꯗꯨ
ꯁꯥꯃꯨꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯆꯥꯛꯅ ꯌꯦꯡꯂꯝꯃꯤ꯫ ꯄꯥꯈꯪ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯣ ꯂꯥꯏꯖꯁꯦ ꯃꯃꯥꯏ ꯀꯟꯕ ꯃꯔꯨꯞ ꯁꯥꯃꯨꯒꯤ ꯁꯣꯏꯗꯅ ꯑꯣꯏꯈ꯭ꯔꯅꯤ꯫ ꯀꯥꯟꯗꯦ ꯃꯔꯨꯞ ꯃꯌꯥꯝ, ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯒꯗꯕꯩ ꯁꯔꯨꯛ ꯊꯕꯛ ꯑꯣꯏꯅ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯨꯔꯁꯤ꯫ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯄꯥꯈꯪ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯕ ꯀꯥꯏꯅ ꯍꯟꯅꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯁꯥꯃꯨꯅ ꯂꯥꯏꯖꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯣꯏꯅꯕꯗꯒꯤ ꯁꯥꯃꯨ ꯑꯃꯗꯤ ꯂꯥꯏꯖ ꯑꯅꯤꯁꯤ ꯅꯨꯡꯁꯤꯅꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯂꯦꯝꯕꯤꯗꯨ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯃꯌꯨꯝꯒꯤ ꯂꯝꯕꯤꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯕꯅ ꯂꯝꯕꯤ ꯂꯝꯖꯥꯎ ꯑꯗꯨꯗ ꯃꯤꯁꯨ ꯏꯇꯥꯛ ꯇꯥꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯗꯨ ꯃꯌꯨꯝ ꯌꯧꯅꯕ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯥꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯁꯣꯜꯂꯕꯤ, ꯈ꯭ꯋꯥꯡ ꯀꯣꯜꯂꯕꯤ ꯑꯍꯜ ꯍꯅꯨꯕꯤ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯄꯥ ꯍꯦꯟꯗꯣꯔꯛꯂꯕ ꯃꯇꯨꯡ ꯂꯦꯝꯕꯤꯗꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯃꯇꯝ ꯑꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯑꯁꯨꯛ ꯁꯣꯜꯂꯕꯤ ꯑꯕꯣꯛ ꯑꯁꯤꯅ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕꯁꯦ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯍꯪꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯤꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ꯫ ꯑꯕꯣꯛ, ꯃꯇꯝ ꯑꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯑꯕꯣꯛꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯝꯂꯤꯕꯅꯣ? ꯂꯦꯝꯕꯤꯅ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯏꯁꯨ ꯅꯨꯄꯤ, ꯑꯕꯣꯛꯁꯦ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯈꯖꯤꯛꯇ ꯁꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯋꯥꯃꯟꯗꯅ ꯄꯣꯊꯥꯔꯝꯂꯤꯕꯅꯤ꯫ ꯑꯗꯨꯛ ꯁꯣꯜꯂꯕꯤ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯂꯦꯝꯕꯤꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯕꯣꯛ, ꯅꯁꯨꯅ ꯁꯣꯛꯇꯨꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡꯁꯦ ꯑꯕꯣꯛꯀꯤ ꯄꯨꯜ ꯑꯁꯤꯗ ꯍꯩꯖꯤꯜꯂꯒꯦ, ꯑꯗꯨꯒ ꯑꯩꯒꯤ ꯑꯃꯨꯛ ꯁꯣꯛꯂꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯗꯨ ꯃꯥꯅ ꯇꯨꯔꯦꯜꯗꯒꯤ ꯁꯣꯛꯂꯨꯔꯤꯕ ꯏꯁꯤꯡ ꯑꯗꯨꯕꯨ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯏꯁꯤꯡ ꯄꯨꯜ ꯑꯗꯨꯗ ꯍꯩꯕꯤꯔꯝꯃꯤ꯫ ꯂꯦꯝꯕꯤꯒꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯇꯧ ꯑꯗꯨꯗ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯁꯨꯅ ꯋꯥꯅ ꯁꯣꯛꯇꯨꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡ ꯑꯁꯤ ꯑꯕꯣꯛꯀꯤꯗ ꯍꯩꯔꯝꯂꯕꯗꯤ ꯏꯁꯨꯒꯤꯗꯤ ꯀꯝꯗꯧꯅꯤ? ꯂꯦꯝꯕꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯑꯕꯣꯛ, ꯅꯁꯨꯒꯤꯗꯤ ꯑꯃꯨꯛ ꯍꯟꯗꯨꯅ ꯁꯣꯛꯂꯨꯔꯒꯦ꯫ ꯃꯇꯝ ꯑꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯑꯕꯣꯛ ꯍꯟꯅꯕ ꯇꯧꯕꯤꯔꯣ꯫ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯁꯨꯗꯤ꯫ ꯑꯗꯨꯗꯤ ꯑꯕꯣꯛ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯒꯦꯀꯣ꯫ ꯂꯦꯝꯕꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯑꯕꯣꯛ, ꯍꯟꯕꯤꯔꯣ꯫ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨ ꯃꯥꯒꯤ ꯏꯁꯤꯡ ꯄꯨꯜ ꯑꯗꯨ ꯊꯥꯡꯒꯠꯀꯦ ꯍꯥꯏꯅ ꯇꯧꯕꯗ ꯉꯝꯂꯝꯗꯦ꯫ ꯑꯌꯣ ꯑꯌꯣ, ꯈ꯭ꯋꯥꯡꯁꯦ ꯇꯦꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦꯅꯦ꯫ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯂꯦꯝꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯕꯣꯛꯀꯤ ꯏꯁꯤꯡꯁꯦ ꯅꯁꯨꯅ ꯑꯕꯣꯛꯀꯤ ꯂꯩꯐꯝ ꯑꯗꯨ ꯌꯧꯅꯕ ꯄꯨꯕꯤꯔꯒꯦ꯫ ꯑꯕꯣꯛꯅ ꯂꯝꯕꯤ ꯆꯤꯡꯂꯨ꯫ ꯂꯦꯝꯕꯤ ꯃꯥꯒꯤ ꯏꯁꯤꯡ ꯄꯨꯜ ꯑꯗꯨꯕꯨ ꯃꯐꯝ ꯆꯥꯅ ꯊꯝꯖꯤꯜꯂꯝꯂꯒ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯏꯁꯤꯡ ꯄꯨꯜ ꯑꯗꯨ ꯄꯨꯗꯨꯅ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯌꯨꯝꯗ ꯆꯠꯃꯤꯟꯅꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯦꯝꯕꯤꯒꯤ ꯑꯄꯣꯛꯄ ꯃꯄꯥ ꯇꯣꯃꯥꯜ ꯑꯗꯨ ꯃꯇꯝ ꯀꯨꯏꯅ ꯂꯪꯐꯩ ꯆꯠꯂꯨꯕ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯣꯃꯥꯜꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯊꯔꯣ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯂꯥꯏꯖꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯦꯟꯊꯣꯔꯛꯂꯒ ꯃꯩ ꯑꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯂꯦꯝꯕꯤ ꯎꯗꯕ ꯑꯗꯨꯗ ꯇꯣꯃꯥꯜꯗꯨ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯟꯖꯩ꯫ ꯏꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯂꯦꯝꯕꯤꯗꯨꯕꯨ ꯃꯄꯥ ꯑꯩ ꯍꯜꯂꯛꯄꯒꯤ ꯂꯥꯡꯅꯔꯤꯕ ꯑꯁꯤꯕꯨ ꯇꯁꯦꯡꯅ ꯇꯥꯗꯕ ꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒꯅ ꯃꯄꯥ ꯑꯩꯅ ꯊꯑꯣꯏꯕꯤꯗꯕ ꯑꯗꯨꯗ ꯏꯆꯥꯗꯨ ꯋꯥꯔꯧꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇ꯭ꯔꯤꯕꯔꯥ? ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯊꯔꯣꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯀꯔꯤ ꯇꯧꯔꯕꯒꯦ ꯎꯪꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯑꯗꯨꯕꯣ? ꯇꯣꯃꯥꯜꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯍꯥꯏ ꯃꯃꯥ, ꯏꯆꯥ ꯑꯇꯣꯟꯕꯤꯗꯤ ꯎꯗꯦ, ꯃꯥꯕꯨ ꯃꯁꯥꯒ ꯉꯝꯗ꯭ꯔꯕꯔꯣ? ꯊꯔꯣꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯅꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯣ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯂꯨꯅꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯍꯜꯂꯛꯂꯅꯤ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯂꯒꯅꯤ꯫ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯄꯣꯊꯥꯕꯤꯔꯣ꯫ ꯂꯥꯏꯖꯅ ꯃꯄꯥ ꯇꯣꯃꯥꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯕꯥꯕꯥ, ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯄꯗ ꯏꯃꯥꯒ ꯑꯩꯒ ꯏꯅꯥꯎꯒ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯀꯔꯤ ꯂꯩꯔꯛꯄꯒꯦ? ꯇꯣꯃꯥꯜꯅ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯥ ꯑꯅꯤꯒꯤꯁꯨ ꯅꯃꯥꯒꯤꯁꯨ ꯐꯤ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯏꯄꯥꯅ ꯂꯩꯔꯛꯄꯅꯤ꯫ ꯏꯄꯥꯒꯤ ꯄꯣꯠꯌꯣꯝꯗꯣ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯣ꯫ ꯂꯥꯏꯖꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯕꯥꯕꯥ, ꯏꯅꯥꯎ ꯂꯦꯝꯕꯤ ꯍꯜꯂꯛꯂꯀꯥꯟꯗ ꯑꯣꯏꯅ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯒꯦ꯫ ꯇꯣꯃꯥꯜꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯅꯥꯎ ꯅꯨꯄꯤ ꯍꯜꯂꯛꯂꯒ ꯍꯦꯛ ꯌꯦꯡꯃꯤꯟꯅꯔꯣ, ꯆꯪꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯈꯤ꯫
Nakal amaromdana lembi amadi ahal hanubi anido hanubi adugi mayumda yaurammi. Hanubi adugi yum yauraba aduda lembi na ahal hanubi aduda asumna hairami. Haujikti aboki yum yaurabanina nasusu amuk hankragi. Ahal hanubi aduna asumna amuk khumlai. Ngaiko abok na isuda karigumba ama pige ngaihaktang leiramko. Hanubi adu imungda changluraga karigumba mayom macha ama paituna thoklaklaga lembi da pirami. Lembi su ahal hanubi aduna pirakliba mayom adubu laurami. Pirakliba mayom adubu karino haiba yamna khangningna lembi na ahal hanubi aduda asumna hanglai. Abokna nasu ingonda pibiriba mayom macha asibu kari oirabano nasuda amukta haibiyuba. Ahal hanubi aduna noklaga asumna hairi. Abokna isuda piriba mayom mado atai kari amata natti pambi makhal kaya ama punchinduna abokna semba hidakni. Lembi amukso asumna hangjari. Abok hidak asibu karigi nasuda pibiribano aduga hidak asina karigi hidak oirabano. Ahal hanubi aduna amuk asumna hairi. Isugi minungsi 𝗧𝗵𝗆𝗆 aduda abokna pinman kiduna hidak ase isuda piribani. Hidak ado 𝗬𝗵𝗵 hidak amanate. Hidak adubu hek tairabadi isugi hakchangda leiramliba 𝗥𝗵 mayam ado loina 𝗥𝗲𝗁 Ahal hanubi adugi wadu tabada lembi yamna haraujarami. Lembi na ahal hanubi adubo nungsina konbirami. Ahal hanubi aduna lembida asumna hairi. Isu nupi matamse yamna thengjindringai isu su yumda hannaba tauro. Lembi na khumi. Abok nasu amuk hanjakrage. Asi hairamlaga lembido maithongda monokduna harau magi ising pul thanamliba mafam aduda pul adubu lawba laklami. Matam adu sandhya yachangbagi mamli tauri. Lembi na magi ising pul adubu lawge haiduna 𝗧𝗵𝗵 aduda changki. Tanja aduda khul adudagi 𝗪𝗵𝗆 kauba pakhang nupa ama mathanta wa ngangang laklami. Mige taisanchingdi numitpu hek changkradi mayumda masana dum hanjari. Aduga aikoigi sanhatam adudi yumda karakan haibase khangrabara kari. Masigi sanhatam asigi haktakta aise ꯅꯨꯡꯉꯥꯏꯐꯝꯒ ꯑꯃꯠꯇ ꯈꯪꯂꯔꯣꯏꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯁꯟꯍꯥꯇꯝ ꯑꯗꯨ ꯀꯥꯔꯛꯇꯕꯒꯤ ꯉꯥꯡꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨꯗ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯄꯨꯜ ꯂꯧꯊꯣꯛꯂꯒ ꯊꯣꯔꯛꯄꯤ ꯂꯦꯝꯕꯤꯒ ꯍꯦꯛ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯂꯦꯝꯕꯤꯕꯨ ꯎꯕꯗ ꯉꯥꯡꯗꯨꯅ ꯂꯥꯛꯈꯤꯕ ꯈꯝꯕꯇꯣꯟꯗꯨ ꯄꯥꯈꯠꯄꯅ ꯃꯁꯥꯗꯨ ꯅꯤꯛꯂꯝꯃꯤ꯫ ꯀꯞꯂꯤ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯑꯣ, ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕ ꯃꯥꯜꯂꯤ꯫ ꯑꯩꯒꯤ ꯁꯟꯍꯥꯇꯝ ꯑꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯂꯕꯗꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯗꯁꯥꯁꯦ ꯇꯥꯖꯔꯝꯂꯣꯏꯗꯕꯅꯤꯀꯣ"꯫ ꯈꯝꯕꯇꯣꯟꯅ ꯀꯤꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯦꯝꯕꯤꯗꯨ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯈꯥꯡꯖꯤꯜꯂꯤ꯫ ꯂꯦꯝꯕꯤꯗꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯑꯁꯤꯕꯨ ꯅꯨꯄꯥꯅꯤ, ꯑꯁꯨꯛ ꯀꯤꯒꯟꯕ ꯅꯨꯄꯥꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯥꯅꯣ? ꯃꯝꯁꯤꯜꯂꯛꯄ ꯑꯁꯤꯗ ꯃꯥꯅ ꯑꯩꯒꯤ ꯁꯛꯁꯦ ꯎꯗꯕ ꯑꯁꯤꯗ ꯑꯩꯁꯦ ꯂꯥꯏ ꯐꯠꯇꯕ ꯑꯣꯏꯅ ꯈꯟꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯈꯪꯒꯅꯤ ꯅꯨꯄꯥꯁꯦ ꯁꯥꯟꯅꯒꯦꯕ"꯫ ꯂꯦꯝꯕꯤꯅ ꯈꯝꯕꯇꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯅꯨꯄꯥ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ?" ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯈꯝꯕꯇꯣꯟꯗꯨ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯈꯝꯕꯇꯣꯟꯗꯨ ꯇꯁꯦꯡꯅ ꯀꯞꯂꯒ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯏ, "ꯑꯩꯗꯤ ꯑꯩꯒꯤ ꯁꯟꯍꯥꯇꯝ ꯑꯗꯨ ꯌꯨꯝꯗ ꯀꯥꯔꯛꯇꯕ ꯑꯗꯨꯗ ꯊꯤꯕ ꯂꯥꯛꯆꯕꯅꯤ, ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯞꯊꯣꯔꯛꯏ꯫ ꯈꯝꯕꯇꯣꯟꯅ ꯑꯗꯨꯝꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯀꯞꯂꯤꯕ ꯑꯗꯨꯗ ꯂꯦꯝꯕꯤꯗꯨ ꯅꯣꯛꯂꯒ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯅꯨꯄꯥꯁꯤꯗꯤ ꯇꯁꯦꯡꯅ ꯀꯤꯔꯕ ꯃꯥꯜꯂꯦ ꯇꯧꯔꯤꯁꯤ꯫ ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯕꯁꯤꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅꯒ ꯀꯞꯄꯦ ꯍꯥꯏꯕ? ꯀꯥꯟꯅꯗꯦ, ꯌꯨꯝꯗ ꯍꯜꯂꯒꯦ"꯫ ꯂꯦꯝꯕꯤꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯈꯝꯕꯇꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯅꯨꯄꯥ, ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯀꯟꯕ ꯄꯥꯝꯂꯕꯗꯤ ꯃꯅꯤꯡꯗ ꯍꯟꯅ ꯌꯦꯡꯗꯅ ꯅꯌꯨꯝ ꯌꯧꯅꯕ ꯆꯦꯟꯈ꯭ꯔꯣ꯫ ꯀꯔꯤꯒꯨꯝꯕ ꯃꯅꯤꯡ ꯍꯟꯅ ꯌꯦꯡꯂꯛꯂꯕꯗꯤ ꯅꯪꯒꯤ ꯊꯋꯥꯏ ꯃꯥꯡꯒꯅꯤ, ꯆꯦꯜꯂꯣ"꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯈꯝꯕꯇꯣꯟꯗꯨ ꯇꯨꯡ ꯍꯟꯅ ꯌꯦꯡꯗꯅ ꯀꯟꯅ ꯍꯣꯠꯇꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯟꯈꯤ꯫ ꯂꯦꯝꯕꯤꯁꯨ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯄꯥꯇꯣꯃꯥ ꯂꯩꯔꯝꯕ ꯑꯗꯨꯗ ꯂꯦꯝꯕꯤ ꯃꯄꯥꯗ ꯀꯤꯅ ꯌꯦꯡꯖꯩ꯫ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯄꯥꯇꯣꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯄꯥꯒꯤ ꯏꯆꯥꯇꯣꯝꯕꯤ, ꯂꯥꯎ, ꯄꯥꯕꯅ ꯀꯣꯟꯒꯦ ꯂꯥꯎ"꯫ ꯃꯄꯥꯅ ꯇꯥꯊꯤꯅ ꯇꯧꯗꯨꯅ ꯂꯥꯛꯂꯕ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯖꯗ꯭ꯔꯕ ꯂꯦꯝꯕꯤꯗꯨ ꯉꯁꯤ ꯃꯄꯥꯅ ꯑꯗꯨꯝꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ
ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯃꯄꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯇꯣꯃꯥꯜꯅ ꯀꯞꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯂꯦꯝꯕꯤꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄꯤꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯁꯤꯗꯒꯤꯗꯤ ꯏꯄꯥꯅ ꯏꯆꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯊꯤꯅ ꯇꯧꯔꯔꯣꯏꯌꯦ ꯏꯆꯥꯇꯣꯟꯕꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥ ꯑꯇꯣꯟꯕꯤ ꯂꯦꯝꯕꯤꯕꯨ ꯀꯣꯟꯗꯨꯅ ꯇꯣꯃꯥꯜꯁꯨ ꯀꯞꯂꯤ꯫ ꯂꯥꯏꯖ ꯑꯃꯗꯤ ꯊꯔꯣ ꯑꯅꯤꯁꯨ ꯃꯄꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯞꯂꯝꯃꯤ꯫ ꯇꯣꯃꯥꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯉꯁꯤ ꯀꯞꯂꯤꯕ ꯑꯁꯤꯗꯒꯤꯗꯤ ꯅꯃꯥꯅꯆꯥ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯀꯞꯍꯜꯂꯔꯣꯏ꯫ ꯃꯆꯦ ꯂꯥꯏꯖꯅ ꯃꯅꯥꯎꯅꯨꯄꯤ ꯂꯦꯝꯕꯤꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯏꯆꯦꯒꯤ ꯂꯦꯝꯕꯤ, ꯅꯪꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯒ ꯃꯝꯂꯕ ꯀꯥꯟ ꯑꯁꯤꯗ ꯍꯜꯂꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯆꯦꯅ ꯍꯪꯂꯛꯂꯤꯕ ꯑꯗꯨꯗ ꯂꯦꯝꯕꯤꯅ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯆꯦꯗ ꯇꯝꯖꯔꯝꯃꯤ꯫ ꯃꯄꯥ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯗꯨꯅ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡ ꯇꯨꯝꯕ ꯆꯪꯅꯔꯝꯃꯤ꯫ ꯂꯦꯝꯕꯤꯁꯨ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯉꯛꯂꯝꯃꯤ꯫ ꯂꯦꯝꯕꯤ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯉꯁꯥꯏꯒꯤ ꯑꯕꯣꯛ ꯑꯗꯨꯅ ꯄꯤꯔꯛꯈꯤꯕ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯇꯩꯗꯨꯅ ꯉꯁꯤ ꯑꯍꯤꯡꯁꯦ ꯇꯨꯝꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯗꯨ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯅ ꯄꯤꯔꯛꯈꯤꯕ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯇꯩꯗꯨꯅ ꯇꯨꯝꯊꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ꯫ ꯂꯦꯝꯕꯤ ꯃꯥꯅ ꯇꯨꯝꯕ ꯌꯥꯍꯧꯔꯛꯄꯗ ꯃꯥꯒꯤ ꯃꯁꯥꯗ ꯂꯩꯔꯝꯕ ꯗꯥꯛꯐꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯣꯏꯅ ꯀꯣꯛꯈꯤꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯂꯦꯝꯕꯤ ꯃꯥꯒꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯄꯥ ꯃꯃꯥ ꯑꯃꯗꯤ ꯃꯆꯦꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯋꯥꯕꯇꯅ ꯃꯁꯔꯨꯛ ꯑꯣꯏꯗꯨꯅ ꯂꯥꯛꯂꯕ ꯂꯦꯝꯕꯤꯗꯨ ꯃꯥꯒꯤ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯂꯣꯏꯈꯤꯗꯨꯅ ꯃꯄꯥ ꯃꯃꯥ ꯃꯆꯦꯒ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯃꯤꯟꯅꯈꯤ꯫